sumba lesabi mchasingda pakhang sara koibibase aduga mingonda naknaba mari thambigraga lawbine haraga laithokpa sumana mi punsi mangan basidi suya yadre pakhang na bau yam phato nungsinaga pakhang na bau lesabi je koira naknaba mari thambiba aduga lapthokpa ji suya yade adui mathakta nupi thireba moina di kai da ga gi nupi koi doi kari gi no ba koi doi do mai nupi dunu su nungai gadra adai lesabi dunu su nungai gadra ba Crime Diaries की प्रोग्राम असिदा प्रोग्राम गेस्ट सिंगना व्यूअर्स सिंगदगी डोनेशन नत्रगा क्राउड फंडिंग न चिंगबा सिंग तौबदा इपो मीडिया गा मरियम त लैनजदे व्यूअर्स सिंगना डोनेशन तौबिबा मतमदा इसा इसा गी दायित्व ओइबिगनी मसिदा इपो मीडिया गा मरियम त लैनजरोय मदुगी दायित्व इपो मीडिया न लौबा ngamजरोय Ipo Media does not endorse donation or other crowdfunding activities. However, we welcome sponsors for this program. Mayambu Kurumjeri and a very good evening. Ipo Media Miang Tabir Pum the Mukpo Ahan Maktada, Suraj Kongban Tabam, the Taram Nok Chabagalan and Ekai Kum the Butcheri, Mayam Gidamuking Asisu Ipo Mudiana Series 9 Putok Cheriba Crime Diaries, Kuntra Hum Doi Suba episode Yambiri Basingbu Hana Tagacheri Loinana, Ekai Kum the Basu Ucheri, Ekoina Mayamda, Ekoina Haiza Bagi Matungina, Ekoisi Hosek, Mayamgi Blessings Haibatare, Aduga Mayamgi Pamzabagi Matung in the Su Ekoina every Wednesday and Saturday, Mayam Gidamakta Crime Diaries Series 9 and Mayam Gidamakta Pangtok Chabangamzare, Asigidamakta Mayambusu Hanana Tagachari Loinana, Mayamna Su Ekogi Ahenba subscriber Amadi, Ahenba viewers Mayamama Putok Minaraga, Manipurda Lady Ba Ekogi Zaga Sinbatungna, every nook and corner da, Ekogi Crime Diaries ki message asi Johan Biduna, Ekogi Lady Ba. Manipur Society da ekoigi leizari ba mission amadi vision haibadi crime mitigate taunabagi ekoigi policy asi mayamna su support of you hane thamjage loinana crime diaries kuntra humdoirak suba series yorakpa haibasi mayamgi support ni mayamgi nungsibi baduna yobangam zabani hane thamjage loinana crime diaries asida ekoi hana su disclaimer oina thamjari ba sungsoi soidana mayamna ningsing jage sahi 19 gi mathak Yangbina Bama de Tarani Pangi Makana, Ekogi avoid to Bina behind the Tamzage, Loinana, Crime Diaries, Habisi, Mayamgi Damakta, legal awareness, Habidi Akogi, awareness Pina Ba Amadi Akoibu, educate, Taunabagi Damakta, Minakong, Winabagi Damata Tamzabani, legal platform, Nacha de Habisi Masu Mayam, the Nisingzage, Loinana, Nasiki Contrahum to Yorokpa episode si the Su series 9 koi the sponsor to biriba mayamda mukasu lautok chage John Yatu Dimapur gi Nagaland leba John Yatu mayam break lobby daga Naga gi cuisine amadi beautiful scenic mayam ma yengbiu haina thamjage loinana ani subasisu akoi the series 9 adumak akoi the Mateng Pangbiriba Haibadi sponsor on a Tambiriba, Chakot Kongtang Institute, Haibadi CK Institute, Uripo Polem Lekai, Chakot Kongtang Institute, Mayamgi Skills Mam Extract of You, Hana Sukona Tamzagre, Haibadi Magi Course Mayama, Essential Commodities Mayama, Production Toba, Cosmetics, Beauty Care Mayama Makina, Production Tonabagi Training Mayam Ama, Mayamgi Damak Tamzari Loinana, Sentok Lambidang Natabida, Entrepreneurship Pakapayabagi, Platform Obayaba Adugumlaba Institute Mayam Visit of You Amadikana ba coursing lobby haina thamjage aduga ahum suba sponsor sing asidi yam nauna akhoi gi damakta mayamda yamna su mayam gi oiba yamna kanaraba akhoi gi platform amani haibadi Sangai Services Private Limited Uripok Taurang bam lekai Sangai Services na specially akhoi gi Manipur Society da sendan gambi leiza hogdaba laik laisu kitang wa loba amadi akhoi gi khamthengna Waraba Haina Koina Kanaba Singda Sangai Services na Mayam Gidamakta Putuna Luxury Ekogi Ahi skills sing Putok Piraga Sangai Services Lengbi Raglaga Isa Isagi Sentok Lambi Sung Soy Dana Lehenbiu Haina Tamzage Loinana Sangai Services da Mayam Piri Basi Koi Larik Haiba Larik Haihodraba Singisu Kudong Chaba Mayama Lady Habidi Manipur Su Ekogi Office Chatpump Singda Mi Lezadaba Miro Lezadaba Taba Inkang Subi Nabami Watpa Sing Kayada Su Sangai Services na platform asidagi mipom khuding makki haibadagi larik haibadagi na larik haitaba
कांगबुगिसु यावना प्लेटफॉर्म से पीरगा सेंदान लंबी अमदी इसागे सेंथोक लंबी लेरगा इसासी नुंगाइना वखल नुंगाइना हिंगबिनबगी पांदमदा संगाई सर्विसेस न मयामगी दमकता सर्विस पिजरी मयाम संगाई सर्विस लाकपीरगा दरकार लेबसिंगना सुंगसोय सोयदना लाकपीरगा इसागे सेंथोक लंबी लेहनबियु हाइना थमजगे अखोगे संगाई सर्विस प्राइवेट लिमिटेड उरिपोक तौरांबम लेकाई कॉन्टैक्ट नंबर ना 7005071707 अमुक्तंगा हन्ना निसिंगजगे 7005071770 दा सुंगसोय सोयदना लाकपीरगा अखोगे खुदोंग चाबसे लबियु हाइना थमजगे ngasi कुंथ्रा हुमदोइरक सुबा एपिसोड सिदा ओजानसु अखोगे मयामगे दमकता ओजा रोबिता लेमसु स्टूडियो लेंसिनदुना लेजरे अदुगा ओजाना ngasi की टॉपिक सी यामना साथीबा मनी मयाम मुन्ना तामिनसी अमदी कमेंसु सुंगसो सोयदना थंबिरा उ लोइनना खना नैनमिनसी अफबा करमबनो हाइबदु मखोय खंथमिनसी हाइबसी म थमजगे ngasi की टॉपिक सी मांगहौरबा लैसाबी सिंह हाइना थंबिरी मांगहौरबा लैसाबी सिंह सिना करमबा मोंगदा क्राइम लाई करमबा मोंगदा अखोगी लाइफ सी करियर अमदी अखोगी लाइफ सी स्पॉइल तोबिरखिबनो अमदी मसिना करमबा मखलदा क्राइम सी चेनबनो हाइबदम ओजादगी लौमिनसी ओजाबु तराम नोक्चरी ओजा ngasi की क्राइम डायरीज एपिसोड 13 योरपसी अखोइसी ओजाना अखोइ पुन्ना कमिटमेंट थंबिखिबा वेडनेसडे अमदी सैटरडे थंबसी अखोइसी चथजब ngамजरे ओजागी वाखलोनसु थंबियु अमदी ओजागी अखोइगी मतंग चाना अखोइगी थंबिरिबा मांगहौरबा लैसाबी सिंह हाइबसिगी अर्थ अमदी सिगी वाखलोन सिगी वारी सिंगदुसु मखंग थंबियु हाइन थमजगे हान मक्तदा इपो मीडिया की सब्सक्राइबर सिंबु इकोकनोना खोलमजरी ngasi अखोइगी कइनोजे संगाई सर्विसेस की इनाउजिंग सिल्लिबा अखोइगी थोइदोंना थबक गांग थीरिबा जिंग लाइक के मंगांग खरा वाटहौरबा होय युम अदुना अदगी मुकनागुंबना इमुंग मनुंगी अंगांग सेनबगी अहन सेबागी ऑफिस लोइ चथोखरगा इमुंग द मी लैतबगी इमुंगी थबक गांगी नंगनादबगी पांबीबा अदुंबा अखोइगी इचे इनाउजिंग अदुंबा जिंगना हारिबा संगाई सर्विसेस द पाव फाउपीरगा अदुमक थबक फंगबई खुदोंग चाबा लेरेको अदै मु इमुंगी मी अखोइदा जुंगाइरे यामना सेनबियु अंगांग लौनबा अदै इमुंग मनुंगी थबक इंगांगी ना यामना हंगबला एबा संगाइदा लोइनमक पाव फाउनरगा दुम यारे अनिमकी होय माने संगाइदा फैसिलिटीज लोइ लेरे असिदि आइजे थबक से यामन गिदना कनो तवे केबो खोटपसो अमत संगद्रे कनो इनाउ नुपी याम नुसिए इनाउ नुपी जे को इचा नुपी हाइतारे माजे होय होय थांमैबल लौरुंग प्रेल लेकाइदगी इचा नुपी बिबिला तनु इचा नुपी जना याम लागा सिगी कनो सुतसे माना थौजाल गी गिफ्ट हादो नांगना को होय होय अदो खुदोन तौबिरमबने अदो नुसी मंदना आइना ngarang je tairaga isam sam na ngasi lenin sutse set ke na selak pone ngasi di ai kan makeup adagi kano jing sponsor me am do nang dress sang dress ta senjal laga phalau tawrage ai ngasi makeup kam ta nang aroi na senjal le ado aina di thoi dong na am kening ba adagi yam makeup tawning ba dai pirol kano jing do yam setning janing bai kai su ai ngon da laite ke ba sang dra matam ne du hal loi rabani na ke ba su yam tal le ba adum tri salam ga phi me yan chal laga akoi gi phane asam se khaga thabak sa khaga nungai ke ba se ke ni kham tang wai ba ko matam su sang boy ba matam su sang ba ke ba se ngamak tre ba ado mit ta ga kai ba si ma ha pa do pa hai bra adu ga je pun si da ha pak pa natri mi magi lhong khong dong ba je atop gi di ai jat pa sang da mina satre dana ado ai gi hek oi ba isan ni sa de ipang bi hek inau sumbagi yaw da ya da ba ga je ai pa nung ga happy ba sang ba na te ba ai na dong khara kare rani pi ma ga ma pa nai ban sat se jaram chat pa ne ba yam sam na pa ha pa ga je saina da ba na mit se ko as kai nom na kan da dong yam ai na da ba mi ne ba pan ba do ada inga da inau jing jina nung si da nei che makeup sponsor tau jage ke हाइब दा अदगी फी स्पॉन्सर तौजगे मोइजु फी गे रेंटल कनो तौरी बन्ने को अदुम बदो आइना खतंग कनो तौबियो हाइबदुदा अदुम सेट पे वानी तोंग यामना मतम ग संग बनत्रे अदो निंगो जाकौबुगी होजिसे फी स्पॉन्सर तौबियो ने याम कतना हाइने अदो एस आई ngasi याम त संगरोय आई कनोम से चलाई त जाखरागे को न लाइने आइजे होय होय अदो कनो से अतई अतई हाइनिंग बा मैम जे होरेन आरोय बे लोय हाइजगे मैम जन वारी होबिरो ना कमेंट को खांग बलाक पंगम दे दन वारी हाना हौजगे अदो वेडनेसडे दा हाफ की एपिसोड तो अदुदा मैम ना कायरबा इमुंगी कनो मैम दो अंगांग हुंदोगा मयुम पालगा मसा पोक्थोगा खाइनारागा मयुम मसा दो हुंदोगा मयुम पालिबा नुपी मयुम पालिबा
nupa amamuk thiriba nupa na angangsinggi awaba khangdrana yam sauna haurabani yamna amu aina nungsi jairak se mayam aidi yam lininge bako nungsi jairak se soigre nupadi sanani haiba filamani jam yet sanai bako aduna nupadi sanani jam libiu ana mayam loi haurabani aina zu yam lininge lining bana zu ngaure tongan basigina magul labani adui wari duna do kaino tawrke ai ngasi di prepare tawbo khotpa nangaktre bako matang sabada hekle la adai mo aina handak se laiba khoi gi kaino mayam sidane case crime haitare khoi gi pi thawdok mayam sida aina mamang da su haijagre lai chabi yoi base asuki matik lakhre ba lai chabi si kayam manghore habse asuki matik mangchale ba aduna sigi topic si khana hawda ba sung ya dadana ai si ji oina pakhale e bako asuki matik manghore mayam punna khangmina ji naina mina je duga icha nupi lai chabi leiba mama ga ina ne ngasigi manghoraba lai chabi sing haiba topic si dine mama su tabiro adu icha lai chabi sing du ju tahan biro masam sa da thoba masam sa da khoina thengna gi ba jing adai masa da thoga ne tuminna di lai chalaba masa di manghoraba ningba kairaga adom khoidou chawgalaga tawbang khangdana tension lamda depression lamda lairiba lai chabi mayam asidi laaga leaderabane ba akhoina mangiba sumaina moi kanamta manghaningde aduna amtangdi masi libiyo na ko liba laknarabane aduna isa da thokdringai da thoktana hona horaseba kaigumba isa lai chabi jingduna ne sigi kanosi fazana moina taw yaraba phare karigumba taw yadraba ngaw ngausana be khakhachana ba sumba wari watai taning da lay bako khakhachana ba yeng thodom thokanda di mama ba du kai ba nang doini ko chen doine bako aduna kaigumba taw yadre dana ko mangak to pai namjal ta hallo tahan da su yadraba tahan da ba yadaba banina moina soira mang kanda imung manung loi ja soi wai adai mam pa de akhoi bok yaung na wai bako adai pra sida yango rims ta kai da hojikse Jenims psychiatrist watch the Chavimsa Camley, Sina Bakaina Bagi, who got Taiba Sidi, but Horialiba, Mam Ziangova, Ada Manga Manga Hodim Neba, Aduna, Mam Puna Size, Gantam, and never see topics here, Pacalapaneva. A handba, what is he called? Quickie, IBMZ, Toidona, Mahimasin, Jayamna, qualified oiraba, the Chavim Sanico. Mazi, Master Lawyer, Mapalam, the Loibani, Aduga Muksu. Kind of moise mama sinane mama kan paga sina mapa sina thabak macha ama taweba adu mabung jiga moini je mapan da loina mai tam je thaba macha di yam semjaning bai mungoi bdo angang oi ngai de macha yam semjaba kadai de soi gi dagen lai pai bai matam eka je tor yam section na lai sikap ta yam section no hona jaba moi mung ji da di ko adu thoidong na moi gi lai kai sagai kai ji da ju moi je izat lam da ju loi leina bo oiba adu gi aduga Masano PG Master Jello Moy Aduna Admina Mahitamak Pasidane Masagi Paisanu Sazi Putaiba Amade Karpusan Amade Kalaksan Masanis di Master Loira Dina Tana Nabadana Migi Matoi Pui Wai Boko Adamina Adadi Masanis in Loira Tola Kana di Mamana Wabasi Ubada Moinijana home to Toragana Pasazi Taleba 1 hour dane 7,000 sida is ayuk pung mari sida gimana humde hogaledana ma breakfast ka isarga gari thawrani aduga mathang angang si mayum da satlaga lai ta ine bako adulaida ma je science su math su ta e man ta pase ko ya maro ba subject su pai ba aduga maya mabungje magi mabungji ju admai chatleba pung mari da gina moi tai je manga ga minute tara sat pe lambi minute tara se manga minute tara da gi mu manga hairo ne ko taruk hairo tariat sumaina pung tariat phauze minute tara lambi gi khaga pung tare makhai da ngang lai ta ayuk ke sip ahum ne ba adai nungdin gi jana pung ahum da gi hau bajina ne pung mari manga taruk tariat nipa sip manga ne ba nungdin da ta minute tara gap thamaga aduna di pung mapan khai da yore e ba moi ni ro ko ko admai nong mada sip nipan ta khala ineba aduga paisa je admaina 56,000 mukta lineba tham to ko ibe majina adai mabung na jo admaina torga mi gi paisa ka je khaga inkhat ba adai sendoi nung doi hun ba marup nung yaw ba torga moi je mai inkhala leibe imung ama khak ne ba ko macha jing je gyan yam taraga adai mu lai kaina gyan ta na loina respect tong nei
मा गाड़ी मचा अमदा मागी कनो चटपा मतम चान चटपसदे हेना तै थबक चट्टे अंगांग स्कूल चटनागिबा मतम दुदना मा मयुमदा पोथार लई हुरेन अमुक पुंग अहुंगी ट्यूशन नंगना बंग चेनदोइमिदना अमाइ तवेबा अदु मा मसासु मु UPSC exam थागेना कन्ना होना जैनेबा अदु मरक्तो मा लाइकसु पाजरिनेबको अदुमाइना माना सुम अचौबो ऑफिसर अमगा ओइबगा याम पामबको माना अदुगुमलबा यामना क्वालिफाई सु ओइरबा ज्ञानजु तारबा IBM असिदने मादो मसम तौजु फजै कुसु कमेन यामना मागी स्किन फजै तनान तनाली अदुगा लाइलाइसु हैबा अंगांग लेसाबि मचागी हौनबी याम मसाजे स्टैंडर्ड लैको माजे पेन mandadana लागा वारी से लीडरिनेबा अदु माना करी तौगदगे मसा मथंदा डिप्रेशन चलकपा सीनाबो होनरुरबनि सी हौदबनिको अदमाइना द माना वारी से लीडरिने अदा माजे अदमाइना लैबसिदा खोइगी अतोप स्टेट की मसा हाइरगेको खोइ मणिपुरी मसा मैते मसा दिन नत्रे अतोप स्टेट की लमगी मसा मा खोइसिदा माजे ट्रेनिंग अमा तौरगा लैबनेबा मागी थबक्तु जै फजना हाइररोइगेबा अदो ट्रेनिंग अमा तौर लैबा अदुदा IBM असिगा थेंगनारुरेबा मागी कनो मफमसिदा माजु कैगुम थबा मगी चलुबदा मबाइनजे मसक्सि उनगिबदै थेंगनारुरेबको अदा हाइरिबा मफमसिदा माजु खितंग अदुम तोइना चटपा ओइरेबा IBM असे मागी थबक्तुना मरम ओइरगा चट्टा यादबको अदु चटपसिदा सुम तोइना थेंगनारपदगी मागी हे कनोगासे जुकी नुपासनसु मतेंग पांगसन बिरकपा अदै माना कनो हे खंगदसु अदुम माने हे मतेंग पांगसन बिरकपा सुम तोरम बाइजे सुम खंगनगरे नकनगरेबा अदै फोन नंबर लौनरेको अदै दुम वारी वताइजे मबानजे दुम सारे वारी नुपादुदी अतोप स्टेट की मचानिना मैतैलोन खंगबा नते वानजे इंग्लिश दुम सारे वारीजेको अमाइ सा कांदा अदुम नुपीजे ए हयेंदे आई लाकनी अदु तौनेना मोइगे ट्रेनिंग मफमजिदको माजु दुम गाइरम्बा दे केनोम सामिन्नाबा अदमाइना हम समना मबानिजे नुंसिनारेको अदुगा वारी वताइजे नुंदांग कोइ तुममदाइ थबक लोइनाबा मतमजे अदुम वारी साबजे मबानि हेबिट ओइखरेबा नुपीजिजु मागी मथौ सिनबगा कनो मयामजिना माजु मागी अदुमाइना कोइगी कनो अमता वारी साबंग खोपम जे मा लैतेबा लाइलाइसु अदुम कन्ना होनरकपनिना माजे मुसु कनो जु तवेबा कनो मतमजु फंगदबा अदुमबगी रोमांस की कनो जु लैतबा मवंदा अदुम लाइक से खक्ता होनाबा अदो जिति मतम चाराबनिना सुम मी अमा अदुमाइन थेंगनारगो वारी साबै नुंगाइबा ना अवा पथाबा माना तौरिबा नोमगी थबक चलिबा तौरिबा दै ट्यूशन की आंगांजिंगी ए अदु आंगांदुना अदुमाइन तौई अदु गाइना सारा नुंगाइबा मखक मवंदजु पथाबम लाएबा अदै नुपाजुगिजु लोइ लिरे मंगोंदा अवाना मयाम अजिको मासे यामना ज्ञान ताबा वांगांबदे याम लेमबा अदुमाइना नुपीसिना उई खल्ले माइ मो ओमा तौदना माना हाय वाई माना नुपीसिना याम नुसिजग्रिजे साइगी माजे ब्रोकन फैमिली ने मा मपागा माजे खाइनारगा लैबनी माना ममागा लै अदो मपादुनि नुपी लोनग्रे हन्ना येंगदे अदो अखोई अइना पिइङाइदा खोइ मागा पागासे याम खन्नाबा अदुदगी अइजे दुम खन्नाबा मारक्सि ज्ञान तारखि खन्नाबा फुन्नाबा अइना कीदना लोटपा अदुम्बा मयामसिदगी अइजे ज्ञान तारखि अदुगा इमाना अइजे पुरगा लाखि अदु याम वाना इमाना अइजे सेमai अदु नंगदी लाइरेक नतना अखोइना नंग मी ओहेनबा ngambay कनो कैमता लैते अदुना नंगना बिजनेस अमा तहन्नि हाबिजु पैसा लैते ना इमाजन याम वाना मिगी थबा इंगांग सुबा खोटपगा चटलगा अइजे होनरै अदुना अइना लाइक याम पारई अमाइ तौरगा अइना ngasi कनो तौरइबा मागी जुकी थबक ट्रेनिंग तौरइदो आई इसाना लाइक पारगा सिजे एग्जाम थारगा खलकपा पोटनी अदुना अइना इमाना याम पेनजै सिजे लोरगा अइना ट्रेनिंग जे लोरगा तोलोका सारगा इमाजे याम नुंगाइना थमगेना आई खल्ली गाइनको अदुइदा ए नो इमानाबो अइसे यागद्रा खोटकद्राना ए यानि कोइ मादि अइना अपाम्बदुनि मागी अपाम्बजेना अदो मागी इमुंग मनुंगे अदुम्बा वारी मयामजे नुपीजिनासु माजे याम नुसिरेबको इमुंग मनुंगी वाना सुमाइ हौरकपने अवाबा मसा खंगबने अदुना मिनुंगसि खंगबा मिनि माजे अदुगा नुपी हाइबा नुपीजिजु माना नुपाजना हाइबको नुपी हाइबा नुपीजे अइ याम नुंगसि नुपीजे याम नुंगसि नुपी अवाबा खंगी गाइना कोइ माना वारकपा मयाम अदुना अइति नुपीसे याम रेस्पेक्ट तौजै गाइनाको अदा मानाजु याम नुंगसिबा दे मागीजु मु मागी अवाबा वारी मोइ मुंगी करिगे मानजु ओइ लिरेबा माइना अखोइ मुंगजिजु कनो तौई अना माजु लोइ लिरे अखोइ माइ लाइक तो खनबदा पैसा नुसा मिओंदै पुसल्ली मथोइ हुल्ली अखोइना ट्यूशन चटलगा अना तौरकांदा हुजिसु सुम्बजे अमता चटबिदा आई UPSC थाबगी लाइक खक पा लैनिंगे अदुबु इमुंगी पैसा तानदबा याददना तानबदा मतमजे
tangkhai ama henadi adom da chatle hojik kaina ko nupijina ju mai wari jim ban dum sana jeiba adai ma ban je nupajgi kaino training center je training tawmina ba ama mama na ba khak ren to ina leiba madi ko adugi ren sida moini je mama na ba je Saturday mayum chalaga Monday morning singa tang ta laeba adugi maban je dum Saturday gi evening je siga akoi Sunday ga se dum maban je ren sida unnei ba ko ado ma nu pijina ju ma nu pa jina mai tai gi enjang ka kai je chaningi khole ga na nu pijina dum thong khola dum pijai ba adai di koi gi kai no nu mi ta ga je se rao bu nu mi ta ga ji nu pijina enjang maten yum dei pora ga sini ga na ta ga koi gi festival ni si je se rao ba ji sini ga na admai dum chamin nei mabani je ko nupajina so sam hau e khole khoi mami da hengwai bijani nang thong ba mayam je gaina admai na yam phajana nungsina ra lak pani da adum nungsina ra bani na mabani je sahi ani rom je nungsina e ba ko ada adum nungsina ra bani na nupajina mangonda khoi gi phone da kai da sum naksin na ji hai ba ko thajana ba relation tham ji hai ba je sum hore e ba ahambada nupi je sum yade ba adu yada bagi e hayang adu di se la kanda dum ba mari di thamna ji na habsda nupajin sawe ba nang na state amani aina state amani aduna aina training lo ra sakhibda nang je lohongam gani khangde noi gi parents na atopa kano state ki masa pam de khoi lampa me na nang lohongam gani ju khangde na thaja ba ju thamna ji na amai na ngang ne ba dai nupi jina yada bagi blog ka ju pirak pin mangai tar uni phone ga ju tarak ta bi nupa ju blog thamjan ga ko da nusina ba ko bani na ma no magi pau ju phongna ga leram bani na ma na blog tham gi ba phone tarak ta nu pi ju ngawe ba ko amai tar kanda ma na to pa number dai tarak ga ba nem tang theng na ji har ga ma na ju ai nang kai na ba ngamoi ai na di yar ga di sum hayang marriage tarak kan do ina dum ba do kaino tawning bani gaina ha ga dum nuksina ra banna moini je dum thajana dum mai nakna gre dana amai na nakna gib dai dum aban je una bada adum hapta gi mai na una ba khot pa se dum ayam ba dum mai relation je thamna re ba ko amai thamna kan da sum nupi jina adum bai wai san nai la thok na ba khot pa dum ba kai leite ko chahi ani mu se ba na nuksina re ko chahi mukti ma ba ne dum ba gi relation thamam de ba ada kuina nuksina ra bani na dum nupi jina juma lai je ge na to pa kanam yeng ba na tre nupi je dai nupa ju mangonda da phone tora lai ra ba nupa du bu mana tu angang tu san tawre message sar kani adai di phone tor kani smai phone je pai khala thama ngang lai tai to ta han ni amai sum ma ba ni lai min na ba na mana to pa koi ni khot na jin nupi jina tha je dre ba ko amai tawe adu ga nupa ji suti thoki ba do ma je mai training je loi ra ka dum si kui dre ba adu hek loi ba ga ma adum thabak join hek taw ba ga khale ga lohonga ji ado noi Manipur to Manipur gi chana bi da hongji ai mami ai relatives halaman puro tholake akhoi rom du akhoi lohong ba khong da hongji na mana hai ba ko ad mai tawe aduga mai tro ma bani je yana ra dum lei ba pon ada ma je mayum chakhre aduga mayum chakhra ga ma je phone je tawrakhidre ba ko phone je tawrakhidre aduga blog pire nu pi je singna re ba kai no ne mana mayum chakhra ga phone just mind tawre ji bo na ko 10 days kum bagi suti jakhibani ma je aduga ma je suti thole ma suti thole khole habju ma je haidorak tre ba ko adunu pijina dum esum kanda ma tholakani habane na ma je ma di pau do phauna dramina mo da wajaba do ko ma nu si jaba adui matak tamu nupi haba nupi jina ne ma gi hek kai haidoino naksinna ba mari je tham garadi ko nupa jagi hena kanam to ura roeba mai sangsar je ko mapuroi bane khanja grabne ba admaina mapuroi bane na khan graba mi saktuna lapthok phone to torok tab ma ju nungai tre dana ko adu sumna khak nusina ba tokna ba ya ba matang su oidra na adai moidi thoidokna khatna langdana nupa ma mu koi de ma mu lang adum ba angang ju natte ba ko yamna thajana leijaba mi amakak oibani yamna masa je ama leina khanjai ne ba aduda mana chatle training center sida nupa je ngarang la e na leiram me ba ko nang mana kok thue thokle ma jam tan thokle ba aduga kai no nang yum jakha ka pau pharok 3D na as khoi mamina akhoi state ki nupi oina pa mi thabak join toraga mami gi mama na bim lei adugi macha na piduga engage tawraga lohonga je high state ki oina pam mi high aduna nang chaura nu nang ju nang gi state ki oiba
ꯀꯩꯅꯣ ꯇꯧꯈ꯭ꯔꯣ ꯅꯣꯏ ꯃꯃꯥ ꯍꯣꯏꯅꯁꯨ ꯑꯩꯁꯦ ꯀꯩꯁꯨ ꯄꯥꯝꯃꯣꯏ ꯑꯅ ꯃꯥꯁꯦ ꯍꯥꯏꯕ ꯅꯪꯅ ꯑꯗꯨ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯄꯨ ꯑꯗꯨ ꯍꯥꯏꯕ ꯌꯥꯕ ꯃꯇꯝꯂꯥ ꯅꯪ ꯑꯗꯨ ꯍꯥꯟꯅ ꯈꯜꯍꯧꯗ꯭ꯔꯥ ꯑꯗꯨꯒ ꯅꯪꯅ ꯑꯍꯥꯟꯕ ꯍꯥꯏꯕꯗ ꯑꯩꯅ ꯌꯥꯈꯤꯕ ꯅꯠꯇꯦ ꯅꯪꯅ ꯃꯌꯥꯝꯂꯛ ꯍꯥꯏꯔꯀꯥꯟꯗꯅꯦ ꯑꯩꯅ ꯅꯪꯅ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄꯗꯨꯁꯨ ꯌꯥꯈꯤꯕꯅꯤ ꯑꯗꯨꯒ ꯔꯤꯂꯦꯁꯟ ꯊꯝꯕꯁꯨ ꯏꯕꯥꯅꯤ ꯆꯍꯤꯃꯨꯛ ꯊꯝꯗꯦ ꯑꯗꯩ ꯅꯪꯅ ꯍꯥꯏꯃꯟꯕꯗꯒꯤ ꯅꯪꯅ ꯁꯥꯎꯗꯅ ꯐꯣꯟ ꯈꯔ ꯕ꯭ꯂꯣꯛ ꯇꯧꯕꯗ ꯑꯩꯁꯨ ꯅꯪ ꯅꯨꯡꯁꯤꯕꯅꯤꯅ ꯀꯥꯏꯅꯕ ꯉꯝꯃꯣꯏꯗꯕꯅꯤꯅ ꯐꯔꯦ ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯑꯗꯨꯝ ꯂꯧꯅꯗꯧꯁꯨ ꯂꯩꯔꯕꯁꯤꯕꯣꯅ ꯅꯪꯅꯁꯨ ꯑꯩꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯕꯕꯨꯅ ꯑꯩꯁꯨ ꯌꯥꯈꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯗꯣꯛꯑꯣꯅ ꯏꯕꯥꯅꯤꯁꯦ ꯈꯠꯅꯕ ꯉꯪꯅꯕꯁꯦ ꯍꯧꯔꯛꯑꯦꯀꯣ ꯑꯗꯩ ꯅꯨꯄꯥꯗꯨꯅ ꯅꯪ ꯁꯤꯗ ꯂꯥꯛꯑꯅꯨ ꯅꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯅꯨ ꯑꯩ ꯁ꯭ꯇꯗꯤꯗ ꯗꯤꯁꯇꯔꯕ ꯇꯧꯔꯅꯨ ꯑꯩꯗꯤ ꯍꯧꯖꯤꯛ ꯂꯣꯏꯔꯝꯗꯥꯏꯒꯤ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯄꯤꯔꯝꯗꯥꯏꯅꯤꯅ ꯑꯩ ꯌꯥꯝꯅ ꯀꯩꯅꯣ ꯇꯦꯟꯁꯟ ꯂꯩꯅꯤꯡꯗꯦ ꯑꯗꯨꯅ ꯅꯪ ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯀꯅꯨ ꯁꯤꯅꯦꯕꯀꯣ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯆꯪꯈ꯭ꯔꯦ ꯑꯗꯩ ꯅꯨꯄꯤꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥꯁꯦ ꯀꯞꯄ ꯒꯥꯔꯤ ꯊꯧꯔ ꯍꯜꯂꯛꯑꯦꯀꯣ ꯑꯗꯩ ꯒꯥꯔꯤ ꯃꯆꯥꯁꯦ ꯊꯧꯕꯗ ꯃꯥꯁꯦ ꯀꯞꯃꯟꯗꯅ ꯃꯄꯤꯁꯦ ꯑꯗꯨꯝ ꯂꯦꯞꯇꯗꯅ ꯃꯥꯁꯦ ꯃꯤꯉꯣꯟꯗꯒ ꯊꯦꯡꯖꯤꯟꯒꯦ ꯇꯧꯋꯦꯕ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯣꯛꯁꯦ ꯑꯗꯨꯝ ꯄꯤꯔꯛꯑꯦ ꯅꯨꯄꯥꯁꯤꯅ ꯑꯗꯩ ꯃꯥ ꯑꯦꯛꯖꯥꯝꯒꯤ ꯑꯣꯏꯔ ꯃꯥꯅꯦ ꯑꯩꯁꯦꯅ ꯃꯥꯁꯨ ꯐꯣꯟꯁꯦ ꯅꯨꯄꯥꯁꯤꯅ ꯇꯧꯔꯛꯄ꯭ꯔꯥ ꯌꯦꯡꯉꯦ ꯑꯗꯩ ꯃꯥꯁꯨ ꯇꯧꯗ꯭ꯔꯦꯀꯣ ꯃꯥꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇ ꯃꯥꯒꯤ ꯅꯣꯡꯃꯒꯤ ꯇꯧꯒꯗꯕ ꯃꯊꯧꯁꯦ ꯇꯧꯏ ꯍꯥꯏꯕꯕꯨ ꯃꯥꯏ ꯃꯀꯣꯛꯁꯤꯗ ꯀꯩꯅꯣꯝꯃ ꯏꯆꯪ ꯆꯪꯗ꯭ꯔꯦꯕ ꯑꯗꯨꯒ ꯅꯨꯄꯥꯁꯤꯒ ꯉꯥꯏꯍꯥꯛ ꯄꯥꯎꯒ ꯐꯥꯎꯅꯔꯒ ꯀꯨꯏꯅꯗꯤ ꯋꯥꯔꯤ ꯁꯥ ꯀꯩꯁꯨ ꯐꯪꯄꯣꯟꯇꯦꯀꯣ ꯑꯩ ꯑꯗꯨ ꯆꯠꯂꯦ ꯑꯗꯨ ꯇꯨꯏꯁꯟ ꯃꯐꯝꯗ ꯂꯩꯔꯦ ꯅꯪꯗꯤ ꯆꯠꯂꯕ꯭ꯔꯥ ꯑꯗꯨ ꯇꯧꯔꯒ ꯁꯨꯝ ꯐꯥꯎꯅꯕ ꯄꯣꯠꯁꯤ ꯂꯣꯏꯅ ꯂꯝꯕꯤꯁꯦ ꯀꯛꯂꯛꯑꯕꯅꯤ나 마지 빠우디 파우나닝 비 아토파 폰데이 tawsu ikaijabi adai mana hana tawraksanudana muksu ngaiba etoknabsu yagadab natabjibo adai yenge mana de aije nusibra nusidabra ji yenge gaina so muk maji ngaibi ko amai sum taraga 10 days kumba je hogre adu je nupa ji tawraktrebu ko ada nupi jina maji wakhanje chaba tumba je ya da kanam tawre de nungai mandadana maji training center ji dam chatleba adu da mana koi atopa mingondagi phone je tawreba problem to tawjage harga maji ma nupi ji ju mama na bi ambo khangande nupa da ju ambo khangande ba ko aduga mu atopa mi dai tawba sida nupa je paikhalaga nupi ji ne khangbadagi na amta thoklo ai nang sida laiye noi training center da ai lai house da phat kakhreba adai phone je mana ngai ma tholakadrana atopa mi imde mu pung muk lai tawi adudi paikhalaktre hek atopa mi gi number khangdabam dai tawda nupa je phone paikhalakidre ba ko adai nupi je halaga yam ngai tana hale ma je duga chagi manau pi moi da he chang ko manau bi thokpa moi chagai gi amana mase sina ungba adai sa ising sa da ba asum ba sum ui ba ma jina heng nungdang je sang e ba asi sinang kai daure ana sum hange adai ma ja ham da haido om de ba adai kon dang da di ma je hai re ba ko wali je kappa ga li re ba adu di sau jine no pa doi manak ta sau je ai ngang ge mano se ta ya bra phagi ra ana chat le ba adu sat pakan ji da di manau pi jina mana sang da re kok tho re ba ko adu ga ma je thongning da thogle adu ga hai aina ai exam jam da tha gi nang engon da yelakanu hara kai da woino nang smain toije smi atopa gi number de khara tor saina de ai di smain to buje nupi na mi kai khang da buje di yam smain to ngam jala buje ai haina de na nang ga ga ju buje tok na ba ya bra ne nang na hai ju yam phagi da na hai do kari gi no na asnu si bada si mi loina da maina nak na ba ngak ta ni hujiti kanam khang buje na ten ibani khak ta ni ibani na hayok na da ya ra na tro nang ju lai sa bi ne ju pa khang ne ibani sian ba di na te da na long ba di na te da na koi mana ba jing ju loina relation thamme video bo ai yeng moi photo bo ai yeng sine ba mana adu yam adumba ya ba mi da ya ba wani ai de adu ya roi aina once ai bija lograba nang natana ai de atop na pa da lai roi ana de manau pijna ju ngange ba ko nang lem na tharoi koina thabak tawakani nang adumai usetta ba nang na atopa state ai laga nang na khoi si state se ju lai raga nang koina phuge ju ngami nang case tawge ju ngami adu nang na hekta adumai ilai lai gai haiba yabra nang usittabra na manau bi china ga je khubang na tha da na khara ching da na khotana khara tauna re moji ko mi ga je khara yeng na re ba moi campus sida ada idi ai si thabak mafam ji di aina kaino mafam yam seng na khanjari ba jaga ne sida di ai service ki mafam sida di ai kai ba pibi ga no noi atop mafam da wangang na ji ko na noi chatlo ai career da yam so ani sidi na hai re ba ko ada idi mai to ga moi ni je saura no mi si halai ko asle na tharoi je ma si thabak tau je du tau je na moi ju saung na he dai di manau pi jina phone je tawsali message sajali pai di parak te message sajale nang ne kai gumba koi che je lawdraba phone phauna draba training lo ga nang che pura kan chat khidra di nang pharo khoi na sap chan tor kani
ꯅꯪꯒꯤ ꯀꯦꯔꯤꯌꯔ ꯂꯣꯏꯅ ꯃꯥꯡꯍꯟꯒꯅꯤ ꯑꯩꯈꯣꯏꯅꯁꯨ ꯑꯩꯈꯣꯏ ꯆꯦꯆꯦꯒꯤ ꯃꯥꯡꯍꯜꯂꯕꯅꯤꯅ ꯅꯪꯒꯤꯁꯨ ꯃꯥꯡꯍꯟꯒꯅꯤ ꯑꯩꯈꯣꯏꯅ ꯃꯣꯏꯁꯦ ꯈꯔ ꯉꯥꯡꯅꯔꯦꯕꯀꯣ ꯑꯗꯩꯗꯤ ꯈꯠꯅꯔꯦ ꯑꯗꯩꯗꯤ ꯑꯝꯇꯪ ꯊꯦꯡꯅꯁꯤ ꯋꯥ ꯆꯞ ꯆꯥꯕꯤ ꯉꯥꯡꯅꯁꯤ ꯍꯥꯏꯔꯁꯨ ꯌꯥꯗꯕ ꯃꯣꯏꯅꯗꯤ ꯁꯣꯝꯗ ꯉꯥꯏꯕ ꯅꯨꯄꯥꯁꯤꯅꯗꯤ ꯊꯣꯛꯂꯛꯇꯕ ꯐꯣꯟ ꯐꯪꯉꯤ ꯐꯥꯎꯅꯁꯤ ꯌꯥꯗꯕ ꯃꯁꯤꯗꯗꯤ ꯅꯨꯄꯤꯁꯤꯗꯤ ꯀꯩꯅꯣꯝ ꯇꯧꯔꯦꯕꯀꯣ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯗꯩꯗꯤ ꯅꯨꯄꯤꯁꯦ ꯍꯦꯛꯇ ꯃꯥꯁꯤ ꯇꯦꯟꯁꯟꯁꯤꯅ ꯃꯥꯁꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯇꯨꯏꯁꯟ ꯆꯠ ꯉꯝꯃꯛꯇ꯭ꯔꯦ ꯃꯥꯁꯦ ꯑꯉꯥꯡ ꯂꯣꯏꯅ ꯁꯨꯇꯤ ꯊꯥꯗꯣꯛꯑꯦ ꯑꯗꯩ ꯅꯨꯄꯥꯗꯨꯅ ꯏꯔꯥꯏꯒ ꯍꯦꯛ ꯂꯥꯏꯅ ꯅꯪꯗꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯄꯥꯝꯗ꯭ꯔꯦ ꯑꯗꯨꯅ ꯍꯥꯏꯔꯒ ꯏꯔꯥꯏ ꯍꯦꯛ ꯂꯥꯏꯅ ꯇꯧꯔꯝꯕ ꯑꯗꯩ ꯃꯕꯥꯅꯤꯒꯤ ꯅꯛꯅꯈ꯭ꯔꯤꯕ ꯆꯥꯡ ꯅꯛꯅꯕ ꯃꯔꯤ ꯊꯝꯈ꯭ꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒ ꯀꯩꯁꯨ ꯂꯩꯇꯅ ꯍꯦꯛꯇ ꯃꯌꯨꯝꯗ ꯁꯨꯇꯤ ꯆꯠꯈ꯭ꯔꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯌꯥꯝ ꯐꯥꯒꯤꯗꯧꯅꯀꯣ ꯑꯇꯣꯞꯄ ꯑꯃ ꯈꯪꯅꯍꯧꯕ ꯅꯠꯇ꯭ꯔꯦ ꯌꯦꯡꯅꯍꯧꯕ ꯅꯠꯇ꯭ꯔꯦꯗꯅ ꯌꯥꯝ ꯊꯤꯅ ꯅꯨꯄꯤꯁꯦ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦꯕ ꯋꯥꯈꯜꯁꯦ ꯇꯧꯐꯝ ꯆꯥꯐꯝ ꯃꯥꯒꯤ UPSC ꯊꯥꯕꯒꯤ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕ ꯈꯣꯠꯂꯝꯕ ꯇꯨꯏꯁꯟ ꯆꯠꯂꯝꯕ ꯃꯥꯁꯦ ꯑꯃꯠꯇ ꯉꯝꯃꯛꯇ꯭ꯔꯦꯕ ꯋꯥꯈꯜꯗꯀꯣ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯅꯦꯕ ꯀꯩꯝꯇ ꯉꯝꯕ ꯅꯠꯇꯦꯕ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯦ ꯐꯣꯟ ꯑꯇꯣꯞꯄꯗꯒꯤ ꯃꯦꯁꯦꯖ ꯁꯥꯟꯅꯔ ꯈꯔ ꯈꯠꯅ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯂꯩꯅꯕꯁꯦ ꯊꯥ ꯑꯃꯅꯤꯁꯤ ꯂꯩꯅꯔꯦꯕ ꯑꯗꯩ ꯅꯨꯄꯤꯁꯦ ꯅꯣꯡꯃꯗꯤ ꯇꯦꯟꯁꯟ ꯂꯩꯃꯟꯗꯅ ꯃꯥꯁꯦ ꯅꯨꯄꯥꯁꯤꯒ ꯃꯕꯥꯅꯤ ꯐꯣꯟꯁꯦ ꯈꯔ ꯂꯥꯎꯊꯠꯅꯔꯦꯕ ꯂꯥꯎꯊꯠꯅꯕꯗ ꯅꯨꯄꯥꯁꯤꯅ ꯌꯥꯝ ꯑꯀꯥꯝ ꯑꯄꯦꯠ ꯌꯥꯝ ꯎꯁꯤꯠꯇꯅ ꯀꯩ ꯍꯥꯏꯅꯤ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯖꯠ ꯌꯣꯟꯕ ꯅꯨꯄꯤꯗꯧꯅꯀோ ꯂꯩꯁꯥꯔꯤꯉꯩꯗ ꯏꯖꯠ ꯄꯤꯊꯣꯛꯄ ꯍꯥꯏꯕꯁꯦ ꯅꯪ ꯑꯇꯣꯞꯄ ꯅꯨꯡꯁꯤꯅꯕꯗꯁꯨ ꯑꯗꯨꯝ ꯄꯤꯊꯣꯛꯑꯝꯒꯅꯤ ꯑꯩꯉꯣꯟꯗ ꯈꯛ ꯑꯣꯏꯔꯝꯃꯣꯏ ꯑꯩꯅ ꯈꯪꯗꯕꯩꯅꯤ ꯒꯥꯏꯅꯒ ꯌꯥꯝ ꯎꯁꯤꯠꯇꯗꯅꯒ ꯍꯥꯏꯔꯛꯄꯗꯣ ꯑꯗ ꯃꯥꯁꯤꯅ ꯑꯗꯩꯗꯤ ꯅꯨꯄꯤꯁꯤꯅ ꯀꯩꯅꯣ ꯇꯧꯔꯦꯕ ꯃꯥꯁꯦ ꯍꯦꯛꯇ ꯇꯦꯟꯁꯟꯁꯦ ꯂꯩꯃꯟꯈꯤꯗꯅꯅꯦ ꯃꯥꯁꯦ ꯇꯨꯝꯕ ꯌꯥꯗꯕꯒꯤ ꯃꯥꯁꯦ ꯁ꯭ꯂꯤꯞꯄꯤꯡ ꯄꯤꯟꯁꯦ ꯆꯥꯔꯒ ꯇꯨꯝꯃꯛꯑꯕꯅꯦꯕꯀꯣ ꯑꯗꯨ ꯒꯨꯂꯤ ꯃꯌꯥꯝꯁꯦ ꯃꯥꯅ ꯁ꯭ꯇ꯭ꯔꯤꯞ ꯑꯅꯤ ꯂꯣꯏ ꯆꯥꯁꯟꯕꯅꯦꯕ ꯑꯗꯩꯗꯤ ꯑꯁ ꯍꯦꯛꯇ ꯃꯥꯁꯦ ꯉꯥꯎꯔ ꯇꯥꯔ ꯂꯩꯔꯦꯗꯅꯀꯣ ꯑꯗꯩ ꯍꯣꯁꯄꯤꯇꯥꯜꯁꯦ ꯄꯨꯈꯠꯅꯔꯦ ꯆꯦꯟꯅꯔꯦꯕ ꯃꯣꯏꯁꯦ ꯑꯗꯨꯒ ꯒꯨꯂꯤꯗꯣ ꯇꯨꯝꯗ꯭ꯔꯤꯉꯩꯗ ꯂꯧꯊꯣꯛꯍꯧꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅꯔꯀꯥꯟꯗ ꯀꯩꯒꯤꯅꯣ ꯍꯪꯅꯩꯌꯦꯕ ꯃꯥꯅ ꯑꯁ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯕ ꯇꯦꯟꯁꯟ ꯂꯩꯕꯩꯅꯤ ꯈꯣꯠꯄꯩꯅꯤ ꯍꯥꯏꯔꯒ ꯍꯥꯏꯗꯣꯛꯇ꯭ꯔꯦꯕꯀꯣ ꯑꯗꯩ ꯍꯥꯏꯗꯣꯛꯇ꯭ꯔꯦ ꯑꯗꯨꯒꯗꯤ ꯃꯌꯨꯝꯗ ꯃꯄꯥꯁꯤꯅ ꯐꯖꯅ ꯍꯪꯉꯦꯕ ꯑꯗꯩ ꯃꯃꯥꯗ ꯐꯖꯅ ꯍꯪꯗꯣꯛꯑꯣꯅ ꯁꯤꯟꯅꯔꯦꯕ ꯑꯗꯩ ꯃꯃꯥꯁꯤꯅ ꯐꯖꯅ ꯍꯪꯕ ꯀꯥꯟꯁꯤꯗ ꯃꯥꯁꯦ ꯋꯥꯔꯤꯁꯦ ꯂꯤꯊꯣꯔꯛꯑꯦꯕ ꯁꯨꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯤꯅ ꯑꯗꯩꯗꯤ ꯃꯃꯥꯁꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯉꯥꯡꯉꯦ ꯆꯩꯁꯨ ꯆꯩꯔꯦ ꯉꯥꯡꯁꯨ ꯉꯥꯡꯉꯦ ꯑꯗꯩꯗꯤ ꯃꯃꯥꯁꯤꯅ ꯁꯝꯅ ꯈꯔ ꯍꯥꯏꯔꯦꯕꯀꯣ ꯑꯗꯩ ꯃꯄꯥꯁꯤꯅ ꯍꯥꯏꯔꯦ ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯔꯣ ꯅꯣꯏꯅ ꯂꯝ ꯍꯦꯜꯂꯨꯕꯩꯅꯤ ꯍꯧꯖꯤꯛ ꯃꯣꯏ ꯃꯆꯥ ꯂꯩꯁꯥꯕꯤꯗꯣ ꯑꯗꯨ ꯇꯧꯋꯦꯅ ꯍꯥꯏꯕꯗꯣ ꯑꯩ ꯄꯥꯝꯗꯦ ꯑꯗꯨꯅ ꯇꯨꯃꯤꯟ ꯂꯩꯔꯣ ꯅꯪꯁꯨ ꯅꯪ ꯅꯁꯥꯒꯤ ꯍꯣꯠꯅꯔꯣ ꯑꯗꯨꯅ ꯃꯄꯥꯁꯤꯅ ꯑꯗꯨꯝ ꯌꯥꯝ ꯂꯥꯏꯅ ꯍꯥꯏꯔꯦꯕꯀꯣ ꯑꯩ ꯃꯗꯨꯒꯨꯝꯕꯗꯣ ꯄꯥꯝꯗꯦꯅ ꯀꯦꯁ ꯅꯨꯡ ꯇꯧꯅꯕ ꯅꯨꯄꯥꯗꯣ ꯃꯆꯥꯅꯨꯄꯤꯁꯤꯅꯗꯤ ꯀꯦꯁ ꯇꯧꯅꯤꯡꯕ ꯅꯨꯄꯥꯁꯤꯗ ꯃꯥꯅ ꯂꯩꯔꯨꯕꯗꯗꯤ ꯑꯇꯣꯞꯄ ꯂꯝꯗꯅꯤꯅ ꯅꯝꯗꯅ ꯄꯤꯁꯟꯈ꯭ꯔꯦꯅ ꯈꯜꯂꯁꯤ ꯃꯤꯒꯤ ꯂꯝꯗꯅꯤ ꯂꯩꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯕ ꯑꯗꯨꯅ ꯃꯥꯅꯗꯤ ꯀꯦꯁ ꯅꯨꯡ ꯑꯣꯏꯅ ꯇꯧꯅꯤꯡꯉꯒ ꯃꯥꯏ ꯀꯩꯅꯣꯒꯗꯣ ꯀꯦꯔꯤꯌꯔ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯥꯔꯚꯤꯁ ꯀꯩꯀꯩꯁꯦ ꯃꯥꯡꯍꯟꯅꯤꯡꯕ ꯃꯥꯡꯍꯜꯂꯕꯅꯤꯅ ꯑꯗꯩ ꯂꯣꯀꯞꯇ ꯊꯝꯅꯤꯡꯕ ꯖꯦꯜꯗ ꯊꯝꯅꯤꯡꯕ ꯑꯗꯨꯃꯥꯏꯅꯒꯁꯦ ꯃꯥꯅ ꯈꯜꯂꯦꯕ ꯑꯗꯨ ꯃꯄꯥꯅꯗꯤ ꯁ꯭ꯇꯦꯟ ꯇꯧꯕꯤꯌꯨ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕ ꯈꯣꯠꯄ ꯅꯪꯁꯨ ꯀꯦꯁ ꯆꯦꯟꯅꯅꯤ ꯑꯩ ꯃꯗꯨ ꯄꯥꯝꯗꯦ ꯑꯗꯨꯝ ꯍꯥꯏꯔꯦꯕ ꯑꯗꯩꯗꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯅꯨꯄꯤꯁꯤ ꯑꯗꯩ ꯃꯅꯥꯎꯅꯨꯄꯤꯁꯤꯅꯁꯨ ꯃꯕꯥꯅꯤꯅ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯦ ꯑꯩꯅ ꯁꯤꯅꯕ ꯍꯣꯠꯅꯔꯕꯁꯤꯐꯥꯎꯗ ꯅꯪꯁꯦ ꯍꯧꯖꯤꯛꯐꯥꯎ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯏꯕꯥꯅꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯁꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯅꯉꯣꯟꯗꯒꯤ ꯍꯥꯏꯔꯛꯇꯦ ꯑꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯅꯨꯄꯥꯁꯤꯅꯅꯦ ꯀꯌꯥꯝ ꯊꯤꯅ ꯃꯥꯅ ꯃꯀꯣꯛ ꯁꯥꯟꯅꯔꯛꯀꯦꯕꯨ ꯌꯦꯡꯉꯨꯅꯦ ꯅꯨꯄꯤꯁꯦ ꯃꯥꯅ ꯃꯥꯡꯍꯟꯕ ꯌꯥꯕꯁꯨ ꯃꯥꯡꯍꯜꯂꯦ ꯂꯩꯊꯣꯛꯑꯦ ꯑꯗꯨꯒ ꯅꯨꯄꯤꯁꯤꯅ ꯀꯩꯁꯨ ꯇꯧꯖꯕꯁꯨ ꯉꯝꯗꯗꯅ ꯀꯞꯄꯒ ꯅꯥꯔꯒ ꯋꯥꯈꯜ ꯈꯟꯖꯜꯂꯒ ꯂꯩꯔꯦ ꯑꯗꯨꯒꯤ ꯆꯩꯔꯛꯁꯤꯗ ꯃꯥꯏ ꯀꯣꯛꯁꯦ ꯑꯩꯈꯣꯏ ꯆꯍꯤ 15 years ꯊꯕꯛ ꯇꯧꯔꯛꯄꯗ ꯑꯗꯨ ꯀꯣꯛꯇꯣ ꯑꯩꯈꯣꯏ ꯊꯦꯡꯅꯗ꯭ꯔꯤꯕꯀꯣ ꯃꯥꯒꯤ ꯌꯥꯝ ꯍꯩꯅ ꯃꯥꯒꯤ ꯀꯥꯁꯤꯒꯤ ꯐꯦꯟ ꯃꯊꯛꯁꯤꯗ ꯀꯩꯅꯣ ꯐꯤ ꯑꯃ ꯌꯥꯟꯈꯠꯂꯦꯀꯣ ꯐꯤ ꯈꯨꯗꯩꯒꯨꯝꯕ ꯑꯃ ꯌꯥꯟꯈꯠꯂꯦ ꯑꯗꯨꯒ ꯃꯉꯛꯁꯤꯗ ꯀꯤꯁꯜꯂꯦꯀꯣ ꯍꯦꯡ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯒ ꯐꯣꯇꯣꯁꯦ ꯅꯨꯄꯤꯁꯤꯗ ꯊꯥꯔꯛꯑꯦꯕ ꯑꯗꯩ ꯑꯃꯨꯛ ꯁꯨꯁꯥꯏꯠ ꯅꯣꯠ ꯑꯃꯁꯨ ꯏꯔꯦꯕ ꯃꯥꯅ ꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯃꯣꯏ ꯏꯃꯨꯡꯅ ꯄ꯭ꯔꯦꯁꯔ ꯄꯤꯃꯟꯗꯅ ꯑꯩ ꯁꯤꯕꯅꯤꯅ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯅ ꯄ꯭ꯔꯦꯁꯔ ꯄꯤꯃꯟꯗꯅ ꯃꯣꯏꯅ ꯙꯞ ꯇꯧꯃꯟꯗꯅ ꯑꯩꯁꯦ ꯁꯤꯕꯅꯤ ꯁꯨꯏꯁꯥꯏꯠꯀꯤ ꯐꯤꯔꯦꯞꯁꯦ ꯂꯧꯕꯅꯦꯅ ꯏꯔ ꯊꯝꯃꯦꯕ ꯑꯗꯨꯒ ꯑꯗꯨꯁꯨ ꯊꯥꯔꯛꯑꯦꯕ ꯀꯩꯒꯨꯝꯕ ꯅꯪꯅ ꯍꯦꯛ ꯑꯩꯉꯣꯟꯗ ꯃꯈꯥ ꯇꯥꯅ ꯑꯦꯅꯤ ꯂꯤꯒꯦꯜꯒꯤ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤꯗꯤ ꯐꯠꯇꯕ ꯂꯃꯟꯒꯨꯝꯕ ꯑꯣꯏꯒꯦꯔꯥ ꯅꯪꯒꯤ ꯂꯝꯅꯦꯅ ꯑꯃ ꯍꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩ ꯍꯦꯡ ꯇꯧꯔꯒ ꯁꯤꯒꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯁꯨꯁꯥꯏꯠ ꯅꯣꯠꯁꯦ ꯑꯩꯅ ꯏꯔꯒ ꯑꯗꯨꯝ ꯊꯝꯃꯝꯃꯦ ꯑꯗꯩ ꯑꯩ ꯐꯣꯟꯗꯁꯨ ꯍꯥꯞꯄꯦ ꯑꯗꯨꯒ ꯁꯤꯔꯝꯗꯥꯏꯗꯁꯨ ꯑꯩꯅ ꯍꯥꯏꯔꯝꯒꯅꯤ ꯊꯥꯒꯠꯂꯝꯒꯅꯤ ꯑꯩ
ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯝꯒꯅꯤ ꯑꯗꯨꯗꯨꯅ ꯅꯪ ꯃꯈꯥ ꯇꯥꯅ ꯀꯔꯤꯒꯨꯝꯕ ꯑꯩꯉꯣꯟꯗ ꯗꯤꯁꯇꯔꯕ ꯑꯃꯠꯇ ꯄꯤꯔꯛꯀꯅꯣ ꯁꯤꯅꯦꯕ ꯅꯪꯁꯨ ꯅꯪꯒꯤ ꯊꯣꯛꯄ ꯂꯩꯌꯨ ꯑꯩꯁꯨ ꯑꯩꯒꯤ ꯊꯣꯛꯄ ꯂꯩꯒꯅꯤ ꯑꯗꯣ ꯑꯝꯇ ꯄꯤꯔꯛꯀꯅꯣ ꯁꯤꯅꯦꯕ ꯃꯥꯅ ꯍꯥꯏꯁꯦ ꯃꯥꯅ ꯌꯥꯝ ꯊꯤꯅ ꯃꯀꯣꯛꯁꯦ ꯁꯥꯟꯅꯔꯛꯄꯩ ꯋꯥꯅꯤꯗ ꯀꯩꯒꯨꯝꯕ ꯅꯨꯄꯤꯁꯤꯅ ꯀꯦꯁ ꯇꯧꯔꯦꯅ ꯈꯜꯂꯣ ꯃꯥꯁꯦ ꯅꯨꯄꯥꯁꯦ ꯑꯗꯨꯃꯥꯏꯅ ꯁꯤꯈ꯭ꯔꯦꯅ ꯈꯜꯂꯣ ꯃꯥꯅꯅꯦ ꯍꯥꯏꯗꯣꯔꯦꯀꯣ ꯑꯗꯣ ꯅꯨꯄꯤꯁꯦ ꯌꯥꯝ ꯂꯨꯔꯦꯕ ꯑꯗꯩ ꯃꯥꯅ ꯑꯩꯕꯨ ꯃꯥꯡꯁꯨ ꯃꯥꯡꯍꯟꯕꯤꯔꯝꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯅꯅꯦꯅ ꯁꯨꯃꯥꯏꯅ ꯇꯧꯅꯦꯅ ꯑꯃꯨꯛꯁꯨ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯩꯁꯦ ꯊꯕꯛ ꯑꯃꯐꯥꯎ ꯇꯧꯕ ꯉꯝꯗꯅꯕꯒꯤ ꯃꯑꯣꯡꯗ ꯏꯈꯨꯠ ꯏꯈꯣꯡ ꯄꯨꯟꯁꯤꯜꯂꯒ ꯊꯝꯕꯒ ꯆꯞ ꯃꯥꯟꯅꯗ꯭ꯔꯥ ꯇꯧꯐꯝ ꯈꯪꯗ꯭ꯔꯦꯕ ꯅꯨꯄꯤꯁꯦ ꯁꯤꯔꯦ ꯃꯥ ꯁꯦꯟꯅꯗꯣꯔꯦ ꯅꯨꯄꯤꯁꯤꯅꯅꯦ ꯍꯥꯏꯗꯣꯔꯦꯕꯀꯣ ꯃꯥꯅ ꯀꯩꯒꯨꯝꯕ ꯑꯃ ꯙꯞ ꯑꯃ ꯇꯧꯔꯨꯕꯗ ꯑꯗꯩꯗꯤ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯂꯝꯁꯦ ꯂꯩꯕꯥꯛ ꯆꯥꯎꯋꯤ ꯑꯩꯈꯣꯏꯒꯤ ꯂꯝꯁꯦ ꯋꯥꯔꯛꯄꯤꯅꯕ ꯃꯄꯨꯡ ꯄꯤꯛꯊꯅ ꯂꯩꯗꯅꯀꯣ ꯑꯗꯨꯝꯕ ꯈꯤꯇꯪ ꯇꯧꯕꯗ ꯅꯨꯄꯥꯗꯣ ꯁꯤꯗꯣꯛꯈ꯭ꯔꯣꯅꯦ ꯃꯥꯅ ꯑꯗꯨ ꯊꯥꯒꯠꯂꯝꯃꯒ ꯃꯥꯁꯦ ꯆꯦꯟꯅꯗꯣꯔꯦꯕ ꯑꯗꯣ ꯁꯣꯝꯗꯗꯤ ꯏꯃꯨꯡ ꯃꯅꯨꯡꯅꯗꯤ ꯀꯩꯒꯨꯝꯕ ꯑꯃꯐꯥꯎ ꯑꯗꯨꯒꯤ ꯃꯅꯥꯝꯅꯤ ꯅꯥꯏꯅꯕꯁꯦ ꯄꯥꯝꯗ꯭ꯔꯦꯕꯀꯣ ꯃꯗꯨ ꯄꯥꯝꯗꯦꯅ ꯃꯄꯥꯅ ꯍꯥꯏꯔꯦꯕ ꯃꯥꯁꯦ ꯇꯧꯐꯝ ꯈꯪꯗꯗꯅ ꯉꯥꯎꯕꯅꯦꯕ ꯍꯦꯛꯇ ꯀꯩꯗꯧꯒꯗꯒꯦꯁꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯊꯥꯒ꯭ꯔꯗ꯭ꯔꯥꯅ ꯑꯗꯩ ꯃꯥꯒꯤ ꯅꯨꯄꯥꯁꯤꯒꯤ ꯃꯇꯝꯗꯤ ꯊꯥ ꯑꯃꯨꯛꯈꯛ ꯉꯥꯏꯁꯜꯂꯦ ꯂꯣꯏꯒꯗꯧꯔꯦꯕ ꯃꯥꯁꯤꯅ ꯆꯠꯈ꯭ꯔꯒꯗꯤ ꯃꯤꯒꯤꯗꯤ ꯆꯥꯎꯈ꯭ꯔꯕ ꯏꯁꯇꯦꯠꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯀꯩꯝ ꯇꯧꯔꯨꯕ ꯉꯝꯒꯗꯕ ꯅꯠꯇꯦꯗꯅ ꯑꯗꯨꯅ ꯁꯤꯗ ꯂꯩꯔꯤꯉꯩꯁꯤꯗ ꯃꯉꯣꯟꯗ ꯀꯩꯒꯨꯝꯕ ꯄꯅꯤꯁꯃꯦꯟ ꯑꯃꯗꯤ ꯄꯤꯍꯧꯅꯕꯅ ꯃꯥꯁꯦ ꯍꯦꯛꯇ ꯉꯥꯎꯔꯦꯕ ꯃꯀꯣꯛꯁꯦ ꯏꯃꯨꯡ ꯃꯅꯨꯡꯅꯗꯤ ꯊꯤꯡꯕ ꯃꯗꯨ ꯇꯧꯅꯨ ꯑꯩ ꯀꯔꯤꯝ ꯄꯥꯝꯗꯦꯅ ꯊꯤꯡꯕꯀꯣ ꯑꯗꯨꯗ ꯃꯥꯁꯦ ꯉꯥꯎꯗꯅ ꯆꯦꯜꯂꯛꯄꯅꯦꯕ ꯁꯤꯕꯨ ꯏꯆꯦ ꯑꯩꯅ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯃꯔꯣꯏꯗ꯭ꯔꯥ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅꯁꯨ ꯃꯥꯡꯍꯟꯕ ꯑꯗꯨꯒ ꯃꯥꯅ ꯑꯁꯨꯛ ꯎꯁꯤꯠꯇꯅ ꯏꯃꯥꯅ ꯑꯩꯈꯣꯏ ꯏꯁꯇꯦꯠꯀꯤ ꯅꯨꯄꯤ ꯄꯥꯝꯃꯦ ꯍꯥꯏꯔꯒ ꯅꯪꯁꯨ ꯅꯪꯒꯤ ꯊꯣꯛꯄ ꯅꯪꯒꯤ ꯂꯝꯕꯤꯗ ꯍꯣꯠꯅꯈ꯭ꯔꯣ ꯑꯩꯒꯤ ꯀꯦꯔꯤꯌꯔꯗ ꯀꯔꯤꯝꯇ ꯗꯤꯁꯇꯔꯕ ꯇꯧꯔꯛꯀꯅꯣ ꯍꯥꯏꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯚꯤꯛꯇꯤꯝ ꯑꯩꯉꯣꯟꯗ ꯃꯥꯡꯍꯜꯂꯝꯃꯕ ꯑꯩꯉꯣꯟꯗ ꯃꯥꯅ ꯅꯪꯅ ꯀꯩꯒꯨꯝꯕ ꯑꯃ ꯍꯦꯛ ꯇꯧꯔꯛꯑꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯁꯤꯅꯤ ꯅꯪꯅꯅꯦ ꯍꯥꯏꯅꯦꯅ ꯑꯃꯨꯛꯁꯨ ꯍꯥꯏꯕ ꯁꯨꯏꯁꯥꯏꯠ ꯅꯣꯠ ꯏꯔꯒ ꯊꯝꯕ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯍꯥꯞꯀꯠꯂꯒ ꯑꯣꯏꯅ ꯁꯤꯅꯦꯁꯨ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯃꯥꯅ ꯇꯧꯔꯤꯕ ꯀꯩꯅꯣꯁꯦ ꯀꯔꯤꯅꯣ ꯀꯩꯒꯨꯝꯕ ꯃꯥꯅ ꯁꯤꯕ ꯅꯥꯕ ꯊꯣꯛꯑꯒꯅ ꯑꯩꯁꯨ ꯄꯨꯡꯃꯥꯡ ꯃꯥꯡꯕ ꯏꯖꯠ ꯁꯔꯥ ꯁꯟꯕ ꯂꯩꯕꯥꯛꯁꯤꯗ ꯑꯗꯨꯅ ꯃꯥꯁꯦ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗꯗꯅ ꯉꯥꯎꯔꯦꯕ ꯂꯩꯁꯥꯕꯤꯁꯦꯀꯣ ꯑꯗꯩꯗꯤ ꯃꯥꯁꯤꯅ ꯑꯩꯅ ꯍꯥꯏꯔꯦꯕ ꯑꯦ ꯅꯣꯏꯒꯤꯅꯦ ꯄꯦꯔꯦꯟꯁꯇꯒꯤ ꯅꯪꯅ ꯑꯌꯥꯕ ꯑꯃꯈꯛ ꯂꯧꯔꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯣꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯀꯦꯁꯀꯤ ꯀꯩꯒꯤ ꯃꯥꯒꯤ ꯆꯦꯟꯕꯤꯅꯤꯡꯉꯥই ꯆꯣꯡꯕꯤꯅꯤꯡꯉꯥꯏ ꯄꯦꯔꯦꯟꯁ ꯂꯩꯇꯕꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯍꯣꯝꯁꯤꯗ ꯂꯩ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯒꯥꯔꯖꯤꯌꯥꯟ ꯑꯣꯏꯔꯒꯅꯦ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯆꯦꯟꯕꯤ ꯆꯣꯡꯕꯤꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩ ꯂꯣꯏꯅ ꯂꯦꯞꯀꯦ ꯃꯥꯅ ꯑꯁꯨꯛ ꯎꯁꯤꯠꯇꯅ ꯇꯧꯕꯁꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯩ ꯂꯣꯏꯅ ꯂꯦꯞꯀꯦ ꯅꯪ ꯅꯣꯏ ꯄꯦꯔꯦꯟꯁꯇꯒꯤ ꯑꯌꯥꯕ ꯑꯃꯈꯛꯇꯪꯗꯤ ꯂꯧꯔꯛꯎ ꯅꯠꯇ꯭ꯔꯒꯗꯤ ꯍꯌꯦꯡ ꯑꯩꯈꯣꯏꯗ ꯀꯩꯗꯧꯕꯩ ꯑꯩꯈꯣꯏꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯇꯧꯕꯤꯔꯝꯃꯤꯅꯣ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯔꯦꯕ ꯑꯁ ꯅꯨꯄꯤꯁꯤꯅ ꯉꯥꯎꯕꯅꯤ ꯃꯥꯁꯦꯀꯣ ꯑꯗꯣ ꯃꯥꯁꯦ ꯍꯣꯏ ꯑꯩ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯄꯦꯔꯦꯟꯁꯇꯒꯤ ꯂꯧꯔꯒꯦꯅ ꯑꯗꯩ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯉꯣꯟꯗ ꯇꯧꯍꯧꯕ ꯌꯥꯕ ꯊꯕꯛꯁꯦ ꯃꯥꯅ ꯁꯤꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯃꯥꯁꯦ ꯁꯠ ꯂꯥꯎꯅ ꯑꯩꯈꯣꯏ ꯇꯧꯍꯧꯕ ꯌꯥꯕ ꯊꯕꯛ ꯂꯩꯌꯦꯕ ꯑꯗꯣ ꯃꯥꯅ ꯁꯤꯕ ꯅꯪꯗꯅꯕꯀꯣ ꯃꯥꯗꯤ ꯍꯣꯏ ꯑꯇꯣꯞꯄ ꯏꯁꯇꯦꯠꯀꯤ ꯃꯆꯥꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯦ ꯈꯪꯗꯕꯅꯤ나 ꯑꯩꯈꯣꯏꯅ ꯁꯤꯗ ꯍꯥꯞꯀꯠꯂꯤꯁꯤ ꯃꯥꯅ ꯀꯩꯁꯨ ꯈꯪꯒꯗꯧ ꯂꯩꯇꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯁꯤꯗꯩꯁꯤꯗ ꯍꯥꯞꯀꯠꯂꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯨꯐ ꯏꯕꯤꯗꯦꯟꯁ ꯊꯝꯍꯧꯔꯕꯅꯦꯕ ꯃꯥꯅ ꯁꯨꯃꯥꯏꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯔꯥꯁꯃꯦꯟ ꯄꯤ ꯍꯥꯏꯕꯁꯦꯀꯣ ꯑꯗꯣ ꯃꯥꯁꯦ ꯊꯣꯛ ꯂꯥꯎꯅ ꯅꯨꯄꯤꯁꯤꯗ ꯂꯣꯏꯅꯃꯛ ꯄ꯭ꯔꯨꯐ ꯏꯕꯤꯗꯦꯟꯁ ꯂꯩ ꯃꯥ ꯀꯩꯝꯇ ꯆꯦꯟꯕ ꯌꯥꯔꯣꯏꯕꯀꯣ ꯑꯗꯣ ꯊꯣꯛ ꯂꯥꯎꯅ ꯃꯥꯁꯦ ꯑꯗꯨꯝ ꯐꯥꯒꯠꯂꯒ ꯄꯨꯂꯤꯁꯅ ꯑꯩꯈꯣꯏꯅ ꯑꯥꯏꯟꯒꯤ ꯃꯇꯦꯡ ꯂꯧꯔꯒꯀꯣ ꯃꯉꯣꯟꯗ ꯑꯦꯐ ꯑꯥꯏ ꯑꯥꯔ ꯄꯥꯜꯂꯒ ꯅꯨꯄꯤꯁꯤꯗ ꯃꯥꯅ ꯊꯥꯖꯍꯜꯂꯒ ꯅꯨꯡꯁꯤꯅꯔꯒ ꯂꯧꯕꯤꯅꯦꯅ ꯊꯥꯖꯅꯔꯒ ꯔꯤꯂꯦꯁꯟ ꯊꯝꯈ꯭ꯔꯒ ꯂꯩꯊꯣꯛꯈ꯭ꯔꯦꯅ ꯃꯥꯁꯨ ꯔꯦꯞ ꯄꯥꯜꯂꯒ ꯑꯗꯨꯝ ꯂꯣꯛꯀꯞꯇ ꯂꯩ ꯑꯗꯨꯝ ꯖꯦꯜ ꯌꯧꯈ꯭ꯔꯗꯧꯕ ꯊꯕꯛꯅꯦꯕ ꯑꯗꯨꯏꯗꯤ ꯃꯥ ꯁꯤꯕ ꯅꯪꯉꯔꯣꯏꯕ ꯑꯗꯣ ꯃꯉꯣꯟꯗ ꯄꯥꯎꯒ ꯄꯤꯔꯒ ꯁꯤ ꯅꯨꯃꯤꯠꯇ ꯂꯥꯛꯑꯣ ꯍꯥꯏꯔꯨꯔꯗꯤ ꯍꯦꯛ ꯇꯥꯟ ꯆꯥꯟꯅꯗꯅ ꯑꯁꯦꯡꯃꯛꯀꯤ ꯑꯣꯏꯗꯅ ꯁꯤꯗꯣꯛꯈ꯭ꯔꯒꯗꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯄꯨꯔꯥ ꯐ꯭ꯂꯥꯛꯁ ꯇꯧꯔꯒ ꯃꯥꯁꯦ ꯂꯣꯏ ꯆꯦꯟꯅꯔꯅꯤꯗꯅꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯀꯩꯅꯣꯗꯨꯗꯤ ꯃꯥ ꯁꯤꯕ ꯅꯪꯉꯣꯏꯕ ꯃꯥꯅ ꯁꯤꯒꯦ ꯍꯥꯏꯔꯁꯨ ꯍꯌꯦꯡ ꯖꯦꯜꯗ ꯃꯥꯏ ꯁꯤꯖꯔꯖꯅꯦꯕ ꯑꯗꯩꯗꯤ ꯑꯩꯅ ꯃꯥꯁꯦ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯍꯥꯏꯔꯦꯕ ꯑꯩꯁꯦ ꯏꯆꯦ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯑꯩ ꯁꯤꯅꯤꯡꯉꯦ ꯑꯩ ꯁꯨꯛꯍꯤꯡ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯑꯗꯣ ꯏꯆꯦꯗ ꯋꯥꯔꯤꯁꯤꯗꯗꯤ ꯑꯩ ꯂꯤꯔꯝꯃꯒꯦꯅ ꯑꯩꯗꯧꯅ ꯃꯥꯡꯗ꯭ꯔꯤꯉꯩꯗ ꯑꯩꯒꯨꯝꯕ ꯏꯃꯥꯟꯅꯕꯤꯀꯌꯥ ꯏꯅꯥꯎ kaya ꯂꯩꯁꯥꯕꯤ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕ ꯀꯌꯥꯁꯦ ꯅꯛꯅꯕ ꯃꯔꯤꯁꯦ ꯊꯝꯗꯅꯕ ꯅꯨꯄꯥꯅ ꯂꯩꯊꯣꯛꯈ꯭ꯔꯁꯨ ꯇꯣꯛꯅꯔꯁꯨ ꯌꯥꯅꯕ ꯁꯤꯁꯦ ꯁꯨꯛꯇꯝ ꯊꯝꯕꯤꯒꯅꯣꯅꯅꯦ ꯃꯥꯡꯉꯕ ꯑꯩꯈꯣꯏꯅ ꯃꯥꯡꯗ꯭ꯔꯤꯕ ꯃꯣꯏꯗꯅꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯦ ꯍꯥꯞꯇꯣꯛꯑꯒ ꯂꯤꯊꯣꯛꯑꯒ ꯃꯣꯏꯁꯦ ꯈꯪꯖꯅꯕ ꯑꯩ ꯏꯆꯦꯗ ꯋꯥꯔꯤ ꯂꯤꯕꯁꯦ ꯂꯥꯛꯑꯝꯕꯅꯤ ꯑꯩꯒꯤ ꯃꯈꯥ ꯇꯥꯕ ꯁ꯭ꯇꯦꯞꯁꯦ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩ ꯍꯥꯏꯕ ꯉꯝꯗꯦ ꯑꯩꯅ ꯀꯣꯛ ꯄꯨꯕ ꯉꯝꯗꯕ ꯅꯨꯃꯤꯠꯇꯗꯤ ꯑꯩ ꯑꯗꯨꯝ ꯁꯤꯒꯗꯣꯏꯅꯤ ꯍꯥꯏꯌꯦꯕ ꯏꯕꯦꯝꯃ ꯅꯪ ꯁꯤꯕ ꯌꯥꯗꯦ
ꯀꯔꯤ ꯅꯪ ꯃꯥꯁꯇꯔ ꯂꯣꯏꯔꯕ ꯌꯥꯝ ꯀ꯭ꯋꯥꯂꯤꯐꯥꯏꯗ ꯑꯣꯏꯔꯕ ꯃꯥꯗꯤ ꯁꯤꯒꯦ ꯁꯤꯖꯈꯤꯖꯅꯨ ꯅꯪꯗꯤ ꯁꯤꯕ ꯌꯥꯗꯦ ꯅꯪ ꯃꯥꯡꯕ ꯌꯥꯗꯦ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯅ ꯅꯪꯕꯨ ꯀꯌꯥꯝ ꯐꯖꯅ ꯁꯦꯝꯃꯛꯏ ꯅꯪꯒꯤ ꯏꯃꯥꯅ ꯄꯩꯁꯥ ꯄꯨꯔꯒ ꯂꯥꯏꯔꯤꯛ ꯇꯝꯕ ꯊꯥꯔꯒ ꯍꯧꯖꯤꯛ ꯅꯣꯏꯅ ꯅꯁꯥꯅꯐꯧ ꯇꯥꯜꯂꯒ ꯁꯦꯟꯗꯣꯏ ꯍꯨꯟꯗꯅ ꯁꯤꯡꯕ ꯍꯣꯠꯅꯩ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯗ ꯅꯪꯅ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯁꯤꯔꯒ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯅ ꯀꯔꯤ ꯑꯣꯏꯍꯧꯅꯤ ꯅꯣꯏ ꯁꯦꯝꯃꯛꯏꯗꯣ ꯑꯗꯨꯃꯥꯏꯅ ꯁꯤꯅꯕ꯭ꯔꯥ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯐꯠꯇꯕ ꯅꯨꯡꯁꯤꯕ ꯑꯗꯨꯁꯨ ꯑꯐꯕ ꯅꯠꯇꯕ ꯑꯐꯕꯒꯤꯗꯃꯛ ꯑꯣꯏꯔꯗꯤ ꯁꯤꯈ꯭ꯔꯁꯨ ꯌꯥꯏ ꯐꯠꯇꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥꯗꯨꯒꯤꯗꯃꯛꯇ ꯅꯪ ꯀꯩꯗꯧꯕꯩ ꯁꯤꯗꯣꯏꯅꯣ ꯍꯥꯏꯕꯅꯦꯕ ꯃꯥꯅꯦ ꯑꯆꯨꯝꯕꯅꯦ ꯑꯗꯨꯅ ꯍꯌꯦꯡ ꯋꯥꯔꯤꯁꯤ ꯂꯤꯊꯣꯛꯑꯒ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯇ ꯍꯥꯞꯀꯠꯂ ꯊꯝꯍꯧꯔꯒꯦ ꯁꯤ ꯄ꯭ꯔꯨꯐ ꯏꯕꯤꯗꯦꯟꯁ ꯑꯃꯅꯤ ꯅꯪꯉꯣꯟꯁꯤꯗ ꯅꯨꯄꯥꯁꯤꯅ ꯀꯌꯥꯝ ꯍꯔꯥꯁꯃꯦꯟ ꯄꯤ ꯍꯥꯏꯕꯁꯦ ꯂꯩꯒꯦꯁꯨ ꯍꯥꯏꯔꯛꯀꯅꯨ ꯀꯦꯁ ꯑꯝꯇꯁꯨ ꯇꯧꯔꯛꯀꯅꯨ ꯀꯩꯒꯨꯝꯕ ꯗꯤꯁꯇꯔꯕ ꯑꯝꯇ ꯇꯧꯔꯛꯀꯅꯨ ꯍꯥꯏꯕꯅꯦꯕ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯕꯅꯦꯕ ꯕꯤꯛꯇꯤꯝꯁꯨ ꯑꯣꯏꯍꯟꯕꯤꯔꯝꯕ ꯃꯥꯡꯁꯨ ꯃꯥꯡꯍꯜꯂꯝꯕ ꯑꯗꯨꯒ ꯑꯣꯟꯖꯜꯂ ꯙꯞꯁꯨ ꯇꯧꯔꯛꯄꯅꯦꯕ ꯃꯥ ꯑꯣꯏꯅ ꯁꯤꯅꯤ ꯅꯪꯅꯅꯦ ꯍꯥꯏꯅꯦꯅ ꯃꯥꯅ ꯁꯥꯟꯅꯔꯤꯕ ꯀꯣꯛꯇꯨꯅ ꯍꯦꯟꯕ ꯌꯥꯕ ꯅꯠꯇꯦ ꯅꯪ ꯅꯣꯏꯒꯤ ꯕꯕꯥꯗꯒꯤꯅꯦ ꯃꯣꯏ ꯕꯕꯥꯅ ꯍꯥꯏꯅ ꯀꯦꯁ ꯅꯨꯡ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯜꯂꯦ ꯍꯥꯏꯕꯅꯦꯕ ꯅꯆꯦ ꯂꯩ ꯅꯆꯦꯅ ꯂꯣꯏ ꯆꯦꯟꯒꯦ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯀꯦ ꯅꯣꯏ ꯕꯕꯥꯗ ꯑꯌꯥꯕ ꯑꯃꯈꯛ ꯂꯧꯔꯛꯑꯣ ꯍꯥꯏꯕꯅꯦꯕ ꯅꯪ ꯍꯤꯡꯒꯗꯝꯃꯤ ꯁꯤꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ UPSC ꯊꯥꯒꯗꯝꯃꯤ ꯂꯥꯏꯔꯤꯛ ꯃꯈꯥ ꯍꯣꯠꯅꯒꯗꯝꯃꯤ ꯇꯨꯏꯁꯟ ꯅꯨꯡꯁꯟ ꯑꯉꯥꯡ ꯃꯌꯥꯝꯒꯤ ꯆꯠꯀꯗꯝꯅꯤ ꯅꯪ ꯌꯥꯝ ꯃꯇꯤꯛ ꯆꯥꯔꯕ ꯅꯨꯄꯤ ꯑꯃꯅꯤ ꯑꯉꯥꯡ ꯃꯌꯥꯝ ꯂꯥꯏꯔꯤꯛ ꯇꯥꯛꯏꯃꯤ ꯁꯦꯝꯃꯤꯃꯤ ꯑꯗꯨꯒ ꯅꯪ ꯅꯁꯥꯕꯨ ꯅꯁꯥꯒꯤ ꯑꯗꯨꯝ ꯊꯧꯅꯥ ꯂꯩꯖꯕ ꯉꯝꯗ꯭ꯔꯤ ꯀꯩꯒꯤꯅꯣꯅ ꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯥꯁꯦ ꯊꯧꯅꯥ ꯍꯥꯞꯄ ꯀꯥꯟꯗ ꯏꯆꯦ ꯑꯩ ꯍꯤꯡꯉꯅꯤ ꯑꯩ ꯁꯤꯔꯣꯏ ꯑꯩ ꯕꯕꯥꯗꯒꯤ ꯑꯌꯥꯕ ꯑꯃꯈꯛ ꯂꯧꯒꯦ ꯅꯃꯥꯖ ꯃꯌꯨꯝꯗ ꯆꯠꯈꯤꯕꯀꯣ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤ ꯂꯝꯁꯤꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯄ ꯂꯩꯁꯥꯕꯤꯁꯦ ꯃꯥꯡꯉꯕ ꯀꯌꯥꯁꯦ ꯑꯩꯈꯣꯏ ꯊꯦꯡꯅꯔꯛꯑꯦ ꯑꯗꯨꯅ ꯂꯩꯁꯥꯕꯤꯁꯤꯡꯁꯤꯅ ꯁꯤꯒꯨꯝꯕ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯇꯥꯍꯧꯔꯒ ꯅꯨꯡꯁꯤꯅꯔꯤꯉꯩꯗꯗꯤ ꯏꯁꯥ ꯁꯨꯡꯄꯤ ꯄꯤꯊꯣꯛꯇꯕ ꯁꯤꯡ ꯈꯛꯇꯪꯗꯤ ꯂꯧꯁꯤꯡ ꯑꯣꯏꯕꯤꯔꯣ ꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯒꯤ ꯑꯍꯥꯟꯕ ꯋꯥꯔꯤꯗꯒꯤꯀꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯤꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯆꯍꯤ 2ꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯀꯦꯁ ꯑꯃꯈꯛꯅꯦꯕꯀꯣ ꯃꯥꯁꯤ ꯈꯔ ꯏꯝꯐꯥꯜꯗꯒꯤ ꯂꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤꯅꯦ ꯃꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯃꯣꯏꯅ ꯅꯨꯄꯤꯁꯤꯒ ꯃꯃꯥꯟꯅꯕꯤꯁꯤꯒ ꯃꯣꯏꯁꯨ ꯒꯨꯋꯥꯍꯥꯇꯤꯗ ꯃꯣꯏꯁꯦ ꯇ꯭ꯔꯦꯅꯤꯡ ꯑꯃꯈꯛ ꯆꯠꯂꯨꯕꯀꯣ ꯑꯗꯨꯒꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯦ ꯑꯥꯔꯃꯤꯅꯦꯕ ꯑꯩ ꯃꯤꯒꯤ ꯄ꯭ꯔꯣꯐꯦꯁꯟꯁꯤ ꯌꯥꯔꯤꯈꯩꯗꯤ ꯑꯩ ꯄꯟꯖꯅꯤꯡꯗꯕꯅꯦꯕꯀꯣ ꯑꯗꯨꯕꯨ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯒꯤꯁꯨ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯁꯤꯡꯅ ꯄꯥꯈꯪ ꯁꯥꯔ ꯀꯣꯏꯕ ꯑꯗꯩ ꯄꯥꯈꯪꯁꯤꯡꯅ ꯀꯣꯏꯔꯒ ꯅꯛꯅꯔꯒ ꯂꯥꯞꯊꯣꯛꯄꯤꯈꯤꯕꯀꯣ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯅ ꯀꯣꯏꯔꯒ ꯃꯔꯤ ꯊꯝꯕꯤꯔꯀꯥꯟꯗ ꯂꯥꯞꯊꯣꯛꯈꯤꯕ ꯑꯗꯩ ꯈꯪꯉꯛꯀꯥꯟꯗ ꯅꯨꯄꯤ ꯊꯤꯕ ꯑꯣꯏꯔꯝꯕ ꯁꯨꯝꯕꯩꯁꯨ ꯌꯥꯝ ꯊꯣꯛꯏꯕꯀꯣ ꯍꯧꯖꯤꯛ ꯊꯣꯛꯄ ꯍꯧꯖꯤꯛ ꯂꯤꯊꯣꯛꯄ ꯌꯥꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯂꯤꯊꯣꯛꯄꯗꯤ ꯌꯥꯗ꯭ꯔꯕ ꯁꯤꯅ ꯑꯩꯈꯣꯏꯗꯁꯨ ꯇꯦꯟꯁꯟ ꯌꯥꯝ ꯂꯩꯌꯦꯕ ꯑꯌꯧꯒꯤ ꯊꯥꯛꯇ ꯇꯦꯟꯁꯟ ꯂꯩꯌꯦꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯥꯔꯃꯤꯅ ꯑꯩꯅ ꯗꯥꯏꯔꯦꯛ ꯄꯜꯂꯛꯏꯁꯦ ꯑꯥꯔꯃꯤ ꯑꯣꯏꯕꯤꯔꯤꯕ ꯏꯕꯨꯡꯁꯤꯡ ꯏꯄ꯭ꯋꯥꯁꯤꯡꯀꯣ ꯅꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕꯀꯣ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯆꯍꯤ 35ꯁꯤꯗꯅꯦ ꯑꯥꯔꯃꯤ ꯑꯣꯏꯕ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥ ꯄꯥꯈꯪ ꯅꯠꯇꯕ ꯁꯤꯁꯤꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯣꯏꯗꯤ ꯃꯧꯁꯨ ꯀꯣꯏꯗꯦꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯌꯥꯝ ꯑꯉꯥꯡ ꯆꯍꯤ 19 ꯁꯨꯝꯕ 53 10 ꯁ꯭ꯋꯥꯏꯁꯦ ꯀꯣꯏꯌꯦꯕ 11 12 ꯀꯣꯂꯦꯖ ꯇꯝꯕ ꯁꯨꯝꯕꯁꯦ ꯑꯗꯨ ꯅꯣꯏꯗꯤ ꯑꯃꯔꯣꯝꯗ ꯂꯣꯏꯅꯃꯛ ꯅꯠꯇꯦꯀꯣ ꯑꯥꯔꯃꯤ ꯂꯣꯏꯅꯃꯛ ꯅꯠꯇꯦ ꯈꯔꯗꯤ ꯀꯣꯏꯔꯦ ꯃꯣꯏꯁꯦ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯂꯝꯗ ꯂꯩꯕꯅꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯃꯇꯝ ꯂꯦꯟꯐꯝ ꯂꯩꯔꯛꯇꯕ ꯑꯗꯨꯒꯨꯝꯕꯗ ꯁꯤꯒꯨꯝꯕꯁꯤꯗ ꯗꯤꯜ ꯂꯦꯟꯐꯝꯁꯨ ꯑꯣꯏꯔꯛꯑꯦꯕ ꯑꯗꯨꯅ ꯁꯤꯁꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯅꯣꯏꯁꯨ ꯊꯕꯛ ꯇꯠꯀꯅꯤ ꯖꯦꯜ ꯆꯪꯅꯤ ꯑꯗꯒꯤꯗꯤ ꯃꯈꯣꯡ ꯊꯣꯡꯅ ꯂꯥꯛꯑꯦꯅ ꯋꯥ ꯂꯥꯎꯅꯅꯤ ꯏꯖꯠ ꯁꯣꯛꯀꯅꯤ ꯏꯃꯨꯡ ꯀꯥꯏꯅꯤ ꯑꯗꯨꯅ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯃꯆꯥꯗ ꯐꯣꯟ ꯇꯧꯔꯒ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯔꯒ ꯃꯇꯝ ꯂꯦꯟꯕꯒꯤ ꯃꯍꯨꯠꯇ ꯅꯪꯒꯤ ꯅꯨꯄꯤꯗ ꯅꯆꯥꯗ ꯐꯣꯟ ꯇꯧꯔꯒ ꯅꯆꯥ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯔꯒ ꯌꯦꯡꯉꯨ ꯅꯆꯥꯗ ꯑꯣꯏꯅ ꯀꯦꯌꯥꯔ ꯂꯧ ꯃꯥ ꯂꯥꯏꯔꯤꯛ ꯄꯥꯈ꯭ꯔꯕ ꯆꯥꯈ꯭ꯔꯕ ꯊꯛꯈ꯭ꯔꯕꯅ ꯑꯗꯨꯗꯤ ꯅꯠꯇꯦ ꯂꯩꯁꯥꯕꯤ ꯃꯆꯥꯗ ꯑꯣꯏꯅ ꯗꯤꯜ ꯂꯦꯜꯂꯦ ꯃꯤꯗꯤ ꯂꯩꯒꯦꯅ ꯄꯥꯈꯪꯅꯦ ꯍꯥꯏꯔ ꯀꯣꯏꯔꯃꯤꯅ ꯂꯩꯒꯦꯅ ꯅꯨꯡꯁꯤꯔꯨꯔꯦ ꯃꯁꯤꯗ ꯅꯨꯄꯤ ꯊꯤꯕ ꯑꯣꯏꯔꯝꯕꯗ ꯆꯥꯛꯄ ꯊꯋꯥꯏꯀꯣ ꯅꯪꯅꯕ ꯃꯔꯤꯁꯨ ꯑꯃꯨꯛ ꯊꯝꯕꯤꯕ ꯃꯤꯒꯤ ꯃꯆꯥꯗꯣ ꯂꯩꯁꯥꯕꯤ ꯃꯆꯥ ꯇꯒꯠ ꯇꯦꯛꯏꯕꯗꯣ ꯃꯥꯡꯍꯟꯕꯤꯔꯒꯀꯣ ꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯅ ꯑꯩꯈꯣꯏꯁꯤ ꯌꯥꯝ ꯊꯦꯡꯅꯔꯦꯕ ꯑꯗꯨꯅ ꯗꯥꯏꯔꯦꯛ ꯑꯩ ꯑꯥꯔꯃꯤꯁꯦ ꯍꯥꯏꯔꯛꯑꯕꯅꯦꯕꯀꯣ ꯌꯥꯝꯃꯦꯕ ꯃꯁꯤꯡ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯏꯁꯦ ꯍꯦꯟꯃꯟꯈ꯭ꯔꯦꯕ ꯅꯣꯏꯗꯤ ꯃꯄꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤꯁꯤꯃꯛꯇꯕꯨ ꯃꯥꯒꯤ ꯃꯐꯝ ꯅꯥꯏꯗꯦ ꯃꯐꯝ ꯆꯤꯡ ꯃꯥꯟ ꯑꯗꯒꯤ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯄꯕ꯭ꯂꯤꯛꯀ ꯀꯌꯥ ꯂꯣꯏꯅꯗ꯭ꯔꯦ ꯃꯣꯏꯒꯤ ꯊꯕꯛꯁꯦꯀꯣ ꯃꯣꯏꯒꯤ ꯊꯕꯛ ꯃꯐꯝꯗꯨꯗ ꯃꯣꯏ ꯃꯁꯦꯟ ꯈꯛꯇ ꯑꯗꯨꯝ ꯂꯣꯏꯅꯗ꯭ꯔꯥ ꯑꯗꯨꯅ ꯀꯌꯥꯁꯨ ꯈꯪꯗ꯭ꯔꯦꯕ ꯃꯣꯏꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗꯁꯨ ꯑꯥꯔꯃꯤꯅ ꯂꯤꯁꯥꯡ ꯁꯤꯠꯅ
ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯃꯩꯇꯩ ꯅꯨꯄꯤꯗ ꯑꯣꯠꯄ ꯅꯩꯕ ꯔꯦꯞꯀꯤ ꯊꯧꯗꯣꯛ ꯁꯨꯝꯕꯁꯦ ꯑꯥꯔꯃꯤꯅ ꯃꯌꯥꯝ ꯊꯧꯗꯣꯛ ꯃꯌꯥꯝ ꯊꯣꯛꯑꯒ ꯂꯥꯛꯑꯕꯅꯦꯕꯀꯣ ꯃꯤꯑꯣꯠ ꯃꯤꯅꯩ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯀꯌꯥꯗꯀꯣ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯁꯥꯔꯝꯆꯠ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯁꯦ ꯆꯦꯟꯕ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯌꯥꯎꯔꯛꯑꯦꯕ ꯃꯩꯇꯩ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯀꯣ ꯁꯤꯁꯦ ꯌꯥꯝ ꯇꯧꯍꯟꯖꯅꯤꯡꯗꯦꯕ ꯑꯗꯨ ꯌꯥꯝ ꯐꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯂꯩ ꯃꯤꯒꯤ ꯃꯥꯏ ꯅꯨꯄꯤ ꯑꯉꯥꯡ ꯁꯦꯟꯅꯗꯅ ꯈꯣꯠꯇꯅ ꯑꯗꯩ ꯄꯩꯁా ꯊꯥꯔꯛꯇꯅ ꯃꯔꯨꯞ ꯌꯥꯎꯗꯅ ꯌꯥꯝꯅ ꯑꯐꯕ ꯑꯥꯔꯃꯤ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯒ ꯑꯥꯔꯃꯤ ꯑꯣꯏꯕ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄꯨꯂꯤꯁ ꯑꯣꯏꯕ ꯁꯤꯐꯥꯏ ꯄꯨꯂꯤꯁ ꯑꯣꯏꯔꯣ IRB ꯑꯣꯏꯔꯣ MR ꯑꯣꯏꯔꯣ ꯀꯃꯥꯟꯗꯣ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕꯁꯤꯡꯁꯤꯗꯤꯅꯦ ꯈꯤꯇꯪ ꯃꯤꯁꯦ ꯐꯤꯠ ꯑꯣꯏꯕ ꯋꯥꯠꯂꯦꯕꯀꯣ ꯑꯗꯨꯝ ꯈꯤꯇꯪ ꯑꯗꯨꯝ ꯇꯦꯟꯕꯨꯡꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯋꯥꯡ ꯆꯥꯎꯕꯁꯨ ꯌꯥꯎꯏ ꯑꯗꯨ ꯀꯌꯥ ꯑꯗꯨꯝ ꯋꯥꯡ ꯆꯥꯎꯗꯕꯁꯨ ꯌꯥꯎꯋꯦꯕ ꯆꯥꯡꯆꯠꯇ ꯑꯥꯔꯃꯤꯗꯤꯅꯦ ꯃꯥꯏ ꯐꯤꯠ ꯋꯥꯠꯄ ꯌꯥꯗꯦꯗꯅ ꯌꯥꯝ ꯐꯤꯠ ꯑꯣꯏꯌꯦꯕ ꯑꯥꯔꯃꯤ ꯑꯣꯏꯕ ꯀꯩꯅꯣꯁꯤꯡꯁꯦ ꯌꯥꯝ ꯐꯤꯠ ꯑꯣꯏ ꯃꯁꯛ ꯃꯇꯧ ꯐꯖꯩ ꯇꯣꯂꯣꯞꯇꯨ ꯆꯥꯎꯔꯛꯑꯃꯤꯅ ꯃꯣꯏꯗꯤ ꯌꯥꯝ ꯐꯖꯅ ꯃꯁꯥ ꯁꯥꯖꯦꯟ ꯅꯨꯡꯖꯦꯟ ꯆꯥꯕ ꯊꯛꯄ ꯇꯧꯔꯕꯅꯤꯅꯅꯦ ꯑꯗꯒꯤꯗꯤ ꯃꯣꯏꯁꯦ ꯌꯥꯝ ꯐꯤꯠ ꯑꯣꯏ ꯑꯗꯨꯅ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯁꯤꯅ ꯃꯣꯏꯅ ꯄꯥꯈꯪ ꯁꯥꯔ ꯀꯣꯏꯕꯤꯕ ꯃꯇꯝꯗꯗꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯁꯤꯗꯤ ꯉꯥꯎꯖꯩꯕ ꯃꯁꯛꯇꯨ ꯎꯕꯗꯀꯣ ꯑꯩꯈꯣꯏꯅ ꯍꯦꯛ ꯊꯦꯡꯅꯈꯤꯕ ꯑꯥꯔꯃꯤꯈꯩꯁꯦ ꯂꯣꯏ ꯐꯖꯩꯌꯦ ꯃꯔꯥꯁꯤ ꯃꯒꯨꯟ ꯂꯣꯏ ꯂꯩꯔꯒ ꯋꯥꯡ ꯆꯥꯎꯔꯒꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯇꯦꯟ ꯇꯦꯜꯂꯒ ꯅꯨꯄꯥꯅꯦꯅ ꯏꯅꯦꯝ ꯅꯦꯝꯃꯒ ꯂꯥꯛꯇꯦꯕ ꯑꯝꯇ ꯌꯥꯝ ꯊꯤꯅ ꯐꯤꯠ ꯑꯣꯏꯌꯦꯕ ꯑꯗ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤ ꯃꯕꯥꯅꯤꯁꯦ ꯑꯗꯨꯃꯥꯏꯅ ꯃꯄꯥꯟꯗ ꯑꯗꯨꯃꯥꯏꯅ ꯒꯨꯍꯥꯇꯤ ꯆꯧꯕꯁꯤꯗ ꯅꯨꯄꯥꯁꯤꯁꯨ ꯁꯨꯇꯤ ꯊꯣꯛꯂꯛꯄ ꯅꯨꯄꯤꯁꯤꯁꯨ ꯃꯃꯥꯟꯅꯕꯤꯁꯤꯒ ꯃꯣꯏ ꯑꯅꯤꯁꯦ ꯒꯨꯍꯥꯇꯤꯗ ꯇ꯭ꯔꯦꯅꯤꯡ ꯑꯃ ꯆꯠꯂꯨꯕꯗꯒꯤ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯕꯁꯇ ꯇꯣꯡꯉꯛꯄꯗ ꯊꯦꯡꯅꯕꯅꯦꯕ ꯕꯁꯇ ꯑꯗꯣ ꯑꯍꯥꯟꯕ ꯁꯤꯠꯀꯤꯁꯤꯗ ꯅꯨꯄꯤꯁꯤꯡ ꯃꯃꯥꯟꯅꯕꯤꯁꯤꯒꯁꯨ ꯐꯝꯕ ꯑꯗꯩ ꯁꯨꯃꯥꯏꯅ ꯗ꯭ꯔꯥꯏꯚꯔ ꯁꯣꯝ ꯂꯩꯔꯒ ꯁꯣꯝꯗ ꯑꯃ ꯁꯨꯃꯥꯏꯅ ꯑꯣꯟꯁꯤꯜꯂ ꯐꯝꯃꯛꯇ꯭ꯔꯥ ꯑꯗꯨꯗ ꯅꯨꯄꯥꯁꯦ ꯐꯝꯕ ꯃꯕꯥꯅꯤꯁꯦ ꯃꯤꯠꯌꯦꯡꯁꯦ ꯑꯗꯨꯝ ꯇꯥꯟꯅꯗ꯭ꯔꯥ ꯑꯗꯨꯝ ꯃꯕꯥꯅꯤꯁꯦ ꯌꯦꯡꯅꯕ ꯑꯩꯈꯣꯏꯒꯤ ꯅꯣꯛꯃꯤꯟꯅꯕ ꯂꯝꯁꯦ ꯁꯥꯡꯅ ꯇꯣꯡꯉꯛꯑꯕꯅꯤꯅꯀꯣ ꯇꯧꯔꯦ ꯑꯗꯩ ꯒꯥꯔꯤꯁꯦ ꯍꯦꯛ ꯈꯥꯝꯕꯗ ꯃꯥꯅ ꯀꯨꯝꯃꯒ ꯑꯆꯥꯄꯣꯠ ꯂꯩꯔꯛꯄ ꯃꯃꯥꯟꯅꯕꯤꯁꯤꯗ ꯄꯤꯁꯜꯂꯛꯄ ꯁꯨꯝ ꯇꯧꯔꯦ ꯖꯔꯅꯤꯁꯦ ꯃꯣꯏꯁꯦ ꯅꯨꯡꯉꯥꯏꯅ ꯍꯟꯃꯤꯟꯅꯔꯦꯀꯣ ꯑꯗꯩꯗꯤ ꯉꯥꯏꯍꯥꯛ ꯀꯨꯝꯕꯗ ꯆꯦꯛ ꯄꯣꯁ ꯀꯩ ꯂꯩꯕ ꯉꯥꯏꯍꯥꯛ ꯀꯨꯝꯕꯗ ꯑꯗꯨꯝ ꯃꯣꯏ ꯅꯨꯄꯥꯁꯦ ꯆꯪꯉꯛꯇ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯅ ꯀꯥꯏꯗꯩꯅꯣ ꯀꯩꯅꯣ ꯍꯪꯅꯗꯅ ꯃꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯖꯔꯅꯤꯁꯦ ꯅꯨꯡꯉꯥꯏꯍꯟꯃꯤꯟꯅꯔꯦ ꯑꯗꯩꯗꯤ ꯏꯝꯐꯥꯜ ꯌꯧꯔꯀꯥꯟꯗ ꯐꯣꯟ ꯅꯝꯕꯔ ꯂꯧꯍꯧꯒꯦ ꯑꯅ ꯂꯧꯍꯧꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯗꯨꯝ ꯃꯤꯁꯦ ꯃꯥꯒꯤ ꯊꯃꯣꯏꯅꯕꯨ ꯆꯥꯟꯅꯈ꯭ꯔꯗꯤ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯝ ꯃꯕꯥꯅꯤꯁꯦ ꯅꯨꯡꯁꯤꯕ ꯐꯥꯎꯅꯈ꯭ꯔꯦꯕ ꯑꯗꯨꯒ ꯐꯣꯟ ꯅꯝꯕꯔ ꯂꯧꯍꯧꯒꯦꯅ ꯂꯧꯍꯧꯔꯦ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯍꯦꯛ ꯐꯣꯟ ꯅꯝꯕꯔꯁꯦ ꯍꯦꯛ ꯂꯧꯍꯧꯕꯒ ꯅꯨꯄꯤ ꯍꯣꯏꯁꯤꯁꯨ ꯃꯣꯏꯒꯤ ꯂꯝ ꯆꯠꯈꯤꯕꯒ ꯅꯨꯄꯥꯁꯦ ꯐꯣꯟ ꯇꯧꯁꯜꯂꯛꯑꯦꯕ ꯐꯖꯅ ꯆꯠꯂꯣꯀꯣ ꯍꯣꯔꯦꯟ ꯑꯩ ꯌꯨꯝ ꯌꯧꯕꯒ ꯇꯧꯔꯛꯀꯦ ꯅꯪꯁꯨ ꯌꯨꯝ ꯌꯧꯔꯒ ꯇꯧꯔꯛꯑꯣ ꯈꯣꯠꯂꯣꯑꯣꯅ ꯍꯥꯏ ꯑꯗꯩꯗꯤ ꯍꯣꯏꯅ ꯍꯥꯏ ꯑꯗꯩꯗꯤ ꯑꯃꯨꯛ ꯄꯨꯡꯃꯨꯛ ꯂꯩꯔꯒ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯛꯑꯦ ꯌꯨꯝ ꯌꯧꯔꯕ꯭ꯔꯥꯅ ꯑꯩꯗꯤ ꯌꯧꯔꯦ ꯅꯪ ꯌꯧꯔꯕ꯭ꯔꯥꯅ ꯑꯗ ꯅꯨꯄꯤꯁꯤꯅꯁꯨ ꯑꯩ ꯌꯧꯗꯣꯔꯦ ꯌꯧꯗ꯭ꯔꯤ ꯍꯥꯏ ꯑꯗꯩ ꯑꯩ ꯍꯣꯏ ꯑꯗꯨꯗꯤ ꯐꯔꯦ ꯌꯧꯔꯀꯥꯟꯗ ꯍꯥꯏꯔꯛꯑꯣ ꯑꯃꯨꯛ ꯍꯥꯏ ꯑꯗꯩ ꯑꯃꯨꯛ ꯄꯨꯡꯃꯨꯛ ꯂꯩꯔ ꯇꯧꯔꯦ ꯄꯨꯡꯈꯥꯏꯃꯨꯛ ꯂꯩꯔꯒ ꯌꯧꯔꯕ꯭ꯔꯥ ꯈꯣꯠꯂꯕ꯭ꯔꯥ ꯌꯧꯔꯦ ꯑꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ꯭ꯔꯥ ꯆꯥꯗ꯭ꯔꯤꯅ ꯅꯪꯗꯤ ꯆꯥꯔꯕ ꯆꯥꯔꯦ ꯑꯩ ꯄꯣꯊꯥꯔꯤ ꯍꯥꯏꯀꯣ ꯑꯩ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯂꯥꯛꯑꯅꯨ ꯑꯅ ꯍꯥꯏꯕꯁꯤꯗ ꯌꯥꯗꯦ ꯃꯥꯅ ꯑꯩ ꯂꯥꯛꯀꯅꯤ ꯍꯣꯔꯦꯟ ꯑꯩ ꯅꯪ ꯎꯅꯤꯡꯉꯦ ꯁꯤꯅꯦꯕ ꯉꯁꯥꯏ ꯑꯗꯨꯝ ꯎꯔꯤꯗꯨꯗꯤꯅ ꯑꯗꯨꯏꯁꯨ ꯑꯩꯗꯤ ꯀꯨꯏꯅꯒꯤ ꯁꯨꯇꯤ ꯊꯣꯛꯂꯛꯄ ꯅꯠꯇꯦ ꯑꯩ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯅꯨꯡꯊꯤꯟꯁꯦ ꯂꯥꯛꯑꯦꯕ ꯃꯥꯏ ꯀꯥꯔꯁꯦ ꯊꯧꯔ ꯃꯊꯟꯇ ꯂꯥꯛꯏ ꯑꯗꯩꯗꯤ ꯊꯣꯛꯂꯛꯑꯣ ꯈꯣꯠꯂꯣꯑꯣꯅ ꯃꯃꯥꯟꯅꯕꯤꯁꯤꯒ ꯊꯣꯛꯏ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯂꯩꯔꯩ ꯑꯗꯩꯗꯤ ꯑꯁ ꯃꯥꯅ ꯍꯥꯏ ꯅꯣꯏ ꯏꯃꯥꯟꯅꯕꯤꯁꯦ ꯉꯥꯛꯇꯪ ꯊꯝꯃꯝꯃꯣ ꯏꯕꯥꯅꯤꯈꯛ ꯁꯨꯝ ꯊꯧꯔꯨꯁꯤ ꯍꯥꯏꯀꯣ ꯑꯗꯩ ꯃꯃꯥꯟꯅꯕꯤꯁꯨ ꯈꯪꯕꯅꯤꯅ ꯑꯁ ꯑꯩ ꯂꯩꯍꯧꯔꯒꯦ ꯅꯣꯏꯅꯤ ꯊꯧꯔꯣ ꯑꯩ ꯁ꯭ꯋꯥꯏꯗ ꯉꯥꯏꯕꯤꯔꯝꯃꯒꯦ ꯍꯥꯏꯔꯒ ꯊꯧꯃꯤꯟꯅꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯅ ꯃꯕꯥꯅꯤꯁꯦ ꯑꯗꯩ ꯅꯨꯄꯥꯁꯤꯅꯁꯨ ꯑꯩꯈꯣꯏ ꯃꯥꯅ ꯅꯨꯄꯤ ꯊꯤꯔꯣ ꯍꯥꯏꯔꯕꯅꯦ ꯑꯩꯁꯦ ꯑꯗꯣ ꯏꯃꯨꯡ ꯃꯅꯨꯡ ꯌꯨꯝꯁꯦ ꯁꯥꯅꯤꯡꯉꯤ ꯌꯨꯝ ꯁꯥꯗ꯭ꯔꯤ ꯑꯗꯒꯤꯗꯤ ꯏꯅꯥꯎꯄꯥ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯏꯆꯟꯅꯨꯄꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯑꯗꯣ ꯐꯠꯂꯥꯎ ꯊꯤꯖꯤꯟꯕꯗꯣ ꯅꯨꯡꯉꯥꯏꯇꯗꯅ ꯈꯤꯇꯪ ꯃꯣꯏꯁꯦ ꯀꯩꯅꯣꯐꯧꯗꯪꯗꯤ ꯈꯔ ꯀꯣꯂꯦꯖ ꯐꯧꯗꯪꯗꯤ ꯂꯣꯏꯈꯤꯁꯅꯣꯅ ꯂꯩꯕꯅꯤ ꯈꯣꯠꯄꯅꯤꯅ ꯃꯥꯁꯤꯅ ꯍꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯃꯕꯥꯅꯤꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯅ ꯈꯣꯠꯇꯅ ꯑꯗꯩ ꯅꯨꯄꯤꯁꯤ ꯃꯃꯥꯟꯅꯕꯤꯁꯤꯒ ꯃꯕꯥꯅꯤꯁꯦ ꯐꯅꯦꯛ ꯂꯣꯜꯂꯦꯕ ꯐꯅꯦꯛ ꯑꯗꯤ ꯑꯩꯈꯣꯏꯒꯤ ꯐꯤꯒꯦ ꯑꯁꯦꯡꯕ ꯈꯨꯠꯅ ꯂꯣꯟꯕꯗꯣ ꯑꯗꯨ ꯂꯣꯜꯂꯦꯕ ꯃꯕꯥꯅꯤꯁꯦ ꯑꯗꯨꯝ ꯐꯝꯃꯤꯟꯅꯔꯒꯗ ꯑꯗꯨꯝ ꯅꯨꯄꯥꯁꯦ ꯐꯣꯟꯁꯦ ꯂꯦꯞꯇꯦ ꯅꯣꯡꯉꯥꯟꯕꯒ ꯐꯣꯟ ꯇꯧꯔꯛꯀꯅꯤ ꯃꯥꯅ ꯐꯅꯦꯛ ꯂꯣꯟꯕꯁꯦ ꯏꯌꯥꯔꯄꯤꯁ ꯊꯤꯟꯖꯜꯂꯒꯅꯦ ꯑꯗꯨꯝ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯁꯥꯟꯅꯔꯅꯤ ꯑꯗꯩ ꯍꯌꯦꯡ ꯂꯥꯛꯀꯦ ꯆꯠꯃꯤꯟꯅꯔꯅꯤ ꯀꯣꯏꯕ ꯇꯧꯗꯅ ꯃꯥꯏ ꯁꯨꯇꯤ ꯊꯥ ꯑꯃꯨꯛ ꯊꯣꯛꯂꯛꯄꯁꯤꯗ ꯅꯨꯃꯤꯠ ꯅꯣꯡꯃ ꯀꯥꯜꯂ ꯅꯣꯡꯃꯒꯨꯝꯕ 15 daysꯀꯨꯝꯕꯁꯦ ꯎꯅꯔꯦꯀꯣ ꯑꯗꯨꯝ ꯀꯣꯏꯕ ꯆꯠꯃꯤꯟꯅꯗꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯅꯨꯄꯥꯁꯤꯁꯨ ꯁꯨꯇꯤ ꯀꯩꯅꯣꯁꯦ ꯆꯪꯈ꯭ꯔꯦꯕ
ꯑꯗꯨꯗꯗꯤ ꯃꯕꯥꯅꯤꯒꯤ ꯑꯀꯥꯏꯕ ꯑꯃꯐꯥꯎ ꯔꯤꯂꯦꯁꯟ ꯊꯝꯅꯈꯤꯗꯦꯀꯣ ꯅꯨꯄꯥꯁꯤꯅꯁꯨ ꯍꯥꯏꯔꯝꯗꯦ ꯑꯗꯨꯒ ꯌꯥꯝ ꯑꯗꯨꯝ ꯐꯖꯅ ꯅꯨꯡꯁꯤꯅꯔꯒ ꯑꯗꯨꯃꯥꯏꯅ ꯆꯠꯂꯝꯗꯥꯏ ꯍꯌꯦꯡꯅꯦ ꯍꯥꯏꯕꯗꯒꯁꯦ ꯀꯣꯏꯕ ꯆꯠꯇꯅ ꯑꯗꯩ ꯅꯨꯄꯤꯁꯤꯅꯁꯨ ꯃꯥꯒꯤ ꯀꯩꯅꯣꯒꯁꯦ ꯄꯤꯗꯅ ꯈꯣꯠꯇꯅ 아다 puunaba ngari nga ayaiba ga pidana khotana tarakanda nupado admaina chatki adaidi adum aada lerakanda ju nupaje maje ayungdin je adum phone tawre ko sunungdang de aidi duty tarubani mai thabaksina army orga ju mo maje office ta se sang subagi oiba aduga fil ta daba tadaba aduga nungdang se ai ayung thabak suba yang wai aidi nungdang di phone off thamjala dum tummi ha ga nungdang ji phone ja ada le kan da tok tok ba ada nupi jina ju ma wa bai o mane khalle dai nong phadok su pung ma pan dai na tara tara ma thoi bau je hek tor ko su yawi bari ko ina sanai nga sidi nang tum ning draba na sai nga sai ta tum thore tum ning dre kaina admai dum nupi je sena dana khotana ma ban je adum pawi phauna dana je adum leire ko dai ma gi paisa ga je ai tolo phange ai ekta loisali na oda kapsalake ai dakar oi loge ga ga esalising nipu yangkhai ga je thajalakpi elising nga da kapo do maru hun gi ge kaina dai angangi kainogi isanupi gi tharo ha adu kaina ha ga dum maina nupi jina lupa am lobudi nataba adu magi thammaga ga dum nuksina bagi ko nupi jina ju lupa am ta ga ma lode dai enang ga sin balai zum season now ha ba nupa jina mai do paisa do sum adu mai tor ga mami thalak bagi kainong khakne ba nupi jina ai di ai kem sin de khoi mai ban khak lei bani adu ai ka su paisa ma thau ta de ana nupi ji college tam loire ko makha ma graduation lo tam da dre ba master de ko tam da dre ma je du ga mai tor ga dum nupi ji sangsar ji da ne atopa ambo udre nupa ji ka dum ujare ba adu dum nupa ji ko ayo tai sa ga nungai jare adai mama na bijina ju loina khange wa kano je mabani je nusina ba je adai der mai tawe mabani je phajana dum dong mai pawi phauna dana atopa kana amgi wakan changdre atopa mi ngoi charu bagi nusina bai matam ju phangdre ko adai ado hana nupa nusina ramba lai bra khot pra ai di kha hairak po kholok pa khara koina gi balai du kaina nusina ba khot padi ai kai su naksna ba yamna kuina nusina gi badi ai laite ai na ju pam ba hek thokpa oida ba wa khanjai sa chana da na tang wai sa ma tokhiba adum ba oi gaina mana hai asujika nupi jing je thajani ngai oi dre adu da hangi ni gaina ko adai ai din nang dum singnari ni gaina nupi jina hai ba adai di ai di inau jing ga ge sem ngai da thabak sem tari tauge na honari ngai da nupi ga koi sangakte da nupi ga koi haiba mi nate nang thengnari jini gaina ko adai mu mathang amu ma je tholak pa matam je yoksale ba nupi jina na akhoi case phamba jamai calendar pore ba calendar je sahi ahum moini nusina ji sahi ahum ge calendar pore nungti gi mana ne kolom je ha khosal le ba ma tholka da matam je pare ne ba de se dum khosan ba ma sakhi ba numi se 1 day 2 day sana dum khosan jaba dugi ma je sahi mu lairaga suti thole edana mathang da ko mana tholak pa ji nupi sene wana ngai je ba wana ngai je ado thole ada mana nupajin haire ai iron ba moro saba saningi soibum iron ba ada nga thongba saningi toy handana matum thongba do toy handana saningi ga na haide eba ko ada idi sengju ju saningi thangjing sengju na nupi na aduga ibani hotel do oina unaji saminaji nanga thongba sak to ai nangna khotna in ba sage sahi jima ai yang wana ngai rapani suti je ga haibja nupi jina ju nuksidana nga ga taka taka tekpa sor hon ba nga hingi ba haitare ne lairoga spalana ga thongbi dana khotpi dana tawre aduga ya pota ngai ramona aine ek imphal yorok padane manipur haiba khoi gi iramdam ji yorok pada ai kanam tagi masak uning de nangi nasak hana uningi haiba adu ya pota ngai ramona adai dinu pisna main thonga thangjing sengju subi re nga am ju tawbi re adai soibung ga je morok satak irolaga nga je matum thonga ga mahi ga je kungna nangna dai toy handa bi dra pa na tiffin ji da puja dana ma je ya pota nu pa je ngai re ko pa je thole adai gari ma wai ra ga ma ban je hotel bok thilale adai hotel ji da business in dana khotana cha dan thakna ma je tawre sang na nungsinara bani nupi jina ma tholak kadab je calendar khotana ngai ba kaidong ngai no ma tholak kadab je na samana bidu daga je haidana mamana biduna jo astaning de na bani ji main pithribi jana ban de hena mi je amta hindra boy khalle na bani ka hinga boy khalle ga na ko dai di amaina sak hotel je samin na dana de sayeng de thola ni ne
ꯅꯣꯏ ꯁꯥꯏ ꯊꯣꯛꯂꯛꯑꯅꯤꯅꯦ ꯊꯣꯡꯗꯔꯣꯅꯦ ꯃꯥꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯉꯥꯒꯗꯣꯅ ꯑꯌꯨꯛꯁꯦ ꯃꯃꯥꯟꯅꯕꯤꯁꯤꯁꯨ ꯏꯟꯖꯥꯡ ꯁꯦꯝꯕ ꯈꯣꯠꯄ ꯂꯣꯏ ꯌꯥꯎꯕꯤꯔꯤꯅꯦꯕ ꯍꯣꯔꯦꯟꯗꯤ ꯄꯤꯖꯔꯣ ꯍꯥꯎꯅ ꯄꯤꯖꯔꯣ ꯀꯥꯏꯅꯀꯣ ꯑꯗꯩ ꯁꯣꯝꯗ ꯍꯣꯇꯦꯜꯁꯤꯗ ꯃꯕꯥꯅꯤꯁꯦ ꯐꯖꯅ ꯄꯤꯖꯗꯅ ꯈꯣꯠꯇꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯦ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯃꯕꯥꯅꯤꯁꯦ ꯈꯪꯍꯧꯗꯅꯅꯦ ꯑꯗꯨꯝ ꯅꯛꯁꯤꯟꯅꯈ꯭ꯔꯦꯕ ꯑꯗ ꯅꯨꯄꯥꯁꯤꯅꯁꯨ ꯁꯨꯃꯥꯏꯅ ꯃꯊꯪ ꯊꯣꯛꯂꯛꯄꯗ ꯏꯕꯥꯅꯤꯁꯦ ꯍꯣꯡꯉꯁꯤꯅ ꯍꯥꯏꯔꯒ ꯌꯨꯝ ꯀꯩ ꯁꯥꯕ ꯍꯧꯔꯒꯦ ꯑꯗꯣ ꯅꯪꯅ ꯂꯥꯛꯄꯗ ꯍꯌꯦꯡ ꯇꯖꯣꯞ ꯂꯩꯔꯝꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯌꯥꯝ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯁꯥꯡꯅ ꯐꯖꯅ ꯅꯨꯡꯁꯤꯅꯔꯒ ꯐꯖꯅ ꯍꯣꯡꯁꯤ ꯂꯨꯍꯣꯡꯕꯁꯦ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯈꯛꯇꯅꯤ ꯏꯕꯥꯅꯤꯁꯦ ꯑꯗꯨꯝ ꯌꯨꯝ ꯄꯥꯟꯗꯧ ꯂꯩꯔꯝꯃꯦ ꯑꯗꯨ ꯍꯥꯊꯨ ꯍꯦꯛꯇ ꯈꯟꯅꯔ ꯁꯥꯎꯅꯔꯒ ꯍꯦꯛꯇ ꯇꯧꯅꯔꯣꯏꯁꯤ ꯌꯥꯝꯅ ꯀꯩꯅꯣꯝꯃꯗ ꯐꯖꯅ ꯍꯣꯡꯁꯤ ꯀꯥꯏꯅꯒ ꯍꯥꯏ ꯅꯨꯄꯤꯁꯤꯅꯁꯨ ꯌꯥꯏ ꯑꯩꯁꯨ ꯀꯩꯁꯨ ꯌꯥꯝ ꯆꯍꯤ ꯌꯥꯝꯕ ꯅꯠꯇ꯭ꯔꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯅꯨꯄꯥꯁꯤꯃꯛꯇꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯋꯥꯉꯥꯡ ꯁꯉꯥꯡ ꯀꯩꯅꯣꯁꯦ ꯅꯨꯄꯤꯁꯤꯅ ꯂꯣꯏ ꯄꯥꯝꯖꯕ ꯃꯑꯣꯡ ꯑꯣꯏꯌꯦꯕ ꯑꯗꯨꯒ ꯑꯁꯦꯡꯕꯒꯤꯁꯨ ꯅꯨꯄꯥꯗோ ꯑꯩꯈꯣꯏꯒꯤ ꯀꯨꯆꯨꯁꯦ ꯌꯥꯝꯁꯨ ꯃꯨꯗꯕ ꯀꯨꯆꯨ ꯀꯨꯂꯩꯗ ꯄꯥꯜꯂ ꯃꯔꯥꯝꯁꯤ ꯃꯒꯨꯟꯁꯤ ꯂꯩꯔꯒꯅꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯃꯅꯥꯇꯣꯟ ꯃꯆꯤꯟ ꯃꯌꯥꯁꯦ ꯌꯥꯝ ꯆꯥꯎꯕ ꯅꯨꯄꯥ ꯂꯩꯇ꯭ꯔꯥ ꯑꯗꯨ ꯅꯠꯇꯕ ꯃꯆꯤꯟꯁꯦ ꯇꯕꯥ ꯃꯥꯅ ꯋꯥ ꯉꯥꯡꯊꯣꯔꯛꯄꯗ ꯁ꯭ꯋꯥꯏꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯅꯣꯛꯄꯗꯒꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯀꯣ ꯅꯨꯄꯤꯁꯤꯅ ꯉꯥꯎꯅꯦꯕ ꯁꯣꯏꯗꯅ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯅ ꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧꯁꯤꯅꯀꯣ ꯉꯥꯎꯖꯩꯕ ꯌꯥꯝꯅ ꯑꯗꯩꯗꯤꯀꯃꯥꯏꯅ ꯇꯧꯔꯒ ꯃꯕꯥꯅꯤꯁꯦ ꯑꯗꯨꯝ ꯑꯗꯨꯒꯤ ꯊꯥꯃꯨꯛ ꯁꯨꯇꯤ ꯂꯩꯕꯁꯤꯗꯁꯨ ꯃꯕꯥꯅꯤꯁꯦ ꯑꯗꯨꯝ ꯑꯗꯨꯗꯗꯤ ꯍꯣꯇꯦꯜꯗ ꯑꯣꯏꯅ ꯑꯗꯨꯝ ꯎꯅꯔꯦ ꯃꯕꯥꯅꯤꯁꯦ ꯅꯤꯅꯤ ꯀꯥꯟꯕ ꯅꯣꯡꯃ ꯀꯥꯟꯕ ꯇꯧꯔꯒ ꯑꯗꯨꯝ ꯀꯣꯏ ꯆꯧꯁꯦꯅ ꯂꯧ ꯂꯥꯛꯑ ꯑꯗꯨꯝ ꯍꯣꯇꯦꯜꯗ ꯑꯗꯨꯝ ꯎꯅꯔꯦꯕꯀꯣ ꯑꯗꯨꯝ ꯔꯤꯂꯦꯁꯟꯁꯦ ꯐꯖꯅ ꯊꯝꯈ꯭ꯔꯦꯕ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯥꯅ ꯁꯣꯝꯗ ꯀꯦꯂꯦꯟꯗꯔ ꯈꯣꯠꯇꯅ ꯃꯥ ꯅꯨꯄꯥꯁꯦ ꯑꯃꯨꯛ ꯆꯪꯈꯤꯅꯤ ꯊꯣꯛꯂꯛꯄꯁꯦ ꯉꯥꯏꯅꯤ ꯅꯣꯡ ꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯐꯥꯎꯁꯦ ꯋꯥꯔꯤ ꯁꯥꯅꯤ ꯄꯨꯔꯥ ꯁꯪꯁꯥꯔꯁꯤꯗ ꯑꯗꯨꯝ ꯇꯥꯎꯃꯤꯟꯅꯔꯦ ꯂꯨꯞꯃꯤꯟꯅꯔꯦ ꯑꯇꯣꯞꯄ ꯀꯅꯥꯝ ꯍꯟꯅ ꯌꯦꯡꯗ꯭ꯔꯦ ꯆꯪꯗ꯭ꯔꯦ ꯑꯗꯒꯤ ꯂꯩꯀꯥꯏ ꯈꯨꯟꯒꯤ ꯊꯥꯕꯜ ꯆꯣꯡꯕ ꯂꯤꯂꯥ ꯏꯁꯩ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯦ ꯀꯩꯒꯨꯝꯕ ꯑꯝꯇ ꯄꯥꯝꯗ꯭ꯔꯦ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯝꯇꯒꯤ ꯃꯁꯛ ꯃꯥꯅ ꯌꯦꯡꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯑꯗꯨꯝ ꯀꯦꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯀꯔꯤꯝ ꯐꯥꯎꯗ꯭ꯔꯦ ꯃꯥꯅ ꯅꯪꯅ ꯀꯦꯕꯗꯣ ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗ ꯀꯦꯕ ꯅꯨꯡꯉꯥꯏꯇꯦ ꯀꯦꯒꯅꯨ ꯍꯥꯏꯌꯦꯕ ꯅꯨꯄꯥꯁꯤꯅꯁꯨ ꯑꯩ ꯅꯪ ꯊꯣꯛꯂꯛꯑꯀꯥꯟꯗ ꯈꯛ ꯀꯦꯒꯅꯤ ꯅꯪꯒꯤ ꯅꯃꯥꯡꯗ ꯅꯪ ꯎꯅꯕ ꯈꯛꯇꯪꯒꯤ ꯑꯩ ꯀꯦꯒꯅꯤꯅ ꯅꯨꯄꯤꯁꯤꯁꯨ ꯀꯔꯤꯝ ꯀꯦꯖꯗꯦ ꯃꯄꯥꯟ ꯊꯣꯛꯇꯦ ꯑꯗꯨꯒ ꯐꯤꯁꯦ ꯂꯣꯜꯂ ꯈꯣꯠꯂ ꯑꯗꯨꯝ ꯂꯩꯖꯩ ꯑꯩ ꯐꯅꯦꯛ ꯑꯃ ꯂꯣꯜ ꯂꯣꯏꯔꯦ ꯑꯔꯣꯟꯕ ꯑꯗꯨ ꯐꯪꯉꯦ ꯍꯟꯗꯛꯅ ꯁꯤ ꯂꯣꯟꯗꯣꯏꯅꯦꯅ ꯐꯣꯇꯣ ꯊꯥꯗꯅ ꯑꯗꯩ ꯃꯥꯅ ꯂꯣꯜꯂꯤꯕ ꯐꯅꯦꯛꯇꯣ ꯚꯤꯗꯤꯑꯣ ꯊꯥꯗꯅ ꯂꯣꯜꯂꯤꯉꯩꯒꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯁ ꯅꯪ ꯋꯥꯔꯅꯤ ꯊꯦꯡꯉꯦ ꯇꯨꯝꯃꯣ ꯑꯗꯨ ꯇꯧꯔꯣꯅ ꯑꯁ ꯀꯩ ꯀꯥꯟꯅꯕ ꯂꯣꯜꯂꯨꯅꯨ ꯀꯥꯏꯅ ꯑꯩꯁꯨ ꯇꯥꯟꯁꯤꯟꯒꯦ ꯑꯩꯁꯨ ꯑꯎꯟꯄꯣꯠ ꯃꯇꯤꯛ ꯆꯥꯅ ꯄꯣꯔꯛꯀꯦ ꯅꯪꯁꯨ ꯅꯪꯒꯤ ꯑꯩ ꯂꯥꯛꯄꯗ ꯑꯩꯅ ꯂꯩꯅꯕ ꯌꯨꯝ ꯕꯤꯜꯗꯤꯡ ꯁꯥꯅꯤꯡꯉꯤꯗோ ꯑꯁ ꯃꯊꯛꯀꯤ ꯃꯊꯣꯜꯗ ꯂꯩꯍꯟꯅꯤ ꯅꯪꯗꯤꯒ ꯍꯥꯏꯗꯣ ꯑꯩꯁꯨ ꯅꯪ ꯅꯅꯥꯛꯇ ꯂꯥꯛꯄꯗ ꯇꯖꯣꯞ ꯂꯥꯛꯅꯤꯡꯗꯤꯌꯦ ꯑꯎꯟꯄꯣꯠ ꯃꯇꯤꯛ ꯆꯥꯅ ꯄꯨꯔꯛꯅꯤꯡꯉꯦ ꯑꯩ ꯂꯣꯏꯅ ꯌꯥꯎꯔꯦ ꯃꯔꯨꯞ ꯊꯥꯡꯂꯨꯞ ꯀꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯁꯥꯔꯛꯄ ꯋꯥꯔꯤꯅꯦꯕꯀꯣ ꯑꯗꯩ ꯃꯊꯪ ꯆꯍꯤꯒꯤ ꯁꯨꯇꯤ ꯊꯣꯛꯂꯛꯄꯁꯦ ꯁꯤꯗꯅ ꯑꯃꯨꯛ ꯅꯨꯄꯥꯁꯤꯒꯤ ꯃꯌꯨꯝꯁꯦ ꯁꯥꯔꯦꯅꯀꯣ ꯅꯨꯄꯥꯁꯤꯅ ꯀꯩꯅꯣ ꯊꯥꯔꯛꯑꯦ ꯚꯤꯗꯤꯑꯣ ꯌꯨꯝ ꯁꯥꯕꯒꯤꯅꯦ ꯚꯤꯗꯤꯑꯣ ꯑꯗꯒꯤꯗꯤ ꯐꯣꯇꯣꯒ ꯀꯩ ꯑꯗꯨꯝ ꯌꯨꯝꯁꯥꯕꯈꯩꯁꯤꯒ ꯃꯥꯒ ꯑꯗꯨꯝ ꯀꯥꯞꯃꯤꯟꯅꯕ ꯑꯗꯩ ꯅꯨꯄꯥꯁꯤꯅꯒ ꯁꯤꯁꯦ ꯇꯥꯗ ꯁꯤ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨ ꯁꯤꯒꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯀꯥꯏꯅ ꯃꯥꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯅꯝꯃ ꯑꯗꯨꯝ ꯃꯥꯒ ꯌꯨꯝꯁꯥꯕꯈꯩꯁꯤꯒ ꯈꯟꯅꯕ ꯑꯗꯩ ꯆꯦꯛ ꯂꯥꯛꯄꯒꯤ ꯆꯦꯛ ꯊꯥꯕ ꯈꯣꯠꯄ ꯄꯩꯁꯥ ꯂꯣꯏꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯃꯥꯅ ꯑꯗꯨꯝ ꯅꯝꯃ ꯑꯗꯨꯝ ꯊꯥꯔꯛꯄꯗꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯦꯕ ꯑꯗꯩ ꯁꯤ ꯃꯊꯛꯁꯤꯗꯅ ꯏꯕꯥꯅꯤ ꯀꯥꯎꯔꯗꯝꯅꯤ ꯃꯈꯥꯗꯅ ꯏꯃꯥꯒ ꯕꯕꯥꯒꯤ ꯑꯗꯨꯒ ꯀꯩꯅꯣ ꯃꯊꯣꯜ ꯑꯅꯤꯈꯛ ꯍꯥꯟꯅ ꯁꯥꯈꯤꯒꯦ ꯑꯗꯨ ꯏꯅꯥꯎꯄꯥꯒꯤꯅ ꯑꯃꯨꯛ ꯈꯔ ꯇꯞꯅ ꯁꯥꯒꯦ ꯁꯥꯠ ꯍꯩꯖꯤꯜꯂꯒ ꯀꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯃꯥꯅꯁꯨ ꯑꯁ ꯃꯃꯥꯟꯅꯕꯤꯁꯤꯗꯒ ꯁꯨꯃꯥꯏꯅ ꯃꯌꯨꯝ ꯁꯥꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯑꯗꯨ ꯇꯧꯈ꯭ꯔꯦꯅ ꯑꯗꯩ ꯔꯪ ꯀꯩ ꯃꯆꯨ ꯄꯥꯝꯃꯤ ꯑꯗꯩ ꯑꯗꯨ ꯄꯥꯝꯃꯤ ꯑꯗꯨ ꯇꯧꯏ ꯀꯥꯏꯅꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯗꯨꯒꯤꯁꯨ ꯁꯨꯇꯤ ꯊꯣꯛꯂꯛꯄꯁꯦ ꯃꯥ ꯌꯨꯝ ꯁꯥꯕ ꯍꯧꯔꯦ ꯈꯣꯠꯂꯦ ꯍꯟꯗꯛꯇꯤ ꯈꯔ ꯆꯤꯜꯂꯦꯅ ꯀꯌꯥ ꯑꯗꯨꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏꯁꯤ ꯀꯥ ꯍꯦꯟꯅ ꯈꯔꯗꯤ ꯎꯅꯔꯒ ꯑꯗꯨꯝ ꯇꯣꯏꯅ ꯌꯥꯝ ꯎꯅꯕꯗꯤ ꯐꯪꯈꯤꯗ꯭ꯔꯦꯕꯀோ ꯑꯗꯨꯒ ꯃꯊꯪ ꯊꯣꯛꯂꯛꯄꯁꯤꯗ ꯆꯦꯟꯁꯦ ꯍꯥꯏꯅꯕꯅꯦꯕ ꯃꯕꯥꯅꯤꯁꯦ ꯃꯊꯪꯒꯤ ꯁꯨꯇꯤ ꯊꯣꯛꯂꯛꯄꯗ ꯑꯗꯨꯒꯤ ꯅꯪꯅꯕꯅꯦꯕ ꯃꯥꯁꯨ ꯌꯨꯝ ꯀꯩ ꯁꯥꯔꯤꯗꯣ ꯍꯌꯦꯡ ꯂꯨꯍꯣꯡꯕꯒ ꯌꯨꯝ ꯁꯥꯕꯒ ꯄꯥꯕ ꯌꯥꯝ ꯋꯥꯏ ꯍꯥꯟꯅ ꯁꯥꯗꯣꯛꯑ ꯐꯖꯅ ꯂꯣꯏꯁꯜꯂꯒꯦꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯅꯨꯄꯤꯁꯤꯁꯨ ꯅꯨꯡꯉꯥꯏꯕ ꯋꯥꯈꯟꯗ ꯆꯍꯤ 2 ꯁꯨꯔꯦ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯤꯁꯦ ꯑꯗꯨ ꯃꯊꯪꯗꯗꯤ ꯏꯕꯥꯅꯤ ꯆꯦꯜꯂꯗꯕꯅꯤ ꯀꯥꯏꯅ ꯃꯥꯁꯨ ꯑꯗꯨꯝ ꯂꯩꯖꯕꯗꯣꯀꯣ ꯑꯗꯩ ꯃꯃꯥꯁꯤꯅꯁꯨ ꯐꯔꯦ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯇꯧꯔꯦ ꯒ꯭ꯌꯥꯟꯁꯨ ꯇꯥꯔꯦ ꯅꯪꯕꯨꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕꯤꯔꯦꯅ ꯑꯗꯨꯃꯥꯏꯅ ꯃꯃꯥꯁꯤꯅꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯖꯩꯕ ꯅꯨꯄꯥꯁꯦ ꯃꯆꯥꯅꯨꯄꯤꯁꯤꯅ ꯐꯣꯇꯣꯒ ꯌꯦꯡꯍꯜꯂꯦꯕꯀꯣ ꯃꯃꯥꯁꯤꯅꯁꯨ ꯃꯁꯛꯇꯤ ꯐꯖꯩꯅꯦ ꯀꯥꯏꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯑꯗꯨꯝ ꯁꯨꯇꯤ ꯊꯣꯛꯂꯛꯄꯗ ꯃꯥꯅ ꯊꯣꯡꯕ ꯏꯟꯖꯥꯡꯁꯦ ꯆꯥꯅꯤꯡꯕꯁꯦ ꯑꯗꯨ ꯄꯣꯔꯛꯑꯣ ꯍꯥꯏꯔ ꯍꯣꯇꯦꯜꯁꯤꯗ ꯎꯟꯅꯕꯗ ꯑꯗꯨꯝ ꯃꯥꯅ ꯆꯒꯦꯝꯄꯣꯝꯕ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯁꯨ ꯎꯇꯤ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯄꯥꯛꯅꯝ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯁꯨꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯊꯣꯡ ꯄꯨꯗꯅ ꯆꯥꯃꯤꯟꯅꯗꯅ ꯌꯥꯝ ꯅꯨꯡꯁꯤꯅꯖꯩꯕ ꯑꯗꯒꯤ 3 ꯁꯨꯕꯒꯤ ꯆꯦꯟꯁꯦ ꯍꯥꯏꯅꯕ ꯆꯍꯤꯁꯦ ꯁꯤ ꯌꯧꯁꯜꯂꯛꯑꯦ ꯃꯥ ꯊꯣꯛꯂꯛꯑꯦꯕ ꯑꯗ ꯃꯥꯅ ꯍꯥꯏꯔꯦꯕꯀꯣ ꯌꯨꯝꯒ ꯂꯣꯏꯁꯜꯂꯨꯕꯒꯤ ꯌꯨꯝꯗꯤ ꯂꯣꯏꯔꯦ ꯌꯨꯝ ꯑꯔꯣꯏꯕ ꯐꯣꯇꯣ ꯅꯨꯡꯗꯣ ꯂꯣꯏ ꯊꯥꯔꯛꯑꯦ ꯑꯗꯩ ꯃꯣꯏ ꯃꯌꯨꯝ ꯁꯪꯒꯥꯕꯩ ꯈꯣꯠꯄꯒꯤꯒ ꯂꯣꯏ ꯊꯥꯔꯛꯑꯦꯕꯀꯣ ꯑꯗꯨꯒ
mana haire yum saba loisanbada ngaibanina ma tholaido sangabai tholaineba suti ju batam ju tajaba aduna yum saba loibaga handak che chelaroji yam ware khalaga chenji mathang sahi da sineba mana kaisu kaide adum yai ai na haibako aduga hayengdi mabane maje sangani haibase sida numisi unnare mabanje hotel da patana unnarure aduga nupije mana thillame ko mayumda aduga nupijina phone tawbaneba phone tawda angang am paireba akhoi babadi washroom da laigiye harakpa nupijekta maji aibam tawbam je khangdreba ko mana haisana maji mangonda adugi karigomba bauma je chingnaba laiteba onara jala rong number ta chala jala na nupije khalleba ko koi rong number ta chala mana pai khalak baga leibdo adai maji na muthatleba soira bo ai bo nam ko tawreba tawra kanjida angang je dum pai khalleba adai di si phone ma pose noi baba ro na hangne mana ko ma ne na ada noi ba kai ming kau ba na maming haire maming ka kai di loi chum me ba ko adu noi tholak pa kam kuirage na kuire kai dangoi chang doi no hayeng chang doi ni ha ada noi ma di lei bro noi ma pa hello hai ba akoi ma di thabang pham da le hawe koi pa pai ban kak thole handak ti hai ba ko ado ma na ba gi le hore isan ga pa pai ban kak thole e na hai ba ko adai di mana du di noi ba don ta pa hello ne ai kano nang juna sakhang ninge ado noi ba kano video calling oina tawrake ada video calling toy ngai da noi ba do pa hello sineba adi mi se onabra onadabra adu bo ma thajajadri ne ba ko adai di hoi na ga video calling ju tawre ngang ju ga wari ga sanare nang dina sak am phajai yam nu sinoi ba ma le adu noi ba do thola kharbo washroom dagi na sung ngai re dana ma ji user bane banu pas thola kharbo pa hello o thola khre pa hello ge papa ne ma phone tawre tu na video calling ne ga sat law smai ulak pane ba pa je sum me kana no ne ga tawel na sum tai thok na ko pa je nupi je masak se ubda put amu that khre ba phone aduga phone je switch off thamjan gare ba nupi je han tawi off thamjan gare dum nupa je off dum tham gare ba ko aseta ma je nupi je lebam jabang khang dai dai kaptana mama na bi je kaure nang ta yam tu na law kai nom lei re na dai tama je kape dai di kai dore mama ka je jan na re dai di mama na bi je man hai re mai tok dana ma je nupi thi bo oira me ma sa na pa pai re na seta tu phone je switch off thamjan gare na number ju adagi hena mama na ba du da kanam ta khangna ba na te ba adu di kai no hayeng chala loi re ma no seta ya bra sine ba ko adai di moi je mai tor kan da akhoi kai no si nupa ji mana khoi gi sang ba je mana sang ne tor ba je ma ju sang dre ba nupa ji ma tang khari yai thu e ko aduga nupi ji da mana ahing thiang kan da phone je tawra them e ba themak pa ji da nupi ji asyam ngang na re nang na nupi lai ga pakhang sar ga ngon da ka do gi nu si hai bi ra iba nang na yam ngang na re moi je ko adai di nupa ji na ju ai nang nu si ba gi ni ado hojik ti phare loina mak se hau gre ai nang lau ge sine ba nang nupi lai ga ai di lesan bang moi ai sa gai na tai na lesan nang na nupi lai ba da kai gi se le hai roi dra pi ju pi roi ai sa gai na tai na ai kurai ton jing na aduga nangi nupi angang da ai yet pa ju pam de mina tawngam bi dai nupi mun bi na hai ba do atom bia ba ming ton do ai oi ba pam de ai na han ba punsi da aroi han bam sung aroi bo ina long jaga da ba nupa do ai di ai gi oi ba seng ba nupa oi ba pami sai na ba nupa pam de na moi siam long na re ba ko dai ngang na re long na re tu kan da nupi je no ni je sa dre thak dre dai mama na pi na su yam ngang e nupa ji ma ji chau thau ya dre na khale dai hum ni mari ni ji dukan da mama na bi ge mama ji ga jina ta na ra ga e ma si nupa ji ya de bam de khangan mana phai na organization ji da moi ji ta na ba lak pa ne ba le lam khak taw ba lak pa ne ba lo chan na bam khak nai thok kar ji na mai taw kan da nupa ji jo khoina kau khat le ba ko kau kal kan nupa ji ma than da la e ma ji mun nong kanam khangan ning da ba ko tanda lai song gi na mama na bi du go mama du go lai ko aduga wari ji lina ba ya ba lina re la sabi ji na sai gi hai gi wari me am loi li re mana calendar khot khot na thamjarak pa calendar gai loi pure e aina nang bu su yam na wa na ngai ja ba nong he ngam dei no ta bo sangsar ji da lei ba kana ta ga pau phong na da gai nang ga dum online da aina phanek lo le nang na sang da na sena da na
ꯇꯧꯔꯀꯥꯟꯗ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯂꯥꯛꯑꯕ ꯄꯨꯟꯁꯤꯁꯤꯗ ꯅꯪ ꯌꯥꯎꯗꯅ ꯑꯩꯁꯦ ꯀꯃꯥꯏꯅ ꯍꯤꯡꯍꯧꯗꯣꯏꯅꯣ ꯅꯪꯒ ꯑꯩꯁꯦ ꯀꯃꯥꯏꯅ ꯀꯥꯏꯅꯍꯧꯗꯣꯏꯅꯣ ꯀꯥꯏꯅꯕ ꯉꯝꯃꯔꯣꯏꯅ ꯑꯃꯨꯛ ꯊꯨꯡꯅꯕꯁꯨ ꯌꯥꯗ꯭ꯔꯦ ꯅꯪꯅ ꯀꯩꯗꯧꯕꯩ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯆꯥꯎꯅ ꯃꯤꯅꯝꯕꯤꯔꯝꯃꯤꯅꯣ ꯅꯪꯒꯤ ꯅꯨꯄꯤ ꯂꯩꯔꯒ ꯅꯪꯅ ꯄꯥꯈꯪꯅꯤ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ nupi thire aina hairaga aingonda hairakpada aina sukya yagadau nate aina nang phanam pamaju nuksiraju aina yagadau nate nupi thiraba nupana bu kari darkar gi nupi koidoino kari gi damakta lechabi masa aibu koiraga nusiba tambira smai manghan biramino ai hujiti saje lechabi ju natre anna tarkanda ai minamaga mi amada pamaju pamde na asyam kapi nupi jam kapi ko ada nupaji ju hai ai nang lauge ai ngamna loi ngangnage ana da nupi jina hai nangna nungdang phone op tauke haidudi nangdi nang nupi leibanina duty matamdana ingon dum phone torokpa office awardana do nupi leirakandana nang phone op toksala tumbani leiminabani aina phone toksala kanena dai block thambadi yadabanina aduga mu nangna nong phatok thokandana ingonda muk phone torokpani nungdangje nangna yam haina ingonda sanarga sahi ahum phajala abajubu kari imbo yakchingna handana nangna smai tawbadu nangi sagiba yumdo ai laknabanena sagiba yumdo kanagi yumno dum tadi haibiyo sinebako adugadi adudo nupaji oiramdabaneba yumje mase hingol leiragane yum ama saba masegi yum saba haitare adu mana dum yengjala khola sala namakpaneba sangaba kai gaido ma loi masegi nina yawredana adu main tawbaneba ada nupiji ama thamoi soi nusibajibu khudak tekta kawba yabra mi amane tamo chinba yabra nangi nusibana loi yomaga leigrabi saje mi ama nusiu yagidra ana siam kapi heda nupajin haiba ai laujage ana yam kan haida khoina ju laubadi bunga nang nupi leina akoi de mai pisande nupi leiba nupamda nupi ma koi pisande nang nupi duna nungai gadra karambornai sanno hairo idra aduna noi ani loi sanno amon nang makha mari samnaga nu nang naju ibema ju thiga no na da nupi mai je kari pami na khoina hangne bako ada mama jina haire bako koi di mai cha kak smai tak leijabani ado ai isaje mayum pala roi ju dum haire ma je ngaurak pa yai narak pa yai aduna ai na lukhabi ai nyang wana ai nin jang na bi khak tek phamjara de mana phane ka kai lola on po kai lang dana smai hona jabane aduna mangonda dandi moina matung yade khangna ba nupi am ta tawdana ba ade case nung tawraga ma thabak thadat pako ba dui ko chen chen bu kodi imphal da gi lamje am lapan na sentok chen chen jing ngamoy aduna adum ma compensation oina pihan biu haibako adai de main tawraga yanaraga moi je ma gi pibam tokko compensation je piraga loisanagi ba hoi ada loisanabagi matung je mamana bijina koi hando je crime dai sa kolak pajidane mamana bijina handak ta nupi je puraga la amme ba hoi nupi je ubada ai ja soke matik nungai treba ma se wakhan ta treba hoi rangau pangnok ta noi pangang da ngangi ado ma ngangi ba topic sina ne atai imta nate ma tholak khiroi dro ai di ma ngai doini ma di soibo mirom ba saning bane nga taw basu smaina dum ponga nupa ji gi maram ngak ta ma ngangi se hoi ngau chet na ba ai lo lakhini ye mayum sa loi khrabane na mama na biji gane mama na biji na ma siam kape mama na biji jo mama na biji na hae bako ma je kuina ne adui ki ase loi gra matung nupa ji ga ma je ai phone paira roi ai phone paira di ma soidana ai wai saninga kani mai masak uninga kani aduna ai phone paira roi na payu ya de mai phone thugai gre haiba adai nupa ji ga sum pau je nongmagi wai saraga lairambaduna pau je phaunarak tabdu di ngau khale adana aduga ne ngawra sumagi wasak amdi mana nga eba ngawra ba majina nupa ji ga ne nang phone phauna gera pau phauna gera haiba ji de ma ai di punsigi phauna ra roi ma de mai nupi lei du di anane aduma di mana ngawra sunga eba ai ma ga wai sana ge di sung ai haidreba ngawra bogda migi nupi angang leibada di migi kari yetla roi na lei garba nupi oeba dai di mana bijina hai ma ji ke si loi gra matung jin maina kaptana hingtum dadana chaw ya dadana adai sina bhotnaram dana sangdana maga dum moida phanek lola leimina bani dana mana bijiti dum moida leira bani ma ji sena dana adai di khoi gi nupa jina ma he unna jena haibda lawwa lakpa mana thoga hek leigiba moi gi khun gi lamjin nai tare ne adu mafam jidai tane ahing daga je leiram dre makeup tholokdan tanaraga ne mana I law la ne na I ngai ri me lak tu jalo ji phau ga har ga ne phone de su bai bai na pai be mong da ko nang bu lak tri bo kana ne heta jen tho ngai ram bi adu maina
ꯑꯗꯩ ꯁꯣꯏꯕꯨꯝ ꯂꯩꯔꯣ ꯁꯣꯏꯕꯨꯝ ꯂꯩꯔꯣ ꯁꯣꯏꯕꯨꯝ ꯏꯔꯣꯟꯁꯦ ꯍꯥꯏꯔꯒ ꯌꯥꯝ ꯍꯔꯥꯎꯅꯒ ꯂꯣꯟꯕꯀꯣ ꯑꯗꯩ ꯃꯥꯒꯤ ꯍꯥꯞꯄꯗꯃꯦꯒ ꯇꯧꯔꯒ ꯑꯗꯨꯝ ꯑꯗꯩ ꯃꯣꯏꯁꯦ ꯗꯥꯛꯇꯔ ꯌꯦꯡꯗꯅ ꯀꯣꯛꯀꯤ ꯗꯥꯛꯇꯔꯗꯀꯣ ꯑꯗꯩ ꯑꯃꯨꯛ ꯄꯨꯔꯥꯁꯨ ꯁꯥꯏꯀ꯭ꯔꯤꯁ ꯋꯥꯔꯗꯇꯁꯨ ꯂꯩꯔꯨꯔꯦ ꯍꯥꯏꯌꯦꯕ ꯑꯗꯣ ꯀꯩꯁꯨ ꯀꯥꯟꯅꯕꯁꯦ ꯐꯪꯗ꯭ꯔꯕꯀꯣ ꯑꯗꯨꯒꯤ ꯃꯉꯣꯟꯗꯩ ꯂꯧꯈꯤꯕ ꯄꯩꯁꯥ ꯈꯔꯗꯣ ꯂꯥꯏꯌꯦꯡꯕꯗ ꯂꯣꯏ ꯆꯪꯈ꯭ꯔꯦ ꯃꯃꯥꯁꯤꯁꯨ ꯑꯅꯥ ꯂꯣꯏꯔꯦ ꯋꯥꯈꯜꯅ ꯃꯆꯥꯅꯨꯄꯤꯒꯤ ꯑꯗ ꯃꯃꯥꯟꯅꯕꯤꯁꯨ ꯌꯥꯝ ꯀꯞꯄꯦ ꯃꯥꯅ ꯍꯥꯏꯌꯦꯕ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯀꯔꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯗ ꯃꯥꯅ ꯄꯥꯈꯪ ꯁꯥꯔ ꯅꯨꯄꯤ ꯂꯩꯕ ꯃꯥꯅ ꯃꯤꯅꯝꯃꯒ ꯑꯁꯨꯛ ꯌꯥꯝ ꯊꯤꯅ ꯏꯃꯥꯟꯅꯕꯤꯁꯤꯕꯨ ꯄꯨꯟꯁꯤꯁꯤꯃ ꯃꯥꯡꯍꯜꯂꯝꯕ ꯁꯨꯃꯥꯏꯅ ꯃꯥꯅ ꯅꯠꯇ꯭ꯔ ꯉꯁꯤ ꯏꯃꯥꯟꯅꯕꯤꯁꯤꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯑꯩꯗꯤ ꯍꯧꯖꯤꯛ ꯂꯨꯍꯣꯡꯗꯣꯔꯦ ꯑꯩꯅ ꯂꯨꯍꯣꯡꯈ꯭ꯔꯀꯥꯟꯗꯗꯤ ꯀꯅꯥꯅ ꯏꯃꯥꯟꯅꯕꯤꯁꯦ ꯁꯦꯟꯅꯕꯤꯍꯧꯅꯤ ꯃꯃꯥꯅ ꯀꯩꯊꯦꯜ ꯆꯠꯂ ꯆꯥꯕꯅꯤ ꯑꯗꯣ ꯑꯩꯅꯗꯤ ꯑꯩ ꯂꯩꯔꯤꯉꯩꯁꯤꯗꯗꯤ ꯑꯩꯅ ꯑꯗꯨꯝ ꯁꯦꯟꯅꯕꯤꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥ ꯀꯅꯥꯅ ꯁꯦꯟꯅꯍꯧꯗꯣꯔꯤꯅꯅꯦ ꯁꯨꯃꯥꯏꯅꯕꯨ ꯇꯧꯕꯤꯕ ꯍꯧꯅꯕ꯭ꯔꯥꯅꯅꯦ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯄꯨꯡꯃꯥꯡ ꯃꯥꯡꯍꯟꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯐꯥꯒꯤ ꯅꯠꯇꯦ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯃꯤ ꯁꯤꯕ ꯉꯝꯅꯩ ꯃꯤ ꯃꯥꯡꯕ ꯉꯝꯅꯩ ꯁꯤꯗꯩꯁꯤꯗ ꯃꯇꯨ ꯂꯩꯔꯕ ꯃꯣꯏꯅ ꯀꯩꯗꯧꯕꯩ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯁꯦ ꯄꯦꯠ ꯄꯦꯠ ꯂꯥꯎꯔꯤꯕ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯁꯦ ꯃꯣꯏ ꯃꯥꯡꯍꯟꯕꯤꯔꯤꯅꯣ ꯃꯣꯏꯁꯤꯕꯨ ꯃꯩꯇꯩ ꯅꯠꯇ꯭ꯔꯥ ꯑꯇꯣꯞꯄ ꯖꯥꯇꯤꯔꯅꯀꯣ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯃꯣꯏꯒꯤꯗꯤ ꯄꯣꯊꯥꯐꯝ ꯑꯣꯏꯔꯦꯀꯣ ꯊꯣꯛꯂꯛꯑꯒ ꯃꯥ ꯍꯣꯇꯦꯜꯗ ꯎꯅꯗꯅ ꯅꯨꯄꯤꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯗꯧꯅ ꯄꯣꯊꯥꯐꯝ ꯑꯣꯏꯔꯦ ꯃꯤꯒꯤ ꯃꯆꯥꯗꯨꯗꯤ ꯍꯧꯖꯤꯛ ꯃꯄꯨꯟꯁꯤꯗꯣ ꯃꯥꯡꯉꯦꯀꯣ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒꯤ ꯐꯤꯕꯝꯒ ꯌꯧꯔꯝꯕꯗꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯅ ꯑꯁ ꯁꯤꯗꯤ ꯀꯩꯅꯣ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯁꯤꯗꯤ ꯂꯣꯏ ꯃꯥꯡꯗꯣꯔꯦꯅ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯕꯅꯅꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯋꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯉꯥꯎꯕ ꯌꯥꯎꯈꯠꯂꯛꯑꯕꯅꯤ나 ꯍꯧꯖꯤꯛꯇꯤ ꯁꯨꯝꯕ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯗ ꯄꯥꯈꯪ ꯁꯥꯔ ꯀꯣꯏꯕꯤꯕꯁꯦ ꯑꯗꯨꯒ ꯃꯤꯉꯣꯟꯗ ꯅꯛꯅꯕ ꯃꯔꯤ ꯊꯝꯕꯤꯈ꯭ꯔꯒ ꯂꯧꯕꯤꯅꯦ ꯍꯥꯏꯔꯒ ꯂꯩꯊꯣꯛꯄ ꯁꯨꯃꯥꯏꯅ ꯃꯤꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯕꯁꯤꯗꯤ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯄꯥꯈꯪꯅꯐꯧ ꯅꯨꯡꯁꯤꯅꯔꯒ ꯄꯥꯈꯪꯅꯐꯧ ꯂꯩꯁꯥꯕꯤꯁꯦ ꯀꯣꯏꯔ ꯅꯛꯅꯕ ꯃꯔꯤ ꯊꯝꯕꯤꯕ ꯑꯗꯨꯒ ꯂꯥꯞꯊꯣꯛꯄꯁꯤ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯗꯨꯏ ꯃꯊꯛꯇ ꯅꯨꯄꯤ ꯊꯤꯔꯕ ꯃꯣꯏꯅꯗꯤ ꯀꯩ ꯗꯔꯀꯥꯔꯒꯤ ꯅꯨꯄꯤ ꯀꯣꯏꯗꯣꯏꯅꯣꯕ ꯀꯔꯤꯒꯤꯅꯣꯕ ꯀꯣꯏꯗꯣꯏꯗꯣ ꯃꯥꯏ ꯅꯨꯄꯤꯗꯨꯅꯁꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯑꯗꯩ ꯂꯩꯁꯥꯕꯤꯗꯨꯅꯁꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯕ ꯑꯗꯣ ꯑꯗꯨꯅ ꯅꯨꯄꯤ ꯂꯩꯔꯒꯗꯤ ꯁꯨꯡꯀꯣꯏ ꯀꯣꯏꯕꯤꯔꯅꯨ ꯁꯨꯡꯀꯣꯏ ꯍꯦꯛ ꯀꯣꯏꯕꯤꯔꯅꯨ ꯃꯤꯒꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯃꯥꯡꯅꯔꯛꯑꯦꯀꯣ ꯍꯧꯖꯤꯛ ꯃꯤ ꯉꯥꯎꯆꯠꯅꯔꯦ ꯑꯗꯨꯅ ꯁꯨꯡꯀꯣꯏ ꯀꯣꯏꯕꯤꯔꯅꯨ ꯃꯔꯨꯑꯣꯏꯅꯅꯦ ꯃꯄꯥꯟꯗ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡ ꯅꯣꯏꯅꯁꯨ ꯊꯣꯛꯂꯛꯑꯒ ꯐꯦꯁꯕꯨꯛꯇ ꯌꯦꯡꯉꯒ ꯂꯩꯁꯥꯕꯤ ꯃꯆꯥ ꯐꯖ ꯈꯜꯂꯒ ꯀꯣꯏꯕꯤꯔꯒ ꯗꯤꯜ ꯂꯦꯟꯐꯝ ꯑꯣꯏꯕꯁꯦ ꯃꯁꯤ ꯑꯣꯏꯕꯤꯔꯅꯣꯕ ꯃꯅꯨꯡꯗ ꯍꯥꯏꯗꯣꯛꯇꯅꯁꯨ ꯏꯀꯥꯏꯗꯅ ꯇꯨꯃꯤꯟ ꯂꯩꯍꯧꯕ ꯀꯌా ꯑꯃꯅꯦꯕ ꯃꯊꯟꯇ ꯀꯞꯄꯒꯅꯦ ꯍꯥꯏꯗꯣꯛꯐꯝ ꯐꯣꯡꯗꯣꯛꯐꯝ ꯂꯩꯇꯗꯅꯅꯦ ꯏꯀꯥꯏꯗꯅꯅꯦ ꯏꯖꯠ ꯌꯦꯡꯖꯔꯒꯅꯦ ꯃꯃꯥ ꯃꯄꯥ ꯈꯪꯈ꯭ꯔꯗꯤ ꯉꯥꯡꯅꯤ ꯆꯩꯅꯤ ꯃꯕꯨꯡꯅ ꯐꯨꯅꯦꯅ ꯇꯨꯃꯤꯟꯅ ꯂꯩꯍꯧꯕ ꯀꯌꯥꯁꯨꯅꯦꯕꯀꯣ ꯑꯗꯨ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯤ ꯉꯥꯎꯕ ꯌꯥꯎꯅꯩꯁꯤꯅꯦꯕ ꯑꯗꯣ ꯃꯊꯪꯒꯤ ꯋꯥꯔꯤꯁꯤꯡꯁꯤꯗꯤ ꯑꯩ ꯕ꯭ꯔꯦꯛ ꯃꯇꯨꯡꯗ ꯂꯤꯖꯔꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯀꯤꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯕꯨꯙꯤ ꯂꯧꯁꯤꯡ ꯊꯣꯛꯅꯕ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯊꯝꯖꯕꯅꯤ ꯍꯥꯏꯕꯗꯤ ꯃꯥꯡꯍꯧꯔꯕ ꯂꯩꯁꯥꯕꯤꯁꯤꯡ ꯍꯥꯏꯅ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ ꯇꯣꯄꯤꯛꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯌꯥꯝꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯥꯕꯤꯌꯨ ꯉꯁꯥꯏ ꯑꯣꯖꯥꯅꯁꯨ ꯊꯝꯕꯤꯔꯤꯕꯗꯨꯅꯤ ꯍꯥꯏꯕꯗꯤ ꯁꯣꯏꯊꯔꯛꯀꯗꯕ ꯀꯥꯏꯊꯔꯛꯀꯗꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯔꯣꯜꯗ ꯃꯥꯡꯉꯛꯀꯗꯕ ꯃꯌꯥꯝ ꯑꯁꯤ ꯀꯜꯍꯧꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯒꯤ episode ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯕ꯭ꯔꯦꯛꯀꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕ ꯋꯥꯔꯤ ꯑꯅꯤꯁꯤ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯃꯦꯟꯁꯨ ꯊꯝꯕꯤꯔꯛꯎ ꯂꯣꯏꯅꯅ ꯃꯌꯥꯝꯒꯤ ꯑꯄꯥꯝ ꯄꯥꯝꯗꯁꯨ ꯐꯣꯡꯗꯣꯛꯄꯤꯔꯛꯎ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯈꯟꯅꯁꯤꯒꯦ ꯀꯔꯤ ꯇꯥꯟꯅꯁꯤꯒꯦ ꯀꯔꯤ ꯑꯍꯦꯟꯕ ꯋꯥꯈꯜ ꯄꯨꯊꯣꯛꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯅ ꯆꯦꯟꯖꯦꯁꯁꯤ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯈꯟꯊꯃꯤꯟꯅꯁꯤ ꯍꯥꯏꯅ ꯊꯝꯖꯔꯒ ꯃꯌꯥꯝꯗꯒꯤ ꯕ꯭ꯔꯦꯛ ꯃꯇꯦꯛ ꯑꯃꯇꯪ ꯂꯧꯖꯔꯤ Sangai Services Private Limited na miyamgi kudong chanaba yengjaraga supnatagi phone call amakhata tawbiraklaga multi utility services kaya pizari aikoina pizariba servicing adudi catering services electrician plumbing housekeeping home tutor amadi labor gi servicing ni servicing asibu pambiragadi contact number 70050711707 natraga 6009415066 asida pau phawbirapa yaragani Hena nungairibadi miyamgi khudong chanaba yenglaga housekeeping labor amadi driver gi servicing asigidi pung kharagi oina natraga nomagi oina su waibiba yagani hingnabagi lanfamda sotharaba amadi saitheng phanglaba nupi singna yumgi kakhu amada laisinbagi mahutta mapal thokna mirak tinduna sendal lambi thoknabagi damak sangai service na nupi obi singda khudong chaba si pizari lamdamasida sentok lambi lejadaba kayabu sentok lambi leinanabigi pandam makada uripuk polem lekai da leiba chakot khongdang training institute na Makal maka kaya gi khutcha haibagi training kaya pijari Sakot Kongtang Training Institute na pijari ba training sing adudi nupi sing na sinariba ake amogi polam sing saba Regent art ki oiba tongan polam sing haibadi lohong bagi kundo pareng adu
manghandana matam pummik oina preserve tawdun thamba wall clock imungi oiba leitingi polamsing semba saba asina chingbani asida sunatana chakot khongthang training institute na home care ki product sing sapon glass cleaner hand wash toilet cleaner dish wash floor cleaner phenyl asina chingba kaya ga loina na toan ba chocolate ki oiba pothok sing sabgi training su pizza hai ba polom sing asi mapalam digi pusalak patsing da changdam nabada taroi da bangatane kana kumana hai ba sing asigi training course asibu pambi ba leragadi akupa maro thumbi nabagi damak aikoina handuna leidiba chakot khongthang training institute Uripuk Polem Lekai da leba asna lakpiduna tana biba yagani aikogi mobile number 600952310 amadi 9366286121 asda call to bin khambi ba yagani iramdamgi oiba pothok puthok tuna mipal tangdana honarasi aikoi iramdamgi pothok sinnarasi mayambu bekri matungda amuka hana taram nokchiri mayamne yengbiriba ipo media na series 9 mayamgidamakta every wednesday amadi saturday da puthokcheriba crime diaries episode kunthra humdoi suba akhoge mamangi break ki mamangda khona thamjakiba wari ani dugi mayam sung soi soidana comments amadi feedback mayamo pibirau manipur dagi akhoge crime si mitigate tawda mayam su saru ya hanjaningi amadi mayam saru ya biduna manipur dagi crime si aduke mati akhoina lakthoga hanta halaga manipur society bu healthy society mo eminasi hene thamjage makha sa thajarak pasi akhogi ozadagi amuka ngasigi manghoraba lesabi sing topic si matangda amuk makha wari lominase aduga makhagi wari jinane hoy magi ibemazigi wahai ji am phajaye ko mana habije minambana hauraga nusi minambana hauraga nusi kiba na minambana hauraga nusi na kiba ko nangi nusi ba minambana adum loi ki haiba minambana hau kiba minambana loi kiba nusi ba minambana adum loi ki haiba hoy hoy angang nupi msane amna angang ne ba ko amangang ado mathamoy je saga ne mazu lai ne ba ko ana balai ne da kak thok pa thau dong ma ji koi gi nupa ji mama nabi ga moi ni na thaba ma sat pada adum masak unagi dai khangna bane ba inare nupa ji inare aduga ma di nupa ji dum pa khangne ba inare adai di inaraga number piram mo ana tau dai dum number ji piram maga maban ji dum wari watai dum sana ba phone phone ba jum hau gre ba ko adai mana e college lak pa je nupi jina mana kaino nupa je koi officer am gi gari thawe ba adda nupa jina ngai bi raga ne adum pobi ba adai di pobi raga mu college ba mu thinjan biram ba amai sum tau ba mana sai gi no madi moi ima do hotel phammi ado ada yum dana kanam leite ko yum sangu je haiba asa ai tal hei kai na e get lol le ko kak tai kanam leite sangu je na haiba je sang ne dai je sang kan da pa jina mabani junu sina ba do madu tha ahum mukti dum phare ko ada ide do mabani je phone wari sana dana ko tana no mo gi message sana dana dum nu pi jina ju nu si jare ma khatang adum nu sina rage na ma ju khanjare adum angang ne na ma ju keno topa kai ka je maju kai suyam naksan ba nupa nusinana koina ba laite ba ka koiram madum tokna gibdo onda ga hape ka khangna raga de mana binaga nang koi gi hai ga hape haira ga dum labna gi bunga to oi ba aduga hojigi nupa jidi atai dongna ju tawda ba mana ju hena ma je nuksi bi ba ko sen sena bi ba ma tawai ba adai di nu kanom sar par dum haram da ba ya da ba adai ma onda haira de saw ba adai ma ga dum chasi hai ba ya mangonda dum nuksi bi ba mana he khanjaba da mangonda harak pa nupa jing kaga koina ram bajing da gi man hen nuksi na man dum khanjai ba ada maji mabani ji ajiki nu misida mayum da unaje na mana haibs da pusalle da ko ada ma ji biar je kitang thau nu pina biar thak pa jak chang pha bane kitang thak pa kusu kumen nan bane skin phaja bane gaina gi ta aga ne ma sai haina de ayam thakte em da thakte ha na mai ta ma chang khak tha ona koi kitang khak pi the e ba amai tha kan ma di dum haina da bagi koi gi ma ji ma kok sing ngau ro ni wang to ma ji haina dre ba yam na ko ma ji o thok tang ga to haina dre ba ada nu pa sina dum no mi se ba ni je dum
ꯃꯥꯅꯤ ꯀꯣꯏꯕ ꯈꯣꯠꯄ ꯈꯔꯗꯤ ꯑꯗꯨꯝ ꯃꯇꯦꯛ ꯈꯔꯕꯨꯗꯤ ꯆꯠꯂꯦ ꯃꯃꯥꯡꯗ ꯑꯗꯨꯒ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯃꯣꯏꯅꯤꯁꯦ ꯑꯗꯨꯝ ꯔꯤꯂꯦꯁꯟ ꯊꯝꯁꯤ ꯈꯣꯠꯁꯤ ꯑꯅ ꯍꯥꯏ ꯑꯗ ꯃꯥꯅ ꯑꯗꯨꯝ ꯆꯦꯜꯂꯁꯤ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯆꯦꯟꯁꯤ ꯍꯥꯏꯌꯦꯕ ꯅꯨꯄꯥꯁꯤꯅꯀꯣ ꯑꯗ ꯅꯨꯄꯤꯁꯦ ꯀꯩꯒꯨꯝꯕ ꯇ꯭ꯔꯦꯅꯤꯡ ꯑꯃꯈꯛ ꯇꯧꯔꯤꯑꯕ ꯑꯗ ꯃꯇꯝꯗꯨꯗ ꯃꯥꯁꯦ ꯅꯨꯄꯤꯁꯦ ꯃꯌꯨꯝꯗ ꯂꯩꯇꯦ ꯃꯣꯏꯒꯤ ꯃꯗꯣꯝꯆꯥ ꯑꯃꯒꯤꯗ ꯂꯩꯌꯦꯕ ꯃꯥꯏ ꯃꯌꯨꯝꯁꯤꯅ ꯈꯔ ꯂꯥꯞꯄꯦ ꯏꯝꯐꯥꯜꯗꯩꯀꯣ ꯃꯗꯣꯝꯆꯥꯁꯦ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯑꯗ ꯃꯥꯅ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯏꯟꯗꯣꯝꯆꯥꯗꯤ ꯆꯦꯟꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯩ ꯌꯨꯝꯗ ꯍꯜꯂꯒ ꯌꯨꯝꯗꯩ ꯑꯣꯏꯅ ꯆꯦꯟꯁꯤ ꯏꯟꯗꯣꯝꯆꯥꯍꯣꯏꯗ ꯑꯩꯈꯣꯏ ꯕꯕꯥꯍꯣꯏꯅ ꯉꯥꯡꯕꯤꯅꯤ ꯅꯣꯏꯗ ꯊꯝꯃꯒ ꯉꯥꯡ ꯌꯦꯡꯁꯟꯗꯦꯅ ꯍꯥꯏꯔꯦꯕ ꯑꯗꯣ ꯅꯨꯃꯤꯠꯁꯦ ꯑꯗꯨꯝ ꯅꯨꯄꯥꯁꯤꯅ ꯉꯝꯗꯅ ꯔꯤꯂꯦꯁꯟꯁꯦ ꯊꯝꯃꯒ ꯃꯥꯁꯦ ꯆꯦꯟꯁꯤꯕꯨꯗꯤ ꯍꯥꯏꯔꯒꯁꯨꯀꯣ ꯃꯥꯅ ꯅꯨꯄꯤꯁꯤꯅ ꯈꯜꯂꯦ ꯆꯦꯟꯁꯤ ꯍꯥꯏꯔꯦꯗꯅ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯊꯤꯜꯂꯛꯑꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯅꯨꯡꯗꯥꯡꯒꯨꯝꯕ ꯂꯥꯛꯏ ꯊꯣꯛꯂꯛꯑꯣ ꯈꯣꯠꯂꯣꯅ ꯄꯨꯡ 9 ꯇꯥꯕ 10 ꯇꯥꯕꯗ ꯉꯥꯛ ꯐꯠ ꯊꯣꯛꯂꯛꯑꯣꯅ ꯑꯗꯨꯝ ꯂꯥꯛꯄ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯥꯅ ꯅꯛꯁꯟꯅꯕ ꯃꯔꯤꯁꯦ ꯑꯗꯨꯝ ꯊꯝꯕ ꯑꯗꯨꯝꯕꯒꯤ ꯃꯉꯣꯟꯁꯤꯗ ꯎꯅꯁꯤ ꯍꯥꯏꯕꯁꯦ ꯇꯣꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨꯒ ꯑꯗꯨꯝꯕꯁꯤꯁꯨ ꯑꯗꯨꯝ ꯍꯥꯏꯕ ꯃꯥꯁꯨ ꯅꯨꯄꯤꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦꯕꯀோ ꯑꯗꯣ ꯈꯔ ꯂꯩꯔꯒ ꯑꯩꯁꯨ ꯃꯥꯅꯁꯨ ꯈꯔ ꯀꯩꯅꯣꯁꯦ ꯇ꯭ꯔꯦꯅꯤꯡꯁꯤꯃ ꯇꯧꯔꯕꯅꯤꯅ ꯄꯩꯁꯥ ꯆꯪꯅꯀꯣ ꯑꯗꯨ ꯂꯣꯏꯔꯒ ꯆꯦꯜꯂꯁꯦꯅ ꯅꯨꯄꯥꯁꯤꯅꯁꯨ ꯃꯥꯅ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯀꯩꯁꯨ ꯊꯥꯖꯗꯦ ꯃꯥꯕꯨ ꯑꯗꯨꯝ ꯁꯦꯟꯅꯗꯅ ꯈꯣꯠꯇꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯑꯍꯤꯡꯐꯥꯎ ꯑꯗꯨꯝ ꯁꯦꯟꯅꯔ ꯂꯩꯕꯅꯤ ꯅꯨꯄꯤꯁꯤꯅꯁꯨ ꯊꯥꯖꯗꯦꯕ ꯑꯗꯩ ꯃꯥ ꯇ꯭ꯔꯦꯅꯤꯡ ꯆꯠꯄꯗꯒꯁꯦ ꯐꯣꯟꯁꯦ ꯑꯗꯨꯝ ꯏꯌꯥꯔꯄꯤꯁꯁꯦ ꯊꯤꯡꯖꯤꯜꯂ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯗꯅ ꯈꯣꯠꯇꯅ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯃꯥꯅ ꯊꯧꯔꯤꯕ ꯑꯣꯐꯤꯁꯥꯔꯒꯤ ꯒꯥꯔꯤꯗꯨꯗ ꯑꯣꯐꯤꯁꯥꯔꯗꯨꯗꯤ ꯃꯥꯏ ꯑꯣꯐꯤꯁꯇꯨꯗ ꯀꯩꯅꯣ ꯇꯧ ꯂꯩꯔꯤꯕꯅꯤ ꯃꯥꯅ ꯃꯄꯥꯟꯗ ꯉꯥꯏ ꯅꯠꯇ꯭ꯔꯥ ꯒꯥꯔꯤꯗꯨꯗ ꯑꯗ ꯃꯥꯅ ꯉꯥꯏꯍꯥꯛ ꯐꯠ ꯂꯥꯎ ꯊꯧꯔꯒ ꯈꯣꯠꯂꯒ ꯑꯗꯨꯝ ꯄꯣꯠ ꯑꯗꯨꯝ ꯆꯠꯃꯤꯟꯅꯗꯅ ꯃꯄꯥꯟꯁꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯌꯦꯕ ꯑꯗ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯤꯅ ꯑꯗꯨꯝ ꯇꯧꯕꯁꯤꯗ ꯃꯥꯅꯁꯨ ꯊꯥꯖꯗꯕ ꯈꯣꯠꯇꯕꯁꯦ ꯀꯔꯤꯝ ꯂꯩꯇꯦꯕ ꯅꯣꯡꯃ ꯃꯥꯅ ꯃꯦꯁꯦꯖ ꯊꯥꯔꯨꯕꯅꯦꯕꯀꯣ ꯅꯨꯡꯊꯤꯜ ꯑꯃ ꯑꯗ ꯃꯦꯁꯦꯖ ꯊꯥꯔꯨꯕꯁꯤꯗ ꯅꯨꯄꯤ ꯑꯃꯈꯛꯅ ꯐꯣꯟ ꯇꯧꯁꯜꯂꯛꯑꯦꯕ ꯅꯪ ꯀꯅꯥꯅꯣ ꯑꯩ ꯅꯨꯄꯥꯗ ꯃꯦꯁꯦꯖ ꯊꯥꯔꯛꯏꯁꯦꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯥꯗꯤ ꯄꯥꯈꯪꯅꯤ ꯑꯗꯨꯒꯅ ꯄꯥꯈꯪ ꯑꯣꯏꯔꯁꯨ ꯑꯩꯒ ꯆꯦꯜꯂꯦ ꯋꯥꯔꯣꯏꯄꯣꯠ ꯄꯨꯔꯦ ꯏꯕꯥꯅꯤ ꯂꯨꯍꯣꯡꯗꯧ ꯉꯥꯏ ꯂꯩꯔꯕꯅꯤ ꯅꯪ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯌꯦꯜꯂꯛꯀꯅꯨ ꯅꯪ ꯃꯥꯒ ꯅꯨꯡꯁꯤꯅꯕ꯭ꯔꯥꯅ ꯑꯗꯩ ꯃꯥꯁꯦ ꯅꯨꯡꯁꯤꯅꯩ ꯀꯌꯥꯝ ꯀꯨꯏꯔꯦꯅ ꯊꯥ 3ꯃꯨꯛ ꯐꯥꯔꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯑꯩꯗꯤ ꯀꯨꯏꯔꯦ ꯌꯥꯝꯅ ꯆꯦꯜꯂꯒꯁꯨ ꯂꯩꯔꯕꯅꯤ ꯑꯗꯣ ꯅꯪ ꯃꯈꯥ ꯇꯥꯅ ꯌꯦꯜꯂꯛꯑꯅꯣꯅ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯑꯗꯩ ꯀꯩꯅꯣꯅꯦ ꯃꯥꯅ ꯍꯥꯏꯔꯛꯏꯁꯤꯕꯣ ꯃꯥꯁꯦ ꯉꯛꯑꯦ ꯑꯗ ꯅꯣꯡꯃꯁꯨ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯅꯨꯄꯥꯁꯤ나 ꯃꯣꯏꯒꯤ ꯃꯃꯥꯒꯤ ꯍꯣꯇꯦꯜꯗꯨꯗ ꯃꯥꯁꯦ ꯄꯨꯁꯜꯂꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯒ ꯈꯪꯅꯧ ꯈꯣꯠꯅꯧꯅꯁꯨ ꯈꯪꯅꯈꯤꯕ ꯂꯩꯌꯦꯕꯀꯣ ꯑꯗꯕꯨꯗꯤ ꯉꯥ ꯈꯪꯅꯔ ꯑꯆꯥꯄꯣꯠ ꯑꯃ ꯀꯩ ꯑꯃ ꯄꯨꯊꯣꯔꯒ ꯆꯥꯔꯒ ꯃꯥꯒ ꯀꯣꯏꯅꯕꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯦꯕꯨꯗꯤ ꯀꯩꯝ ꯍꯥꯏꯗꯦꯕ ꯑꯗꯩ ꯃꯥꯁꯤ ꯅꯨꯄꯥꯁꯤꯅ ꯄꯨꯡꯈꯥꯏꯃꯨꯛ ꯂꯩꯔ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯑꯗꯨꯒ ꯃꯥꯁꯦ ꯁꯥꯎꯔꯦ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯅꯨꯄꯤꯗꯣ ꯑꯁ ꯉꯥꯎꯕꯅꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯩꯅꯤ ꯑꯩ ꯄꯥꯝꯖꯗꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅ ꯂꯩꯔꯕꯅꯦ ꯁꯨꯃꯥꯏꯅ ꯇꯧ ꯂꯩꯔꯕꯅꯤ ꯉꯥꯎꯔꯕꯅꯦ ꯁꯤ ꯅꯨꯄꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯣꯇꯦꯜꯗꯒꯁꯨ ꯑꯗꯨꯝ ꯂꯥꯛꯄꯅꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉ ꯑꯗꯨꯝ ꯂꯩꯕꯅꯤ ꯑꯗꯨꯅ ꯑꯩ ꯄꯥꯝꯖꯕꯅ ꯉꯥꯎꯕꯅꯤ ꯃꯥꯅ ꯐꯥꯒꯤ ꯇꯧꯔꯤꯅꯤ ꯁꯤꯅꯦꯕ ꯑꯁ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯍꯧꯅꯗꯦꯗ ꯐꯥꯒꯤ ꯑꯣꯏꯔꯝꯃꯣꯏꯗ ꯀꯩꯁꯨ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏ ꯌꯥꯄꯣꯟꯇꯦꯗ ꯆꯦꯜꯂꯦ ꯂꯨꯍꯣꯡꯗꯣꯔꯦ ꯋꯥꯔꯣꯏꯄꯣꯠ ꯄꯨꯔꯦꯒ ꯍꯥꯏꯗꯨꯕꯨ ꯍꯦꯛꯇ ꯐꯥꯒꯤꯅꯦ ꯍꯥꯏꯗꯨꯕꯨ ꯅꯪꯅ ꯀꯩꯒꯤꯅꯣꯅꯀꯣ ꯑꯗꯩ ꯅꯪ ꯑꯁꯦꯡꯕ ꯍꯥꯏꯌꯨ ꯈꯣꯠꯂꯣ ꯑꯗꯨꯃꯥꯏꯅꯁꯦ ꯉꯪꯅꯔꯦꯕ ꯍꯪꯉꯨ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯍꯪꯉꯨ ꯂꯥꯛꯑꯣ ꯑꯗꯨꯝ ꯂꯣꯏ ꯍꯥꯏꯔꯛꯀꯅꯤꯌꯦ ꯑꯅ ꯑꯗꯨꯝ ꯇꯧꯋꯦꯕꯀꯣ ꯑꯗꯩ ꯑꯗꯨꯒꯤ ꯃꯇꯨꯡꯗꯁꯨ ꯃꯥꯅ ꯑꯗꯨꯝ ꯃꯌꯨꯝꯗ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏ ꯆꯪꯉꯨꯁꯦꯅ ꯑꯗꯨꯝ ꯄꯨꯁꯟꯕꯁꯦ ꯑꯅꯤꯔꯣꯝꯂ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯑꯗꯩ ꯅꯣꯡꯃꯗꯤ ꯃꯥꯅ ꯅꯨꯄꯥꯁꯤꯒꯤ ꯀꯩꯅꯣꯝꯃꯈꯛ ꯄꯤꯔꯝꯒꯦꯅꯅꯦ ꯃꯥꯁꯦ ꯌꯥꯝꯁꯨ ꯊꯦꯡꯉꯕꯀꯣ ꯑꯗ ꯃꯃꯥꯒꯤ ꯍꯣꯇꯦꯜꯗ ꯑꯣꯏꯅ ꯄꯤꯔꯝꯃꯒꯦꯅ ꯐꯠ ꯆꯪꯉꯛꯄꯗ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯦꯕ ꯀꯣꯜ ꯂꯤꯛ ꯀꯩ ꯆꯥꯝꯕ ꯈꯣꯠꯄꯁꯦ ꯌꯥꯎꯔ ꯃꯥꯁꯦ ꯌꯥꯝ ꯆꯤꯡꯅꯔꯦꯕꯀꯣ ꯑꯗꯩꯗꯤ ꯃꯃꯥ ꯑꯩ ꯉꯍꯥꯟꯃꯨꯛ ꯂꯥꯛꯑꯝꯕꯗꯨꯅꯦ ꯗꯗꯥꯗ ꯁꯤ ꯑꯃꯇ ꯄꯤꯕꯤꯌꯣ ꯑꯩ ꯑꯅ ꯍꯥꯏꯕꯁꯤꯗ ꯅꯨꯄꯤꯁꯤꯅ ꯅꯪ ꯅꯍꯥꯟꯒꯤ ꯐꯣꯟ ꯇꯧꯔꯛꯄ ꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯛꯑꯦꯕ ꯃꯥꯅꯤ ꯍꯥꯏꯔꯦ ꯑꯩꯅꯤ ꯉꯍꯥꯟ ꯐꯣꯟ ꯇꯧꯔꯛꯏꯗꯣ ꯅꯪꯉꯣꯟꯗ ꯀꯩꯒꯤꯅꯣ ꯅꯪ ꯑꯁꯥꯝꯅ ꯃꯥꯏ ꯀꯥꯏ ꯈꯪꯗ꯭ꯔꯤꯁꯦ ꯑꯩꯅ ꯃꯥꯒ ꯑꯩꯒꯁꯦ ꯆꯦꯜꯂꯦ ꯂꯨꯍꯣꯡꯗꯣꯔꯦꯁꯦ ꯍꯥꯏꯈ꯭ꯔꯃꯛꯇꯗ ꯅꯪ ꯑꯗꯨꯝ ꯐꯣꯟ ꯋꯥꯔꯤ ꯁꯥꯔꯤ ꯀꯩꯒꯤꯅꯣ ꯑꯗꯨ ꯉꯁꯤꯁꯨ ꯁꯤ ꯇꯥꯅ ꯂꯥꯛꯏ ꯀꯩꯒꯤꯅꯣꯅ ꯃꯕꯥꯅꯤꯁꯦ ꯈꯔ ꯋꯥꯁꯦ ꯉꯥꯡꯅꯔꯦꯕ ꯑꯗꯩ ꯃꯥꯅꯗꯤ ꯆꯦꯟꯗꯦꯅ ꯍꯥꯏꯁꯤꯗꯤꯅ ꯃꯃꯥ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯁꯦꯡꯕꯗ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦꯅ ꯑꯗꯩ ꯃꯃꯥꯁꯤꯅꯁꯨ ꯆꯦꯟꯕꯕꯨꯗꯤ ꯆꯦꯟꯗꯦ ꯑꯗꯨ ꯃꯕꯥꯅꯤꯁꯦ ꯅꯨꯡꯁꯤꯅꯕꯗꯤ ꯌꯥꯝ ꯀꯨꯏꯔꯦ ꯑꯅ ꯍꯥꯏꯌꯦꯕ ꯃꯃꯥꯗꯨꯅꯀꯣ ꯑꯗꯩ ꯅꯨꯄꯤꯁꯦ ꯑꯗꯨꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯅꯨꯄꯥꯁꯦ ꯑꯃꯨꯛ ꯂꯥꯛꯑꯦꯕ ꯅꯨꯄꯥꯁꯦ ꯂꯥꯛꯑꯦ ꯑꯗꯩ ꯅꯨꯄꯥꯁꯦ ꯀꯧꯊꯣꯛꯄꯅꯦ ꯇꯁꯦꯡꯅꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯧꯊꯣꯛꯄꯅꯦꯕ ꯅꯪ ꯂꯥꯛꯑꯣ ꯁꯤ ꯅꯨꯄꯤꯁꯤꯅ ꯑꯗꯨꯝ ꯅꯪꯒ ꯆꯦꯜꯂꯕ ꯅꯨꯄꯤꯅꯤ ꯃꯥ ꯑꯩ ꯅꯨꯄꯥꯅꯦꯅ ꯑꯗꯨꯝ ꯇꯧ ꯂꯩꯔꯦ ꯑꯗꯨ ꯅꯪ ꯊꯣꯛꯂꯛꯑꯣꯅ ꯍꯥꯏꯕꯗꯤ ꯅꯨꯄꯥꯁꯦ ꯀꯧꯊꯣꯛꯑꯦꯕ ꯑꯗꯩꯗꯤ ꯅꯨꯄꯥꯁꯦ ꯃꯄꯥꯟꯁꯦ ꯈꯠꯅꯈꯠꯂꯛꯑꯦꯕ ꯀꯩꯅꯣ ꯅꯪꯅ ꯑꯩꯒꯤ ꯂꯝꯕꯤꯗꯁꯨ ꯌꯥꯝ ꯌꯦꯠꯂꯤꯁꯦ ꯅꯪ
ana kai nangna hujui atopa nupi koiba yaba matam la nanga iga leinariba marije phagira ibani je lohongdau leinaraba natra aduga nang toije kaino ana ibani sielabo ibani launabdi natte dana khanadana lambi jida sambanje inna dana khanadana nupi jina ju nupa sa phui nupa jina ju phui ko miga se lo yengnare ba so lo ka se adai nupi jina sang hotel ni por ka se kau khai ba adai mama sa to noi bu to na dai di nupa jina la to ngolo chala ji na ha ga puraga ma ga mai ga do thau la nupi dong la howe ba ko nang ngasik nam ta halau khang ne ai noi nei da leram da min nang gai na ko adai di nupa jina se adum smai tau leram ni ma na ha ba ngang ba lo no hoi ngawai budi matam khan nu sinarami ado adum takna smai leram ne adu ju ma na ha rei ba wa do ya de kai nang gai ho ji tok na ba ya ra matam la adu do ha rei du nang ta seng na hayu nang aseng ba hayu ha da sa dum bam ta lai te ma na ha je lingak ta ne adu ne na ban ju khanai ba yam na ko adai ma se kai dau doi no se tau bam ju khangdre ba ma ga su nok na ba ma ji thamjan gra ba ni na angang go oire ma se tau bam ju khangdre ba CLG ibani handaki ai exam je loi bo CLG na ipa du CNG ai di hu CNG ha ju ya dum hai ba du su ai tha ni mo kha ngai re ba ma gi exam je du ta di tha dom gi ge adu ko CNG na adai di keno tore no ma no pi jina nung thang mo phone tore ba nang nu pa do sida hing na hing ta ra le lau jo lau si ne ba kai na hai ji bo na hai re nga ngai di ai nu pa hai ram mi dana ai nu pa ni lo hong do ram me na adu nu mi da nang nu pa hai ga le ba nang nu pa ji lau jo lau hing na hing ta le re koi mi myam na phu ba si ra ni na hai re ba ade man nu pi du na ai aru nu pa du nga sai nung din nung do aram aru ba thabam sat ke nang phone tor kanu hai ra me ba ko adu da ma ji phone tau te ba adu ma di aru ba thabam sat ke ha ga som sat li bo re na ma ji kai no ne hai ji bo kam thin so ja no ma ji pa khat le da na ko ahing da nu pa du na phone tor e ba adai di ai hale yum da lai re na ka da wai nang sau ri no adu ma na sai phone tor ami nang ka da wai chat lu ri no mi yang se te adu gi khana gen sat pa ni kau thoi ban khana ri ngai da moi lai rak ta khana da moi maya ma bung gai thola ga phurak pa ni khot pa ni na hai re ba adu nu pi ji ga nang ga je nu pi ji na dum noi da hotel lak pa ngam ni na kari gi no nang ga nu pi ji ga je mari ji ta na dri bra nang kari no aseng pa sap cha ba ma hayo na hai ba ai lak thok sa gi ge ai mang a ju mang ja janu ai ka su kai dre nang na ngon da minam bi bani nang ge are pa nu si ba da mai na matam sang nu sinara ga dum ba kai na ba ya ro da ba mari lai ki ba nu pi lai ra ga de ngon da ka da ba nu si bi ri no nang na yam khanai ba ban ju ko adai di ai ma su nu si de ma su lo lo ro ibani CLG dum hai adai nang gi da ma le pi ai ma su nu si de na dum adu ga di nu pa je adamai sum ma re to je sum tong na ram ma ga ne nu me hum ni ma ri ji phone to ki dre ba kai da ra ja no ne ma du bo na ba hen jan ga ja la kai no ne ai bo jing jing nei da na nu pi jina sat lui ba sat lu kan da di moi mama oi jina pa ba ma ji pu tho re ba ada man ne ada i man dom sa ka kai khara mi khara til lam me ba i mung je ada tholo la nang ma nu pi se le ada sa khro si ne ba ada ma na ai ju lai ne du di ai ju ji ma ga i ga lap thok na ba ya ra roi na nang ha na se lak ba kai dau ge nu pi ji koi ju khang ye noi adum nai na da na khana da na taw re ma ju ma han chat na nu pi ji gi mi ga na phu da na taw re nu pi ji ju mu ngarang je khoi chi da hotel da la hu thak ta na khoi na pu khat ta na taw na re adai mayum da halan dre adum si le adu nang amona yela anu na hai re ba si so idana noi soinar ani da nang chat lo na hai re ba adai di nu pa na thola ga them me ba ko nang chat lo ma then do khara ge adu iban chen jal la ji ko ji mu nang chen jal la di so idana wa saw na ra ni ai horen so idana la ke ma ek thin gi ba ga ai la ke sine ba nu pa na nang lo ba la ke na ai di nga ga jum CNG hai du ni han ba ibani relation tham na ba nu me to so ai CNG hai du ni nang na yum da hal la go CNG dom so ai da lei ba ni dai kha je lo ra CNG na nang na hai ba ni ai nang dai lap thok ki ba lei bra na hai ba du di ma na pa na hai ra ba na nu pi je sat le ba ma yum da ko ma je to kon sa ba m ti khang dre nu pa se dom phone to rai nang ire na pa na lei yo ko lo pau hai do pa hal le a du taw re ana sum pau se dum pi de e ba ko adu ga di nong then da mo pau je pi ma project lo hong je na moi na polo se la phajom se la poro na pau pi de
luhongdore sineba adudi nang kamai tawdoiba na nupi china hangeba ma hajna adudi aiju laage nang ju lao ibani lot khaje hare nupajna as adudi ai pesa piba ngamoi jadabi chauna harakani aduna adudi kamai tawdoiba nang adum hong tarabra hai ai hongage aduga nang adum ma ja ina hanna yangaroige aduga chagara jani adukanda ibani adum sielaji sineba as adu yaroi hongjan gadi farak tani na aduna matamdu ju nang na hanna yengde na mana chakra ju dum ke saura ani dum paisa lawge harakani aduna hongdingai da na khai ma seng na dum ibani mangra ju sineba no pisina as adu di yaroi warun lu thokani aduna nang soidana ma ayin hanna su yeng wai mai masa sung sok soi mamingi lohong bani irang thoktana ba lohong bani nang aina ha ju yaw nang deina kwai da gi nusi jaba no pi ni nang aina ha ju yaw na nupi ji ga nupa ji ga de sai taret mu khetnai ba ko nupi du de angang ne ba sai kun muk sang pa dai ne ba nupa du kun tare mu suru ba nupa ne adai di nang se ma je phajom nong jom set pa hau gre ado ma dum video calling taw re ba nupi ji ga dum yeng nai nupi ju yeng nupa ju ma pi oro tai kapi nupi ju dum yeng ni mangonda ni mana lohong pa salam dai kano gari tonga ba matung do gari tonga ba ma pon taw ame do nang phajana leiram ko ai kore nung dang nang lo lake nang phajana leiram ko ga dum hai ba ada maju mana makti lohong banu mitu de ka chu sien ga ya de ba sien ge khan de ba ma ada mana hoi lohong ja ga junu yang thong ni ngai ni na maju khal le dana mai tro dum hong ga lohong ba ji ma ko adui ma tung lohong banu mi ki nung dang se pung ma tara ma thoi sai da nupa nupi ji kau thore nang tholo o ai lai noi kano da lai na adai di ai di magi masa soi ngasi ana adamai tram ban se aduna mi su nanga ai gani lohongi ba ji ngasi gi je ma di mi mang da puthok pai wani aduga ibani mari di lohong bagi ahingi mari di nango in thamni na ma jina gai manung ji da adamai na bo lesson thamnei ba ma aduga nongalam dai da hangi ba nupa ji ko adumai na maju masaje manga bani na nupa ji lohongre haraga ju nusiru bani la thok pasung am daba ade dum nupa ji tat tat na lai dum hana dum phone nung tawra I ai mai masa ye ning da nai thok le ade ai gai da tummi ai lohong badai ma ga ai ga gi relation thamna dri ai ma han na yeng de ma nei kai khang da na lai je di lai ja janu adum ma sat ki bangai ji praba ho ju ibani chanjal ladi wa saw na ni na dum hai ba ko adumai sum hai ba nupi ju tawbam jabam ju khangdaba ma je kari no aina taw doi ji bona dei lohong ba je admai chum hau dina tha ni mu phajan gre ba ko ma ju nupi do dum lai ban na chen jan chela ji na har ga chen jan bu ju ngam daba ma na hana chela hong obu dina tra bani na nupi do na han ga bani na adai nang khang na admai taw rai kai no ju harak toi ba nupi do na ju ko ma je tawbam ju khangdaba la thok bu ju ngam daba nu pa ju la thok ki bu ju na taba adum ju la ko nu pa ji ju adum phone torok pa ai nang nusi ai nang kai na ro ai nang law ne dum hai ba mang abani na maju mangura ba masani na ne maju mange ko masaje mang abani na maju wakhan kai khanbam chabam am ta khang de wakhan thok tre ba la thok pa jungam da dei nupi jina nongma phone tawre ba mawanda maban nabani gi message ma theng na re nang na dam kai khang di to kari gi no ai ga ma ga sahi tare nung sina ra pani nang na ba mari se thamba ya be nung sina ko dei thamma bani moi gi mayum da adum ade ai je miron dana humlak phau kano taw grabani evolution taw grabani adai di pin mam sa grabani aduduna nang amu an yela kano nang lap thoko nang dilai sabini nang lap thoko amon yela kano ma ga ga sang kuina ni nung sina ra ije asinga ang ka heta nung sina ra ga iban sian banate ado mana kuina ai ga relation thamaga ai je pamak to kanda la chawi sa angang nang pamak pani jinu pi di nupa do sa hilong ka ne ba ado nang mu pamak pani sida ina nungai ga dra anna no pi san so harak ba ma ji angang ji to pom cha pom khang dre ba dei di nupa jina ne adum phone je block nupi jina moi do kai do mo khang de ba phone block nung loi pi re adu ga nupi jina pi re ini khang dre ai phone nung loi na mak nupa do atopa number dai taw bu ju sim do pai gi dre ba amai traga pau ji phauna gi dre ba tha mu phara ba pau ji phauna da ba minam biraga magi nusi ba re palai do haidok pi dana hau gi ba nusi ba ne ba ko adu ga long ba nu mi tu da ga je lak tana ai nang law ne du taw ne traga
ꯃꯤꯅꯝꯕꯅ ꯑꯗꯨꯝ ꯂꯣꯏꯈꯤꯕ ꯑꯗꯨꯅ ꯑꯉꯥꯡ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯅ ꯃꯥꯁꯦ ꯆꯦꯟꯁꯤꯜꯂꯒ ꯅꯨꯄꯤ ꯂꯩꯕꯗꯨꯗ ꯂꯩꯕꯁꯨ ꯇꯟꯕ ꯀꯦꯁ ꯅꯨꯡ ꯇꯧꯅꯕꯁꯨ ꯇꯟꯕ ꯃꯃꯥ ꯃꯄꯥꯅ ꯍꯦꯛ ꯈꯪꯕꯗꯗꯤ ꯂꯥꯟ ꯇꯥꯗꯣꯏꯕ ꯑꯗꯒꯤ ꯏꯖꯠ ꯗꯥꯕꯤꯒ ꯂꯧꯅꯗꯅ ꯑꯗꯨꯒꯤ ꯇꯧꯅꯕꯗꯨꯁꯨ ꯇꯟꯕ ꯏꯖꯠ ꯇꯥꯟꯕꯤ ꯄꯩꯁꯥ ꯇꯥꯟꯕꯤꯅꯦ ꯍꯥꯏꯕꯤꯅꯦꯅꯀꯣ ꯃꯁꯥꯗꯤ ꯃꯥꯡꯍꯧꯔꯕ ꯑꯉꯥꯡꯁꯤꯅ ꯍꯦꯛ ꯂꯥꯎꯅ ꯀꯞꯊꯔꯒꯅꯦ ꯃꯥꯁꯦ ꯋꯥꯔꯤ ꯂꯤꯔꯝꯕꯗꯩ ꯃꯥꯁꯦ ꯑꯩꯒꯤ ꯍꯛꯆꯥꯡꯁꯦ ꯄꯨꯡꯃꯥꯡ ꯃꯥꯡꯉꯕ ꯍꯛꯆꯥꯡꯅꯤ ꯃꯥꯅ ꯁꯥꯟꯅꯗꯅ ꯑꯩꯁꯦ ꯄꯨꯡꯃꯥꯡ ꯃꯥꯡꯍꯧꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯈꯤꯕ ꯑꯩ ꯀꯅꯥꯗ ꯑꯩꯒꯤ ꯏꯁꯥꯁꯦ ꯃꯤꯅꯝꯃꯒ ꯂꯩꯔꯨꯗꯣꯏꯅꯣ ꯍꯌꯦꯡ ꯈꯪꯉꯛꯑꯒꯅ ꯀꯔꯤ ꯏꯃꯨꯡꯅ ꯈꯤꯇꯪ ꯈꯪꯈꯤꯕꯗꯅ ꯀꯔꯤ ꯑꯩ ꯀꯤꯔꯦ ꯑꯩ ꯅꯨꯄꯥ ꯍꯥꯏꯕ ꯀꯤꯔꯦ ꯇꯨꯝꯕꯁꯨ ꯌꯥꯗ꯭ꯔꯦ ꯑꯩ ꯆꯥꯕꯁꯨ ꯌꯥꯗ꯭ꯔꯦ ꯑꯩꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩꯁꯦ ꯁꯤꯒꯦꯅꯁꯨ ꯈꯜꯂꯤ ꯁꯤꯕꯁꯨ ꯉꯝꯗ꯭ꯔꯦ ꯃꯥꯁꯦ ꯀꯥꯎ ꯍꯥꯏꯕꯁꯨ ꯉꯝꯗ꯭ꯔꯦ ꯀꯔꯤꯒꯤ ꯃꯥꯅ ꯑꯔꯦꯞꯄ ꯅꯨꯡꯁꯤꯕ ꯂꯩꯔꯒ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯃꯤꯅꯝꯃꯒ ꯁꯨꯃꯥꯏꯅ ꯇꯧꯕꯤ ꯀꯔꯤꯒꯤꯅꯣꯅ ꯃꯥꯁꯦ ꯌꯥꯝ ꯀꯞꯄꯦꯕ ꯑꯗꯨ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯅꯨꯄꯥꯁꯦ ꯊꯥꯖꯔꯨꯗꯅ ꯏꯖꯠ ꯄꯤꯊꯣꯛꯎꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯀꯥꯏꯅꯔꯀꯥꯟꯗ ꯃꯥꯡꯍꯧꯔꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯀꯞꯄꯒ ꯂꯦꯜꯂꯤꯕ ꯆꯥꯒ ꯂꯦꯜꯂꯤꯕ ꯑꯍꯤꯡ ꯊꯦꯡꯉꯒ ꯍꯦꯟꯅ ꯆꯥꯛꯄ ꯁꯤꯁꯦ ꯂꯤꯊꯣꯛꯄꯤꯔꯒ ꯑꯇꯩꯗꯤ ꯑꯩꯈꯣꯏꯗꯧꯅ ꯑꯋꯥꯕꯁꯦ ꯇꯥꯗꯅꯕ ꯅꯨꯡꯁꯤꯅꯔꯤꯉꯩꯗ ꯏꯖꯠ ꯄꯤꯊꯣꯛꯇꯅꯕ ꯋꯥꯔꯤꯁꯦ ꯂꯤꯕꯤꯌꯣꯅ ꯂꯥꯛꯏꯅꯦꯕ ꯂꯣꯠꯄꯁꯦ ꯉꯝꯃꯛꯇ꯭ꯔꯕꯅꯦꯕꯀꯣ ꯏꯀꯥꯏꯅꯩꯗꯅ ꯂꯤꯊꯣꯛꯅꯕꯁꯦ ꯑꯗꯣ ꯃꯥꯒꯨꯝꯕ ꯀꯌꯥꯗꯤ ꯀꯜꯍꯧꯔꯁꯨꯅ ꯑꯩꯈꯣꯏꯅ ꯑꯋꯥꯕ ꯇꯥꯔꯤꯁꯦ ꯇꯥꯗ꯭ꯔꯤꯉꯩꯗꯅ ꯂꯥꯛꯆꯔꯤꯅꯦꯕ ꯃꯣꯏꯅ ꯂꯥꯛꯏꯗꯣ ꯂꯩꯁꯥꯕꯤꯁꯤꯡꯁꯤꯅ ꯃꯈꯣꯡ ꯊꯣꯡꯅ ꯂꯥꯛꯑꯒ ꯂꯤꯊꯣꯔꯛꯏꯁꯤꯅꯦꯕꯀꯣ ꯁꯤꯒꯤ ꯋꯥꯔꯤꯁꯤꯃ ꯁꯨꯃꯥꯏꯅ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯃꯊꯪꯒꯤ ꯋꯥꯔꯤꯁꯤꯅꯅꯦ ꯏꯔꯥꯏ ꯍꯦꯛ ꯂꯥꯏꯅ ꯅꯨꯡꯁꯤꯅꯔꯒ ꯃꯔꯤ ꯊꯝꯅꯔꯒ ꯃꯥꯏꯀꯩ ꯆꯥꯟꯅꯗꯦ ꯇꯣꯛꯅꯔꯁꯦ ꯑꯩ ꯌꯥꯝ ලාꯏꯅ ꯍꯥꯏꯔꯛꯇ꯭ꯔꯥ ꯃꯣꯏ ꯑꯅꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯃꯣꯏ ꯑꯅꯤꯁꯦ ꯐꯦꯁꯕꯨꯛꯇꯩ ꯈꯪꯅꯈꯤꯕꯅꯦ ꯀꯃꯦꯟ ꯀꯩꯀꯩ ꯄꯤꯅꯕꯗ ꯁꯨꯝ ꯈꯪꯅꯈꯤꯕꯅꯦꯕ ꯑꯗꯨꯗꯒꯤꯗꯤ ꯃꯦꯁꯦꯟꯖꯔꯗ ꯅꯨꯄꯥꯁꯤꯅ ꯊꯥꯔꯛꯑꯦ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯦꯁꯦꯟꯖꯔꯗ ꯑꯃꯨꯛ ꯊꯥꯅꯕꯗꯩ ꯅꯝꯕꯔ ꯄꯤꯌꯣ ꯅꯝꯕꯔ ꯅꯤꯔꯛꯑꯦꯀꯣ ꯑꯗꯩ ꯑꯃꯨꯛ ꯅꯝꯕꯔ ꯄꯤꯔꯦ ꯑꯗꯩ ꯑꯃꯨꯛ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯔꯦ ꯄꯥꯎ ꯐꯥꯎꯅꯔꯦ ꯀꯣꯂꯦꯖ ꯇꯝꯃꯤ ꯈꯣꯠꯂꯤꯅ ꯍꯥꯏꯔꯦ ꯅꯨꯄꯤꯁꯤ ꯊꯣꯏꯗꯣꯛꯅ ꯃꯣꯏꯁꯦ ꯃꯣꯏ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯌꯪ ꯈꯔ ꯌꯥꯝꯕ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯄꯥ ꯉꯥꯛꯇ 5ꯒ ꯄꯣꯛꯑꯒ ꯃꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯌꯨꯝꯁꯦ ꯄꯨꯂꯞ ꯁꯥꯔꯒ ꯕꯤꯜꯗꯤꯡꯁꯤꯃꯗ ꯃꯣꯏꯁꯦ ꯄꯨꯂꯞꯀ ꯂꯩꯃꯤꯟꯅꯕ ꯀꯩꯒꯨꯝꯕ ꯀꯔꯕꯥꯔ ꯑꯃ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯂꯞ ꯇꯧꯃꯤꯟꯅꯔꯒꯅꯦ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯏꯃꯨꯡ ꯑꯣꯏꯌꯦꯕ ꯃꯄꯥ ꯃꯇꯣꯟ ꯃꯈꯨꯔꯥ ꯃꯇꯣꯟꯁꯤ ꯀꯅꯥꯝ ꯌꯨ ꯊꯛꯇꯕ ꯃꯣꯏ ꯂꯩꯀꯥꯏ ꯀꯩꯅꯣꯁꯤꯅ ꯂꯝꯁꯤꯅ ꯀꯤꯅꯕ ꯃꯣꯏ ꯏꯃꯨꯡꯁꯦ ꯕꯦꯕꯥꯔ ꯌꯥꯝ ꯇꯧꯅꯕꯀꯣ ꯑꯗꯨꯒꯤ ꯏꯃꯨꯡꯒꯤ ꯌꯥꯝ ꯆꯦꯛꯁꯤꯟꯕ ꯃꯆꯥꯅꯨꯄꯤ ꯑꯣꯏꯌꯦꯕ ꯑꯉꯥꯡꯅꯦꯀꯣ ꯀꯣꯂꯦꯖ ꯇꯝꯃꯛꯇ ꯉꯥꯏꯔꯤꯅꯦꯕ ꯑꯉꯥꯡꯁꯤꯅ ꯃꯊ꯭ꯋꯥꯏꯁꯦ ꯌꯥꯝ ꯆꯥꯛꯄ ꯌꯥꯝ ꯊꯤꯅ ꯆꯥꯛꯄ ꯑꯗꯩ ꯖꯥꯠꯁꯦ ꯊꯤꯕꯅꯤꯅ ꯃꯣꯏ ꯏꯃꯨꯡꯗꯒꯗꯤ ꯑꯗꯨꯝꯕ ꯋꯥꯔꯤꯁꯦ ꯈꯤꯇꯪ ꯈꯪꯍꯟꯕ ꯌꯥꯔꯣꯏꯗꯕ ꯑꯗ ꯀꯃꯦꯟꯁꯤꯗꯒꯤ ꯑꯗꯨꯃꯥꯏꯅ ꯈꯪꯅꯔ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤꯁꯦ ꯁꯥꯟꯅꯔꯒ ꯑꯗꯩ ꯅꯨꯡꯁꯤꯅꯔꯦꯗꯅꯀꯣ ꯑꯗ ꯅꯨꯄꯥꯁꯤꯅ ꯋꯥꯔꯤꯁꯦ ꯌꯥꯝ ꯐꯖꯅ ꯂꯤꯌꯦꯕ ꯃꯉꯣꯟꯗꯩꯗꯤ ꯅꯨꯄꯥꯁꯤ나 ꯆꯍꯤꯁꯦ ꯈꯔ ꯍꯜꯂꯦ ꯆꯍꯤ 5 ꯇꯔꯨꯛ ꯍꯜꯂꯦꯕ ꯅꯨꯄꯥꯁꯤꯅ ꯃꯥꯗꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔ ꯇꯣꯛꯑꯒ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯁꯦ ꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯃꯥꯅ ꯈ꯭ꯋꯥꯏ ꯑꯍꯟꯅꯦꯕ ꯑꯗꯨꯒꯤ ꯃꯈꯥ ꯊꯥꯕꯈꯩꯁꯦ ꯃꯥ ꯁꯦꯝꯃꯒ ꯃꯣꯏ ꯃꯇꯦꯡ ꯄꯥꯡꯉ ꯂꯩꯔꯦ ꯍꯥꯏꯅ ꯅꯨꯄꯥꯁꯦ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯊꯕꯛ ꯑꯃꯁꯨ ꯇꯧꯋꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯥꯁꯦ ꯑꯗꯨꯝ ꯊꯕꯛꯁꯦ ꯀꯣꯏꯆꯦꯟ ꯆꯦꯟꯖꯗꯅ ꯃꯥꯁꯦ ꯑꯗꯨꯝ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯇꯥꯜꯂꯦꯕꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯦ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤꯁꯦ ꯂꯝ ꯀꯛꯄꯗ ꯌꯥꯎꯈ꯭ꯔꯕ ꯃꯣꯏꯒꯤ ꯂꯝꯁꯦ ꯑꯗꯨꯒꯤ ꯌꯨꯝ ꯅꯨꯡꯁꯦ ꯂꯣꯏ ꯌꯥꯎꯈ꯭ꯔꯒ ꯄꯥꯈꯜ ꯑꯣꯏꯅ ꯑꯃ ꯈꯜꯂꯒ ꯌꯨꯝ ꯁꯥꯅꯦꯅ ꯂꯩꯔꯒ ꯌꯨꯝ ꯁꯥꯕꯗꯤ ꯉꯝꯗ꯭ꯔꯤꯕ ꯑꯗ ꯃꯣꯏꯒꯤ ꯄꯩꯁꯥꯁꯦ ꯈꯤꯇꯪ ꯆꯥꯎꯅ ꯂꯥꯛ 35ꯃꯨꯛꯁꯦ ꯑꯩꯈꯣꯏꯒꯤ ꯕꯦꯡ ꯑꯃꯈꯛꯇꯗ ꯊꯝꯃꯒ ꯕꯦꯡꯁꯦ ꯀꯥꯏꯊꯣꯛꯈꯤꯕ ꯑꯗꯨ ꯌꯨꯝꯁꯨ ꯁꯥꯕ ꯉꯝꯗꯕ ꯑꯗꯨꯒꯤ ꯃꯊꯥꯁꯦ ꯌꯥꯝ ꯁꯥꯕ ꯅꯨꯄꯥꯁꯦ ꯅꯣꯡꯃꯒꯤ ꯇꯥꯜꯂꯤꯕꯁꯤꯅ ꯕꯕꯥꯅꯦ ꯏꯃꯥꯅꯦ ꯑꯩꯅꯦ ꯑꯩꯈꯣꯏꯈꯩꯅ ꯇꯥꯜꯂꯤꯁꯤꯅ ꯆꯥꯕ ꯊꯛꯄ ꯂꯥꯏꯔꯤꯛ ꯇꯝꯕ ꯏꯃꯨꯡ ꯃꯅꯨꯡ ꯄꯣꯠꯌꯦꯡ ꯆꯥꯌꯦꯡ ꯁꯨꯝꯕꯗ ꯁꯨꯝ ꯆꯪꯉ ꯂꯩꯔꯦ ꯌꯨꯝꯁꯦ ꯀꯩꯗꯧꯉꯩ ꯁꯥ ꯉꯝꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯁꯦ ꯃꯊꯥꯁꯦ ꯌꯥꯝ ꯁꯥꯏꯅ ꯑꯗꯩ ꯃꯥꯒꯤ ꯍꯥꯟꯅ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯤ ꯑꯃ ꯃꯥꯁꯦ ꯋꯥꯏꯅ ꯂꯩꯊꯣꯛꯄꯤꯈꯤꯕ ꯑꯗꯨꯒꯤꯁꯨ ꯃꯥꯅ ꯑꯗꯨꯝ ꯋꯥꯔꯤꯁꯦ ꯁꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯂꯩꯊꯣꯛꯄꯤꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦꯅ ꯑꯗꯩ ꯀꯩꯅꯣꯁꯦ ꯃꯉꯣꯟꯗꯅꯦ ꯑꯗꯨꯝ ꯃꯥꯅ ꯚꯤꯗꯤꯑꯣꯒꯁꯦ ꯌꯦꯡꯍꯜꯂꯦꯕ ꯑꯩꯈꯣꯏꯁꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯕꯅꯤꯅ ꯃꯔꯤꯐꯧ ꯊꯝꯅꯈꯤ ꯑꯗꯨꯒ ꯂꯩꯊꯣꯛꯈꯤꯅꯒ ꯑꯗꯩ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡꯒ ꯇꯧꯕꯗ ꯃꯥꯁꯤꯅ ꯑꯀꯥꯏꯕꯁꯦ ꯁꯨꯝ ꯍꯥꯏꯕ ꯍꯧꯔꯛꯑꯦꯕ ꯅꯨꯄꯥꯁꯤꯅ ꯐꯖꯗꯕ ꯀꯩꯅꯣꯁꯤꯡꯁꯦ ꯑꯗꯣ ꯃꯥꯁꯤꯅ ꯑꯗꯨꯝꯕ ꯍꯥꯏꯔꯛꯄꯁꯦ ꯌꯥꯗꯕ ꯑꯗꯨꯗꯤ ꯍꯥꯏꯔꯛꯀꯅꯣꯅ ꯑꯗ ꯅꯨꯄꯥꯁꯤꯅ ꯎꯅꯕꯗꯒꯁꯦ ꯁꯤ ꯌꯦꯡꯉꯨꯅꯦꯒ ꯍꯥꯏꯔꯒ ꯌꯦꯡꯍꯟꯕ ꯇꯨ ꯃꯤ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯕꯗ ꯑꯩꯅ ꯁꯤ ꯌꯦꯡꯒꯦ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯂꯣꯏ ꯌꯥꯏꯁꯤꯅꯦ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯅꯕꯁꯤꯗꯤ ꯂꯣꯏꯅꯃꯛꯅꯤ ꯑꯗꯣ ꯅꯪꯒ ꯑꯩꯒꯁꯨ ꯌꯥꯝ ꯅꯨꯡꯁꯤꯅꯩꯁꯤꯕꯨꯒ ꯍꯥꯏꯔꯒ ꯅꯨꯄꯥꯁꯤꯅ ꯑꯗꯩꯗꯤ
ꯀꯩꯗꯧꯔꯦ ꯃꯥꯁꯤ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯕꯥꯅꯤ ꯁꯨꯝ ꯁꯥꯡꯅꯁꯦ ꯅꯨꯡꯁꯤꯅꯔꯦꯗꯅ ꯑꯗꯣ ꯃꯥꯒꯤ ꯃꯥꯁꯇꯔ ꯇꯧꯗꯣꯔꯦ ꯅꯨꯄꯤꯁꯦꯀꯣ ꯑꯗꯨꯒꯤ ꯑꯦꯛꯖꯥꯝ ꯃꯥꯁꯇꯔ ꯇꯧꯔꯝꯗꯥꯏꯒꯤ ꯀ꯭ꯋꯦꯠ ꯑꯅ ꯑꯦꯛꯖꯥꯝ ꯑꯃ ꯊꯥꯏꯗꯅ ꯑꯗꯨ ꯊꯥꯕꯒꯤꯒꯁꯦ ꯅꯨꯄꯥꯁꯤꯒ ꯆꯠꯃꯤꯟꯅꯩ ꯅꯨꯄꯤꯁꯤꯅ ꯃꯌꯨꯝꯗꯩ ꯆꯥꯛꯀ ꯄꯣꯔꯛꯑꯒ ꯂꯝꯕꯤꯗ ꯏꯟꯖꯥꯡꯒ ꯂꯩꯔꯝꯕꯥꯏꯅꯤ ꯆꯥꯃꯤꯟꯅꯩ ꯅꯨꯄꯥꯁꯤꯅ ꯉꯥꯏ ꯑꯦꯛꯖꯥꯝꯒꯁꯦꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯅꯨꯄꯥꯁꯤ나 ꯇꯥꯛꯃꯟꯗꯅꯅꯦ ꯃꯕꯥꯅꯤꯁꯤꯅ ꯎꯅꯕꯁꯤꯅ ꯅꯨꯄꯥꯁꯤ ꯒꯥꯔꯤ ꯃꯆꯥꯁꯤꯗ ꯑꯗꯨꯝ ꯆꯠꯂꯤ ꯋꯥꯔ ꯁꯦꯃꯤꯇ꯭ꯔꯤꯁꯤꯗ ꯑꯗꯨꯝ ꯎꯅꯩ ꯑꯗꯩꯗꯤ ꯈꯨꯃꯟ ꯂꯝꯄꯥꯛꯁꯤꯗ ꯑꯗꯨꯝ ꯎꯅꯩꯌꯦꯕ ꯑꯗꯨꯒ ꯑꯗꯨꯝ ꯅꯨꯄꯥꯁꯤꯅ ꯍꯩꯃꯟꯗꯅꯅꯦ ꯑꯗꯨꯝ ꯃꯣꯏ ꯑꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯤꯁꯀꯨꯝꯕ ꯃꯣꯂꯦꯁꯀꯨꯝꯕꯁꯤꯗꯤ ꯑꯗꯨꯝ ꯃꯔꯤꯁꯦ ꯊꯝꯅꯔꯒ ꯑꯩꯈꯣꯏꯒꯤ ꯔꯤꯂꯦꯁꯟꯃꯛꯇꯤ ꯅꯨꯄꯤꯁꯤꯅ ꯌꯥꯗꯦꯕ ꯑꯗꯨꯗꯤ ꯆꯦꯟꯕ ꯅꯨꯃꯤꯠꯇ ꯊꯝꯁꯦ ꯑꯗꯣ ꯀꯩꯒꯨꯝꯕ ꯅꯪꯅ ꯊꯝꯁꯦ ꯍꯥꯏꯔꯒꯅ ꯀꯣꯔꯠ ꯃꯦꯔꯦꯖ ꯍꯥꯟꯅ ꯇꯧꯁꯦ ꯍꯥꯏꯌꯦꯕ ꯑꯗꯨꯗꯤ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏꯅ ꯑꯗꯨꯃ ꯈꯛꯇꯪꯗꯤ ꯃꯣꯏꯗ ꯊꯝꯍꯧꯗꯦꯀꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣꯁꯤ ꯁꯥꯡꯅ ꯃꯕꯥꯅꯤꯁꯤꯁꯨ ꯅꯨꯡꯁꯤꯅꯔꯛꯑꯦ ꯆꯍꯤ 2ꯃꯨꯛ ꯀꯩꯃꯨꯛꯁꯦ ꯐꯖꯅ ꯅꯨꯡꯁꯤꯅꯔꯛꯑꯦꯀꯣ ꯑꯗ ꯌꯥꯝ ꯅꯨꯄꯥꯁꯤꯅꯅꯦ ꯑꯩꯁꯦ ꯃꯊꯥ ꯌꯥꯝ ꯁꯥꯏ ꯁꯨꯝ ꯍꯥꯏꯕ ꯍꯧꯋꯦꯕ ꯐꯣꯟ ꯅꯨꯡꯁꯦ ꯏꯇꯧ ꯇꯧꯔꯛꯇꯕ ꯑꯗꯩ ꯃꯥꯅ ꯇꯧꯔꯁꯨ ꯏꯄꯥꯏ ꯄꯥꯏꯗꯕ ꯃꯊꯥꯁꯦ ꯌꯥꯝ ꯁꯥꯏꯌꯦꯅ ꯍꯥꯏꯀꯣ ꯑꯗꯩꯗꯤ ꯑꯩꯅ ꯁꯥꯏ ꯃꯊꯥꯁꯦ ꯅꯪꯗꯤ ꯈꯪꯉꯝꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯋꯦ ꯑꯗꯨꯒ ꯌꯥꯝ ꯊꯥꯖꯗꯅꯅꯦ ꯅꯨꯄꯥꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦꯕ ꯑꯩ ꯀꯨꯊꯤ ꯌꯦꯡꯉꯨꯏ ꯑꯗꯨꯗ ꯅꯪꯒ ꯑꯩꯒꯁꯦ ꯃꯥꯏꯀꯩ ꯆꯥꯟꯅꯗꯦ ꯅꯪꯁꯦ ꯂꯧꯔꯗꯤ ꯑꯩꯁꯦ ꯄꯨꯟꯁꯤ ꯇꯦꯜꯂꯨ ꯌꯥꯝ ꯋꯥꯎ ꯍꯥꯏꯕ ꯂꯩ ꯑꯗꯨꯅ ꯃꯥꯏꯀꯩ ꯆꯥꯟꯅꯗꯦ ꯏꯕꯥꯅꯤ ꯑꯗꯨꯅ ꯂꯥꯞꯊꯣꯛꯅꯔꯁꯤ ꯁꯤꯅꯦꯕ ꯀꯩꯅꯣ ꯏꯕꯥꯅꯤ ꯑꯗꯨ ꯌꯥꯝ ꯅꯛꯁꯤꯟꯅꯗꯅ ꯍꯧꯖꯤꯛꯄꯨ ꯂꯥꯞꯊꯣꯛꯅꯕ ꯌꯥꯔꯤꯕ꯭ꯔꯥ ꯌꯦꯛꯊꯣꯛꯅꯕꯁꯨ ꯅꯠꯇꯦ ꯑꯗꯣ ꯃꯥꯏꯀꯩ ꯆꯥꯟꯅꯗꯕꯗꯨꯗꯤ ꯌꯨꯝ ꯍꯣꯡꯗꯣꯛꯑꯁꯨ ꯌꯥꯏ ꯏꯕꯥꯅꯤ ꯌꯨꯝ ꯄꯥꯜꯂꯒ ꯂꯝ ꯑꯃ ꯂꯩꯔꯒ ꯌꯨꯝ ꯍꯣꯡꯉꯁꯨ ꯍꯣꯡꯁꯤ ꯍꯥꯏꯌꯦꯕ ꯑꯗꯩꯗꯤ ꯑꯩ ꯃꯥꯁꯇꯔ ꯂꯣꯏꯔꯒ ꯆꯦꯜꯂꯁꯤ ꯅꯪ ꯌꯨꯝ ꯁꯥꯕ ꯍꯧꯅꯕ ꯇꯧꯔꯣ ꯑꯗꯣ ꯑꯩꯁꯨ ꯑꯩꯒꯤ ꯑꯦꯀꯥꯎꯟꯗꯁꯨ ꯑꯗꯨꯝ ꯄꯩꯁꯥ ꯈꯔꯁꯨ ꯌꯥꯎꯏ ꯑꯗꯣ ꯑꯩ ꯁꯅꯥꯏ ꯂꯤꯛꯁꯤꯐꯥꯎ ꯀꯥꯏꯊꯣꯛꯑꯒ ꯂꯥꯛ 4-5ꯗꯤ ꯑꯩ ꯅꯪ ꯌꯨꯝ ꯁꯥꯕꯗ ꯄꯥꯡꯒꯦ ꯈꯜꯂꯤꯒ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯅꯨꯄꯤꯁꯤꯅ ꯑꯗꯩ ꯅꯨꯄꯤꯁꯤꯗ ꯑꯗꯨꯝ ꯑꯩ ꯃꯔꯨꯞ ꯀꯣꯟꯅꯗ꯭ꯔꯦ ꯅꯪ 2,000ꯗ ꯀꯥꯞꯄꯛꯀꯦꯔꯥ 1ꯗ ꯀꯥꯞꯄꯛꯀꯦꯔꯥꯅꯁꯨ ꯅꯨꯄꯤꯁꯤꯅꯁꯨ ꯑꯗꯨꯝ ꯀꯥꯞꯄꯦꯕ ꯈꯔ ꯈꯔꯁꯨꯀꯣ ꯑꯗꯩꯗꯤ ꯅꯨꯄꯤꯁꯤ나 ꯊꯦꯝꯕ ꯌꯥꯕ ꯊꯦꯝꯃꯦ ꯅꯨꯄꯥꯁꯤꯅ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯗꯨꯃꯥꯏꯅ ꯃꯥꯏꯀꯩ ꯆꯥꯟꯅꯗ꯭ꯔꯦ ꯑꯗꯨꯅ ꯂꯥꯞꯊꯣꯛꯅꯍꯧꯔꯁꯤꯅ ꯑꯗꯨꯒ ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯑꯗꯨꯃꯥꯏꯅ ꯃꯔꯤ ꯊꯝꯅꯈ꯭ꯔꯤꯗꯨꯗꯤ ꯑꯩꯁꯦ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤ ꯅꯠꯇ꯭ꯔꯦ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯏꯁꯥ ꯃꯤꯅꯝꯃꯒ ꯃꯤ ꯈꯪꯖꯗꯕ ꯅꯨꯄꯥ ꯑꯃꯗ ꯄꯥꯟꯕꯁꯨ ꯑꯩ ꯄꯥꯝꯗꯦ ꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯂꯣꯏ ꯆꯠꯅꯕꯤꯅꯤ ꯑꯩꯒ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯤꯈꯩꯁꯨ ꯑꯩ ꯅꯉꯣꯟꯗꯐꯥꯎ ꯂꯣꯏꯅ ꯌꯦꯡꯍꯜꯂꯤꯗꯨꯅꯤ ꯂꯣꯏ ꯆꯠꯅꯕꯤꯅꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯔꯤꯂꯦꯁꯟ ꯊꯝꯅꯈꯤ ꯅꯪꯒꯗꯤ ꯍꯛꯆꯤꯟꯅꯐꯥꯎ ꯊꯝꯕ ꯅꯠꯇꯦ ꯃꯣꯏꯗꯤ ꯗꯥꯏꯔꯦꯛ ꯔꯤꯂꯦꯁꯟ ꯊꯝꯈꯤꯗꯨ ꯏꯃꯥꯟꯅꯕꯈꯩ ꯀꯣꯏꯕꯁꯨ ꯂꯣꯏ ꯊꯝꯃꯤ ꯑꯗꯣ ꯑꯩꯒ ꯀꯣꯏꯅꯔꯝꯕ ꯅꯨꯄꯤꯈꯩꯗꯨꯁꯨꯅꯦ ꯑꯗꯨꯝ ꯂꯥꯞꯊꯣꯛꯈꯤ ꯑꯗꯨꯝ ꯑꯇꯣꯞꯄꯗ ꯍꯣꯡꯈꯤ ꯀꯥꯏꯅꯀꯣ ꯑꯁꯦꯡꯕꯅꯤ ꯈꯪꯗꯦ ꯁꯦꯡꯗꯕꯅꯤ ꯈꯪꯗꯦ ꯑꯗꯨꯝ ꯍꯥꯏꯖꯤꯜꯂꯛꯑꯦꯕ ꯃꯥꯅ ꯑꯗꯩꯗꯤ ꯑꯗꯨꯝ ꯏꯔꯥꯞ ꯂꯥꯞꯊꯣꯛꯈ꯭ꯔꯦ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯌꯥꯝ ꯆꯥꯛꯅ ꯃꯥꯁꯤꯅ ꯃꯦꯁꯦꯖ ꯊꯥꯏꯌꯦꯕꯀꯣ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯍꯤꯡꯉꯛꯄꯗ ꯀꯩꯅꯣ ꯆꯍꯤ 22 ꯁꯤꯐꯧ ꯏꯃꯥ ꯏꯄꯥꯅ ꯁꯨꯝꯕ ꯆꯩꯅꯥꯁꯦ ꯄꯤꯗ꯭ꯔꯤ ꯑꯗꯣ ꯅꯪꯅꯗꯤ ꯉꯁꯤ ꯆꯩꯅꯥꯁꯦ ꯄꯤꯔꯦꯅ ꯅꯨꯄꯤꯁꯤꯅ ꯌꯥꯝ ꯊꯃꯣꯏ ꯆꯥꯛꯅ ꯍꯥꯏꯌꯦꯕ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯍꯥꯏ ꯃꯦꯁꯦꯖꯁꯤꯗ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯐꯠꯇꯕꯁꯤꯡꯗꯨꯒꯤ ꯈꯜꯂꯒ ꯑꯩꯅ ꯈꯣꯡꯊꯥꯡꯁꯤꯅ ꯐꯔꯕ꯭ꯔꯥꯅ ꯂꯥꯞꯊꯣꯛꯄꯅꯤ ꯏꯕꯥꯅꯤꯒꯤ ꯇꯨꯡꯒꯤ ꯌꯥꯏꯐꯅꯕꯅꯤ ꯐꯠꯇꯕ ꯑꯔꯥꯟꯕ ꯂꯥꯛꯀꯗꯕ ꯑꯋꯥꯕ ꯂꯣꯏꯅꯃꯛ ꯑꯩꯉꯣꯟꯗ ꯐꯪꯖꯍꯧꯔꯒꯦ ꯄꯥꯞ ꯄꯨꯝꯅꯃꯛ ꯑꯅ ꯅꯨꯄꯥꯁꯤꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯅꯨꯄꯤꯁꯤꯅꯅꯦ ꯋꯥꯈꯜꯁꯤꯗ ꯑꯔꯦꯞꯄ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ ꯇꯥꯗ꯭ꯔꯤꯕ ꯂꯥꯏꯔꯤꯛ ꯈꯛꯇ ꯍꯣꯠꯅꯔꯒ ꯑꯉꯥꯡꯗꯧꯅ ꯂꯩꯖꯕ ꯑꯩꯉꯣꯟꯗ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯕ ꯅꯨꯡꯁꯤꯕ ꯑꯩꯉꯣꯟꯗ ꯊꯝꯃꯝꯃꯒ ꯊꯥꯖꯍꯜꯂꯒ ꯑꯁꯨꯛ ꯌꯥꯝ ꯂꯥꯏꯅ ꯃꯥꯏꯀꯩ ꯆꯥꯟꯅꯗꯦ ꯍꯥꯏꯔꯒ ꯌꯥꯝ ꯏꯔꯥꯏ ꯂꯥꯏꯅ ꯁꯨꯃꯥꯏꯅ ꯂꯥꯞꯊꯣꯛꯈꯤꯕ ꯑꯩꯅ ꯀꯩꯁꯨ ꯇꯧꯕꯁꯨ ꯉꯝꯗꯕ ꯑꯩꯅ ꯅꯣꯏꯗꯅ ꯈꯣꯡ ꯊꯣꯡꯅ ꯂꯥꯛꯁꯜꯂꯒ ꯑꯗꯨꯝꯕꯁꯨ ꯑꯩ ꯄꯥꯝꯗꯦ ꯑꯗꯩ ꯀꯦꯁ ꯇꯧꯔꯒ ꯑꯩ ꯂꯧꯕꯤꯌꯣꯅ ꯍꯥꯏꯕꯁꯨ ꯄꯥꯝꯗꯦ ꯑꯩꯁꯦ ꯏꯁꯥ ꯏꯊꯟꯇ ꯃꯥꯡꯍꯧꯕ ꯅꯠꯇꯅ ꯑꯩ ꯀꯩꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯒꯤ ꯏꯃꯨꯡꯅꯁꯨ ꯑꯗꯨꯒꯨꯝꯕ ꯑꯃ ꯍꯥꯏꯔꯨꯕꯗ ꯅꯪꯁꯨ ꯍꯤꯡꯉꯣꯏ ꯑꯩꯁꯨ ꯍꯤꯡꯉꯣꯏ ꯍꯥꯏꯌꯦꯕ ꯅꯨꯄꯤꯁꯦ ꯀꯔꯤꯝꯇ ꯂꯩꯁꯥꯕꯤ ꯃꯆꯥꯅꯤꯅꯀꯣ ꯇꯧꯐꯝꯁꯨ ꯈꯪꯖꯗꯕ ꯃꯄꯥꯡꯒꯜꯁꯨ ꯊꯣꯛꯆꯗꯕ ꯑꯗꯩ ꯃꯈꯣꯡ ꯆꯠꯂꯒ ꯂꯩꯒꯦꯒꯁꯨ ꯍꯦꯛ ꯉꯝꯖꯗꯕ ꯑꯗꯨ ꯃꯥꯅ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯂꯤꯊꯣꯛꯄꯤꯌꯨ ꯉꯁꯤꯗꯤ ꯑꯩꯁꯦ ꯂꯥꯏꯔꯤꯛ ꯄꯥꯕꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯝ ꯃꯥꯒꯤ ꯋꯥꯈꯜꯁꯤꯗ ꯑꯩꯁꯦ ꯎꯪꯉꯒ ꯂꯩꯔꯦ ꯑꯗꯩ ꯑꯩꯅ ꯃꯤꯅꯝꯃꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯕꯁꯨ ꯑꯩ ꯉꯝꯗ꯭ꯔꯦ ꯑꯇꯣꯞꯄ ꯅꯨꯄꯥ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛ ꯀꯣꯏꯕ ꯉꯝꯗ꯭ꯔꯦ ꯃꯦꯁꯦꯖ ꯊꯥꯅꯕ ꯕꯧ ꯉꯝꯗ꯭ꯔꯦ ꯑꯩꯁꯦ ꯏꯁꯥꯁꯦ ꯂꯩꯁꯥꯕꯤ ꯅꯠꯇ꯭ꯔꯦꯀꯣ ꯃꯤꯅ ꯈꯪꯉꯒ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯀꯣꯅ ꯑꯗꯣ ꯁꯨꯝꯕ ꯋꯥꯔꯤꯁꯦ ꯄꯤꯊꯣꯛꯈ꯭ꯔꯀꯥꯟꯗ ꯆꯥꯛꯍꯧꯕꯗꯣ ꯃꯣꯏꯅ ꯑꯗꯨꯗꯣ
matung ataijingda thoktanaba lithokpiyona laabneba akoidawna manghawdringaidana hoi admaina masu mathwaisi yam nungaite si angang jima ko masana liba laksaini mayumda haibasu kiba phubi doini ngangbi doini kaidawai adumai tauba adu ngangbi doine ba aduduna adusu kibagi dum tuminna laihauba mayam hujikse yawre ba ko hoi hoi mane aduga kanose mathangi jinane mai dawbani moise mabani ji sang na nungsinay mabani sahi kun ne nungsinari sahi kogi traga humdoy tramari changakpa moy class 8 chai nungsinara baneba aduga kacham lamna ba lamna te moise adum inang nang ba lam di lam amam oraga inang nang ba lam oiba minute adum min tariat khotang gai thawda yongna bo oiba ada nupa ji di mama se lai gidre moina khangpade do mama se leiramdre ba nupa ji aduna ma ji ma kano mapa ji ne magi manau pam ne moi gai ji nupa ngata oiba imung oire dana masiem di leiram ni masiem yum pangra masie don lei ngai tadi masie son loi honaram ba ada masie ji lai tab dai di imung je piron ga samot bo se lai chalak pi sa ising ga ma thong khang da bi da adum nupa jina ne sak sira so ga hapsal warga injang law harga nupi jina adum bira bane binjang je ayuk kin dang ge dai piron je nupa jina ne suk suk yam ga pura ni dana nupi jina loi chubi doi ne ba aduga adai nupa ji ma private ki thabam tawe adu je nupi jina loi si takna khotna piron sudna adum honara bani se moi mung de ne sanga ga wai tai de kon pheng de kha loi adu loina moi gi thodang lo bira abane ba mana adu khaktang ni mana changa taw tu je ko adai moi nupa je moi da su dum change moi mung manung gi di khangna re ba loimba ada nupi jina ai di nupa mayum da sang bodri pam de na ai changoi na sangja de ba chen ban ta han bo ina sange na dai di moi da dum change nupi ji gi mapa gi na ba ko pa mapa da la yeng ba ko pa loi cham mi nei ba ko ado yam thajana loi nei do imung je wa bani na kano ji nupa jina dum khale ga tapna tawji na sum hai lei ba jahi di yam janna ra ba ado nupi jima pan thoksa banate phiron chadana khotana ma ji manai tungjen dan mo thang yaudana laijabane adu nupa ji mana pang ba badum pangai ko aduga yam thaja dana ne adu yam changa nungsinara idu nupi ji kang khangau de ko ma ga hek lemin jamina badi natabani na ada moi ni di musu moi gi lesson ji di yam thamme adu phadana nungsinara mina jahi du yam amnina adum aduga adum launa ni na halaman bo khangna nupa ju gi ju loi khangabane ba song gi ju loi khangabane ba adum ai leina ra bani na ko adugo yam thaja dana nupa ju nupi yam angang am selak pane ba adai nupi jina matha moi je sak tana ne ma je numit chima di ta tre ba nonga la tae ba ko adugo ma je makhong thong na sa chan bane ba adu sat pa kan ju da nupa ju lot khre dana puthoro noi gi nupa do hatok piram ge ma ju hat ke ai ju si ge mangminage ma so sitabana mathamoi ma aroi bi jai ne bako amai tor kan da mana ekta nupi mayum gi mi gai ju satana so sitabanu pa putho na moi tauna re na ko adai moi es mai sum taw di yaroi na moi na pa mayum gi lai kai club mai ra pai bi ka kaina khoyo nai san da moi sinna ra pane ba adu sinna ra kan da moi je admaina ke se tawe bako adu da nupa ji di mangre na dum yaudre mangre thi kangdre na adai nupi mayum na ju khoi yam suk yam kaino taraga namdana ga bichan dang na te masana pam da di al ma lo le nupi ji mokong thong na la ya ji nupi ji ga numi se nupa ji ga unagi ba nupi ji na yausan matam da nupa lai ram me ba do lot ki bane ba ado manas man lot ki bani na pam dre hai bani seng na pam da na bo amma ju se la bani ado noi dai ta lauro khoi di loi san na ra ge na yam na kesto yam thi na sa na nungsina ra yam lu bo oi ra bani na ko yam sao na pesa lauge yam sao na lauge pesa hoi aduna adumaina di loi sanna gi adu nupi duna yam thi na saksa gi mang da bok thokani thaja da thok do ne ko adu sigumba se phatte ha ba yam ko ina nungsina ra ga mi ma sa do to panu pang ko ho bu su na tre adai nungsina bu je kuira de hujik ti kari hai nei phajana ta hai na de hoi hoi phajana seng nam ta una de ba ela chabi ora maro si je adum hai ra bane adai nungsina ba nupa lai ram ma ba nupi am ta nupa am na ko yu ya de ba la chabi ora maro dum khangna re ba adum ba lai ne ba mi amagi punsi ji ma mang halam mi ne ba ko
ꯑꯗꯣ ꯃꯣꯏꯁꯨ ꯍꯤꯡꯒꯣꯜꯒ ꯌꯣꯜꯂ ꯁꯤ ꯄꯩꯁꯥꯁꯦ ꯄꯤꯌꯦꯕ ꯌꯥꯝ ꯁꯤꯁꯦ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯩꯗꯤ ꯑꯃꯅ ꯁꯤꯁꯤꯅ ꯑꯔꯣꯏꯕ ꯋꯥꯔꯤ ꯑꯣꯏꯒꯦ ꯑꯇꯩ ꯅꯩꯅꯒꯗꯕꯁꯨ ꯌꯥꯝ ꯂꯩꯌꯦꯕ ꯑꯗꯣ ꯑꯔꯣꯏꯕ ꯋꯥꯔꯤꯁꯦ ꯂꯤꯗ꯭ꯔꯤꯉꯩꯗ ꯑꯃꯈꯛꯀ ꯂꯤꯔꯝꯒꯦ ꯃꯥꯁꯤꯅ ꯑꯩꯉꯣꯟꯗ ꯁꯤꯁꯦ ꯏꯕꯦꯝꯃꯁꯤꯅꯅꯦ ꯀꯃꯦꯟ ꯑꯣꯏꯅ ꯌꯥꯝ ꯁꯥꯡꯅ ꯏꯔꯛꯄꯅꯦꯕ ꯃꯥꯏ ꯋꯥꯔꯤꯁꯦ ꯃꯥ ꯂꯤꯊꯣꯛꯄꯤꯌꯣꯅ ꯁꯤꯝꯇꯪꯗꯤ ꯂꯤꯕꯤꯔꯝꯒꯦ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯒ ꯃꯥꯒꯤꯁꯤꯒ ꯆꯥꯟꯅꯕꯅꯤꯅꯀꯣ ꯃꯥꯁꯤꯅ ꯍꯥꯏꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯑꯃ ꯃꯥꯒꯤ ꯂꯩꯔꯝꯃꯤ ꯌꯥꯝ ꯁꯥꯡꯅ ꯅꯨꯡꯁꯤꯅꯩ ꯃꯔꯤꯁꯦ ꯃꯕꯥꯅꯤꯁꯦ ꯂꯧꯅꯖꯦꯅ ꯔꯤꯂꯦꯁꯟꯁꯦ ꯐꯖꯅ ꯊꯝꯃꯦ ꯑꯗꯨꯒ ꯅꯨꯄꯥꯁꯤꯅ ꯂꯥꯞꯊꯣꯛꯈ꯭ꯔꯦ ꯂꯥꯞꯊꯣꯛꯈꯤꯕꯗꯩ ꯃꯥꯁꯨ ꯃꯈꯣꯡ ꯊꯣꯡꯅ ꯆꯠꯄꯁꯨ ꯏꯀꯥꯏꯕ ꯀꯦꯁ ꯑꯃꯨꯛ ꯇꯧꯕꯩ ꯖꯗꯥꯕꯤ ꯇꯥꯝꯕꯁꯨ ꯏꯀꯥꯏꯗꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯍꯧꯔꯦ ꯃꯥꯁꯦ ꯌꯥꯝ ꯀꯨꯏꯅ ꯅꯥꯗꯅ ꯅꯤꯡꯕ ꯀꯥꯏꯅ ꯂꯩ ꯆꯍꯤ ꯑꯅꯤꯃꯨꯛ ꯂꯩꯔꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯃꯨꯛ ꯀꯣꯏꯒꯦ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯃꯥꯁꯨ ꯃꯥꯏ ꯍꯥꯟꯅ ꯀꯣꯏꯅꯔꯝꯕꯁꯤ ꯂꯨꯍꯣꯡꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯀꯣꯟꯕ ꯅꯨꯄꯥꯁꯤ ꯃꯥ ꯌꯥꯔꯦ ꯅꯨꯡꯁꯤꯅꯔꯦ ꯃꯥꯕꯨ ꯂꯣꯏ ꯍꯥꯏꯔꯦ ꯁꯨꯃꯥꯏꯅ ꯑꯩꯗꯣ ꯅꯪꯅꯕ ꯃꯔꯤ ꯃꯌꯥꯝ ꯊꯝꯈꯤ ꯈꯣꯠꯈꯤ ꯑꯩ ꯂꯩꯁꯥꯕꯤꯗꯤ ꯅꯠꯇ꯭ꯔꯦ ꯅꯪꯅ ꯑꯩ ꯁꯦꯡꯅ ꯍꯥꯏꯗꯣꯛꯍꯧꯒꯦ ꯃꯤꯅꯝꯕ ꯄꯥꯝꯗꯦꯅ ꯑꯗ ꯃꯥꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯅ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯍꯥꯏꯀꯣ ꯅꯪ ꯆꯦꯜꯂꯨꯕꯃꯛꯇꯤ ꯅꯠꯇꯦ ꯂꯨꯍꯣꯡꯉꯨꯕꯃꯛꯇꯤ ꯅꯠꯇꯦ ꯑꯅ ꯑꯗꯣ ꯑꯩꯗꯤ ꯅꯨꯄꯤ ꯑꯃ ꯅꯨꯡꯁꯤꯅꯔꯝꯃꯤ ꯌꯥꯝ ꯀꯨꯏꯅ ꯑꯗꯣ ꯅꯨꯄꯤꯁꯤꯅ ꯑꯩꯉꯣꯟꯗ ꯃꯔꯤ ꯊꯝꯅꯁꯤ ꯏꯕꯥꯅꯤ ꯊꯥꯖꯅꯅꯕ ꯌꯥꯝ ꯍꯥꯏ ꯅꯨꯄꯤꯗꯨꯅꯗꯤ ꯑꯩ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯅꯗꯤ ꯀꯌꯥ ꯄꯥꯝꯐꯥꯠꯇꯦ ꯑꯗ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯍꯥꯏꯕꯗꯨꯗ ꯑꯩꯁꯦ ꯁꯤ ꯅꯨꯄꯤꯁꯦ ꯍꯩꯅꯗꯦꯅ ꯑꯩꯅ ꯂꯩꯊꯣꯔꯛꯄꯅꯤꯒ ꯍꯥꯏꯌꯦꯕ ꯑꯁꯦꯡꯕ ꯑꯆꯨꯝꯕ꯭ꯔꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯅꯨꯄꯥꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯕꯩ ꯋꯥꯅꯤꯗꯅ ꯑꯗꯣ ꯃꯕꯥꯅꯤꯁꯨ ꯅꯨꯡꯁꯤꯅꯔꯛꯇꯅ ꯑꯗꯨꯝ ꯃꯕꯥꯅꯤꯁꯨ ꯑꯃꯨꯛ ꯃꯔꯤꯁꯦ ꯊꯝꯅꯔꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯍꯥꯏꯕ ꯆꯪꯉꯁꯤ ꯈꯣꯠꯂꯁꯤꯅ ꯇꯧꯅꯕ ꯀꯥꯟꯗ ꯃꯣꯏ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯈꯩꯁꯤꯅ ꯅꯨꯄꯤꯁꯦ ꯊꯤꯒꯠꯂꯛꯑꯦꯕ ꯀꯅꯥꯅꯣ ꯀꯩꯅꯣꯁꯦ ꯑꯗ ꯃꯤꯒꯤ ꯂꯩꯀꯥꯏꯗꯨꯅ ꯑꯗꯨꯝ ꯐꯖꯅ ꯍꯥꯏꯕꯤꯗ꯭ꯔꯦꯗꯅ ꯆꯍꯤꯡꯗꯒ ꯊꯤꯜꯂꯛꯄꯅꯤ ꯑꯗꯨꯝ ꯍꯥꯟꯅꯩ ꯅꯨꯄꯥꯗ ꯌꯥꯝ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯤ ꯊꯤꯈꯤꯕꯅꯦ ꯑꯗꯣ ꯂꯩꯁꯥꯕꯤꯗꯤ ꯑꯣꯏꯔꯝꯃꯔꯣꯏꯗ ꯑꯗꯨꯗꯨ ꯀꯥꯏꯅ ꯌꯥꯝ ꯐꯖꯅ ꯍꯥꯏꯕꯤꯗ꯭ꯔꯦꯕꯀꯣ ꯑꯗ ꯃꯣꯏꯅ ꯑꯗꯨꯝ ꯑꯁ ꯃꯤꯒꯤ ꯂꯨꯈꯥꯛꯅꯤ ꯑꯗꯨꯅꯤ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯏꯃꯨꯡꯁꯤꯒꯤ ꯃꯧ ꯑꯣꯏꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣꯅ ꯍꯥꯏꯕ ꯆꯪꯉꯣꯁꯦ ꯌꯥꯗ꯭ꯔꯦꯕ ꯑꯗꯩꯗꯤ ꯃꯕꯥꯅꯤꯅ ꯆꯦꯟꯁꯤꯟꯒꯗꯕꯁꯨ ꯃꯣꯏꯁꯦ ꯃꯥꯁꯦ ꯉꯝꯗ꯭ꯔꯦꯕ ꯍꯥꯏꯕꯗꯤ ꯏꯃꯨꯡꯗꯨꯗ ꯂꯩꯕꯗ ꯃꯥꯁꯦ ꯅꯨꯡꯉꯥꯏꯔꯔꯣꯏꯕ ꯃꯣꯏꯅ ꯐꯖꯅ ꯃꯧ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯕꯒꯤ ꯊꯥꯛꯁꯦ ꯊꯝꯕꯤꯔꯔꯣꯏꯕ ꯑꯗꯨꯅ ꯃꯥꯒꯤ ꯃꯊꯃꯣꯏꯗ ꯍꯧꯖꯤꯛꯁꯦ ꯂꯩꯁꯤ ꯀꯗꯥꯏ ꯇꯣꯛꯅꯁꯤ ꯀꯗꯥꯏ ꯅꯨꯄꯥꯗꯨꯅꯕꯨꯗꯤ ꯑꯗꯨꯝ ꯂꯦꯞꯆꯔꯤꯕ ꯑꯗꯨꯅ ꯃꯥꯁꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯃꯥꯅ ꯑꯗꯨꯅ ꯅꯨꯡꯁꯤꯅꯔꯤꯉꯩꯗ ꯃꯥꯡꯉꯕ ꯍꯛꯆꯥꯡ ꯑꯩꯈꯣꯏꯅ ꯈꯟꯊꯍꯧꯗꯗꯅ ꯅꯨꯄꯥꯕꯨ ꯊꯥꯖꯗꯅ ꯁꯨꯃꯥꯏꯅ ꯏꯖꯠ ꯄꯤꯊꯣꯛꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤ ꯎꯔꯒ ꯑꯩꯒꯤꯁꯨ ꯋꯥꯔꯤꯁꯤ ꯂꯤꯕꯤꯌꯨ ꯑꯗꯨꯅ ꯂꯩꯁꯥꯕꯤ ꯑꯇꯩꯗꯤ ꯁꯨꯃꯥꯏꯅ ꯑꯝꯇ ꯇꯧꯒꯅꯣ ꯑꯩꯈꯣꯏꯗꯧꯅ ꯅꯣꯏ ꯅꯃꯤꯠꯇꯩ ꯅꯥꯄꯤ ꯇꯥꯍꯟꯅꯤꯡꯗꯦꯅ ꯃꯥꯁꯨ ꯃꯦꯁꯦꯖꯁꯦ ꯁꯥꯡꯅꯒ ꯊꯥꯖꯔꯛꯏꯅꯦꯕ ꯑꯗꯩ ꯑꯔꯣꯏꯕ ꯋꯥꯔꯤꯁꯦ ꯁꯤ ꯑꯃꯨꯛ ꯂꯤꯖꯒꯦꯀꯣ ꯑꯔꯣꯏꯕ ꯋꯥꯔꯤꯁꯤ ꯃꯥꯁꯨ ꯑꯥꯔꯃꯤꯅꯦ ꯅꯨꯄꯥꯁꯦꯀꯣ ꯑꯥꯔꯃꯤꯅꯤ ꯑꯗꯣ ꯃꯣꯏ ꯑꯅꯤꯁꯦ ꯅꯣꯡꯃ ꯅꯨꯄꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯁꯅ ꯖꯔꯃꯒꯤ ꯃꯣꯏꯁꯦ ꯂꯥꯏ ꯈꯨꯔꯝꯃꯨꯕ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯁꯤꯒ ꯍꯜꯂꯛꯄ ꯑꯗꯨ ꯍꯜꯂꯛꯄ ꯀꯥꯟꯁꯤꯗ ꯂꯝꯕꯤꯗ ꯊꯦꯡꯅꯕꯅꯦ ꯂꯝꯕꯤꯗ ꯊꯦꯡꯅꯕꯗꯩ ꯃꯥꯅ ꯄꯥꯝꯗꯅ ꯀꯣꯏꯏꯟ ꯏꯟꯅꯔꯦ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯦꯀꯣ ꯃꯣꯏ ꯃꯌꯨꯝ ꯆꯪꯐꯝ ꯌꯦꯡꯍꯧꯔꯦ ꯑꯗꯩꯗꯤ ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯝꯃꯣ ꯑꯩꯈꯣꯏ ꯉꯥꯏꯔꯝꯒꯦ ꯊꯣꯛꯂꯛꯑꯣ ꯍꯥꯏꯕꯁꯤ ꯃꯣꯏ ꯄꯤꯔꯝꯗꯦꯀꯣ ꯑꯗꯩ ꯅꯣꯡꯉꯥꯜꯂꯒꯁꯨ ꯑꯃꯨꯛ ꯂꯥꯛꯄꯁꯤꯗꯒꯤ ꯀꯟꯅ ꯍꯥꯏꯔꯦ ꯃꯃꯥꯟꯅꯕꯤꯗꯀꯣ ꯃꯥꯏ ꯐꯣꯟ ꯅꯝꯕꯔ ꯄꯤꯌꯨ ꯑꯩ ꯃꯥ ꯅꯨꯡꯁꯤ ꯈꯣꯠꯂꯦꯅ ꯀꯟꯅ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯃꯃꯥꯟꯅꯕ ꯑꯃꯈꯛꯀ ꯂꯥꯛꯑꯦꯕ ꯅꯨꯄꯥꯁꯦ ꯃꯥꯅꯁꯨ ꯑꯗꯨꯝ ꯄꯥꯝꯖꯔꯦꯕꯀꯣ ꯃꯥꯅ ꯑꯍꯥꯟꯕ ꯍꯦꯛ ꯎꯕꯗ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ ꯑꯣꯏꯈ꯭ꯔꯦꯕ ꯋꯥꯡ ꯆꯥꯎꯔꯗꯅ ꯃꯁꯛ ꯐꯖꯩꯌꯦ ꯅꯨꯄꯥꯗꯣ ꯑꯗꯨꯝ ꯐꯖꯩꯌꯦꯕ ꯌꯥꯝꯅ ꯃꯥꯁꯨ ꯃꯒꯨꯟ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯀꯩꯝ ꯋꯥꯠꯇꯦ ꯑꯗ ꯃꯁꯥ ꯃꯎꯁꯦ ꯌꯥꯝꯅ ꯐꯤꯠ ꯌꯥꯝ ꯑꯣꯏ ꯐꯖꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏ ꯑꯅꯤꯁꯨ ꯑꯗꯨꯝ ꯀꯣꯏꯅꯔꯦ ꯑꯗ ꯅꯨꯄꯥꯁꯤꯗꯤ ꯈꯔ ꯂꯩꯔꯒ ꯆꯪꯈ꯭ꯔꯦ ꯃꯥ ꯁꯨꯇꯤ ꯊꯣꯛꯂꯛꯄꯅꯦꯕꯀꯣ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯩ ꯑꯗꯩ ꯅꯨꯄꯤꯁꯦ ꯀꯣꯂꯦꯖ ꯇꯝꯃꯤ ꯑꯗꯨꯒꯤ ꯃꯥꯁꯦ ꯅꯨꯄꯤꯁꯤꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯈꯣꯠꯄꯒꯁꯦ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯁꯦꯟꯅꯗꯅ ꯈꯣꯠꯇꯅ ꯅꯪ ꯂꯥꯏꯔꯤꯛ ꯑꯗꯩ ꯃꯥ ꯑꯗꯨꯝ ꯋꯥꯔꯤꯁꯦ ꯃꯥꯁꯦ ꯏꯌꯥꯔꯄꯤꯁ ꯊꯤꯟꯖꯜꯂꯒ ꯑꯗꯨꯝ ꯁꯥꯏ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯑꯗꯨ ꯇꯧꯔꯤ ꯑꯦꯁꯥꯏꯟꯃꯦꯟ ꯁꯤꯡꯒꯠꯂꯤ ꯑꯗꯨ ꯍꯥꯏꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯋꯥꯔꯤ ꯋꯥꯇꯥꯏꯁꯦ ꯁꯦꯟꯅꯗꯅ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯁꯥꯔꯦ ꯑꯍꯤꯡ ꯅꯨꯡꯊꯤꯟ ꯍꯥꯏꯕ ꯂꯩꯇꯦ ꯃꯕꯥꯅꯤꯁꯦ ꯇꯨꯝꯕꯐꯧꯅꯦ ꯋꯥꯔꯤ ꯁꯥꯅ ꯅꯣꯡꯃꯅ ꯅꯨꯄꯤꯁꯤꯅ ꯍꯥꯟꯅ ꯇꯨꯝꯈꯤ ꯅꯣꯡꯃꯅ ꯅꯨꯄꯥꯁꯤꯅ ꯍꯥꯟꯅ ꯇꯨꯝꯈꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯩꯌꯦꯕ ꯑꯗꯩꯗꯤ ꯀꯩꯗꯧꯔꯦ ꯃꯣꯏ ꯑꯅꯤꯒꯤꯁꯦ ꯅꯨꯄꯥꯁꯤꯅ ꯃꯊꯪ ꯊꯣꯛꯂꯛꯄꯗꯗꯤꯅꯦ ꯑꯗꯨꯝ ꯏꯕꯥꯅꯤ ꯊꯥꯖꯕ ꯊꯝꯅꯁꯤ ꯈꯣꯠꯁꯦꯅ ꯃꯣꯏ ꯑꯅꯤꯁꯦ ꯀꯩꯅꯣ ꯑꯃꯗ ꯎꯅꯩꯌꯦꯕ ꯍꯣꯇꯦꯜꯗꯤ ꯅꯠꯇꯦ ꯀꯔꯤꯕ ꯍꯦꯛꯇ ꯀꯥꯎꯏꯅꯦ ꯔꯤꯖꯣꯔꯠꯀꯨꯝꯕꯗ ꯍꯣꯏ ꯑꯗꯨꯝꯕꯗ ꯎꯅꯕ ꯔꯤꯖꯣꯔꯠꯇ ꯑꯣꯏꯅ ꯎꯅꯩꯌꯦꯕ ꯍꯣꯏ ꯑꯗꯨꯝ ꯏꯕꯥꯅꯤ ꯂꯧꯅꯔꯗꯕꯅꯤ ꯑꯗꯨꯝ ꯑꯗꯣ ꯑꯩꯁꯨ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯅ ꯊꯣꯛꯂꯛꯏꯁꯦ ꯅꯪ ꯎꯅꯕ ꯊꯣꯛꯂꯛꯏꯅꯤ ꯑꯩ ꯊꯣꯛꯂꯛꯄ ꯃꯇꯝꯁꯦ ꯉꯥꯏꯕꯗ ꯌꯥꯝ ꯋꯥꯏ
ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯎꯅꯤꯡꯕꯗꯒꯤ ꯅꯪ ꯎꯅꯤꯡꯕꯅ ꯍꯦꯜꯂꯤ ꯉꯍꯥꯟꯈꯩ ꯅꯪꯒ ꯑꯩꯒ ꯅꯨꯡꯁꯤꯅꯗ꯭ꯔꯤꯉꯩꯗꯗꯤ ꯏꯃꯥ ꯏꯄꯥ ꯎꯅꯤꯡꯕ ꯌꯨꯝꯒꯤ ꯃꯤ ꯎꯅꯤꯡꯕꯩ ꯊꯣꯛꯂꯛꯏ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯅꯪ ꯎꯅꯤꯡꯕꯩ ꯊꯣꯛꯂꯛꯑꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯕꯥꯅꯤꯁꯨ ꯅꯛꯁꯤꯟꯅꯕ ꯃꯔꯤꯁꯨ ꯑꯗꯨꯝ ꯊꯝꯈ꯭ꯔꯦꯕ ꯑꯗꯩ ꯅꯨꯄꯤꯁꯤꯒꯤ ꯃꯟꯗꯣꯝꯆꯥ ꯍꯣꯏꯒꯤ ꯏꯃꯨꯡ ꯃꯆꯦ ꯍꯣꯏꯒꯤ ꯃꯌꯨꯝ ꯆꯠꯇꯅ ꯃꯕꯥꯅꯤ ꯆꯥꯛꯀ ꯆꯥꯃꯤꯟꯅꯩꯌꯦꯕ ꯅꯨꯄꯥꯁꯤꯅ ꯌꯦꯟꯒ ꯁꯦꯝꯗꯅ ꯊꯣꯡꯗꯅ ꯃꯟꯗꯣꯝꯆꯥꯒꯤ ꯃꯆꯥꯒꯀꯣ ꯃꯥꯅꯁꯨ ꯃꯥꯒ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥꯅꯤ ꯑꯩ ꯂꯩꯔꯗꯕꯅꯤ ꯃꯉꯣꯟꯗꯅ ꯃꯟꯗꯣꯝꯆꯥꯁꯤꯅꯁꯨ ꯐꯩ ꯌꯥꯝ ꯐꯩ ꯒ꯭ꯌꯥꯟ ꯇꯥꯏ ꯀꯥꯏꯅ ꯃꯣꯏꯁꯨꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯩꯗꯤ ꯅꯨꯄꯥꯁꯦ ꯑꯃꯨꯛ ꯆꯪꯈꯤꯅꯤ ꯑꯗꯩ ꯊꯣꯛꯂꯛꯄꯁꯦ ꯃꯥꯁꯨ ꯆꯞ ꯃꯥꯟꯅꯩ ꯏꯌꯥꯔꯄꯣꯔꯠꯇ ꯉꯥꯏꯔꯝꯃꯨ ꯑꯗꯨ ꯇꯧꯕꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯕꯥꯅꯤꯁꯤꯁꯨ ꯑꯗꯨꯃꯥꯏꯅ ꯃꯇꯝꯁꯦ ꯁꯥꯡꯅ ꯅꯨꯡꯁꯤꯅꯔꯛꯑꯦꯕꯀꯣ ꯑꯗ ꯅꯨꯄꯤꯁꯤꯁꯨ ꯑꯗꯨꯝ ꯀꯣꯂꯦꯖ ꯇꯝꯕ ꯂꯣꯏꯁꯜꯂꯛꯑꯦ ꯃꯥꯁꯦ ꯑꯗꯨꯒ ꯃꯥꯅꯗꯤ ꯑꯗꯨꯝ ꯆꯦꯜꯂꯁꯤ ꯈꯣꯠꯂꯁꯤꯅ ꯍꯥꯏꯔꯦ ꯅꯨꯄꯥꯁꯤꯗ ꯑꯗ ꯅꯨꯄꯥꯁꯤꯅ ꯑꯁ ꯉꯥꯏꯈꯣ ꯈꯤꯇꯪ ꯂꯩꯔ ꯆꯦꯟꯁꯤ ꯉꯥꯏꯈꯣ ꯁꯦꯟ ꯊꯨꯝ ꯈꯤꯇꯪ ꯅꯥꯇꯩ ꯆꯥꯗ꯭ꯔꯤ ꯈꯤꯇꯪ ꯂꯩꯔ ꯆꯦꯟꯁꯤ ꯁꯨꯝ ꯍꯥꯏ ꯑꯗꯣ ꯅꯨꯡꯁꯤꯅꯕꯅꯤꯅ ꯑꯗꯨꯝ ꯑꯃꯅ ꯍꯥꯏꯕꯗ ꯑꯃꯅ ꯇꯥꯟꯅꯩꯌꯦꯕꯀꯣ ꯂꯩꯊꯣꯛꯈꯤꯕ ꯈꯣꯠꯈꯤꯕ ꯑꯗꯩ ꯀꯩꯅꯣ ꯇꯣꯛꯅꯕ ꯑꯗꯩꯗꯤ ꯄꯥꯎ ꯐꯥꯎꯅꯗꯕ ꯐꯣꯟꯒ ꯇꯧꯕꯤꯔꯛꯇꯕ ꯅꯨꯄꯤꯁꯤꯅ ꯇꯧꯔꯁꯨ ꯄꯥꯏꯗꯕꯗꯤ ꯅꯠꯇꯕꯅꯤ나 ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯋꯥꯔꯤ ꯁꯥ ꯂꯩꯔꯕꯅꯤꯅ ꯀꯩꯁꯨ ꯑꯃꯅ ꯑꯃꯗ ꯂꯥꯟꯅ ꯈꯟꯅꯕꯁꯦ ꯂꯩꯇꯦꯕ ꯑꯗꯨꯒ ꯌꯥꯝ ꯊꯥꯖꯗꯅꯅꯦ ꯃꯣꯏꯒꯤꯁꯤꯁꯨ ꯅꯣꯡꯃ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯤꯁꯤꯗ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯅꯪꯒ ꯑꯩꯒꯤ ꯅꯨꯄꯥꯒ ꯃꯔꯤ ꯂꯩꯅꯕ ꯑꯩ ꯂꯣꯏ ꯈꯪꯉꯦ ꯅꯕꯥꯅꯤꯒꯤ ꯃꯦꯁꯦꯖꯇ ꯑꯩꯅ ꯐꯥꯔꯦ ꯃꯥꯅ ꯉꯔꯥꯡ ꯃꯦꯁꯦꯖ ꯊꯥꯅꯔꯝꯃꯒ ꯃꯥꯗꯤ ꯌꯨ ꯉꯥꯎꯔ ꯍꯜꯂꯛꯑꯒ ꯃꯥꯗꯣ ꯃꯨꯠꯊꯠꯂꯝꯗ꯭ꯔꯦ ꯑꯩꯅ ꯂꯣꯏ ꯄꯥꯔꯦ ꯅꯪ ꯂꯩꯁꯥꯕꯤ ꯃꯆꯥꯅꯤ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯗꯤ ꯏꯆꯥ ꯑꯅꯤ ꯂꯩꯔꯦ ꯑꯗꯨꯅ ꯑꯃꯨꯛ ꯃꯇꯨꯡ ꯐꯣꯟ ꯇꯧꯔꯛꯀꯅꯣ ꯍꯥꯏꯔꯛꯑꯦꯕ ꯅꯨꯄꯤꯁꯦ ꯉꯛꯄꯗ ꯍꯦꯛꯇ ꯃꯥꯁꯦ ꯄꯨꯡꯉꯛ ꯉꯛꯑꯕꯀꯣ ꯁꯨꯡꯊꯥ ꯊꯥꯖꯗꯕ ꯃꯤ ꯁꯣꯏꯅꯗ꯭ꯔꯥ ꯃꯤ ꯑꯣꯟꯅꯗ꯭ꯔꯥꯅ ꯁꯤꯒꯤ ꯐꯣꯟ ꯅꯪꯒꯤ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯐꯣꯟ ꯅꯝꯕꯔ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯇꯧꯔꯤꯗꯤ ꯃꯥꯏ ꯅꯨꯄꯥ ꯊꯕꯛ ꯆꯠꯀꯥꯟꯗ ꯃꯉꯣꯟꯗꯒꯤ ꯇꯧꯔꯛꯄꯅꯤꯗꯅ ꯑꯗꯨꯝ ꯍꯥꯟꯅ ꯃꯥꯒ ꯀꯣꯏꯅꯔꯤꯉꯩ ꯃꯇꯝꯗꯅ ꯅꯨꯄꯤꯁꯦ ꯄꯨꯁꯜꯂꯝꯗꯕ ꯃꯄꯥꯟꯗ ꯑꯗꯨꯝ ꯃꯥ ꯈꯛꯇꯪ ꯂꯩꯕ ꯑꯗꯨꯅꯅꯦꯕ ꯑꯍꯤꯡ ꯇꯥꯏꯕꯪ ꯈꯪꯗꯕꯤ ꯐꯣꯟ ꯇꯧꯔꯛꯏꯗꯣ ꯑꯗꯣ ꯍꯟꯗꯛꯅ ꯅꯨꯄꯤꯗꯣ ꯀꯩꯅꯣ ꯄꯨꯁꯜꯂꯕ ꯑꯗꯨ ꯄꯨꯁꯟꯕꯗꯨꯗꯤ ꯑꯩ ꯅꯨꯄꯥꯗꯨꯅꯗꯤ ꯅꯨꯄꯤꯗꯣ ꯄꯥꯈꯪꯅꯤ ꯄꯥꯈꯪꯅꯤ ꯍꯥꯏꯔ ꯀꯣꯏꯔꯤꯃꯤꯅ ꯑꯩ ꯍꯟꯗꯛꯇꯤ ꯅꯨꯄꯤ ꯄꯨꯁꯜꯂ ꯆꯪꯉꯦꯗꯤ ꯍꯥꯏꯗꯣꯛ ꯌꯥꯗ꯭ꯔꯕꯅꯤꯅ ꯍꯥꯏꯗꯦ ꯅꯨꯄꯤꯗꯨꯗꯤ ꯂꯩꯁꯥꯕꯤꯗꯨ ꯈꯪꯖꯄꯣꯟꯇꯦꯗꯅ ꯑꯗꯩꯗꯤ ꯅꯨꯄꯤ ꯄꯥꯏꯅꯅꯅꯦ ꯑꯣꯟꯅꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯣꯟꯅꯗꯦ ꯑꯅ ꯍꯥꯏꯔꯦꯕ ꯅꯨꯄꯤꯗꯨꯅꯀꯣ ꯑꯃ ꯂꯩꯁꯥꯕꯤꯁꯤꯅ ꯑꯣꯟꯅꯔꯝꯒꯅꯤ ꯍꯥꯏꯖꯩꯗꯨꯗꯤ ꯃꯥꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯁꯤꯗꯤ ꯄꯥꯈꯪꯅꯤ ꯅꯨꯄꯤ ꯊꯤꯕ ꯅꯠꯇꯦꯅ ꯑꯗꯨꯝ ꯍꯥꯏꯖꯩꯅꯦꯕ ꯑꯗꯩ ꯐꯣꯇꯣ ꯊꯥꯖꯤꯜꯂꯦ ꯁꯤ ꯅꯨꯄꯥꯁꯤ ꯅꯠꯇ꯭ꯔꯥ ꯆꯨꯝꯃꯕ ꯅꯠꯇ꯭ꯔꯥꯅ ꯑꯗꯩ ꯃꯥꯅ ꯃꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯐꯣꯇꯣ ꯑꯗꯩ ꯃꯆꯥ ꯖꯩꯒꯒꯤ ꯆꯥꯎꯝꯕꯒꯤ ꯀꯥꯞꯄꯁꯤꯡ ꯂꯣꯏ ꯊꯥꯖꯤꯜꯂꯦꯕ ꯅꯨꯄꯤꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯃꯥꯅ ꯑꯁꯨꯛ ꯁꯥꯡꯅ ꯑꯩꯉꯣꯟꯗ ꯃꯤꯔꯝꯕ ꯃꯥ ꯑꯁꯨꯛ ꯐꯠꯇꯕꯅ ꯇꯧꯋꯦꯕ ꯑꯗꯩꯗꯤ ꯃꯥꯁꯦ ꯑꯗꯨꯝ ꯃꯟꯗꯣꯝꯆꯥ ꯍꯣꯏ ꯃꯆꯦ ꯍꯣꯏꯁꯤꯗ ꯃꯥꯅ ꯍꯥꯏꯔꯦ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥ ꯑꯣꯏꯔꯝꯃꯦ ꯈꯣꯠꯂꯦꯅ ꯃꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯣꯏꯁꯦ ꯑꯗꯩ ꯅꯨꯄꯤꯁꯦ ꯁꯨꯝ ꯋꯥꯈꯜꯅ ꯃꯥꯁꯦ ꯎꯪꯗꯅ ꯅꯥꯗꯅ ꯑꯗꯩ ꯐꯣꯟꯁꯦ ꯑꯗꯨꯝ ꯇꯧꯅꯈꯤꯗ꯭ꯔꯦꯕ ꯅꯨꯄꯥꯗꯨꯁꯨ ꯃꯥꯏ ꯅꯨꯄꯤꯅ ꯐꯣꯟ ꯁꯤꯝꯗꯣ ꯄꯥꯏꯍꯟꯈꯤꯗ꯭ꯔꯦ ꯅꯨꯄꯤꯗꯨꯅ ꯑꯣꯏꯅ ꯄꯥꯏꯔꯦꯕ ꯑꯗꯩꯗꯤ ꯑꯗꯨꯝ ꯃꯣꯏꯅꯁꯨ ꯇꯧꯕꯁꯨ ꯏꯀꯥꯏꯔꯦ ꯅꯨꯄꯥꯗꯨꯅꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯅꯨꯄꯥꯗꯨꯅ ꯑꯇꯣꯞꯄ ꯐꯣꯟ ꯑꯃꯗꯩꯁꯨ ꯅꯝꯕꯔ ꯑꯃꯗꯩꯁꯨ ꯅꯨꯄꯤꯁꯤꯅ ꯐꯣꯟ ꯇꯧꯔꯛꯇ꯭ꯔꯦꯕ ꯑꯝꯇꯪ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯑꯗꯤ ꯆꯞ ꯆꯥꯕꯤ ꯉꯥꯡꯅꯒꯦ ꯃꯥꯅ ꯑꯩꯕꯨ ꯁꯥꯟꯅꯄꯣꯠꯇꯧꯅ ꯁꯥꯟꯅꯔꯝꯃꯒ ꯅꯨꯄꯤ ꯂꯩꯕ ꯃꯥꯅ ꯅꯨꯄꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨ ꯁꯥꯟꯅꯅꯕꯒꯤ ꯄꯥꯎ ꯐꯥꯎꯅꯅꯕꯒꯤ ꯀꯔꯤꯁꯦ ꯂꯩꯇ꯭ꯔꯦꯕ ꯃꯥꯏ ꯅꯨꯄꯤꯗꯨꯅ ꯐꯣꯟ ꯄꯥꯏꯁꯟꯈ꯭ꯔꯕꯅꯤꯅꯀꯣ ꯊꯥ 4ꯃꯨꯛ ꯂꯩꯔꯒ ꯃꯣꯏꯅ ꯅꯨꯄꯤꯁꯦ ꯁꯨꯝ ꯀꯩꯅꯣꯝ ꯇꯧꯔꯛꯇꯅꯅꯦ ꯋꯥꯈꯜꯅꯀꯣ ꯆꯥꯎ ꯊꯛꯎꯁꯨ ꯌꯥꯔꯛꯇ ꯑꯗꯗꯤ ꯑꯝꯇꯪꯗꯤ ꯃꯥꯁꯦ ꯀꯧꯊꯣꯛꯑꯒ ꯆꯞ ꯆꯥꯕꯤ ꯉꯥꯡꯅꯒꯦ ꯑꯁꯨꯛ ꯎꯁꯤꯠꯇꯅ ꯇꯨꯃꯤꯟꯅ ꯇꯣꯛꯈꯤꯕꯗꯤ ꯄꯥꯝꯗꯦ ꯌꯥꯗꯦ ꯍꯥꯏꯕ ꯑꯝꯇꯪꯗꯤ ꯈꯪꯍꯟꯒꯦ ꯃꯇꯨꯡ ꯁꯨꯃꯥꯏꯅ ꯇꯧꯗꯅꯕꯅ ꯃꯟꯗꯣꯝꯆꯥ ꯑꯩ ꯃꯆꯦ ꯍꯣꯏꯒ ꯇꯧꯔꯒ ꯂꯥꯛꯑꯒ ꯀꯝꯄ꯭ꯂꯦꯟꯁꯦ ꯇꯧꯔꯕꯅꯦꯕ ꯑꯗꯩ ꯑꯩꯈꯣꯏꯅ ꯅꯨꯄꯥꯁꯦ ꯐꯣꯟ ꯇꯧꯔꯒ ꯀꯧꯊꯣꯛꯄꯅꯦꯕ ꯃꯥ ꯃꯇꯝ ꯈꯔ ꯉꯥꯏꯅꯩ ꯃꯥ ꯁꯤꯜꯂ ꯈꯣꯠꯂꯒ ꯊꯣꯛꯂꯛꯏꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯊꯣꯛꯂꯛꯑꯒ ꯊꯦꯡꯅꯕꯅꯦ ꯑꯗꯩ ꯃꯥꯒꯤ ꯅꯨꯄꯤꯗꯨꯁꯨ ꯌꯥꯎꯔꯛꯏ ꯑꯗ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯅ ꯀꯞꯄꯒ ꯃꯣꯏꯒꯤ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯂꯤꯌꯦꯕ ꯑꯗꯩ ꯃꯗꯣꯝꯆꯥꯗꯨꯅ ꯍꯥꯏ ꯅꯪꯕꯨ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯗꯐꯧ ꯆꯥꯛ ꯆꯥꯗꯅ ꯇꯧꯔꯤꯅꯤ ꯄꯥꯈꯪꯅꯦꯅ ꯌꯦꯡꯉꯣ ꯑꯗꯨꯒ ꯑꯁꯨꯛ ꯆꯥꯎꯅ ꯃꯤꯅꯝꯃꯤꯗꯣ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅꯁꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯁꯨ ꯍꯧꯖꯤꯛ ꯃꯥꯡꯉꯒ ꯂꯩꯍꯧꯔꯦ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯅꯪꯑꯅ ꯑꯩꯈꯣꯏꯅ ꯅꯪ ꯀꯦꯁ ꯇꯧꯔꯗꯤ ꯊꯕꯛꯁꯨ ꯇꯠꯀꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯗꯤ ꯃꯄꯥ ꯍꯣꯏ ꯀꯩ ꯍꯣꯏ ꯂꯣꯏ ꯍꯥꯏꯔꯅꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯦ ꯃꯥꯡꯍꯜꯂꯝꯃꯕꯅꯤꯅ ꯇꯧꯐꯝ ꯊꯣꯛꯄꯁꯦ ꯆꯞ ꯆꯥꯅ ꯇꯧꯅꯅꯤ ꯅꯪ ꯑꯅ ꯍꯥꯏꯌꯦꯕ ꯑꯗ ꯑꯩꯈꯣꯏꯅ ꯅꯨꯄꯤꯁꯤꯗ ꯍꯪꯉꯦ ꯅꯪ ꯀꯔꯤ ꯄꯥꯝꯃꯤ ꯅꯪ ꯑꯄꯥꯝꯕ ꯍꯥꯏꯌꯣꯅꯀꯣ
ꯑꯗ ꯅꯨꯄꯤꯗꯨꯅ ꯍꯥꯏꯌꯦꯕ ꯑꯩ ꯃꯉꯣꯟꯗ ꯂꯩꯕꯁꯨ ꯄꯥꯝꯗꯦ ꯃꯥ ꯅꯨꯄꯤ ꯊꯤꯔꯕꯅꯤꯅ ꯃꯉꯣꯟꯗꯒꯤ ꯏꯖꯗꯥꯕꯤ ꯀꯩ ꯂꯧꯕꯁꯨ ꯑꯩ ꯄꯥꯝꯗꯦ ꯃꯥꯅ ꯑꯩꯁꯦ ꯏꯖꯗꯥꯕꯤ ꯇꯥꯟꯕ ꯄꯩꯁꯥ ꯇꯥꯟꯕ ꯅꯨꯄꯤ ꯑꯣꯏꯅ ꯎꯈꯤꯅꯤ ꯑꯗ ꯃꯥꯡꯉꯤꯕ ꯑꯩꯒꯤ ꯏꯖꯠꯁꯤꯗꯤ ꯃꯥꯒꯤ ꯄꯩꯁꯥ ꯈꯔꯗꯨꯅ ꯀꯣꯛꯀꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩ ꯄꯥꯝꯗꯦ ꯑꯗꯩ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯃꯤꯅꯤ ꯃꯥꯁꯦ ꯑꯗꯣ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯃꯤꯁꯤꯗ ꯑꯋꯥꯕ ꯑꯃ ꯄꯤꯍꯟꯅꯤꯡꯗꯦ ꯀꯦꯁ ꯅꯨꯡ ꯇꯧꯔꯒ ꯃꯥꯅ ꯊꯕꯛ ꯅꯨꯡꯕ ꯇꯠꯄ ꯖꯦꯜ ꯆꯪꯕ ꯑꯗꯨꯁꯨ ꯑꯩ ꯄꯥꯝꯗꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯤꯅꯤꯅ ꯃꯥꯏ ꯃꯇꯨ ꯅꯥꯝꯐꯥꯎ ꯁꯣꯛꯍꯟꯅꯤꯡꯗꯦ ꯍꯥꯏꯌꯦꯕ ꯑꯗꯣ ꯑꯩꯒꯤ ꯏꯕꯨꯡ 3 ꯂꯩ 이쿠라 아니기 ꯑꯗꯩ ꯕꯕꯥꯆꯧꯒꯤ 이bun가 ꯌꯥꯝ ꯂꯩ 시기 ꯍꯦꯛ ꯈꯪꯉꯕ ꯃꯥ ꯍꯥꯠꯄꯤꯒꯅꯤ 마 ꯍꯤꯡꯅ ꯊꯥꯔꯣꯏ ꯂꯦꯝꯅ ꯊꯝꯃꯣꯏ ꯑꯩꯁꯨ ꯍꯤꯡꯅ ꯊꯥꯔꯣꯏ ꯑꯗꯨꯅ ꯑꯩꯅ ꯉꯁꯤꯐꯥꯎ ꯍꯥꯏꯗꯣꯛꯇꯅ ꯏꯃꯨꯡꯗ ꯂꯩꯔꯛꯄꯅꯦ ꯑꯩ ꯏꯁꯥ ꯉꯝꯗꯦ ꯑꯗꯨ ꯇꯧꯗꯦ ꯍꯥꯏꯖꯅꯔꯒ ꯑꯋꯥꯕꯁꯦ ꯈꯪꯍꯟꯗꯅ ꯂꯩꯔꯛꯄꯅꯦ ꯑꯗꯣ 마가 이거 누시나야 뭐 강이바 이세 인도음자 아직 각당니 애는 강할리제도 마나 쏙얌 싸우나 이건다 미남버지디 낭가리노 낭기 누피 라이라이나 낭나 юм다 톡라가 낭기 누피가주 또 민나바 아데 아이부주 낭나 리조트 우나라가 이제 러비바 낭 아이즈나 낭원다 까리 아까이바 아란바 떠기잖아 낭나 이건다 수마이나 떠비리노 ꯑꯩꯒꯤ ꯄꯨꯟꯁꯤꯁꯨ ꯃꯥꯡꯍꯟꯕꯤꯔꯤꯅꯣ ꯑꯩ ꯀꯔꯤ ꯅꯉꯣꯟꯗ ꯀꯥꯏꯒꯤ ꯂꯥꯟꯒꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯄꯦꯟꯗꯕꯒꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯨꯒꯨꯝꯕꯁꯦ ꯄꯤꯔꯝꯃꯤꯅꯣꯅ ꯌꯥꯝ ꯀꯞꯄꯦꯕ ꯅꯨꯄꯤꯁꯦꯀꯣ ꯑꯗꯩ ꯃꯥꯅ ꯍꯥꯏꯌꯦꯕ ꯑꯃꯨꯛ ꯍꯟꯅ ꯅꯪꯒ ꯑꯩꯒ ꯂꯣꯏꯅꯔꯕꯅꯤ ꯅꯪꯅꯁꯨ ꯑꯩꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯀꯅꯨ ꯑꯩꯅꯁꯨ ꯂꯤꯔꯛꯑꯣꯏ ꯑꯗꯨꯒ ꯅꯣꯡꯃꯇꯪ ꯑꯣꯏꯔꯁꯨ ꯑꯩ ꯌꯦꯡꯕꯅꯤ ꯑꯩ ꯐꯠ ꯂꯥꯎꯅ ꯀꯦꯁꯁꯦ ꯊꯥꯡꯒꯠꯇꯦ ꯑꯩ ꯌꯦꯡꯕꯅꯤ ꯅꯪꯅ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯔꯛꯀꯗ꯭ꯔꯥꯅꯅꯦ ꯑꯩꯁꯦ ꯅꯪ ꯅꯨꯄꯤꯅ ꯅꯪ ꯐꯣꯟ ꯄꯥꯏꯁꯟꯈ꯭ꯔꯦ ꯑꯗꯨꯏꯁꯨ ꯅꯪ ꯑꯩ ꯑꯇꯣꯞꯄꯗꯒꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯇꯧꯔꯛꯄ ꯌꯥꯏ ꯅꯪ ꯑꯩꯒꯤ ꯅꯝꯕꯔ ꯆꯤꯟꯐꯥ ꯄꯨꯕꯅꯤ ꯑꯗꯣ ꯇꯧꯔꯛꯇꯦ ꯅꯪ ꯅꯣꯡꯇ ꯑꯩꯅ ꯁꯣꯝꯗ ꯇꯨꯝꯗꯒꯩ ꯆꯥꯗꯒꯩ ꯅꯪꯒꯤ ꯋꯥꯈꯜꯅ ꯅꯨꯡꯁꯤꯔꯨꯔꯃꯤꯅ ꯑꯩꯅ ꯂꯩꯒꯦ ꯈꯟꯖꯕ ꯅꯨꯄꯥꯅꯤ나 ꯆꯍꯤ 3 ꯂꯣꯝꯁꯤ ꯃꯔꯤꯁꯦ ꯊꯝꯃꯛꯑꯦ ꯑꯇꯣꯞꯄ ꯑꯝꯇ ꯑꯩ ꯌꯦꯡꯍꯧꯗ꯭ꯔꯦ ꯑꯇꯣꯞꯄ ꯑꯃꯁꯨ ꯍꯧꯖꯤꯛ ꯑꯩꯒꯤ ꯀꯣꯛꯁꯦ ꯅꯨꯡꯁꯤꯌꯨ ꯍꯥꯏꯕꯁꯨ ꯌꯥꯔꯔꯣꯏ ꯑꯗꯣ ꯅꯪꯅ ꯃꯥꯡꯍꯜꯂꯝꯕ ꯍꯛꯆꯥꯡꯁꯦ ꯃꯤꯒꯤ ꯃꯆꯥ ꯑꯃꯗ ꯃꯤꯅꯝꯃꯒ ꯂꯩꯕꯗꯨꯁꯨ ꯑꯩ ꯄꯥꯝꯖꯗꯦ ꯍꯌꯦꯡ ꯈꯪꯅꯔꯛꯑꯒ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯤ ꯑꯗꯣ ꯃꯥꯡꯉꯒ ꯂꯩꯔꯖꯅꯨ ꯑꯩ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯅꯪ ꯑꯗꯨ ꯐꯠꯇꯕ ꯅꯪ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯇꯧꯕꯤꯌꯨ ꯁꯨꯃꯥꯏꯅ ꯅꯪ ꯅꯨꯄꯤ ꯑꯝꯇꯗ ꯁꯨꯃꯥꯏꯅ ꯇꯧꯒꯦ ꯈꯟꯒꯅꯨ ꯅꯪ ꯑꯅ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯀꯦꯁꯁꯦ ꯊꯥꯡꯒꯠꯂꯛꯏꯁꯤꯗꯤꯅꯅꯦ ꯑꯗꯣ ꯃꯥꯅ ꯑꯩꯈꯣꯏꯗ ꯍꯥꯏꯌꯦꯕ 마제 ꯈꯨꯕꯥꯛꯅ ꯑꯝꯇꯪꯗꯤ ꯑꯩ ꯊꯥꯖꯍꯧꯒꯦ ꯄꯦꯟꯅ ꯑꯗꯨꯅ ꯑꯩꯒꯤ ꯀꯦꯁꯁꯦ ꯂꯣꯏꯁꯟꯅꯒꯦ ꯍꯥꯏꯌꯦꯕ ꯃꯉꯣꯟꯗ ꯂꯩꯒꯦꯁꯨ ꯍꯥꯏꯔꯣꯏ ꯃꯉꯣꯟꯗ ꯀꯦꯁꯁꯨ ꯇꯧꯔꯣꯏ ꯃꯉꯣꯟꯗ ꯏꯖꯗꯥꯕꯤꯁꯨ ꯇꯥꯜꯂꯣꯏ ꯈꯨꯕꯥꯛꯅ ꯑꯝꯇꯪꯗꯤ ꯑꯩ ꯄꯦꯟꯅ ꯊꯥꯖꯍꯧꯒꯦ ꯃꯥꯏ ꯃꯃꯥꯏꯁꯤꯗ ꯍꯥꯏꯌꯦꯕ ꯑꯗꯩꯗꯤ ꯃꯥꯏ ꯅꯨꯄꯤꯗꯨꯅꯁꯨ ꯊꯥꯎ ꯌꯥꯏ ꯑꯅ ꯅꯨꯄꯤꯁꯤꯅꯁꯨ ꯍꯥꯏ ꯑꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯁꯦꯟꯁꯦ ꯍꯦꯛꯇ ꯁꯨꯃꯥꯏꯅ ꯍꯥꯏꯅꯩꯌꯦꯕ ꯀꯔꯤꯒꯤ ꯅꯪ ꯊꯤꯒꯠꯍꯧꯗꯕ ꯑꯗꯨ ꯇꯧꯗꯕ ꯊꯤꯒꯠꯀꯗꯕꯅꯤ ꯑꯗꯩ 이ꯖꯠꯄꯨ ꯍꯦꯛꯇ ꯄꯤꯊꯣꯛꯄ ꯍꯧꯅꯕ꯭ꯔꯥ ꯑꯅ ꯃꯥꯏ ꯅꯨꯄꯤꯗꯨꯁꯨ ꯀꯥꯔꯟꯒ ꯇꯨꯔꯟꯒ ꯉꯥꯡꯉꯦꯕꯀꯣ ꯑꯩꯈꯣꯏꯅ ꯍꯥꯏ ꯏꯕꯦꯝꯃ ꯍꯣꯏꯅꯦ ꯃꯥ ꯂꯩꯁꯥꯕꯤꯁꯦ ꯊꯤꯒꯠꯇ꯭ꯔꯦ ꯂꯥꯜꯂꯦꯕ ꯅꯪ ꯅꯨꯄꯥꯁꯤꯗꯤ ꯃꯁꯥꯁꯦ ꯅꯨꯄꯤ ꯊꯤꯌꯦꯁꯦ ꯊꯤꯒꯠꯇ꯭ꯔꯁꯨ ꯃꯁꯥꯅ ꯈꯪꯖꯩ ꯅꯠꯇ꯭ꯔꯣ ꯍꯥꯏꯌꯦꯕ ꯑꯗꯣ ꯃꯥꯗꯤ ꯀꯩꯒꯤ ꯅꯪꯁꯨ ꯂꯩꯅ ꯄꯥꯈꯪꯁꯨ ꯅꯠꯇꯕ ꯄꯥꯈꯪ ꯑꯣꯏꯗꯤ ꯀꯗꯥꯏꯅꯣ ꯍꯥꯏꯔꯁꯤꯕꯨ ꯄꯥꯈꯪ ꯑꯣꯏꯔꯗꯤ ꯃꯥ ꯂꯥꯞꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯁꯨ ꯅꯪ ꯅꯨꯄꯤꯁꯦ ꯔꯤꯂꯦꯁꯟ ꯊꯝꯈ꯭ꯔꯕꯅꯤ ꯅꯪ ꯂꯧꯒꯗꯕꯅꯤ ꯍꯥꯏꯕ ꯌꯥꯏ ꯅꯪꯁꯨ ꯂꯩꯔꯤꯕ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯃꯥꯅ ꯂꯩꯁꯥꯕꯤ ꯀꯣꯏꯔꯤꯁꯤꯗꯤ ꯅꯪ ꯅꯨꯄꯥꯗꯗꯤ ꯅꯪ ꯉꯥꯡꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯂꯩꯁꯥꯕꯤꯁꯤꯗ ꯇꯥꯏꯅꯔꯤ ꯀꯩꯒꯤꯅꯣ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯃꯗ ꯀꯣꯏꯒꯦ ꯍꯥꯏꯔꯛꯄꯁꯤꯕꯨ ꯄꯥꯈꯪꯅ ꯅꯠꯇꯅ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯅ ꯀꯣꯏꯒꯦ ꯍꯥꯏꯔꯛꯀꯅꯤꯁꯦ ꯀꯅꯥꯅ ꯊꯥꯖꯗꯣꯏꯅꯣ ꯄꯥꯈꯪꯅꯦꯅ ꯂꯣꯏ ꯂꯩꯖꯔꯤꯅꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯅ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯝꯁꯨ ꯂꯥꯞꯅꯩꯕ ꯃꯣꯏꯅꯤꯁꯦ ꯀꯣꯏꯆꯠ ꯆꯠꯂ ꯊꯤꯒꯠꯂꯨ ꯉꯝꯄꯣꯟꯇꯦ ꯃꯤꯒꯤ ꯃꯗꯣꯝꯆꯥ ꯃꯄꯤꯒꯤꯗ ꯄꯨꯁꯟꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯃꯤꯟꯅꯔꯤꯅꯤ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯅꯨꯡꯁꯤꯅꯔꯤꯕꯅꯤ ꯑꯗꯣ ꯅꯨꯄꯤꯗ ꯉꯥꯛꯇ ꯍꯦꯛꯇ ꯇꯥꯏꯁꯟꯕꯁꯦ ꯇꯥꯏꯁꯟꯅꯒꯅꯨ ꯑꯅ ꯑꯩꯈꯣꯏꯁꯨ ꯉꯥꯡꯉꯦꯕ ꯑꯗꯨꯅ ꯐꯠꯇꯕꯁꯨ ꯅꯨꯄꯤꯗ ꯍꯦꯛꯇ ꯇꯥꯍꯧꯕ ꯆꯦꯛꯁꯟꯗꯕꯁꯨ ꯅꯨꯄꯤꯗ ꯍꯦꯛꯇ ꯇꯥꯍꯧꯕ ꯊꯤꯒꯠꯇꯕꯁꯨ ꯅꯨꯄꯤꯗ ꯍꯦꯛꯇ ꯇꯥꯍꯧꯕ ꯉꯥꯡꯐꯝꯁꯨ ꯅꯨꯄꯤꯗ ꯂꯣꯏ ꯑꯣꯏꯕ ꯑꯗꯩꯗꯤ ꯅꯨꯄꯤꯁꯤꯅꯅꯦ ꯃꯥꯅ ꯌꯥꯝ ꯀꯞꯄꯤ ꯌꯥꯝ ꯂꯥꯎ ꯈꯣꯡꯉꯤ ꯃꯥ ꯌꯥꯝ ꯌꯥꯝ ꯄꯦꯟꯗꯕ ꯃꯥꯒꯤ ꯀꯩꯅꯣ ꯃꯌꯥꯝ ꯃꯥꯒ ꯎꯅꯈꯤꯕ ꯆꯠꯃꯤꯟꯅꯈꯤꯕ ꯃꯥꯅ ꯇꯧꯕꯤꯈꯤꯕ ꯑꯗꯨꯝ 마저 ꯁꯦꯟꯅꯗꯅ 24 hour ꯐꯣꯟ ꯄꯥꯏꯅ ꯇꯨꯝꯃꯤꯕ ꯅꯪꯁꯤ ꯀꯃꯥꯏꯅ ꯑꯩꯅ ꯅꯨꯄꯤ ꯊꯤꯕꯅꯦꯅ ꯆꯤꯡꯅꯗꯣꯏꯅꯣ ꯑꯅ ꯑꯗꯨꯗꯤ ꯉꯍꯥꯟꯈꯩꯗꯤ ꯃꯥꯗꯤ ꯅꯨꯄꯤꯅ ꯃꯌꯨꯝꯗ ꯂꯩꯍꯧꯔꯦ ꯃꯥꯅ ꯊꯕꯛ ꯃꯐꯝꯗ ꯂꯩꯔꯝꯃꯤꯅ ꯑꯗꯨꯝ ꯄꯥꯈꯪ ꯁꯥꯗꯅ ꯑꯗꯨꯝ ꯁꯦꯟꯅ ꯂꯩꯔꯦꯗꯅ ꯅꯨꯄꯤꯗꯣ ꯑꯣꯏꯅ ꯑꯗꯣ ꯅꯪꯁꯦ ꯑꯩꯅ ꯀꯃꯥꯏꯅ ꯆꯤꯡꯅꯗꯣꯏꯅꯣ ꯅꯪꯁꯤꯕꯣꯅ ꯑꯩꯅ ꯑꯗꯩ ꯅꯪ ꯑꯍꯥꯟꯕ ꯂꯥꯛꯄꯗ ꯉꯋꯥꯏ ꯅꯃꯥꯟꯅꯕ ꯑꯃꯁꯨ ꯌꯥꯎꯔꯛꯑꯝꯃꯤ ꯅꯃꯥꯟꯅꯕꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯅꯃꯥꯟꯅꯕꯗꯣ ꯄꯨꯊꯣꯛꯑꯣ ꯍꯥꯏꯌꯦꯕ ꯑꯗꯨꯗꯤ ꯃꯣꯏ ꯑꯥꯗ ꯑꯥꯔꯃꯤ ꯑꯣꯏꯃꯤꯟꯅꯕ ꯑꯣꯏꯕꯖꯥꯠꯅꯦꯕ ꯑꯗꯨ ꯅꯃꯥꯟꯅꯕꯗꯨꯁꯨ ꯌꯥꯎꯔꯒ ꯀꯣꯏꯕ ꯂꯥꯛꯃꯤꯟꯅꯗꯅ ꯀꯣꯏꯔꯤꯕ ꯅꯨꯄꯥꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯅꯨꯄꯤ ꯊꯤꯕꯅꯦꯅ
ꯀꯃꯥꯏꯅ ꯈꯤꯇꯪꯐꯧ ꯆꯤꯡꯅꯗꯣꯏꯅꯣꯅ ꯃꯥꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦꯕ ꯑꯗꯩ ꯃꯥꯅ ꯄꯦꯟꯗꯅꯅꯦ ꯈꯨꯕꯥꯛꯁꯤꯅꯀꯣ ꯁꯨꯃꯥꯏꯅ ꯀꯟꯅ ꯍꯥꯏꯊꯔꯛꯑꯦꯕ ꯍꯥꯏꯊꯔꯛꯄꯗꯤ ꯌꯥꯝ ꯐꯣꯔꯁ ꯀꯟꯅ ꯍꯥꯏꯊꯔꯛꯑꯦꯕ ꯅꯪ ꯑꯁꯨꯛ ꯃꯤꯅꯝꯃꯒ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯩꯉꯣꯟꯗꯕꯨ ꯅꯪꯅ ꯔꯤꯖꯣꯔꯠꯇ ꯎꯅꯗꯅ ꯑꯗꯩꯗꯤ ꯅꯪꯅ ꯑꯗꯨꯝ ꯊꯣꯛꯂꯛꯄ ꯈꯨꯗꯤꯡꯒꯤ ꯃꯔꯤ ꯊꯝꯕꯤꯔꯒ ꯅꯪꯒꯤ ꯄꯣꯊꯥꯐꯝꯂ ꯅꯪꯒꯤ ꯑꯩꯁꯦ ꯅꯪꯅ ꯊꯣꯛꯂꯛꯑꯒ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯄꯗ ꯅꯪꯒꯤ ꯄꯣꯊꯥꯐꯝ ꯍꯛꯆꯥꯡ ꯑꯣꯏꯅ ꯎꯕ꯭ꯔꯥ ꯑꯩꯁꯦꯅ ꯃꯥꯅ ꯈꯨꯕꯥꯛꯁꯦ ꯁꯨꯃꯥꯏꯅ ꯀꯟꯅ ꯍꯥꯏꯊꯔꯛꯑꯒꯅꯦ ꯃꯥꯅ ꯀꯌꯥꯝ ꯀꯩꯅꯣꯁꯦ ꯅꯨꯄꯥꯁꯦ ꯅꯨꯡꯁꯤꯒꯦꯕꯨ ꯑꯗ ꯈꯪꯉꯦꯕ ꯃꯃꯥꯏꯁꯦ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯁꯨꯃꯥꯏꯅ ꯀꯟꯅ ꯍꯥꯏꯊꯔ ꯇꯞ ꯂꯥꯎ ꯁꯨꯃꯥꯏꯅ ꯅꯞꯈꯤꯕ ꯀꯟꯅ ꯊꯥ ꯉꯝꯗ꯭ꯔꯦꯕ ꯃꯥ ꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤꯖꯕꯅꯤꯅꯅꯦ ꯀꯞꯄꯦꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯃꯃꯥꯏꯁꯤꯗ ꯅꯥꯜꯂ ꯇꯣꯛꯑꯒꯅꯦ ꯀꯞꯄꯦꯕ ꯃꯥꯁꯦ ꯅꯨꯄꯤꯁꯦ ꯑꯩꯗꯤ ꯃꯥꯡꯉꯕꯅꯤ ꯅꯣꯏ ꯏꯃꯨꯡ ꯀꯥꯏꯗꯅꯕ ꯑꯩꯗꯤ ꯃꯥꯡꯉꯒꯦ ꯅꯨꯄꯤ ꯂꯩꯕ ꯅꯉꯣꯟꯗ ꯑꯩ ꯂꯩꯁꯟꯒꯗꯕꯁꯨ ꯅꯠꯇꯦ ꯑꯩꯗꯤ ꯄꯩꯁꯥ ꯇꯥꯟꯕ ꯅꯨꯄꯤꯁꯨ ꯅꯠꯇꯦ ꯑꯩꯒꯤ ꯏꯖꯠꯀꯤ ꯃꯃꯜꯒ ꯄꯩꯁꯥꯒꯁꯨ ꯑꯣꯟꯅꯔꯣꯏ ꯑꯅ ꯇꯧꯔꯀꯥꯟꯗ ꯌꯥꯝ ꯀꯞꯄꯦ ꯑꯗꯣ ꯅꯪ ꯑꯩꯅ ꯍꯦꯛ ꯈꯥꯏꯗꯣꯛꯑꯒꯗꯤ ꯅꯪ ꯍꯤꯡꯉꯣꯏ ꯑꯅ ꯑꯗꯨꯕꯨ ꯅꯪ ꯑꯩ ꯃꯥꯡꯉꯁꯨꯅꯦ ꯑꯩꯅ ꯅꯪꯁꯦ ꯅꯨꯡꯁꯤꯔꯨꯕꯒꯤꯗꯃꯛꯇꯅꯦ ꯑꯩ ꯅꯪꯕꯨꯗꯤ ꯀꯜꯂꯒꯦꯀꯣ ꯑꯩ ꯏꯃꯨꯡꯗꯗꯤ ꯍꯥꯏꯗꯣꯛꯑꯝꯃꯔꯣꯏꯀꯣꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯣꯏ ꯑꯅꯤꯁꯦ ꯑꯃꯨꯛ ꯍꯟꯅ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯗꯕ ꯈꯣꯠꯇꯕꯅ ꯇꯧꯅꯔꯀꯥꯟꯗ ꯂꯣꯏꯁꯟꯅꯈꯤꯕ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯒꯤ ꯊꯃꯣꯏꯗꯗꯤ ꯃꯩꯆꯥꯛ ꯀꯣꯛꯇꯦꯕꯀꯣ ꯆꯍꯤꯃꯨꯛ ꯐꯥꯈ꯭ꯔꯦ ꯑꯗꯣ ꯃꯥꯅ ꯍꯥꯏ ꯋꯥꯔꯤꯁꯤ ꯂꯤꯕꯤꯌꯨ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯅꯕ ꯂꯩꯁꯥꯕꯤ ꯃꯌꯥꯝꯁꯦ ꯍꯥꯏꯌꯦꯕ ꯃꯥꯁꯨ ꯑꯗ ꯋꯥꯔꯤꯁꯦ ꯗꯤ ꯁꯤꯗ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩꯅ ꯁꯤꯗ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯗ ꯍꯥꯏꯖꯅꯤꯡꯉꯤꯗꯅꯦ ꯁꯨꯃꯥꯏꯅ ꯃꯥꯡꯕ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤ ꯌꯥꯝ ꯂꯩꯔꯦ ꯑꯗꯣ ꯍꯌꯦꯡꯅꯦ ꯅꯨꯄꯤ ꯊꯤꯕꯅꯁꯨ ꯃꯥꯡꯍꯜꯂꯦ ꯄꯥꯈꯪꯅꯁꯨ ꯃꯥꯡꯍꯜꯂꯦ ꯃꯥꯡꯕꯁꯦ ꯌꯥꯝ ꯂꯩꯔꯦꯕ ꯑꯗꯨꯅ ꯂꯩꯁꯥꯕꯤ ꯑꯝꯇꯅꯦ ꯁꯤꯗꯒꯤꯗꯤ ꯅꯣꯏ ꯅꯨꯄꯥ ꯅꯨꯡꯁꯤꯅꯕꯗ ꯁꯨꯝꯕ ꯃꯔꯤꯁꯦ ꯊꯝꯅꯔꯅꯨ ꯊꯝꯖꯦ ꯍꯥꯏꯔꯛꯄ ꯅꯨꯄꯥꯁꯦ ꯇꯣꯛꯊꯣꯛꯅꯔꯣ ꯒꯤꯔꯤ ꯇꯛꯄ ꯑꯁ ꯑꯗꯨ ꯌꯥꯗ꯭ꯔꯗꯤ ꯑꯗꯨ ꯑꯅ ꯐꯣꯟꯒꯁꯦ ꯕ꯭ꯂꯣꯛ ꯊꯝꯖꯟꯕ ꯑꯃ ꯇꯧꯕꯁꯦ ꯇꯣꯛꯊꯣꯛꯅꯍꯧꯔꯣ ꯀꯩꯒꯨꯝꯕ ꯅꯨꯄꯥꯁꯤ ꯅꯪꯅꯁꯨ ꯅꯨꯡꯁꯤꯕ ꯀꯥꯏꯅꯅꯤꯡꯗꯕꯀꯣ ꯑꯗꯨꯝꯕꯁꯨ ꯌꯥꯗ꯭ꯔꯒꯗꯤ ꯅꯨꯄꯥꯁꯤꯅ ꯂꯥꯞꯊꯣꯛꯈꯤꯅꯦꯅ ꯄꯥꯈꯠꯄꯗꯒꯤ ꯏꯖꯠ ꯄꯤꯕꯁꯨ ꯌꯥꯎꯋꯦꯕ ꯑꯗꯣ ꯀꯩꯒꯨꯝꯕ ꯇꯣꯛꯅꯅꯤꯡꯗꯕ ꯅꯨꯡꯁꯤꯖꯕ ꯂꯩꯒꯦ ꯈꯟꯕ ꯑꯣꯏꯔꯒꯅꯅꯦ ꯍꯣꯏ ꯊꯝꯅꯔꯁꯤ ꯆꯦꯜꯂꯁꯤ ꯍꯥꯏꯌꯣꯕ ꯆꯦꯜꯂꯁꯦꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯗꯁꯨ ꯌꯥꯗ꯭ꯔꯕ ꯆꯦꯟꯕꯗꯤ ꯀꯣꯟꯅ ꯆꯦꯟꯁꯤ ꯃꯇꯝ ꯆꯥꯗ꯭ꯔꯤ ꯈꯣꯠꯇ꯭ꯔꯤꯅ ꯍꯥꯏꯔꯒꯗꯤ ꯃꯗꯣ ꯅꯪ ꯂꯧꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯃꯥꯡꯍꯟꯒꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯉꯁꯤꯁꯤꯗꯒꯤ ꯑꯩꯈꯣꯏꯁꯨ ꯋꯥꯔꯦ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯌꯥꯝꯁꯤ ꯂꯥꯛꯑꯒ ꯁꯤꯒꯤ ꯑꯩꯈꯣꯏꯗ ꯀꯞꯄꯔꯤꯕ ꯂꯥꯎꯔꯤꯕ ꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯁꯨ ꯋꯥꯔꯦꯀꯣ ꯑꯗꯩ ꯇꯥꯏꯅꯐꯝ ꯈꯣꯠꯐꯝꯁꯨ ꯊꯤꯒꯠꯇꯦ ꯀꯔꯤꯒꯤ ꯑꯗꯩ ꯅꯨꯄꯥꯅ ꯍꯥꯏꯕꯒ ꯏꯖꯠ ꯄꯤꯊꯣꯛꯏ ꯅꯨꯡꯁꯤꯅꯔꯤꯉꯩꯗꯕꯨ ꯅꯣꯏꯁꯤꯗ ꯇꯥꯏꯅꯐꯝꯁꯨ ꯑꯣꯏꯕꯤꯔꯅꯤ ꯉꯥꯡꯐꯝꯁꯨ ꯑꯣꯏꯕꯤꯔꯅꯤ ꯑꯗꯒꯤ ꯀꯅꯥꯒꯨꯝꯕꯗꯅ ꯑꯥꯏꯟꯗ ꯑꯗꯨꯝ ꯀꯝꯄꯦꯟꯁꯦꯁꯟ ꯍꯥꯏꯕꯁꯤ ꯌꯥꯎꯖꯔꯒ ꯂꯩꯕ ꯄꯣꯠꯅꯦꯕ ꯅꯨꯄꯥꯁꯤꯗ ꯀꯦꯁ ꯑꯣꯏꯅ ꯇꯧꯒꯦ ꯍꯥꯏꯕꯁꯨ ꯉꯁꯥꯏ ꯃꯃꯥ ꯃꯄꯥꯁꯦ ꯈꯪꯍꯟꯕꯁꯨ ꯀꯤꯕ ꯑꯗꯨꯅ ꯃꯥꯒꯤ ꯃꯆꯦꯒꯨꯝꯕ ꯃꯗꯣꯝꯆꯥ ꯃꯄꯤ ꯈꯔ ꯈꯪꯍꯜꯂꯒ ꯀꯦꯁꯁꯦ ꯃꯃꯥ ꯈꯛꯇꯪ ꯈꯪꯕ ꯌꯥꯎꯏꯀꯣ ꯃꯄꯥ ꯃꯕꯨꯡꯒꯨꯝꯕꯗꯤ ꯍꯥꯏꯕ ꯀꯤꯅꯩꯌꯦꯕ ꯐꯣꯡꯕ ꯌꯥꯕ ꯊꯕꯛ ꯅꯠꯇꯕꯅꯤ나 ꯑꯗꯨꯅ ꯀꯟꯅ ꯀꯦꯁ ꯑꯣꯏꯅ ꯇꯧꯔ ꯊꯕꯛ ꯊꯥꯗꯠꯄ ꯈꯣꯠꯄ ꯖꯦꯜ ꯊꯥꯖꯟꯕ ꯑꯗꯨꯝꯕꯁꯨ ꯉꯝꯅꯗꯕ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯈꯔꯗꯗꯤ ꯁꯥꯎꯅꯗꯅꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯕꯛ ꯇꯠꯄ ꯌꯥꯎꯔꯕꯅꯤꯀꯣ ꯊꯕꯛ ꯇꯧꯕ ꯅꯨꯄꯥꯗ ꯇꯠꯄ ꯃꯅꯨꯡꯁꯤꯗ ꯃꯌꯥꯝ ꯑꯃ ꯂꯩꯅꯔꯕꯅꯦꯕ ꯑꯗꯩꯗꯤ ꯃꯁꯤꯗꯩꯁꯤꯗ ꯃꯥꯒꯤ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯔꯣ ꯅꯪ ꯗꯟꯗꯤ ꯑꯃ ꯑꯣꯏꯅ ꯍꯥꯏꯗꯅ ꯃꯇꯨꯡ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯄꯩꯁꯥꯗꯣ ꯌꯥꯝ ꯆꯥꯎꯅ ꯇꯤꯡꯈ꯭ꯔꯒꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯗ ꯑꯗꯨꯝꯕ ꯊꯕꯛꯁꯦ ꯇꯧꯗ꯭ꯔꯦꯗꯅ ꯗꯟꯗꯤ ꯑꯣꯏꯅ ꯌꯥꯎꯔꯝꯃꯤꯅꯦꯕ ꯑꯥꯏꯟꯗ ꯑꯗꯨ ꯂꯧꯔꯒꯅ ꯏꯖꯠꯗꯥꯕꯤ ꯇꯥꯟꯕꯤꯅꯤ ꯇꯧ ꯉꯝꯕꯤꯅꯤ ꯍꯥꯏꯕꯤꯔꯅꯤ ꯑꯗꯨꯗꯤ ꯅꯨꯄꯥꯁꯤꯡꯁꯤꯅ ꯅꯨꯄꯥ ꯐꯠꯇꯕꯁꯤꯡ ꯅꯨꯄꯥ ꯂꯣꯏ ꯅꯠꯇꯦꯀꯣ ꯁꯤꯗꯩꯁꯤꯗ ꯅꯨꯄꯥ ꯍꯥꯏꯅꯅꯦ ꯅꯨꯄꯥꯁꯤꯡ ꯁꯥꯎꯕꯤꯒꯅꯣꯕ ꯅꯨꯄꯥ ꯅꯨꯄꯤ ꯍꯥꯏꯅꯔꯣꯏꯁꯦꯕ ꯇꯣꯝꯕꯅ ꯐꯠꯇꯕꯗꯣ ꯇꯣꯝꯕ ꯍꯥꯏꯅꯁꯦꯕ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯃꯆꯥ ꯂꯩꯁꯥꯕꯤꯗꯣ ꯑꯗꯨꯁꯦ ꯃꯄꯥ ꯂꯩꯔꯤꯅꯦ ꯃꯕꯨꯡ ꯂꯩꯔꯤꯅꯦꯕ ꯃꯥꯏꯁꯨꯀꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯦ ꯑꯩꯒꯤ ꯏꯆꯟ-ꯏꯆꯥꯗ ꯊꯣꯛꯑꯒꯅ ꯅꯨꯄꯥꯈꯩꯁꯦ ꯑꯩ ꯏꯆꯟ-ꯏꯆꯥꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯃꯣꯏ ꯌꯥꯎꯅ ꯃꯇꯦꯡ ꯅꯤꯕ ꯂꯥꯛꯑꯦ ꯃꯣꯏ ꯌꯥꯎꯅ ꯀꯦꯁ ꯐꯝꯃꯤꯟꯅꯔꯤꯅꯦꯕ ꯑꯗꯨꯗꯤ ꯑꯗꯩꯃꯨꯛ ꯅꯨꯄꯥ ꯅꯨꯄꯤꯅ ꯍꯥꯏꯅꯔꯣꯏꯁꯦꯕ ꯑꯗꯨꯏꯗꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤꯅꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯕꯁꯦ ꯁꯤꯗꯩꯁꯤꯗꯀꯣ ꯁꯨꯝꯕ ꯀꯩꯅꯣꯁꯦ ꯁꯨꯛꯊꯝ ꯅꯣꯏꯁꯦ ꯊꯝꯃꯅꯨ ꯅꯣꯏꯒꯤ ꯃꯇꯦꯡꯁꯦ ꯄꯥꯡꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯁꯨ ꯋꯥꯔꯦ ꯑꯗꯒꯤ ꯅꯨꯄꯥꯁꯤꯡꯁꯤꯅꯁꯨꯅꯦ ꯅꯨꯄꯤꯁꯦ ꯅꯨꯄꯤ ꯂꯩꯔꯒꯗꯤ ꯀꯣꯏꯕꯤꯔꯅꯨ ꯑꯗꯩ ꯂꯧꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯃꯤꯉꯣꯟꯗ ꯑꯗꯨꯝꯕ ꯃꯩ ꯊꯝꯕꯤꯒꯅꯣꯕ ꯆꯨꯝꯅꯗꯪ ꯅꯨꯡꯁꯤꯅꯔ ꯇꯣꯛꯄꯤꯌꯣꯕ ꯁꯤ ꯃꯤ ꯃꯥꯡꯉꯤꯅꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯅꯣꯏꯅ ꯄꯥꯝꯃꯤꯁꯦ ꯑꯗꯨꯏꯗꯤꯅꯦ ꯅꯨꯄꯥ ꯐꯠꯇꯕ ꯍꯥꯏꯔꯒꯦꯀꯣ ꯅꯨꯄꯥ ꯐꯠꯇꯕ ꯅꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯝꯃꯤꯁꯦ ꯅꯨꯄꯤꯁꯦ ꯑꯗꯨꯗꯤ ꯅꯣꯏꯅ ꯅꯛꯅꯕ ꯃꯔꯤꯁꯨ ꯊꯝꯕꯤꯈ꯭ꯔꯕꯀꯣ ꯂꯩꯒꯦꯁꯨ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯕ ꯀꯦꯁ ꯅꯨꯡꯁꯨ ꯇꯧꯔꯛꯀꯅꯨ ꯍꯥꯏꯕ ꯏꯖꯠꯗꯥꯕꯤꯁꯨ ꯇꯥꯜꯂꯛꯀꯅꯨ ꯍꯥꯏꯕ ꯅꯈꯣꯡ ꯊꯣꯡꯅꯁꯨ ꯂꯥꯛꯀꯅꯨ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯣꯏ ꯍꯥꯏꯁꯦ ꯂꯩꯁꯥꯕꯤ ꯃꯆꯥ ꯄꯦꯠ ꯄꯦꯠ ꯂꯥꯎꯔꯤꯕꯁꯤꯡꯁꯦ ꯅꯣꯏꯅ
ꯏꯖꯠ ꯂꯧꯔꯒ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯍꯧ ꯍꯥꯏꯔꯕ ꯇꯨꯃꯤꯟꯅ ꯂꯩꯍꯧ ꯍꯥꯏꯔꯕ ꯑꯗꯨꯗ ꯀꯦꯁ ꯇꯧꯔꯒꯅ ꯏꯖꯗꯥꯕꯤ ꯇꯥꯟꯕꯤꯅꯦ ꯍꯥꯏꯕꯤꯔꯦꯕꯀꯣ ꯑꯗꯩ ꯃꯈꯣꯡ ꯊꯣꯡ ꯂꯥꯛꯑꯒꯅ ꯇꯧ ꯉꯝꯕꯤꯅꯦ ꯑꯗꯨꯅꯤ ꯂꯩꯁꯥꯕꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯅ ꯑꯃꯨꯛ ꯆꯩꯁꯟꯕꯤꯔꯦꯕ ꯅꯨꯄꯤꯗ ꯂꯣꯏꯅ ꯉꯥꯡꯐꯝ ꯆꯩꯐꯝ ꯇꯥꯏꯅꯐꯝꯁꯨ ꯑꯣꯏꯔꯦꯕ ꯑꯗꯩ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯍꯧꯔꯦꯗꯅ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯗꯨꯁꯨ ꯑꯃꯨꯛ ꯑꯁ ꯑꯗꯨ ꯅꯨꯄꯤꯗꯨꯗꯤ ꯑꯩꯅ ꯑꯗꯨ ꯇꯧꯈ꯭ꯔꯃꯤ ꯍꯥꯏꯅ ꯑꯃꯨꯛ ꯁꯟꯗꯣꯛꯄꯤꯔꯦꯕ ꯃꯥꯟꯅꯕꯗ ꯀꯩꯗ ꯁꯟꯗꯣꯛꯄꯤꯗꯅ ꯅꯨꯄꯤꯁꯤ ꯐꯖꯕ ꯑꯃ ꯂꯩꯇꯦꯕ ꯑꯃꯨꯛ ꯁꯟꯗꯣꯛꯑꯦꯕ ꯑꯗꯨꯗꯤ ꯀꯔꯤꯅꯣꯕ ꯅꯣꯏꯅ ꯄꯥꯝꯃꯤꯁꯦ ꯅꯣꯏꯒꯤ ꯅꯊꯛꯇ ꯊꯕꯛ ꯇꯧꯔꯛꯑꯒꯅ ꯑꯃꯨꯛ ꯅꯨꯄꯤꯁꯤ ꯌꯣꯟꯕ ꯑꯗꯩ ꯇꯨꯃꯤꯟ ꯂꯩꯍꯧꯔꯒꯁꯨ ꯃꯥꯗꯤ ꯑꯗꯨꯝ ꯃꯥꯅꯦꯅꯦ ꯉꯋꯥꯏ ꯅꯨꯄꯥ ꯊꯝꯕꯗꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯑꯗꯩ ꯌꯥꯝ ꯌꯥꯎꯔꯤ ꯑꯩꯈꯣꯏꯅ ꯀꯦꯁꯀꯤ ꯔꯤꯄꯣꯔꯠ ꯂꯧꯈꯠꯄꯗ ꯃꯃꯥꯡꯗ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯤ ꯑꯗꯨꯝ ꯇꯨꯃꯤꯟ ꯂꯩꯍꯧꯋꯦꯅ ꯑꯗꯨꯃꯥꯏꯅ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯈꯔ ꯇꯨꯃꯤꯟꯅ ꯀꯤꯕꯗꯒꯤ ꯏꯀꯥꯏꯕꯗꯒꯤ ꯇꯨꯃꯤꯟ ꯂꯩꯍꯧꯕꯁꯤꯗꯅꯦ ꯑꯗꯨꯝ ꯂꯩꯍꯧꯔꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯅꯨꯄꯤꯁꯨ ꯑꯗꯨꯝ ꯂꯩꯍꯧꯋꯦꯅ ꯑꯗꯨꯝ ꯃꯈꯥ ꯆꯠꯊꯕꯁꯨ ꯌꯥꯎꯔꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯤꯗꯤ ꯑꯗꯩ ꯅꯨꯄꯤ ꯑꯃꯇꯅꯦ ꯁꯤꯒꯤ ꯃꯇꯨꯡꯗꯩꯗꯤ ꯅꯣꯏ ꯃꯃꯥꯡꯗ ꯑꯗꯨꯃꯥꯏꯅ ꯅꯛꯅꯕ ꯃꯔꯤ ꯊꯝꯈ꯭ꯔ ꯂꯥꯞꯊꯣꯛꯈꯤꯕ ꯈꯣꯠꯈꯤꯕ ꯂꯩꯔꯒꯅ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯂꯦꯞꯄꯅꯤ ꯃꯈꯣꯡ ꯊꯣꯡ ꯂꯣꯏ ꯊꯥꯖꯟꯅꯦꯕ ꯑꯩꯈꯣꯏꯅ ꯍꯦꯛ ꯂꯩꯊꯣꯛꯈ꯭ꯔꯕꯀꯣ ꯅꯛꯅꯕ ꯃꯔꯤ ꯊꯝꯈ꯭ꯔꯒ ꯃꯈꯣꯡ ꯊꯣꯡ ꯂꯣꯏ ꯊꯥꯖꯟꯅꯦꯕ ꯑꯗꯨꯗꯤ ꯊꯧꯗꯣꯛꯇꯣ ꯊꯣꯛꯑꯒ ꯂꯣꯏ ꯈꯪꯅꯔꯒ ꯅꯨꯄꯤꯗꯨꯁꯨ ꯃꯥ ꯂꯩꯁꯥꯔꯤꯉꯩꯗ ꯆꯦꯛꯁꯤꯜꯍꯧꯗꯕꯒꯤ ꯃꯥꯁꯨ ꯃꯈꯣꯡ ꯊꯣꯡꯅ ꯆꯦꯜꯂꯦꯌꯦ ꯅꯨꯄꯥ ꯑꯃꯗꯅ ꯈꯪꯉꯖꯅꯣꯕ ꯑꯇꯩ ꯂꯩꯁꯥꯕꯤꯈꯩ ꯆꯦꯛꯁꯤꯟꯅꯕ ꯑꯗꯩ ꯅꯨꯄꯥ ꯃꯥꯁꯨ ꯑꯗꯨꯒꯤ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯗꯣ ꯑꯗꯩ ꯑꯗꯨꯒꯤ ꯃꯣꯏ ꯃꯆꯥ ꯄꯥꯈꯪꯗꯣ ꯅꯨꯄꯤ ꯑꯃ ꯃꯥꯅ ꯃꯈꯣꯡ ꯁꯥꯡꯉꯣꯏꯅ ꯃꯈꯣꯡ ꯊꯣꯡ ꯆꯦꯜꯂꯦꯌꯦꯅ ꯂꯣꯏꯅ ꯈꯨꯟꯗꯣ ꯈꯪꯉꯖꯅꯣꯕ ꯑꯗꯨꯀꯥꯟꯗ ꯇꯧꯅꯕꯅ ꯐꯔꯦꯕ ꯑꯗꯩꯗꯤ ꯀꯦꯁ ꯇꯧꯅꯒꯦ ꯍꯥꯏꯔꯁꯨ ꯇꯧꯅꯔꯖꯅꯨ ꯖꯦꯟ ꯊꯥꯖꯟꯒꯦ ꯍꯥꯏꯔꯁꯨ ꯊꯥꯖꯤꯜꯂꯖꯅꯨ ꯑꯗꯩ ꯑꯃꯨꯛ ꯅꯨꯄꯥ ꯃꯌꯨꯝꯅꯁꯨꯅꯦ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯀꯝꯄꯦꯟꯁꯦꯁꯟꯅ ꯂꯣꯏꯅꯕ ꯁꯤꯟꯅꯁꯤ ꯈꯣꯠꯁꯤ ꯖꯦꯟ ꯅꯨꯡ ꯊꯥꯖꯟꯗꯅꯕ ꯅꯨꯄꯥ ꯊꯕꯛ ꯇꯧꯕꯒꯤ ꯄꯦꯔꯦꯟꯁꯈꯩ ꯃꯣꯏꯗꯤ ꯈꯪꯖꯄꯣꯟꯇꯦ ꯑꯗꯣ ꯊꯕꯛ ꯇꯠꯇꯅꯕ ꯁꯨꯃꯥꯏꯅ ꯂꯣꯏꯁꯟꯅꯁꯦ ꯅꯨꯄꯥ ꯃꯌꯨꯝꯁꯤꯡꯅꯁꯨ ꯍꯥꯏꯕꯤꯔꯛꯑꯅꯨ ꯑꯗꯩ ꯅꯨꯄꯤ ꯃꯌꯨꯝꯅꯁꯨꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯣꯏꯁꯟꯅꯁꯦ ꯍꯥꯏꯔꯛꯑꯅꯨ ꯑꯩꯈꯣꯏꯅ ꯃꯈꯣꯡ ꯊꯣꯡꯅ ꯑꯣꯏꯅ ꯂꯣꯏ ꯊꯥꯖꯤꯜꯂꯅꯤ ꯑꯗꯨꯅ ꯅꯨꯄꯤ ꯑꯃꯇꯗꯅꯦ ꯂꯧꯔꯣꯏꯗꯕ ꯅꯨꯄꯤꯗ ꯑꯗꯩ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥꯅ ꯂꯩꯁꯥꯕꯤ ꯁꯨꯡꯀꯣꯏ ꯀꯣꯏꯔꯛꯑꯅꯨ ꯁꯤꯒꯨꯝꯕ ꯃꯔꯤ ꯊꯝꯅꯔꯒ ꯍꯨꯟꯗꯣꯛꯄꯩ ꯊꯕꯛꯁꯦ ꯁꯨꯡꯇꯧ ꯇꯧꯔꯛꯑꯅꯣꯕ ꯑꯗꯨ ꯂꯩꯔꯤꯕ ꯁꯨꯃꯥꯏꯅ ꯃꯅꯨꯡꯗ ꯐꯨꯝꯃꯒ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤ ꯃꯆꯥꯈꯩꯁꯨꯅꯦ ꯂꯣꯏ ꯂꯥꯛꯎ ꯑꯗꯨꯒꯅꯦ ꯊꯕꯛ ꯇꯧꯁꯦ ꯂꯦꯝ ꯊꯥꯔꯣꯏꯁꯦꯕ ꯅꯪꯅ ꯃꯥꯡꯉꯨꯕ ꯅꯨꯄꯥꯗꯣ ꯑꯗꯨꯗ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯒꯗꯝꯅꯦ ꯑꯗꯨ ꯃꯤꯅꯝꯃꯒꯅꯦ ꯑꯇꯣꯞꯄ ꯄꯥꯈꯪꯗ ꯂꯩꯒꯅꯣꯕ ꯅꯨꯄꯥ ꯅꯣꯏ ꯍꯥꯏꯌꯨꯅꯦ ꯄꯥꯈꯪ ꯁꯦꯡꯅ ꯂꯩꯖꯔꯤꯕ ꯅꯣꯏ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯄꯥꯈꯪ ꯑꯗꯩ ꯃꯃꯥ ꯃꯄꯥ ꯅꯣꯏ ꯍꯥꯏꯕꯤꯌꯨ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯗꯣ ꯅꯣꯏ ꯅꯆꯥ ꯑꯃ ꯑꯣꯏꯅꯤꯡꯕ꯭ꯔꯥ ꯑꯗꯩ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯗꯣ ꯄꯥꯈꯪ ꯑꯁꯦꯡꯕ ꯅꯪ ꯂꯧꯅꯤꯡꯕ꯭ꯔꯥ ꯑꯗꯨꯏꯗꯤ ꯅꯪꯕꯨ ꯂꯨꯈꯥꯛ ꯑꯣꯏꯍꯜꯂꯝꯃꯤꯕ ꯅꯨꯄꯥꯗꯣ ꯑꯗꯨꯗ ꯊꯕꯛ ꯇꯧꯁꯦꯕ ꯑꯩꯈꯣꯏ ꯂꯦꯞꯀꯦ ꯑꯗꯨꯒ ꯃꯇꯨꯡ ꯍꯥꯏꯕ ꯖꯥꯠꯁꯤꯗꯒꯤꯗꯤꯅꯦ ꯅꯨꯄꯤ ꯑꯃꯇꯅꯅꯦ ꯏꯖꯠ ꯄꯤꯊꯣꯔꯛꯑꯅꯨ ꯅꯨꯡꯁꯤꯅꯔꯤꯉꯩꯗ 10 ꯄꯪꯙꯩ ꯅꯨꯄꯤꯗꯤꯅꯅꯦ ꯄꯪꯙꯔꯅꯨ ꯊꯥꯖꯔꯅꯨ ꯄꯤꯊꯣꯔꯛꯑꯅꯨ ꯑꯗꯨꯒ ꯄꯤꯊꯣꯛꯈ꯭ꯔꯀꯥꯟꯗ ꯅꯣꯏꯅ ꯄꯤꯊꯣꯛꯈ꯭ꯔꯀꯥꯟꯗ ꯁꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯂꯥꯛꯄꯁꯦ ꯌꯥꯝ ꯈꯣꯏꯗꯧ ꯁꯧꯒꯠꯂꯦ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯗꯨꯅ ꯁꯤꯁꯦ ꯃꯃꯥꯁꯤꯡꯅ ꯃꯆꯥꯅꯨꯄꯤꯈꯩꯁꯦ ꯂꯣꯏ ꯇꯥꯍꯟꯕꯤꯔꯣ ꯃꯥꯡꯍꯧꯔꯤꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯌꯥꯝ ꯉꯁꯤ ꯅꯤꯡꯕ ꯀꯥꯏꯔꯒ ꯅꯨꯡꯁꯤꯈꯤꯕ ꯍꯥꯏꯕꯁꯦ ꯈꯨꯗꯛꯇ ꯁꯤꯟꯕ ꯌꯥꯕ ꯅꯠꯇꯦ ꯅꯨꯄꯥ ꯑꯃꯅ ꯁꯤꯟ ꯌꯥꯕ ꯅꯠꯇꯦ ꯑꯗꯩ ꯅꯨꯄꯤꯁꯤꯗꯤꯅꯦ ꯃꯥꯒꯤ ꯃꯁꯥꯕꯨ ꯅꯨꯄꯥꯁꯤꯅ ꯁꯣꯛꯈ꯭ꯔꯕ ꯅꯨꯄꯥꯗꯣ ꯍꯦꯟꯅ ꯑꯇꯣꯞꯄ ꯑꯝꯇ ꯎꯔꯔꯣꯏ ꯑꯩ ꯏꯁꯥꯁꯦ ꯃꯥꯡꯉꯕꯅꯤꯀꯣ ꯃꯥꯅ ꯍꯨꯟꯗꯣꯛꯑꯝꯕꯅꯤꯀꯣ ꯑꯩꯁꯦ ꯃꯥꯡꯉꯕꯅꯤꯀꯣꯅ ꯑꯗꯨꯝ ꯈꯜꯂꯒꯅꯦ ꯃꯁꯥꯅ ꯃꯁꯥꯒꯤ ꯍꯛꯆꯥꯡꯁꯦ ꯇꯨꯀꯠꯆꯔꯒ ꯂꯥꯏꯅꯥ ꯑꯣꯏꯅ ꯅꯥꯔ ꯂꯩꯍꯧꯔꯤꯕꯅꯦꯕ ꯁꯤꯒꯦ ꯇꯧꯕ ꯅꯨꯄꯤ ꯌꯥꯎꯁꯜꯂꯛꯑꯦ ꯉꯥꯎꯔ ꯂꯩꯕ ꯌꯥꯎꯁꯜꯂꯛꯑꯦ ꯑꯗꯨꯅ ꯅꯁꯥꯗ ꯊꯣꯛꯇ꯭ꯔꯤꯕ ꯅꯣꯏꯗꯤ ꯊꯣꯛꯇꯅꯕ ꯍꯣꯠꯅꯍꯧꯔꯁꯤ ꯊꯣꯛꯈꯤꯕ ꯃꯌꯥꯝꯁꯤꯅ ꯃꯁꯥꯅ ꯉꯥꯎꯔꯛꯏꯕ ꯇꯨꯝꯕ ꯆꯥꯕ ꯌꯥꯗꯒꯩ ꯃꯀꯣꯛꯇ ꯌꯩꯔꯒ ꯑꯇꯣꯞꯄ ꯑꯃ ꯆꯪꯗꯒꯩ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯊꯣꯛꯇꯅꯕ ꯃꯁꯥꯅ ꯋꯥꯔꯤ ꯂꯤꯊꯣꯛꯄꯤꯌꯣꯅ ꯂꯥꯛꯑꯕꯅꯤꯀꯣ ꯑꯗꯨꯅ ꯄꯤꯊꯣꯔꯛꯑꯅꯨ ꯅꯣꯏ ꯂꯩꯁꯥꯕꯤ ꯃꯆꯥ ꯅꯣꯏꯗꯤ ꯑꯗꯣ ꯋꯥꯔꯤꯁꯦ ꯇꯥꯎ ꯌꯥꯗꯕ ꯏꯈꯠ ꯈꯠꯆꯟꯅꯔꯒ ꯂꯩꯔꯒꯅꯦ ꯅꯨꯄꯥ ꯑꯃꯅ ꯀꯣꯏꯒꯦ ꯍꯥꯏꯔꯁꯨ ꯌꯥꯕ ꯑꯗꯩ ꯅꯨꯄꯥ ꯑꯃꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯌꯥꯔꯒ ꯏꯈꯠ ꯈꯠꯂꯒ ꯂꯩꯔꯒꯅꯦ ꯑꯗꯩ ꯑꯃꯗ ꯑꯃꯨꯛ ꯑꯃꯅ ꯍꯨꯟꯗꯣꯛꯑꯝꯃꯒ ꯑꯃꯗ ꯑꯃꯨꯛ ꯆꯦꯟꯁꯤꯟ ꯈꯪꯅꯔꯛꯑꯀꯥꯟꯗꯅ ꯌꯨꯝ ꯀꯥꯏꯔꯦ ꯑꯗꯩꯗꯤ ꯑꯗꯨꯅꯅꯦ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯦ ꯑꯩ ꯂꯧꯕꯤꯗ꯭ꯔꯦ ꯃꯥ ꯁꯨꯃꯥꯏꯅ ꯔꯤꯂꯦꯁꯟ ꯊꯝꯈ꯭ꯔꯒꯅ ꯀꯣꯟꯅ ꯂꯥꯛꯄꯤꯔꯅꯨꯀꯣ ꯁꯥꯎꯅꯤꯡꯉꯦꯕ ꯌꯥꯝꯅ ꯑꯗꯨꯅ ꯄꯤꯊꯣꯔꯛꯑꯅꯨ ꯑꯗꯨꯒꯅꯦ ꯄꯤꯊꯣꯛꯎꯔꯦꯅ ꯍꯧꯖꯤꯛ ꯂꯩꯕꯁꯤꯡꯗꯨꯅ ꯃꯈꯣꯡ ꯊꯣꯡꯅ ꯆꯪꯉꯒ ꯊꯕꯛ ꯇꯧꯅꯔꯁꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅꯅꯦ ꯃꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯊꯣꯛꯍꯜꯂꯔꯣꯏꯁꯦꯕ ꯑꯗꯨꯅ ꯁꯤꯁꯦ ꯇꯥꯎ ꯌꯥꯗꯕ ꯏꯈꯠ ꯆꯟꯅꯕ ꯂꯩꯁꯥꯕꯤ ꯃꯆꯥꯗꯣ ꯅꯆꯥꯅꯨꯄꯤꯗꯣ ꯂꯨꯁꯝꯗꯣ ꯁꯨꯃꯥꯏꯅ ꯄꯥꯏ ꯅꯝꯖꯜꯂ ꯇꯥꯍꯜꯂꯣ ꯁꯤ ꯇꯥꯎꯑꯣꯅ ꯃꯣꯏꯅ ꯁꯣꯏꯔꯒ ꯏꯃꯨꯡꯗꯣ ꯁꯣꯏꯕ ꯍꯌꯦꯡ ꯌꯥꯝ ꯋꯥꯏꯑꯦꯕꯀꯣ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯤꯒꯨꯝꯕꯁꯦ ꯁꯤꯁꯦ ꯌꯥꯝ ꯆꯦꯛꯁꯤꯟꯃꯤꯟꯅꯔꯁꯤ ꯅꯨꯄꯥꯁꯨ ꯅꯨꯄꯤ ꯊꯤꯔꯗꯤ ꯄꯥꯈꯪ ꯀꯣꯏꯕꯤꯔꯨꯔꯅꯨ ꯂꯩꯁꯥꯕꯤ ꯀꯣꯏꯕꯤꯔꯨꯔꯅꯨ ꯂꯩꯁꯥꯕꯤꯗ ꯅꯠꯇꯦ ꯑꯩ ꯏꯁꯥꯒꯤ ꯅꯨꯄꯤ ꯂꯩꯔꯗꯤ ꯀꯩꯗꯧꯕꯩ ꯅꯨꯄꯤ ꯀꯣꯏꯗꯣꯏꯅꯣ ꯀꯔꯤ ꯗꯔꯀꯥꯔꯒꯤ ꯀꯣꯏꯗꯣꯏꯅꯣꯕ ꯀꯔꯤ ꯃꯔꯝꯒꯤꯅꯣꯕ ꯀꯣꯏꯗꯣꯏꯗꯨꯒꯤ ꯃꯔꯝꯗꯣ ꯂꯣꯏ ꯈꯪꯅꯔꯤꯅꯦꯕ ꯃꯔꯝ ꯆꯠꯇꯣ ꯃꯣꯠꯄꯒꯤ ꯀꯣꯏꯗꯣꯏ ꯅꯠꯇ꯭ꯔꯥ ꯑꯩ ꯏꯁꯥꯒꯤ ꯅꯨꯄꯤ ꯂꯩꯅ ꯀꯣꯏꯗꯣꯏꯗꯣ ꯑꯗꯨꯅ ꯅꯨꯄꯤ ꯊꯤꯔꯗꯤ ꯁꯨꯃꯥꯏꯅ ꯀꯣꯏꯕꯤꯔꯅꯨꯀꯣ ꯑꯗꯩ ꯄꯥꯈꯪꯅꯁꯨ ꯂꯧꯔꯣꯏꯗꯕ ꯅꯨꯄꯤꯗ ꯁꯨꯃꯥꯏꯅ ꯇꯧꯔꯅꯨ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯅꯣꯏ ꯅꯨꯡꯁꯤꯅꯗꯅ ꯂꯧꯅꯒꯦꯗꯤ ꯈꯟꯖꯔꯒ ꯅꯛꯅꯈꯤꯕ
ꯑꯗꯨꯏꯗꯤꯅꯦ ꯂꯧꯔꯣ ꯑꯗꯨꯝ ꯅꯣꯏ ꯃꯣꯠ ꯆꯥꯟꯅꯗꯕ ꯈꯣꯠꯇꯕ ꯂꯩꯔꯁꯨ ꯑꯩꯅ ꯄꯥꯝꯃꯤꯅ ꯁꯤꯅꯤ ꯑꯩ ꯄꯥꯝꯗꯦ ꯁꯤꯅ ꯃꯣꯠ ꯆꯥꯟꯅꯗꯕꯗꯩꯁꯨ ꯇꯣꯛꯅꯕꯁꯨ ꯌꯥꯎꯔꯤꯅꯦꯕ ꯅꯛꯅꯕ ꯊꯝꯈ꯭ꯔꯒ ꯑꯗꯨꯏꯗꯤ ꯅꯛꯅꯕ ꯊꯝꯍꯧꯗꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇ꯭ꯔꯥ ꯑꯗꯣ ꯍꯤꯡꯒꯣꯜ ꯌꯣꯜꯂꯒ ꯖꯤꯇꯥꯕꯤ ꯄꯤꯅꯕ ꯌꯥꯎꯔꯦ ꯑꯗꯩ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯏꯀꯥꯏꯗꯅ ꯂꯣꯠꯅꯕꯁꯨ ꯌꯥꯎꯔꯦ ꯃꯌꯥꯝ ꯑꯃ ꯀꯣ ꯑꯗꯩ ꯃꯈꯣꯡ ꯊꯣꯡꯅ ꯆꯪꯁꯤꯟꯗꯅ ꯂꯩꯀꯥꯏ ꯋꯥ ꯋꯥ ꯂꯥꯎꯅꯕꯁꯨ ꯌꯥꯎꯔꯦꯀꯣ ꯑꯗꯨꯏꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯂꯩꯔꯒ ꯅꯪꯅ ꯑꯇꯣꯞꯄ ꯀꯣꯏꯕ ꯑꯗꯩ ꯅꯪꯅ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯒ ꯅꯛꯅꯕ ꯃꯔꯤ ꯊꯝꯈ꯭ꯔꯒ ꯂꯧꯗ꯭ꯔꯗꯤ ꯑꯗꯨꯝ ꯅꯪꯉꯣꯟꯗ ꯅꯪ ꯅꯁꯥꯁꯦ ꯀꯦꯁ ꯑꯃ ꯆꯦꯟꯅꯔꯒꯦꯅ ꯅꯪ ꯊꯥꯡꯖꯜꯂꯕꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯇꯣꯄꯤꯛꯁꯦ ꯅꯩꯅꯍꯧꯗꯕ ꯁꯨꯡꯌꯥ ꯌꯥꯗꯗꯅ ꯑꯩ ꯂꯧꯈꯠꯆꯕꯅꯦꯕꯀꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯋꯥꯔꯤꯗꯤ ꯁꯤꯗ ꯂꯣꯏꯁꯟꯖꯔꯒꯦ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯌꯥꯝꯁꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯍꯣꯝ ꯁꯥꯕꯁꯦ ꯍꯟꯗꯛꯀꯤ ꯃꯦꯔꯥ ꯄꯥꯡꯈꯠꯂꯛꯄꯗ ꯍꯧꯔꯅꯤ ꯍꯥꯏꯕꯗꯒꯤ ꯂꯦꯞꯇꯅ ꯄꯥꯡꯕꯤꯔꯛꯑꯦ ꯑꯗꯨꯒ ꯑꯩꯅ ꯉꯥꯍꯥꯟꯃꯨꯛ ꯑꯗꯨꯝ ꯑꯉꯝ ꯉꯝꯕ ꯂꯨꯄꯥ 100-100 ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯂꯣꯏꯁꯟꯕ ꯅꯥꯏꯖꯔꯒꯦ ꯑꯗꯨꯒ ꯁꯥꯖꯔꯒꯦ 10 ꯂꯥꯛꯃꯨꯛ ꯍꯦꯟꯅ ꯆꯪꯒꯗꯕ ꯑꯣꯏꯕꯅꯤꯅ ꯇꯧꯕꯁꯦ ꯃꯌꯥꯝꯅ ꯂꯦꯞꯇꯅ ꯑꯗꯨꯝ 100, 200, 150 ꯀꯥꯞꯄꯛꯄ ꯃꯌꯥꯝ ꯌꯥꯎꯋꯦ ꯉꯥꯍꯥꯟꯃꯨꯛ ꯂꯥꯛꯄꯕꯨꯗꯤ ꯑꯗꯩ ꯌꯥꯝ ꯆꯥꯎꯅ ꯄꯥꯡꯕꯤꯔꯛꯄꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯑꯗꯩ ꯆꯦꯡ ꯑꯩꯅ ꯑꯁꯨꯃꯥꯏꯅ ꯆꯦꯡꯒꯤ ꯑꯋꯥꯕ ꯌꯥꯝ ꯂꯩ ꯆꯦꯡꯕꯨ ꯂꯩꯔꯗꯤ ꯀꯔꯤꯝ ꯋꯥꯠꯇ꯭ꯔꯦ ꯃꯌꯥꯝ ꯑꯋꯥ ꯑꯅꯥ ꯇꯥꯔꯦ ꯍꯥꯏꯕꯁꯦ ꯂꯣꯏ ꯄꯥꯡ ꯉꯝꯅꯤ ꯍꯥꯏꯕꯗꯨꯗ ꯆꯦꯡ ꯊꯤꯟꯕꯤꯔꯛꯄ ꯏꯟꯖꯥꯡ ꯅꯥꯄꯤ ꯊꯤꯟꯕꯤꯔꯛꯄ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯊꯤꯟꯕꯤꯔꯛꯄ ꯑꯂꯨ ꯍꯩꯔꯨ ꯏꯃꯥꯁꯤꯡ ꯆꯦꯜꯂꯛꯇꯅꯅꯦ ꯑꯁ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯦ ꯑꯍꯟꯁꯤꯡꯁꯦꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯁꯨꯃꯥꯏꯅ ꯊꯤꯟꯕꯤꯔꯛꯑꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯃꯈꯥꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯋꯥꯔꯦꯅ ꯁꯨꯝ ꯈꯥꯡꯉꯒ ꯂꯩꯕꯗꯣ ꯄꯔꯥ ꯑꯝꯇꯗꯤ ꯇꯝꯃꯁꯤ ꯂꯥꯛꯑꯣ ꯁꯤꯗ ꯃꯌꯥꯝꯗꯨꯅ ꯆꯦꯡ ꯆꯥꯛ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯅꯣꯏꯒꯤ ꯆꯥꯅꯕ ꯊꯤꯜꯂꯛꯑꯦ ꯑꯩꯈꯣꯏꯁꯦ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕꯁꯦ ꯁꯨꯝ ꯃꯤꯑꯣꯠ ꯃꯤꯅꯩ ꯃꯈꯥꯗꯅꯦ ꯈꯥꯡꯉ ꯂꯩꯕꯁꯦ ꯂꯩꯔꯅꯨ ꯅꯣꯏꯒꯤꯗꯃꯛ ꯑꯩ ꯂꯩꯔꯦ ꯑꯩꯈꯣꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯦꯞꯄꯦꯀꯣ ꯂꯥꯛꯑꯣ ꯑꯗꯩ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ ꯅꯣꯏꯒꯤꯗꯃꯛ ꯂꯩꯐꯝꯁꯨ ꯍꯧꯖꯤꯛ ꯁꯥꯗꯣꯏꯒꯤ ꯊꯧꯔꯥꯡ ꯇꯧꯔꯦ ꯆꯍꯤ 35 ꯑꯩꯒ ꯑꯗꯨꯝ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯃꯤꯟꯅꯔꯛꯄꯅꯤ ꯅꯣꯏꯒꯤ ꯅꯅꯤꯡ ꯇꯞꯅ ꯂꯩꯐꯝꯐꯥꯎꯗ ꯑꯩꯈꯣꯏ ꯁꯥꯅꯕ ꯁꯤꯜꯂꯁꯤꯅꯦꯕ ꯃꯌꯥꯝꯅ ꯄꯥꯡꯉꯛꯇꯅꯀꯣ ꯑꯗꯨꯅ ꯁꯨꯝ ꯈꯥꯡꯉꯒ ꯑꯩꯈꯣꯏꯁꯦ ꯂꯩꯔꯔꯣꯏꯁꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡꯗꯒꯤꯅꯦ ꯀꯩꯅꯣꯗ ꯑꯕꯤꯅꯥꯁ ꯂꯤꯡꯒꯝ ꯌꯨꯅꯤꯚꯔꯁꯤꯇꯤ ꯇꯥꯃꯤꯜ ꯅꯥꯗꯨꯗ PhDꯁꯨ ꯇꯧꯔꯦ ꯃꯥꯁꯇꯔ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯤꯁꯤꯅ ꯕꯕꯤꯇꯥꯁꯤꯅꯀꯣ ꯀꯛꯆꯤꯡ ꯃꯣꯏꯔꯥꯡꯊꯦꯝ ꯂꯩꯀꯥꯏꯗꯒꯤ ꯏꯅꯥꯎꯅꯨꯄꯤꯁꯤꯅ ꯃꯣꯏꯒꯤ ꯕꯕꯥꯁꯤ ꯀꯨꯟꯖꯦꯁꯣꯔꯅ ꯑꯣꯖꯥꯅꯤ ꯑꯗꯣ ꯃꯥꯅ ꯇꯤꯆꯔ ꯗꯦ ꯅꯨꯃꯤꯠꯇ ꯃꯣꯏ ꯕꯕꯥꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯖꯒꯦꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯑꯗꯒꯤꯗꯤ ꯂꯩꯃꯄꯣꯛꯄꯝ ꯀꯕꯤꯔꯥꯅꯤꯅ ꯃꯄꯨꯔꯣꯏꯕ ꯆꯤꯡꯂꯦꯟ ꯅꯝꯕꯣꯜ ꯂꯩꯃꯄꯣꯛꯄꯝ ꯈꯨꯟꯐꯝꯗꯒꯤ ꯔꯥꯖꯁꯊꯥꯟꯗ ꯃꯄꯨꯔꯣꯏꯕꯁꯦ ꯊꯕꯛ ꯇꯧꯔ ꯂꯩꯕꯅꯤ ꯏꯅꯥꯎꯁꯤꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯑꯗꯩꯗꯤ ꯀꯩꯅꯣ ꯅꯥꯎꯁꯦꯛꯄꯝ ꯇꯔꯨꯅꯤꯕꯂꯥ ꯑꯄꯣꯛꯄꯁꯦ ꯇꯔꯨꯟ ꯀꯨꯃꯥꯔ ꯀꯧꯏꯀꯣ ꯑꯗꯣ ꯑꯄꯣꯛꯄꯤꯁꯤꯅ ꯕꯤꯅꯣꯗꯤꯅꯤ ꯑꯩꯈꯣꯏ ꯏꯃꯥꯕꯦꯝꯁꯤ ꯂꯩꯈꯤꯗ꯭ꯔꯦꯀꯣ ꯑꯗꯣ ꯑꯄꯣꯛꯄꯤꯁꯤꯒꯤ ꯃꯤꯡꯗ ꯏꯅꯥꯎꯄꯤꯁꯤꯅ ꯇꯔꯄꯟ ꯃꯇꯝꯗ ꯂꯥꯛꯄꯁꯤꯗ ꯑꯄꯣꯛꯄꯤꯁꯤꯕꯨ ꯃꯥꯏ ꯊꯃꯣꯏꯗ ꯅꯤꯡꯁꯤꯡꯖꯔꯒ ꯃꯇꯦꯡ ꯄꯥꯡꯉꯛꯄꯅꯦꯕ ꯑꯗꯣ ꯑꯄꯣꯛꯄꯁꯤ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯈꯣꯡ ꯃꯥꯡꯒꯣꯜ ꯉꯥꯟꯕꯤ ꯀꯣꯂꯦꯖꯇ ꯚꯥꯏꯁ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏꯔꯝꯕ ꯑꯗꯨꯒ ꯑꯃꯨꯛ ꯁꯥꯏꯇꯣꯟꯗ ꯂꯩꯕ ꯊꯪꯒꯥꯜ ꯖꯦꯅꯦꯔꯦꯜ ꯑꯦꯀꯥꯗꯃꯤꯁꯤ ꯂꯤꯡꯈꯠꯄ ꯑꯄꯣꯛꯄꯁꯤꯅꯀꯣ ꯑꯗꯨꯅ ꯃꯣꯏꯒꯤ ꯕꯕꯥ ꯏꯃꯥꯁꯤꯕꯨ ꯃꯥꯅ ꯑꯄꯣꯛꯄꯁꯤꯗꯤ ꯁꯣꯜꯂꯒ ꯂꯩꯔꯤꯕꯀꯣ ꯑꯗꯣ ꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯖꯗꯅ ꯃꯃꯥꯒꯤꯗ ꯀꯠꯆꯔꯛꯑꯦꯕ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏ USAꯗ ꯂꯩꯕ USAꯒꯤ ꯎꯇꯥꯗꯀꯣ ꯑꯩꯈꯣꯏꯒꯤ ꯏꯆꯦꯕꯦꯝꯃ ꯔꯣꯃꯥꯕꯇꯤꯀꯣ ꯃꯥꯁꯦ ꯊꯧꯕꯥꯜ ꯑꯣꯀ꯭ꯔꯝꯗꯒꯤꯅꯤ ꯑꯗꯨꯒ ꯍꯧꯕꯝ ꯃꯔꯛ ꯀꯩꯁꯥꯝ ꯂꯩꯀꯥꯏꯗꯒꯤ ꯅꯤꯉꯣꯜꯅꯦꯕꯀꯣ ꯑꯗꯣ ꯏꯆꯦꯝꯃꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯅ ꯁꯣꯞꯋꯦꯌꯥꯔ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯑꯣꯏꯔꯒ ꯂꯩꯕ ꯑꯗꯣ ꯏꯆꯦꯕꯦꯝꯃꯁꯤꯅꯁꯨ ꯌꯥꯝ ꯆꯥꯎꯕ 10,000ꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯑꯦꯀꯣ ꯑꯗꯣ ꯏꯆꯦꯕꯦꯝꯃꯒꯤ ꯃꯀꯨꯕꯣꯛꯁꯦ ꯂꯩꯈꯤꯗ꯭ꯔꯦ ꯌꯥꯝ ꯃꯇꯤꯛ ꯆꯥꯕ ꯉꯥꯛꯇꯅꯤ ꯑꯄꯣꯛꯄꯁꯨ ꯃꯀꯨꯕꯣꯛꯁꯨ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯖꯝ ꯔꯥꯖꯦꯟ ꯑꯦꯛꯁ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯂꯤꯂꯣꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯀꯣ ꯑꯗꯩ ZEO ꯊꯧꯕꯥꯜꯁꯨ ꯑꯣꯏꯕꯤꯔꯝꯕ ꯂꯩꯈꯤꯗ꯭ꯔꯕ ꯃꯀꯨꯕꯣꯛꯁꯦ ꯑꯗꯨꯒ ꯏꯆꯦꯕꯦꯝꯃꯁꯤꯒꯤ ꯑꯄꯣꯛꯄꯁꯤꯅ ꯅꯥꯎꯔꯦꯝ ꯕꯥꯕꯨꯗꯣꯟ ꯀꯣ ꯀꯩꯅꯣ OC ꯃꯣꯇꯣꯔ ꯚꯦꯍꯤꯀꯜ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯏꯔꯝꯕ ꯑꯅꯤꯁꯤꯗ ꯇꯔꯄꯟ ꯃꯇꯝꯅ ꯂꯥꯛꯄꯗ ꯅꯤꯡꯁꯤꯡꯖꯔꯒ ꯀꯠꯄꯤꯔꯛꯑꯦꯕ ꯏꯆꯦꯝꯃꯁꯤꯅ ꯑꯗꯣ ꯏꯆꯦꯝꯃꯅ USAꯗꯒ ꯅꯔꯁ ꯑꯣꯏꯕꯤꯗꯅ ꯌꯥꯝ ꯊꯧꯅꯥ ꯂꯩꯅ ꯂꯩꯕ ꯃꯩꯇꯩꯒꯤ ꯅꯨꯄꯤ ꯂꯛꯇꯒꯤ ꯁꯨꯃꯥꯏꯅ ꯑꯇꯥꯡꯕꯅꯤ ꯑꯩꯈꯣꯏ ꯌꯥꯝ ꯊꯥꯒꯠꯆꯩ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯀꯣ ꯑꯗꯨꯒ ꯀꯩꯅꯣꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯦ ꯀꯁꯥꯔ ꯂꯃꯔꯒ꯭ꯔꯥꯝ ꯍꯥꯏꯕ ꯁꯤꯗꯩ ꯍꯣꯡꯉꯛꯄ ꯍꯧꯖꯤꯛꯅ ꯁꯉꯥꯏꯄ꯭ꯔꯧ ꯀꯕꯨꯏ ꯈꯨꯜꯗ ꯂꯩ ꯑꯩꯈꯣꯏ ꯏꯕꯨꯡꯁꯦ ꯁꯦꯟ ꯖꯣꯁꯦꯐꯀꯤ ꯑꯣꯖꯥꯅꯦꯕꯀꯣ ꯑꯗꯨꯒ ꯑꯄꯣꯛꯄꯤ ꯀꯕꯣꯛ ꯂꯩ ꯑꯗꯒꯤ ꯑꯄꯣꯛꯄꯅ ꯍꯔꯤꯕꯥꯕꯨ ꯆꯤꯡꯁꯨꯕꯝ ꯀꯣ ꯁꯤꯁꯦ ꯂꯩꯈꯤꯗ꯭ꯔꯦ ꯁꯤꯗꯩꯗ ꯀꯠꯆꯕꯅꯦꯕ ꯑꯄꯣꯛꯄꯤꯁꯤꯗ ꯑꯗꯨꯗꯣ ꯀꯩꯅꯣꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯁꯤꯒꯤꯅꯦ ꯂꯣꯏꯅꯕꯤꯁꯤꯅ ꯁꯤꯜꯂꯩꯃ ꯀꯧꯋꯦꯕ ꯑꯗꯣ ꯀꯩꯅꯣꯁꯤꯅ ꯃꯣꯏꯁꯦ ꯏꯕꯨꯡꯁꯤꯁꯨ ꯑꯗꯩ ꯏꯅꯝꯕꯦꯝꯃꯁꯤꯁꯨ ꯃꯥꯁꯇꯔ ꯂꯣꯏ ꯂꯣꯏꯔꯦ MUꯗ ꯂꯣꯏꯃꯤꯟꯅꯕꯅꯤ ꯃꯣꯏꯁꯦ ꯑꯗꯣ ꯀꯩꯅꯣꯁꯤꯅ ꯃꯣꯏ ꯑꯅꯤꯁꯤꯅꯅꯦ ꯀꯠꯂꯛꯑꯦ ꯑꯗꯨꯒ ꯏꯕꯨꯡꯁꯤꯅ ꯌꯥꯝ ꯐꯖꯕ ꯋꯥꯍꯩ ꯑꯃ ꯍꯥꯏꯌꯦꯕ ꯃꯣꯏꯒꯤꯁꯦ ꯂꯨꯍꯣꯡꯕ ꯃꯇꯝꯗꯅꯦ ꯃꯣꯏ ꯑꯄꯣꯛꯄꯤꯁꯤꯅ ꯃꯣꯏꯗ ꯍꯥꯏꯌꯦ
luhongbagi nungdang gi saksa dingai da moi mau ahum ne yam nungsinana joint family oina lay yaiba nungdang saksa dingai da ibung ji gi maming na nanda babu ko eba senjo septa oja oiriba ibung je kala ise ado apok pi jina ne hai khoi akhoi je nanem na ko khoi je nangbu pokpa ima baba ni khanba ngamgadra ana hana hange mau ahum ngamgani na hai adu mana yam nungsina moi jama chani ngon dauna tawe ado inam be ma ju wai sare yam peli hai moi da manem makune hai bagi moina wa hai anaba ma hairak pagi ne khangde hai pura macha dauna khangda hai ta bajul oi manem bok sa takpi raga ne ar mai leire na duna yam nuksi dana yam imung nuksi na ba imung oi ba moi di kano je khana ba khotpa ji laita ba du yam nungai ta ba nupi daga otpi dana phupi ja yu tha nupi koi dana sugum ba se moina yam na haina jada ba adum bajing do nungai te yam fajab jana yum palani ne na amaina ibung jina hai bi re ba moina chaw kar ba mateng lesing tara pang bi re ba ko dai mu usarani saikhom inaw nupi je yam thoidok na matik sabi inaw nupi ni mama sa je army major ne ba himachal da tai aduga inaw nupi ji inaw nupa ji ju koi gi sunil ko inaw nupa ji ju kano ne ma ju army ni mana lieutenant colonel ado inaw moi ni na ju chaw ko mateng pang bi re ko le manga ge do inaw nupi je lai sai ngai dai taw bane ma je nurse ki line da sang bane duga army jing gi family jing nara yela ga layeng ba nurse da moi da dugi duty ne ba moi tai na ado yam phajaba wahayim khag inaw nupi jina hai re ba moi je himachal da dine chingmai himachal je sing ni dana chingmai jing ji da khoi khalai ba youth oi ba nu pam sing chen pam sa pa khang jing je loi na lam chen dana khotana army recruitment yaw na ba khotna ba moi di sana barom da adom da loi lai ni sa pa sa da ngausin na da crime nung sum ba laite moi gi yam phajaba youth nu pam sa jing ki sungbang khak aina uba phange haiba siji amasoba message ne khoi gi lam da ju sumai hotna ra di ko adagi kaino jina khoi gi kaithelak pam sangita ko agar tala da gi ne naung pi se am nuksi ma je agar tala gi mai tai da mayum pan bane ke krabam amyas hinhana sihi naung pa ji da mayum pale ma je education department da thabak tawe adu ma gi thabak se adu naung pi jina mana kalai paisa je khoi kaithelak pam natek adagi apokpi sabitri aduga kaino si inaung pi jina moeni da kat pane ba sa ji ko aduga mai mapuroi ba ju hana army da leirame hojikti ano volunteer ya retirement lokpe ai ba ado inaung pi jina hairak padane amuk inaung pi ji magi kaino se khoi gi kaino oi bane ma je master trainer oja mayam je kaino in service da leiba oja mayam je training pi ba neba magi thabak sine ko aduga maji yam na inaw pi hona ba kan ba am stragan taw ba mai thabak si mayum pala kan da ngang hona ba de moi je join family oi tana imung gi thabak ngang alamang gi seba mayam hona ba mana like par ga ne exam thar ga si thabak si taw ki bane ba si yam na khoi ya thak ngai ne ba aduga inaw pi jina am kaino ama ju haire yam nungai ba nuksi ba ma kaino taw haye moi gi kaino sida agar tala sida hana dine sari ga kai oina loi sena rami thaba ingang ka bo officer pa je do hojikti khoi gi mai tai gi ne phanek mapa nai ba aduga kaino jing je oina loi set le ye moirang phi hakpa phi ji ko mai tai pura pure oina loi lai aduga yang nusi ba khang na agar tala sida mai tai jing na ya phajaba nga ammi ba ko khoi gi mix oi gi dana ba ne agar tala da ta mai tai jing jam seng na laina ba ian oi dana ba atopa jati da yum pan ba ya da ba na moi ama lepi hai ba si ki ma ta ba nungai gra yam phajagre ko si mak ngam ba oiradi khoi sida ju ngaire a da ju ngaire ko yam nungai ne ba mane chumman ado loi chalak pa jidi comment khara pa jage sina loi chalage comment pa ga ngak nok thok mina ba mayam je ko aduga comment do yam wana irak panina ina ju yam wana sindok ine ba iju ko aduga comment jing je yam phajab jana pire ba ko mi amagi masagi punsi je comment ji da phongdore eba aduna ai ju lokhata ba ngamdre mane yam chumane koi crime diaries thagat pirakpa adai di wasura sagat pirakpa adai ai bu thagat pirakpa mayam ji ai lokhat chadra bane ba ko aduga asata masama sagi wa wari khang ngamdana leram ba mayam je sidi ai lokhat chara bane ba aduga aina ngasai hayau da ba ma khak amta haijage ba ko palau ba adum khak har ga ai ji comment pak thok sage ba koi gi nupi thiba nupa jing na ne si jam ya nai ba thigatri kai gino adai di si jam ya nai aduna nupi rom do loi thangjal le ba da aina haijaning badi ne sumaina
ꯅꯨꯄꯤꯁꯦ ꯀꯣꯏꯔꯝꯗꯥꯏꯗꯀꯣ ꯑꯩꯁꯦ ꯅꯨꯄꯤ ꯊꯤꯔꯦ ꯆꯥ ꯂꯩꯔꯦ ꯑꯗꯣ ꯏꯕꯥꯅꯤ ꯀꯣꯏꯅꯁꯤ ꯔꯤꯂꯦꯁꯟ ꯊꯝꯅꯁꯤ ꯅꯪ ꯍꯌꯦꯡ ꯑꯩꯉꯣꯟꯗ ꯂꯩꯒꯦꯁꯨ ꯍꯥꯏꯔꯛꯀꯅꯨ ꯀꯦꯁꯁꯨ ꯇꯧꯔꯛꯀꯅꯨ ꯑꯗꯨꯝ ꯎꯅꯕ ꯅꯨꯃꯤꯠꯇ ꯑꯆꯥꯄꯣꯠ ꯈꯛ ꯄꯤꯖꯒꯦ ꯑꯩ ꯅꯪ ꯂꯧꯁꯨ ꯂꯧꯔꯣꯏ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯣꯏꯅꯁꯤ ꯑꯅ ꯑꯝꯇ ꯍꯥꯏꯔꯒ ꯑꯝꯇ ꯀꯣꯏꯕꯤꯌꯨꯅꯦ ꯑꯗꯨ ꯍꯥꯏꯕꯗ ꯍꯦꯛ ꯌꯥꯔꯛꯄ ꯂꯩꯁꯥꯕꯤꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯑꯩ ꯅꯨꯄꯤ ꯊꯤꯔꯦ ꯈꯣꯠꯂꯦ ꯍꯥꯏꯔꯒ ꯂꯧꯁꯨ ꯂꯧꯅꯔꯣꯏꯁꯤ ꯅꯪ ꯀꯔꯤꯝ ꯇꯧꯔꯛꯀꯅꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯃꯤꯟꯅꯁꯤ ꯅꯣꯡ ꯐꯥꯗꯣꯛ ꯎꯅꯕꯗ ꯂꯧꯁꯨ ꯂꯧꯅꯔꯣꯏꯁꯤ ꯀꯦꯁꯁꯨ ꯇꯧꯔꯛꯀꯅꯨꯅ ꯍꯣꯏ ꯍꯣꯏꯅ ꯑꯆꯥꯄꯣꯠ ꯈꯔ ꯄꯤꯖꯒꯦ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯏꯕꯥꯅꯤꯗꯤ ꯂꯣꯏꯅꯈꯤꯕꯅꯦ ꯍꯥꯏꯕꯗ ꯍꯣꯏꯅ ꯍꯦꯛ ꯂꯣꯏꯅꯈꯤꯕ ꯂꯩꯁꯥꯕꯤꯗꯣ ꯈꯨꯕꯥꯛꯅꯅꯦ ꯃꯈꯖꯥꯏꯗꯣ ꯑꯣꯜꯂꯣꯟ ꯊꯥꯒꯦ ꯊꯥꯒꯦ ꯑꯗꯨ ꯍꯥꯏꯔꯒ ꯂꯣꯏꯅꯈꯤꯕꯅꯤ ꯍꯥꯏꯔꯗꯤ ꯍꯥꯏꯗꯣꯛꯄ ꯅꯠꯇꯦꯕ ꯃꯣꯏꯅ ꯄꯥꯈꯪ ꯁꯥꯔꯒ ꯂꯧꯕꯤꯅꯦꯅ ꯀꯣꯏꯕꯤꯕꯅꯦꯕ ꯑꯗꯨ ꯍꯥꯏꯔꯗꯤ ꯀꯅꯥ ꯅꯨꯄꯤ ꯊꯤꯔꯦ ꯍꯥꯏꯔꯗꯤ ꯀꯅꯥꯁꯨ ꯌꯥꯔꯣꯏꯕ ꯑꯗꯨꯝ ꯈꯇꯪꯗꯤ ꯑꯩ ꯄꯦꯟꯅ ꯍꯥꯏꯍꯧꯒꯦ ꯇꯧꯕꯅꯤꯗ ꯑꯇꯩ ꯅꯠꯇꯦ ꯍꯣꯏ ꯍꯧꯖꯤꯛꯇꯤ ꯀꯃꯦꯟꯇ ꯂꯥꯛꯆꯔꯒꯦꯀꯣ ꯁꯨꯃꯥꯏꯅ ꯍꯥꯏ ꯑꯍꯥꯟꯕ ꯀꯃꯦꯟꯁꯦ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯑꯋꯥꯕꯒꯤ ꯆꯩꯊꯦꯡꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤꯇꯅ ꯐꯪꯍꯧꯏ ꯁꯃꯥꯖꯀꯤ ꯃꯤꯅꯣꯛ ꯃꯩꯁꯥꯁꯨ ꯅꯨꯄꯤꯇꯅ ꯐꯪꯍꯧꯏ ꯆꯥꯝꯃꯗ ꯆꯥꯝꯃ ꯆꯨꯝꯃꯦ ꯏꯅꯥꯎꯒꯤ ꯋꯥꯐꯝꯁꯦ ꯑꯗꯩ ꯀꯃꯦꯟ ꯑꯃꯅ ꯁꯨꯃꯥꯏꯅ ꯍꯥꯏ ꯑꯩꯁꯦ ꯌꯥꯝ ꯁꯤꯟꯅꯤꯡꯉꯤ ꯏꯁꯥꯒꯤ ꯑꯋꯥꯕꯁꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯅꯨꯄꯥꯅ ꯌꯨ ꯊꯛꯂꯒ ꯅꯩꯕꯒꯤ ꯆꯩꯅꯥ ꯏꯃꯨꯡ ꯄꯨꯕꯒꯤ ꯃꯊꯥ ꯃꯌꯥꯝꯁꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯏꯊꯟꯗ ꯁꯤꯕꯁꯨ ꯉꯝꯗ꯭ꯔꯦ ꯀꯨꯀꯤꯗ ꯆꯠꯂꯒ ꯍꯜꯍꯜꯂꯨꯔꯁꯤꯔ ꯈꯪꯗꯦ ꯏꯆꯦ ꯌꯦꯡꯉꯣ ꯃꯥꯏ ꯆꯥꯛꯄꯁꯨ ꯂꯣꯏꯔꯕꯅꯤ ꯏꯅꯥꯎ ꯌꯥꯗꯦꯀꯣ ꯑꯗꯨꯃꯥꯏꯅ ꯀꯨꯀꯤꯗꯒ ꯍꯜꯍꯟꯕ ꯏꯅꯥꯎ ꯁꯤꯕ ꯌꯥꯗꯦ ꯂꯥꯛꯑꯣ ꯀꯩꯅꯣ ꯅꯆꯦꯒꯤ ꯌꯨꯝꯗ ꯂꯥꯛꯑꯣ ꯃꯤ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯅꯅꯦ ꯆꯦꯡ ꯆꯥꯛ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯄꯤꯔꯛꯇꯅ ꯂꯩꯔꯦ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯁꯤ ꯂꯥꯛꯑꯣ ꯃꯇꯝ ꯈꯔ ꯈꯪꯍꯜꯂꯨ ꯏꯅꯥꯎ ꯂꯩꯇ꯭ꯔꯒ ꯏꯅꯥꯎꯅ ꯄꯨꯔꯝꯕꯩ ꯚꯥꯔ ꯄꯨꯝꯅꯃꯛꯇꯣ ꯂꯥꯛꯑꯣ ꯏꯅꯥꯎ ꯁꯤꯕ ꯌꯥꯗꯦꯀꯣ ꯑꯗꯩ ꯌꯥꯝ ꯅꯨꯡꯁꯤ ꯃꯃꯥ ꯃꯆꯥ ꯍꯨ ꯊꯛꯂꯒ ꯁꯤꯃꯤꯟꯅꯒꯦ ꯇꯧꯕꯒꯤ ꯋꯥꯔꯤꯁꯦ ꯑꯗꯨꯕꯨ ꯇꯥꯏꯕꯪꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯪꯗ꯭ꯔꯤꯕ ꯏꯆꯥ ꯑꯅꯤꯁꯦ ꯎꯔꯒ ꯁꯤꯕ ꯉꯝꯈꯤꯗꯦ ꯑꯩꯁꯨ ꯃꯥꯁꯨ ꯊꯧꯅꯥ ꯐꯕꯤ ꯑꯣꯏꯅ ꯍꯤꯡꯉꯣ ꯍꯥꯏꯕꯤꯌꯨ ꯏꯆꯦ ꯍꯥꯏ ꯑꯆꯨꯝꯕꯅꯦ ꯁꯨꯃꯥꯏꯅ ꯁꯤꯒꯦꯅ ꯍꯣꯠꯅꯕ ꯀꯌꯥꯅꯤ ꯂꯩꯔꯤꯁꯦꯀꯣ ꯏꯆꯦꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯁꯦ ꯇꯥꯔꯒ ꯐꯤ ꯁꯥꯕꯤꯁꯤꯗꯤ ꯂꯩ ꯑꯃꯗꯤ ꯍꯛꯄ ꯀꯥꯎꯍꯧꯔꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯕꯒꯤ ꯆꯥꯡꯗꯣ ꯍꯥꯏ ꯑꯗꯣ ꯉꯥꯏꯈꯣꯍꯦ ꯉꯁꯥꯏꯗꯩ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯇꯥꯕꯤꯔꯛꯏꯕ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯐꯤ ꯁꯥꯕ ꯌꯥꯎꯔꯗꯤ ꯑꯝꯇ ꯇꯥꯕ ꯂꯦꯞꯄꯤꯌꯨ ꯂꯩ ꯍꯛꯄ ꯀꯥꯎꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯀꯩꯀꯩ ꯂꯩꯇꯛ ꯌꯧꯔꯕ꯭ꯔꯥ ꯐꯤꯖꯤꯜꯂꯛꯀꯗꯕ ꯑꯝꯇ ꯅꯤꯡꯁꯤꯡꯕꯤꯌꯨ ꯑꯗꯒꯤ ꯅꯨꯡꯉꯥꯏꯇꯦ ꯋꯥꯅ ꯁꯥꯔꯒ ꯃꯥꯅꯦ ꯀꯁꯇꯃꯔꯅ ꯄꯥꯝꯃꯣꯏꯗꯕ ꯑꯃꯨꯛ ꯑꯣꯏꯔꯒꯗꯤ ꯌꯥꯗꯦꯗꯅ ꯑꯗꯩꯗꯤ ꯏꯆꯦ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯅꯅꯦ ꯅꯨꯄꯤ ꯁꯥꯕ ꯀꯔꯤꯕ ꯅꯨꯄꯤꯅ ꯅꯨꯄꯥ ꯁꯥꯔꯒ ꯅꯨꯄꯤ ꯀꯣꯏꯕꯒꯤ ꯀ꯭ꯔꯥꯏꯝ ꯂꯩꯔꯗꯤ ꯂꯤꯕꯤꯌꯨ ꯍꯥꯏꯔꯒ ꯁꯨꯡꯂꯤ ꯂꯤꯕꯤꯗꯦ ꯃꯔꯨ ꯑꯣꯏꯗꯦ ꯈꯟꯕꯒꯤꯔ ꯅꯣꯡꯃꯇ ꯑꯩꯒꯤ ꯀꯃꯦꯟ パꯊꯣꯛꯄꯤꯔꯛꯇꯦ ꯂꯩꯔꯗꯤ ꯂꯤꯕꯤꯌꯨ ꯍꯥꯏꯕ ꯂꯩꯌꯦꯕ ꯏꯅꯥꯎ ꯑꯗꯨꯕꯨ ꯑꯩꯁꯦ ꯆꯪꯁꯟꯕ ꯉꯝꯗ꯭ꯔꯤꯕ ꯌꯧꯁꯟꯕ ꯏꯁꯇꯦꯞ ꯄꯥꯏꯈꯠꯄꯁꯦ ꯉꯝꯗꯗꯅ ꯂꯩꯔꯦ ꯑꯩ ꯁꯣꯏꯗꯅ ꯂꯤꯒꯦꯀꯣ ꯑꯗꯣ ꯑꯃꯅ ꯋꯦꯅꯁꯗꯦ ꯍꯥꯞꯄꯤꯔꯅꯤ ꯇꯥꯕꯗ ꯄꯨꯟꯁꯤꯗ ꯐꯪꯂꯔꯣꯏ ꯈꯜꯂꯨꯕ ꯄꯣꯠꯁꯛ ꯑꯃ ꯐꯪꯕꯗꯧꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯑꯄꯦꯟꯕ ꯄꯣꯛꯆꯩ ꯍꯥꯏ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯁꯨꯃꯥꯏꯅ ꯋꯦꯅꯁꯗꯦ ꯍꯥꯄꯛꯄꯒꯤ ꯀꯃꯦꯟ ꯅꯨꯡꯉꯥꯏꯕꯒꯤ ꯌꯥꯝ ꯂꯥꯛꯑꯦꯀꯣ ꯁꯤ ꯌꯥꯝ ꯊꯥꯒꯠꯆꯩ ꯑꯗꯩ ꯑꯃꯅ ꯍꯥꯏ ꯀꯃꯦꯟ ꯑꯃꯗ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡꯁꯦ ꯇꯥꯕꯗ ꯇꯨ ꯆꯨꯡꯕ ꯈꯪꯍꯧꯗꯦ ꯑꯁꯨꯛ ꯌꯥꯝ ꯁꯥꯊꯤꯕ ꯊꯧꯗꯣꯛ ꯂꯩꯔꯝꯒꯅꯤ ꯈꯜꯂꯨꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯀꯣ ꯑꯗꯩ ꯏꯅꯥꯎ ꯑꯃꯅ ꯏꯆꯦꯅꯦ ꯑꯩꯉꯣꯟꯗ ꯏꯅꯥꯎ ꯀꯧꯔꯛꯑꯦ ꯅꯨꯡꯁꯤꯔꯤꯕ ꯏꯅꯥꯎ ꯏꯄꯤꯁꯣꯠ ꯀꯩꯅꯣ 1-31 ꯐꯥꯎ ꯇꯥꯖꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯒꯤ ꯅꯨꯄꯥꯗꯣ ꯑꯇꯣꯝꯕꯤ ꯊꯤꯔꯒ ꯂꯩꯈ꯭ꯔꯦ ꯏꯅꯥꯎꯗꯨꯅ ꯃꯄꯥꯝꯗ ꯃꯆꯥ ꯌꯣꯛꯂꯒ ꯂꯩꯔꯦ ꯃꯁꯥꯁꯨ ꯀꯦꯟꯁꯔꯅ ꯅꯥꯔꯦ ꯏꯅꯥꯎ ꯀꯔꯤꯕ ꯀꯩꯅꯣ ꯏꯅꯥꯎꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯇ ꯀꯦꯁ ꯇꯧꯒꯦ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯩ ꯅꯤꯡꯁꯤꯡꯕꯤꯔꯤꯕ꯭ꯔꯥ ꯏꯅꯥꯎꯒꯤ ꯃꯊꯛꯇ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯁꯅꯨ ꯅꯨꯄꯤ ꯂꯣꯟꯕ ꯅꯨꯄꯥꯁꯤꯡꯁꯦ ꯌꯥꯝ ꯄꯦꯟꯗꯅ ꯍꯥꯏꯔꯛꯑꯦꯀꯣ ꯏꯆꯦꯁꯤꯅ ꯁꯤ ꯐꯖꯗꯕ ꯀꯩꯅꯣ ꯋꯥꯍꯩꯗꯤ ꯑꯣꯏꯔꯦ ꯑꯗꯨꯏꯁꯨ ꯏꯆꯦꯁꯤꯅ ꯌꯥꯝ ꯄꯦꯟꯗꯅ ꯍꯥꯏꯔꯛꯑꯕꯅꯤꯅ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦꯀꯣ ꯅꯨꯄꯤ ꯂꯣꯟꯕ ꯅꯨꯄꯥꯁꯤꯡꯁꯦ ꯃꯦꯟ ꯄꯥꯔꯠꯇꯣ ꯃꯀꯛ ꯀꯛꯂꯁꯨ ꯄꯦꯜꯂꯔꯣꯏ ꯍꯥꯏꯕꯀꯣ ꯌꯥꯝ ꯄꯦꯟꯗꯅ ꯍꯥꯏꯔꯛꯄꯅꯤ ꯏꯆꯦꯁꯤꯅ ꯑꯁꯤꯒꯨꯝꯕ ꯀꯩꯅꯣ ꯑꯃ ꯀꯃꯦꯟ ꯑꯃꯗꯅ ꯍꯥꯏꯔꯦ ꯁꯤꯒꯨꯝꯕ ꯃꯄꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯗꯥꯡ ꯇꯧꯗꯕꯗꯒꯤ ꯈꯪꯗꯦ ꯎꯗꯦ ꯂꯩꯇꯦꯅ ꯂꯩꯊꯣꯛꯑꯒ ꯂꯩꯕꯗꯒꯤ ꯉꯁꯤꯗꯤ ꯃꯆꯥ ꯀꯌꯥ ꯑꯃꯗꯤ ꯊꯃꯣꯏ ꯀꯥꯏꯅ ꯂꯦꯜꯂꯤ ꯍꯥꯏꯕ ꯂꯦꯜꯂꯤ ꯑꯁꯦꯡꯕꯒꯤ ꯃꯆꯥ ꯀꯌꯥ ꯀꯣ ꯑꯗꯩ ꯀꯃꯦꯟ ꯑꯃꯗꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦ
matu macai khandaba masa khak nungainaba honaba isagi kari wali khangdana suning nomningdaba nupagi nupi oiruba phajabham leite imung manungna su mi oina thabide asoibada thibiba maisa kaya khang libi punsi amagi wari di asumak omduna sakna isa singidama khallaga asum sangsar sida khanglaga hingkhidra natraga kari karamba asada hingani punsigi awaba kaya su suduna nomduna honarasu singthabidaba asumna asum hingkhidra wahangna awabatana yomduna hinglibi kana laitrabi punsi amagi waridi kana nasu tabi ninglam loi ko wakat phamsu laitre mapuroibanasu karisu khanbidaba masagi nungainaba koichat chatpa adugumba nupadugi nupigi awaba nungaina hingbi kanana di khanglam loi ko inaw je mama sai punsi amani sida phongdorei waris mana kayang wana khangina abto inaw gumbi karai dagi tabi ningoi doino inaw gumbi kayagi wari done singthoga manung da leiba waba kya do leithorak padani ngasi crime diaries haibisida mayamna pambi je inaw wari mayam jini ta du ngai le je kadabai si doino inaw la o wari sana ji ko kadabagi mateng pangpham tanabam leiroi doino inaw la o ko soidana ise yumburemba laitradi imung soirak e haibasida kainomtang haijaninge yum ama panba haibase nupa khaki thodang natte nupi gisu makha yam pole ise masi haijaninge summe na nupi gisu yamna budi pole bako doisu koina nupa jigi mayumda yum paluraga nupi na imung gi thabo honaraga nupa na yum puba na taibangjida mapan thokna nupa na thabok sore yum puba na sanarambani nupa jine ek soibada nupa na puramba imung oibanina nupi ne phat mahus laudaba sinbangam haudaba mayam laiba inaw ko adugi hajabani adu amana matam sida aigi ima gumbidi atangbani imana na oina sahi kumapanda koina angang yam oina baba bp stroke torga satpangamdana lai garaju akoi bu sauna ba akoi gidamakta hona rakhi hingakhi kana gumbi ama oiradi mayum panthok lamani mathong maram khangham maroi akoi ga se haiba yam sume inawgi ma do yam thagasari ko adum bai ma koi loi ohenjaninge ko inawgi di ma duna lepi bagi damakta ngasi inaw hoina ima kaina bagi maisak phangdana leirine ba ipa duna soiraju amana naraju yeaju soiraju amana di lepsi haibane ba leigidraju naraju amana ngausanare yuda ni sade dik ore haraju adai nupi koire nupi thigre haraju soi adai nupa koire mayum pangre khainare nupi do chakre nupi je nare haraju ne ani jimongda amandi lepsi haiba gyan daba dudi ko adai amana smai hai aigi puroiba mirai badi nate aikoi di isa dagi henba laitre haujukti aduna isa gi damak hingkhini sona aikoi bu lausin bagi matam la su hainaraga yarabo oiradi isa gi damak hingki ge na hainaraga hingjage khanjai yam phajai oja nungsiba khangba gai je amata nupa koira roi mayum pantho roi dabani oja nungsiba khangdaba ngaktani ko tonari jungja wari se sum tarambani kamen pabirak pase yam nungai magi mot phongdo pirakpa aisu kamen idaba ngamaktre aisu punsida nupi ahum koirak I adubu moina oina kauthok pirami adubu haujiksu nupi amata khangnadre aduga business punba mauna singna aingonda oina direct koina rase khangna sena ngaktam haire mau singse khara henmalle loimak pudi natte ko su yam lei bazani ko mani awaba mani mau ge dmaina mi pakhangda mai haibi ganu ko aduga adu inaw jina ju ya de jam phai ya roi dabane mana ju nupi ni moina hauramina iju lenjan gena lenjalu badadi soidoiba soidoiba hayeng lai garak toiba jadabi lo garak toiba adu inaw na ya dabdu yam phare mina haura ju isana bu ya daba upai lai busana te ko adai aikoi gi su ama kamela ma dana aikoi gi su aina keji karak pada baba lai khidre ipana isin inaw gi ya kari kano wata na ba thambirami ima so isin inaw yopi dana hौजिक फाव नुंगायना लेरी इपागी युमदा याम फै नाव को इपाना लेगिदजु सुमाय युम पाल कनो तोरगा युमदो मुत्तना इसाजिन खोलगा लेबिबदो याम फै को दो नुपा मयुंगी इमुंगी सपोर्ट याम चंग मोइना नुसीना फजना तौबिरगदी मपुरेबा लेगिदगजु लेबा ngame दुगा मोइना फजना नुसीना तौबिद्रगदी लेबा ngamdadra mapamda sakkiba nahoina lukha ohoba yam leiba ko dayamana ise punsi sina leiri makhaidi crime diaries adum yenglani tarani nutigi habla sodum yenglani punsida hojik thokpa thodok sili thokpa
ꯌꯥꯕ ꯌꯥꯗꯕ ꯃꯌꯥꯝꯁꯤꯅ ꯊꯃꯣꯏꯁꯦ ꯑꯣꯝꯂꯒ ꯐꯨꯟꯈꯠꯂꯒ ꯂꯩꯕꯅꯤ ꯁꯤ ꯇꯥꯔꯒ ꯈꯔ ꯐꯔꯦ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯑꯋꯥꯕꯁꯨ ꯂꯩꯔꯤꯀꯣ ꯍꯥꯏꯅ ꯈꯟꯊꯖꯩ ꯍꯥꯏꯕ ꯏꯅꯥꯎ ꯅꯣꯡꯃ ꯂꯥꯛꯄꯤꯌꯣ ꯑꯣꯝꯈꯠꯂꯤꯕ ꯐꯨꯟꯈꯠꯂꯤꯕ ꯋꯥꯔꯤ ꯃꯌꯥꯝꯗꯣ ꯇꯥꯊꯣꯛꯁꯦ ꯂꯤꯊꯣꯛꯁꯦ ꯏꯅꯥꯎ ꯑꯗꯨꯅ ꯐꯕꯅꯤ ꯏꯊꯟꯇ ꯈꯥꯡꯕꯅ ꯍꯦꯟꯅ ꯋꯥꯕꯅꯤꯀꯣ ꯑꯗꯨꯒ ꯑꯃꯅ ꯍꯥꯏ ꯏꯆꯦ ꯑꯉꯛꯄ ꯑꯃ ꯇꯝꯖꯒꯦ ꯑꯩꯒꯤ ꯏꯅꯦꯝꯁꯦ ꯆꯍꯤ 40 ꯁꯨꯔꯦ ꯑꯗꯣ 이념주 이루저희 아이주 이루저희 와리제 따민나봐 이념지는 하이레 볼 비비고 아다이디 얌파이 모이나 와리 리리제 아나 아복나 랍나 이세 호이 매암도 볼 비리에 하이바 아복기 볼도 럭천저리 아복 볼 방자게 거 아다 이세기 낙다 팜라가 이세나 ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯛꯄ ꯋꯥꯍꯩ ꯈꯔ ꯇꯥꯔꯒ ꯃꯤꯀꯨꯞ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯕ ꯄꯥꯝꯃꯤ ꯑꯩ ꯏꯅꯦꯝꯒꯤ ꯁꯥꯔꯩ ꯏꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯑꯩꯒꯤ ꯀꯌꯥ ꯈꯟꯈꯤꯗ꯭ꯔꯦ ꯍꯥꯏꯗꯣꯛꯄ ꯇꯝꯊꯣꯛꯄꯗꯤ ꯍꯩꯇ꯭ꯔꯕ ꯆꯔꯥꯡꯅꯕ ꯀꯌꯥꯅ ꯏꯁꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯍꯜꯂꯦ ꯏꯅꯥꯎ ꯂꯥꯛꯑꯣ ꯅꯣꯡꯃ ꯀꯣꯏꯊꯣꯔꯛꯑꯣ ꯄꯦꯟꯅ ꯂꯤꯊꯣꯛꯑꯣ ꯑꯗꯨꯒ ꯏꯅꯥꯎꯒꯤ ꯐꯨꯡꯒꯠꯂꯤꯗꯣ ꯐꯅꯕ ꯍꯣꯠꯅꯁꯤꯀꯣ ꯑꯗꯨ ꯏꯅꯥꯎ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯃꯤꯑꯣꯏ ꯃꯧ ꯑꯣꯏꯕ ꯅꯧꯔꯤꯉꯩꯗꯅꯦ ꯃꯅꯦꯝꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯏꯅꯥꯎ ꯈꯔ ꯈꯔ ꯂꯣꯏ ꯈꯥꯡꯕꯅꯦ ꯑꯗꯣ ꯑꯗꯨꯝ ꯀꯨꯏꯔꯀꯥꯟꯗ ꯏꯁꯥꯒꯤ ꯑꯗꯨꯝ ꯃꯇꯝ ꯂꯥꯛꯀꯅꯤ ꯊꯧꯅꯥ ꯂꯩꯅ ꯄꯥꯟꯖꯕ ꯉꯝꯕ ꯑꯗꯣ ꯈꯤꯇꯪ ꯑꯍꯜ ꯂꯃꯟꯅꯤ ꯏꯃꯥ ꯏꯄꯥꯅꯤ ꯏꯃꯥꯅ ꯉꯥꯡꯕꯅꯦ ꯈꯜꯂꯒ ꯏꯅꯥꯎ ꯌꯨꯝꯗꯁꯨ ꯂꯩꯁꯥꯔꯤꯉꯩꯗꯁꯨ ꯊꯕꯛ ꯍꯩꯇꯦ ꯈꯣꯠꯇꯦꯅ ꯏꯃꯥꯅ ꯏꯁꯧ ꯂꯥꯡꯉ ꯌꯥꯝ ꯊꯤ ꯉꯥꯡꯕꯁꯨ ꯌꯥꯎꯋꯤꯗꯅ ꯑꯗꯨꯅꯦꯅ ꯑꯗꯨꯝ ꯈꯟꯗꯣꯛꯑꯒ ꯏꯅꯥꯎ ꯄꯦꯟꯊꯣꯛꯑꯒ ꯍꯤꯡꯃꯤꯟꯅꯁꯤꯀꯣ ꯑꯗꯩ ꯑꯃꯅ ꯍꯥꯏ ꯏꯆꯦꯃ ꯋꯥꯍꯪ ꯑꯃꯇ ꯍꯪꯖꯒꯦ ꯂꯝꯕꯤ ꯂꯥꯟꯅ ꯆꯠꯂꯨꯔꯕꯤ ꯅꯨꯄꯤꯁꯤꯡꯗꯣ ꯏꯆꯦꯅ ꯀꯟꯕꯤꯔꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯝ ꯍꯦꯜꯂꯛꯂꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕ ꯑꯗꯣ ꯏꯅꯥꯎꯅꯦ ꯑꯩꯈꯣꯏꯒꯤ ꯍꯣꯝꯗꯗꯤ ꯃꯄꯥꯟꯁꯨ ꯊꯣꯛꯍꯜꯂꯔꯣꯏ ꯐꯣꯟꯁꯨ ꯄꯥꯏꯍꯜꯂꯔꯣꯏ ꯀꯩꯅꯣ ꯐꯤ ꯅꯨꯡ ꯁꯥꯔꯒ ꯃꯆꯥꯒꯤꯗꯃꯛ ꯁꯦꯟ ꯇꯥꯜꯂ ꯍꯤꯡꯗꯣꯏꯅꯦꯕ ꯑꯇꯩ ꯍꯣꯝ ꯁꯔꯀꯥꯔꯒꯤ ꯃꯈꯥ ꯁꯔꯀꯥꯔꯒꯤ ꯁꯦꯟꯗꯪ ꯐꯪꯕꯀꯣ ꯁꯔꯀꯥꯔꯅ ꯂꯣꯏ ꯄꯤꯊꯔꯛꯄ ꯆꯥꯕꯩ ꯊꯛꯄꯩ ꯑꯗꯨꯝꯕꯗ ꯂꯩꯔꯤꯁꯤꯅ ꯆꯥꯕ ꯊꯛꯄꯗꯤ ꯃꯣꯏꯅ ꯂꯣꯏ ꯊꯥꯛꯑꯦ ꯑꯗꯨꯒ ꯐꯤ ꯁꯥꯕ ꯄꯩꯁꯥ ꯇꯥꯟꯕꯗꯤ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯂꯩꯇꯦꯕ ꯑꯗꯣ ꯆꯥꯕ ꯊꯥꯛꯄ ꯈꯛꯅꯗꯤ ꯌꯥꯗꯦꯕ ꯏꯁꯥꯒꯤ ꯄꯩꯁꯥ ꯇꯥꯟꯖꯔꯒꯅꯦ ꯂꯩꯔꯒ ꯏꯆꯥꯒꯤꯗꯃꯛ ꯍꯤꯡꯕꯅ ꯐꯩꯌꯦꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯐꯣꯟꯁꯨ ꯄꯥꯏꯗ꯭ꯔꯕ ꯃꯄꯥꯟꯁꯨ ꯊꯣꯛꯇ꯭ꯔꯕ ꯐꯤ ꯁꯥꯔꯒ ꯃꯆꯥꯒꯤꯗꯃꯛ ꯍꯤꯡꯉꯤꯕ ꯅꯨꯄꯤꯗꯨꯅ ꯀꯗꯥꯏꯗ ꯂꯝꯕꯤ ꯂꯥꯟꯅ ꯆꯠꯇꯣꯔꯤꯀꯣ ꯑꯗꯨꯃꯈꯛ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯏꯆꯦ ꯅꯨꯡꯁꯤ ꯄꯟꯗꯨꯡꯁꯦ ꯅꯨꯄꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯒ ꯅꯨꯄꯤꯅ ꯑꯃꯨꯛ ꯅꯨꯡꯁꯤꯕꯤꯗꯕ ꯅꯨꯄꯤꯅ ꯅꯨꯡꯁꯤꯔꯒꯅ ꯅꯨꯄꯥꯅ ꯑꯃꯨꯛ ꯅꯨꯡꯁꯤꯕꯤꯗꯕ ꯑꯅꯤꯃꯛ ꯅꯨꯡꯁꯤꯅꯔꯒꯅ ꯏꯃꯨꯡꯅ ꯑꯃꯨꯛ ꯌꯥꯗꯕ ꯍꯧꯖꯤꯛꯀꯥꯟ ꯅꯨꯡꯁꯤꯅꯕꯁꯦ ꯌꯥꯝ ꯂꯨꯔꯦ ꯌꯥꯝ ꯆꯨꯝꯃꯦ ꯌꯥꯝ ꯊꯤꯅ ꯆꯨꯝꯃꯦ ꯑꯗꯣ ꯂꯣꯏꯅꯃꯛ ꯅꯨꯄꯤꯅꯁꯨ ꯄꯥꯝꯕ ꯅꯨꯄꯥꯅꯁꯨ ꯄꯥꯝꯕ ꯑꯗꯨꯒ ꯑꯍꯟꯁꯤꯡꯅꯁꯨ ꯂꯣꯏ ꯌꯥꯅꯕ ꯑꯗꯨꯗꯨꯗꯤ ꯌꯥꯝ ꯒꯨꯗ ꯂꯛꯅꯦꯕꯀꯣ ꯑꯇꯥꯡꯕꯅꯦꯕ ꯑꯗꯨꯒ ꯑꯃꯅ ꯍꯥꯏꯖꯒꯦ ꯏꯆꯦ ꯑꯩꯁꯨ ꯏꯄꯤꯁꯣꯠ ꯍꯧꯕꯗꯩ ꯂꯣꯏ ꯇꯥꯖꯩ ꯑꯩ ꯅꯨꯄꯥꯅ ꯍꯥꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯃꯨꯟꯅ ꯄꯥꯝꯅ ꯇꯥꯔꯤꯗꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯊꯤꯅ ꯇꯧꯕꯁꯨ ꯅꯠꯇꯅ ꯑꯗꯣ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯅꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯅꯨꯄꯥꯈꯩꯁꯤꯒꯤ ꯋꯥꯈꯟꯗꯅ ꯑꯃ ꯂꯩꯔꯤꯕ ꯁꯤ ꯇꯥꯔꯒ ꯃꯥꯏ ꯅꯨꯄꯤꯈꯩꯁꯦ ꯌꯥꯝ ꯁꯥꯎꯕ ꯌꯥꯎꯔꯤꯕ ꯅꯨꯄꯤꯁꯤꯡꯁꯦ ꯁꯤꯡꯈꯤꯗ꯭ꯔꯥ ꯍꯌꯦꯡꯋꯥꯏ ꯈꯪꯉꯒ ꯑꯁꯤꯗ ꯆꯠꯈꯤꯗ꯭ꯔꯒ ꯈꯟꯕ ꯑꯗꯒꯤ ꯅꯨꯄꯤ ꯈꯛꯇ ꯀꯟꯈꯠꯄꯒꯤ ꯋꯥꯔꯤ ꯅꯨꯄꯥꯅ ꯐꯠꯇꯕꯒꯤ ꯋꯥꯔꯤ ꯑꯣꯏꯅꯒ ꯈꯟꯕ ꯁꯨꯛꯇꯥ ꯇꯥꯗꯕ ꯅꯨꯄꯥ ꯌꯥꯎꯔꯤꯕ ꯁꯨꯛꯅꯠ ꯅꯠꯇꯦ ꯅꯨꯄꯤꯅ ꯐꯠꯇꯕꯩꯁꯨ ꯂꯤꯔꯦ ꯅꯨꯄꯥꯅ ꯐꯠꯇꯕꯩꯁꯨ ꯂꯤꯔꯦ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯇꯧꯔꯣꯏꯗꯕ ꯂꯣꯏ ꯅꯩꯅꯕ ꯄꯣꯠꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯐꯕ ꯑꯣꯏꯃꯤꯟꯅꯕꯒꯤ ꯄꯥꯟꯗꯝꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯏꯄ꯭ꯋꯥ ꯁꯨꯔꯁꯦ ꯋꯥꯔꯤ ꯂꯤꯕꯤꯌꯨ ꯍꯥꯏꯕꯗꯣ ꯁꯪꯅꯗ꯭ꯔꯦ ꯋꯥꯔꯤꯁꯦ ꯑꯗꯣ ꯏꯄ꯭ꯋꯥꯅꯁꯨ ꯏꯆꯦ ꯈꯔ ꯂꯩꯔꯒ ꯂꯤꯁꯦ ꯍꯥꯏꯌꯦꯕ ꯑꯗꯨ ꯏꯄ꯭ꯋꯥꯁꯦ ꯈꯪꯕ ꯃꯤꯅ ꯃꯇꯦꯛ ꯍꯥꯏꯔꯛꯑꯦ ꯑꯗꯨꯗꯩ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯃꯇꯦꯛ ꯁꯨꯝ ꯈꯪꯖꯤꯜꯂꯁꯦꯕꯀꯣ ꯃꯥꯏ ꯃꯇꯥꯡꯗ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦ ꯑꯣꯖꯥ ꯁꯨꯔꯖ ꯗꯤ ꯑꯦꯝ ꯀꯣꯂꯦꯖꯇ ꯁ꯭ꯇꯗꯤ ꯇꯧꯃꯤꯟꯅꯔꯛꯑꯦ ꯑꯗꯨ ꯀꯥꯟꯒꯤ ꯁꯛꯇꯝꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯩꯔꯤꯌꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯏꯄ꯭ꯋꯥꯁꯦ ꯗꯤ ꯑꯦꯝ ꯀꯣꯂꯦꯖꯇ ꯇꯝꯃꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯃꯨꯛ ꯁꯤꯗꯩ ꯈꯪꯍꯧꯔꯁꯦꯕ ꯑꯗꯒꯤ ꯑꯃꯅ ꯃꯄꯥꯅ ꯁꯤꯡꯖꯪꯅ ꯌꯥꯟꯕꯩ ꯃꯇꯥꯡꯗꯣ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯀꯤꯖꯩ ꯇꯥꯕꯗ ꯀꯩꯅꯣꯝ ꯇꯧꯏ ꯃꯤ ꯑꯣꯏꯕꯅ ꯋꯥꯈꯜ ꯃꯥꯡꯕ ꯑꯁꯤ ꯌꯥꯝ ꯆꯦꯛꯁꯤꯟꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯁꯤ ꯋꯥꯔꯤꯁꯤ ꯇꯥꯔ ꯈꯪꯖꯩ ꯆꯦꯛꯁꯤꯟꯕ ꯗꯔꯀꯥꯔ ꯑꯣꯏ ꯉꯁꯥꯏ ꯃꯄꯥꯗꯨꯅ ꯋꯥꯈꯜ ꯃꯥꯡꯉꯒ ꯇꯧꯈꯤꯕꯗꯣ ꯁꯤ ꯑꯩꯈꯣꯏꯗꯤ ꯀꯦꯁꯇ ꯀ꯭ꯔꯥꯏꯝꯗ ꯌꯥꯝ ꯊꯦꯡꯅꯔꯦ ꯋꯥꯈꯜ ꯃꯥꯡꯕꯀꯣ ꯃꯥꯅ ꯍꯥꯏꯔꯛꯏꯕ ꯀꯃꯦꯟꯁꯦ ꯌꯥꯝ ꯆꯨꯝꯃꯦꯕ ꯑꯗꯩ ꯏꯆꯦ ꯅꯅꯥꯎꯅ ꯋꯥꯍꯪ ꯑꯃꯈꯛ ꯍꯪꯖꯒꯦ ꯃꯩꯇꯩ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯃꯆꯥꯁꯦ ꯂꯣꯏꯅ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯨꯡꯁꯤꯗꯕ ꯈꯔ ꯌꯥꯎꯔꯦ ꯃꯆꯥ ꯂꯩꯅ ꯅꯨꯄꯥ ꯀꯣꯏꯅꯕ ꯃꯌꯨꯝ ꯄꯥꯟꯊꯣꯛꯄ ꯃꯥꯏ ꯅꯨꯄꯥ ꯃꯌꯨꯝꯗꯩ ꯃꯌꯨꯝ ꯄꯥꯟꯊꯣꯛꯄ ꯌꯥꯎꯔꯦ ꯅꯨꯡꯁꯤꯗꯕ ꯈꯔꯗꯤ ꯌꯥꯎꯔꯦ ꯑꯗꯣ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯨꯄꯤ ꯑꯁꯦꯡꯕ ꯏꯃꯨꯡꯒꯤ ꯏꯆꯥꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯊꯧꯗꯥꯡ ꯂꯧꯔꯒ ꯑꯍꯜ ꯂꯃꯟꯒꯤ ꯌꯥꯝꯅ ꯑꯈꯥꯡ ꯀꯟꯅ ꯂꯩꯕ ꯃꯅꯨꯡꯗ ꯈꯥꯡꯉ ꯂꯩꯕ ꯃꯥꯏ ꯅꯨꯄꯥꯅ ꯐꯠꯇ꯭ꯔꯁꯨ ꯈꯥꯡꯉ ꯂꯩꯕ ꯌꯥꯝ ꯂꯩꯔꯤꯍꯦ ꯑꯗꯨꯗꯤ ꯀꯣ ꯑꯗꯩ ꯑꯃꯅ ꯍꯥꯏ ꯑꯩꯅ ꯆꯍꯤ 23 ꯁꯨꯔꯛꯄꯗ
ima nganna leikidre anaba amadagi aduna aina isin inauda ahal oina ima leitabagi awatpadu yamna thengnara migi macha na mamada kezaba uraga inaupagi khanbada ipwagi khanbada ai yamna kapki aduna aina haijaningbadi ima oibisingna laibak thire ai nupa na otle haiduna atopa nupada yum palaga wakhan nungai thok na hinge haibagi wakal se thadok piu adugi mota isa singidamak hinge khanbiyu leifam leitasu barada oirasu isa gidamak lepige haiba wakal se thamanjaningi yam chumgre masada maichak palaga haire ini aduna isa gidamak khanjiko man aduga amana sma haye yek thokna basi ise chumra haina khanjai ise aigi nene amakakta yawi yek thoknai nene na leiriba nupado sahi tare amuk leire minaramaga leihidre aduga aigi ise ahan hek pokmina badisu yek thokna bada lei itai du leihidre masimade aidi chumgadra khanjai yek putokladi lap thokna bana phai koigi ahalaman gi kaino dasu duga science ki oiba miyeng dasu ko yek thokpa je masi launa leina ba yada bai kaino ma science ki da ahalaman gi da nataba masu leidi ba si ani jina launa raga pokko masa da yum pamina raga kai humba je layang tak tagi haina ma ba kaino khakne ba ko simade akoina kitang ki na sat pa phabran khalle ba duga mana ise wari sidagi khaknatana ise na piriba feedback tagi yamna mamal yamlaba ikoina amukta taraktriba paukta kaya yaujai masina lana thangke kalamba kongthang kaya masu asumba lambi takpi bagum thokle lecharingai da crime diaries puthokpiram laba ngasi aina phangniba awaba mayamse phanglamdabasu yai kitang thengmal laba khamde ba koi gise hoi adu yam nungsi na adu pongning hanthabiganu haibani tawba yaba mayama tawbiyo haina ko thamjani ademana crime diaries se yeng binaba mi masing hantha khidra haidana aidi yam pakhatsai aduna aina ngak leitana mi kam yeng lagena check tawrine sangaga koi se pakhalini chamane crime diaries ke koi gi operator je inaw do sin nazar inaw do sin na bi yam thaga se inaw ko asugi mati waja bai chang do yengoba adayamana mama mapa leitabagi awaba sidi leitaba khoina da khangi haijaba ngamde migi minai dauna leiba oijaba thiba matam sida yam waraki sahi nipan surakpada ima ipa anima kainare ihai phau tamlakte minai dauna mi mayam gi hotna bada amagi muk thauda ade haujikti yum pale isa gi damaktadi mama ikoi hingse isa dagi hanba leite nupa koibi ganu yum pan thokpi ganu angangda phanghoba awabado phangba aikoina khange haiba sume sigi comment me amsibu aina kamaina si lokhaloi doino kamai pathoi doino ba sijina amuk o kayam waba mi me amje leibage habje akoina lirei ba wari me amje masada panba me am leina comment jingina magun hape eba mi amagi wari lirakpadane mi lesingamna aigi awaba sumaina na phongdokna eba aduna si comment je ai lokhatab sungam deba suba comment me amje dai ise wari singje tabada nupa amani haibada ikaijaba phawi nupa di nupa thokna yum palaningi aduga nupi singsu ahanba soikhrabasu ani suba yum pange khallabadi nupa dugi mari makhong sengna thijillu ipai imagi ipai puna habiramba song dingaida tapam hana yengbiu haibado tawhaningi yam phajagre koi mai tai pauro paukta haije yam phajai ipana hairi mak yam summabani ko ado ipana koi gi nupa mani haibada ikai ba phawi gaije ipa papa nupa me am julaye ado akoi june nupi amani haibada ikai ba phawa matang ga ju laye nupi phatabagi wari mayam marakta adagiri kamela mana aina ngang oiringai ima baba ani na khatnaraga tumpham chafam khangdana len khibado ningsingi ise wari singsina nungsidra haugi wari ga loi ningsang ai ne ba aduna ngang jingda khana ba jam uhan biroi je bako demana hai ise khoi su baba lai khidaba da imana ngau hoba kena lai jaramba ipwana lai tamba toklaga imung punaba thabak su boina chatpa masigi saina se thoktaba mina di khangoi ko hai yam lai bazan ko chumbane adu hona badi lepadi yate mapana ngan na lai hidaba sai theng phangba mayam je loi na hai rai jine ba demana ise ma theng ba hingda pung drama thoi kari baro ama da nupi thiraba nupa amaga lechabi amaga walking chatlure aduga nupa sina thongal phau thenjillame wari sanaba chatlaga nupa mayumna police ta takle crime thokle haujik nupi mayumna kari tawba yabage nupa mayumna oina tawra ine ba nupi thibamga
ꯂꯩꯁꯥꯕꯤꯒ ꯑꯍꯤꯡꯗ ꯋꯥꯀꯤꯡ ꯆꯠꯂꯨꯔꯕ ꯍꯟꯖꯜꯂ ꯊꯤꯟꯖꯜꯂꯝꯃꯕ ꯑꯗꯨꯒ ꯅꯨꯄꯥ ꯃꯌꯨꯝꯗꯨꯅ ꯑꯣꯏꯅ ꯄꯨꯂꯤꯁ ꯇꯥꯛꯂꯛꯑꯦ ꯍꯥꯏꯕꯅꯦꯕꯀꯣ ꯁꯤ ꯋꯥꯊꯣꯛꯇꯤ ꯐꯖꯅ ꯆꯥꯎꯅꯔꯝꯃꯅꯤ ꯑꯗꯨꯅꯦ ꯅꯨꯄꯤ ꯊꯤꯕ ꯃꯌꯥꯝ ꯂꯩꯁꯥꯕꯤ ꯀꯣꯏꯕꯤꯔꯅꯨ ꯍꯥꯏꯁꯦ ꯑꯗꯣ ꯂꯩꯁꯥꯕꯤꯗꯨꯁꯨ ꯁꯤꯗꯤ ꯋꯥꯀꯤꯡ ꯆꯠꯃꯤꯟꯅꯔꯨꯔꯦꯒ ꯍꯥꯏꯁꯤꯅꯗꯤ ꯏꯅꯛ ꯅꯛꯅꯕ ꯃꯥ ꯅꯨꯄꯤ ꯊꯤꯔꯦ ꯈꯪꯕ ꯑꯣꯏꯗꯣꯏꯅꯦ ꯈꯪꯉꯒ ꯀꯣꯏꯅꯕꯁꯨ ꯌꯥꯎꯔꯤ ꯈꯪꯉꯒ ꯀꯣꯏꯅꯕꯈꯩꯗꯣ ꯑꯗꯨ ꯌꯥꯝ ꯐꯠꯇꯕ ꯀꯩꯅꯣꯅꯤꯀꯣ ꯈꯪ ꯀꯣꯏꯅꯔꯤꯗꯨꯗꯤ ꯌꯥꯝ ꯐꯠꯇꯕꯅꯦꯕ ꯑꯗꯨꯗꯤ ꯑꯔꯥꯟꯕꯅꯦꯕ ꯑꯩꯈꯣꯏꯗꯤ ꯈꯪꯗꯅ ꯂꯣꯠꯂ ꯀꯣꯏꯕꯤꯕꯗꯨꯒꯤ ꯁꯞꯄꯣꯔꯠ ꯇꯧꯖꯕꯩ ꯋꯥꯅꯦꯕ ꯈꯪꯉꯒ ꯀꯣꯏꯅꯕꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯁꯞꯄꯣꯔꯠ ꯇꯧꯖꯗꯦꯀꯣ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯌꯥꯝ ꯑꯣꯏꯔꯦ ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯕు ꯄꯣꯛꯄꯤꯔꯝꯕꯁꯦ ꯋꯥꯈꯜ ꯌꯥꯝ ꯆꯥꯎꯊꯣꯛꯆꯩ ꯏꯃꯥꯁꯨ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯕꯕꯥ ꯂꯩꯈꯤꯗꯕ ꯆꯍꯤ 10 ꯐꯥꯔꯦ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯃꯌꯨꯝ ꯄꯥꯟꯒꯦ ꯈꯟꯗꯈꯩ ꯑꯩꯈꯣꯏꯕꯨ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯂꯣꯏꯅ ꯁꯦꯝꯕꯤꯔꯦ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯒꯤ ꯏꯃꯥꯗꯣꯀꯣ ꯑꯗꯒꯤ ꯑꯃꯅ ꯅꯨꯄꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯄꯪꯉꯤꯗ ꯋꯥꯔꯤ ꯑꯌꯥꯝꯕꯅ ꯏꯃꯨꯡ ꯎꯊꯣꯛꯈ꯭ꯔꯦ ꯊꯦꯡꯉꯦ ꯃꯝꯃꯦ ꯆꯪꯕ ꯀꯤꯔꯦ ꯐꯨꯔꯅꯦꯅ ꯅꯨꯄꯥꯗꯨꯗ ꯆꯦꯟꯕ ꯉꯥꯛꯇ ꯅꯨꯄꯥꯗꯨꯒꯤ ꯀꯦꯔꯦꯛꯇꯔꯗꯣ ꯂꯩꯕꯗ ꯅꯨꯡꯉꯥꯏꯔꯣꯏ ꯈꯪꯉꯗꯤ ꯌꯨꯝꯒꯤ ꯃꯤꯅ ꯐꯨꯈꯤꯕꯅ ꯐꯠꯇ꯭ꯔꯥ ꯉꯥꯛꯇꯪ ꯈꯥꯡꯕꯅ ꯐꯠꯇ꯭ꯔꯥ ꯄꯨꯟꯁꯤ ꯆꯨꯞꯄ ꯋꯥꯒꯗꯕ ꯑꯣꯏꯔꯗꯤ ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯑꯗꯨꯝ ꯇꯥꯏ ꯃꯁꯤ ꯅꯨꯡꯉꯥꯏꯖꯗꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯍꯟꯅꯤꯡꯉꯤ ꯌꯥꯝ ꯆꯨꯝꯃꯦ ꯊꯦꯡꯉꯦ ꯃꯝꯃꯦ ꯑꯗꯨ ꯇꯧꯔꯦ ꯏꯕꯨꯡ ꯎꯊꯣꯛꯈ꯭ꯔꯦ ꯏꯄꯥ ꯎꯊꯣꯛꯈ꯭ꯔꯦꯅ ꯆꯦꯟꯕ ꯌꯥꯝ ꯌꯥꯎꯗ꯭ꯔꯥ ꯑꯗꯨꯅ ꯌꯥꯝ ꯁꯣꯏ ꯍꯥꯏꯕ ꯑꯗꯩ ꯃꯊꯪꯗ ꯑꯃꯨꯛ ꯍꯥꯏ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯅꯨꯄꯤꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏ ꯊꯧꯅꯥ ꯂꯩꯁꯦ ꯏꯆꯥꯒꯤꯗꯃꯛ ꯅꯨꯄꯥ ꯌꯥꯎꯗ꯭ꯔꯁꯨ ꯊꯧꯅꯥ ꯐꯅ ꯁꯤꯡꯅꯕ ꯑꯃꯒꯤ ꯃꯈꯥꯗ ꯍꯤꯡꯁꯦ ꯑꯩꯈꯣꯏ ꯈꯨꯠ ꯈꯣꯡ ꯇꯦꯛꯇꯤꯌꯦ ꯃꯤꯠ ꯇꯥꯡꯗꯤꯌꯦ ꯑꯁ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯆꯨꯝꯃꯦꯕ ꯅꯨꯄꯥ ꯌꯥꯎꯗ꯭ꯔꯗꯤ ꯍꯤꯡꯕꯁꯦ ꯁꯨꯡꯌꯥꯃꯛ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯂꯩꯇꯦꯕ ꯇꯉꯥꯏ ꯐꯗꯅ ꯂꯩꯈꯤꯗ꯭ꯔꯦ ꯈꯣꯠꯈꯤꯗ꯭ꯔꯦ ꯍꯥꯏꯔꯗꯤꯅꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯏꯆꯥꯒꯤꯗꯃꯛ ꯍꯤꯡꯕ ꯇꯥꯕꯅꯦꯕ ꯌꯥꯝ ꯆꯨꯝꯕꯅꯦ ꯑꯗꯨꯒ ꯀꯃꯦꯟꯇꯤ ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯔꯤꯀꯣ ꯑꯩ ꯈꯔ ꯊꯨꯅ ꯑꯗꯨꯝ ꯄꯥꯊꯣꯔꯛꯀꯦ ꯍꯣꯏ ꯀꯃꯦꯟꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯒꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯋꯥꯏ ꯍꯥꯞꯄꯤꯕꯅꯤ ꯍꯥꯏꯕꯗꯤ ꯀꯃꯦꯟꯁꯤꯡꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯀꯌꯥ ꯑꯃ ꯇꯥꯕ ꯉꯝꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯤꯗꯕꯦꯛꯇꯨꯅꯁꯨ ꯑꯩꯈꯣꯏꯅꯁꯨ ꯁꯦꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗꯁꯨ ꯋꯥꯈꯜ ꯂꯧꯁꯤꯡ ꯀꯌꯥ ꯑꯃ ꯄꯤꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯀꯃꯦꯟꯁꯤꯁꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯃꯅꯤ ꯃꯌꯥꯝ ꯑꯗꯨꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯃꯦꯟꯁ ꯑꯗꯨꯝ ꯊꯝꯕꯤꯔꯛꯎ ꯄꯥꯈꯠꯄ ꯑꯩꯈꯣꯏ ꯄꯥꯊꯣꯔꯛꯇꯦ ꯍꯥꯏꯕꯒꯤ ꯊꯣꯏꯗꯣꯛꯄ ꯑꯗꯨꯒꯨꯝꯕ ꯈꯟꯅꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯃꯌꯥꯝꯗꯨꯃꯗꯤ ꯂꯣꯏꯅꯃꯛ ꯐꯣꯡꯗꯣꯛꯄꯤꯔꯛꯎ ꯍꯥꯏꯕꯗꯤ ꯈꯨꯗꯣꯡꯆꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯥꯊꯣꯛꯄ ꯌꯥꯕꯈꯣꯏꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯥꯊꯣꯛꯆꯒꯦ ꯑꯗꯣ ꯃꯊꯪꯒꯤ ꯀꯃꯦꯟꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯗꯤ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯏꯁꯥꯒꯤ ꯏꯄꯨꯔꯣꯏꯕ ꯅꯠꯇꯅ ꯏꯁꯥꯒꯤ ꯅꯨꯄꯤ ꯏꯄꯨꯔꯣꯏꯕ ꯅꯠꯇꯕ ꯏꯁꯥꯒꯤ ꯅꯨꯄꯤ ꯅꯠꯇꯕ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯤ ꯑꯃꯕꯨ ꯊꯃꯣꯏꯗ ꯂꯥꯠꯂꯒ ꯀꯥꯎꯉꯝꯗꯅ ꯊꯝꯕꯁꯦ ꯄꯥꯝꯖꯗꯦ ꯅꯨꯡꯁꯤꯅꯒꯦꯔꯥ ꯅꯨꯡꯁꯤꯅꯔꯣꯏꯔꯥ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯒ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯅꯠꯇꯅ ꯋꯥꯈꯜ ꯊꯝꯃꯣꯏꯗꯕꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯌꯥꯝ ꯆꯨꯝꯃꯦ ꯏꯅꯥꯎ ꯑꯗꯣ ꯀꯥꯎꯕ ꯉꯝꯗꯗꯅꯅꯦ ꯀꯥꯎ ꯌꯥꯗꯕ ꯁꯤꯅꯦꯕ ꯈ꯭ꯋꯥꯏ ꯂꯨꯔꯤꯁꯦ ꯑꯗꯨꯒꯤꯅꯦꯕꯀꯣ ꯅꯨꯡꯁꯤꯕ ꯀꯥꯏꯅꯕ ꯃꯩꯆꯥꯛꯑꯅ ꯃꯃꯤꯡ ꯆꯠꯂꯒ ꯂꯩꯔꯝꯃꯤꯁꯦ ꯑꯗꯣ ꯁꯤꯁꯦ ꯁꯠꯄꯨ ꯀꯥꯎ ꯌꯥꯔꯕ ꯀꯅꯥꯁꯨ ꯈꯜꯂꯒ ꯋꯥꯔꯒꯗꯤ ꯂꯩꯅꯤꯡꯕ ꯅꯠꯇꯦꯕ ꯀꯥꯎ ꯌꯥꯗꯕꯅꯦꯕ ꯃꯣꯏꯅ ꯇꯧꯅꯩꯗꯣ ꯀꯥꯎꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕꯅꯤ ꯍꯥꯏꯕꯗꯤ ꯌꯨꯝ ꯄꯥꯜꯂꯒꯗꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯣ ꯋꯥꯊꯣꯛ ꯑꯃꯨꯛ ꯂꯥꯛꯑꯒꯗꯤ ꯌꯥꯝꯅ ꯑꯔꯥꯟꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅ ꯅꯨꯡꯁꯤꯕ ꯂꯥꯠꯂꯒ ꯊꯝꯃꯤꯕ ꯀꯥꯎꯉꯝꯗꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯀꯥꯎꯊꯣꯛꯑꯁꯤꯀꯣ ꯑꯩꯒꯤ ꯂꯩꯔꯤꯕ ꯏꯄꯨꯔꯣꯏꯕ ꯑꯩ ꯅꯨꯄꯤ ꯑꯣꯏꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯁꯦꯕ ꯑꯗꯩ ꯑꯃꯅ ꯏꯆꯦ ꯋꯥꯔꯤꯁꯤꯡꯁꯦ ꯇꯥꯔꯒ ꯈꯪꯉꯦ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯑꯌꯥꯝꯕꯅ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯅꯔꯤ ꯍꯥꯏꯕꯁꯦ ꯑꯁꯦꯡꯕ ꯈꯪꯉꯦ ꯌꯥꯝ ꯆꯨꯝꯕꯅꯤ ꯍꯥꯏꯗꯣꯛꯅꯗꯕ ꯋꯥꯅꯦꯕ ꯑꯗꯒꯤ ꯑꯃꯅ ꯍꯥꯏ ꯋꯥꯔꯤꯁꯦ ꯍꯧꯖꯤꯛꯀꯤ ꯏꯟꯈꯠꯂꯛꯂꯤꯕ ꯅꯨꯄꯤꯁꯤꯡꯁꯦ ꯌꯥꯝꯅ ꯇꯥꯍꯟꯅꯤꯡꯉꯦ ꯋꯥꯔꯤꯁꯦ ꯇꯥꯔꯗꯤ ꯀ꯭ꯔꯥꯏꯝꯁꯦ ꯈꯔꯗꯤ ꯍꯟꯊꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯅꯨꯄꯤꯁꯤꯡꯁꯦ ꯌꯥꯝꯅꯁꯨ ꯄꯪꯃꯟꯈ꯭ꯔꯦ ꯑꯁꯦꯡꯕ ꯄꯪꯃꯟꯈ꯭ꯔꯦꯕ ꯃꯥꯒꯤ ꯁꯤꯒꯤ ꯑꯔꯣꯏꯕꯒꯤ ꯁꯤꯒꯤ ꯋꯥꯍꯩ ꯃꯇꯦꯛꯁꯦ ꯁꯤꯒꯤꯅꯦ ꯑꯩꯅ ꯁꯤ ꯀꯃꯦꯟ ꯂꯧꯈꯠꯂꯛꯏꯁꯦ ꯅꯨꯄꯤꯁꯤꯡꯁꯦ ꯌꯥꯝꯅꯁꯨ ꯄꯪꯃꯟꯈ꯭ꯔꯦ ꯍꯥꯏꯁꯦ ꯄꯪꯃꯟꯗꯅꯁꯨ ꯀ꯭ꯔꯥꯏꯝ ꯌꯥꯝ ꯊꯣꯛꯑꯦ ꯄꯪꯒꯅꯨ ꯅꯨꯄꯤ ꯅꯣꯏ ꯁꯤꯡꯉꯣꯀꯣ ꯑꯗꯩ ꯀꯃꯦꯟ ꯑꯃꯗꯅ ꯋꯥꯔꯤꯁꯦ ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯃꯤꯒꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯒꯤ ꯋꯥꯔꯤꯁꯦ ꯑꯩꯒ ꯈꯔꯗꯤ ꯃꯥꯟꯅꯩ ꯃꯥꯒꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯒꯤ ꯋꯥꯔꯤꯁꯦ ꯑꯩꯒ ꯈꯔꯗꯤ ꯃꯥꯟꯅꯩ ꯑꯗꯨꯅ ꯊꯃꯣꯏꯗ ꯄꯥꯜꯂꯦ ꯅꯨꯡꯁꯤꯅꯗꯕ ꯅꯨꯄꯥꯗ ꯂꯩꯔꯨꯕ ꯑꯁꯤꯅ ꯉꯁꯤꯗꯤ ꯋꯥꯍꯜꯂꯦ ꯕꯗꯅꯥꯝꯁꯨ ꯄꯤꯕꯤꯕ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯁꯦ ꯑꯁꯤꯔꯥ ꯃꯥꯅꯦ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯁꯦ ꯑꯁꯤꯅꯦ ꯑꯁꯦꯡꯕ ꯑꯁꯤꯅꯤ ꯑꯗꯩ ꯃꯊꯪꯒꯤ ꯀꯃꯦꯟꯁꯤꯅ ꯍꯤꯡꯕꯁꯦ ꯅꯨꯄꯥ ꯌꯥꯎꯗ꯭ꯔꯗꯤ ꯁꯨꯡꯌꯥꯃꯛ ꯌꯥꯗ꯭ꯔꯕ ꯖꯥꯠꯂꯥ ꯏꯆꯥꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ ꯏꯆꯥ ꯌꯥꯎꯗ꯭ꯔꯕ ꯑꯩ ꯍꯤꯡꯕ ꯉꯝꯂꯣꯏ ꯅꯨꯄా ꯌꯥꯎꯗ꯭ꯔꯁꯨ ꯑꯩ ꯍꯤꯡꯕ ꯉꯝꯒꯅꯤ ꯏꯆꯥꯅ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤꯗꯤ ꯊꯋꯥꯏꯅꯤ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯏꯆꯥꯁꯤꯕꯨ ꯀꯔꯤꯒꯤ ꯍꯨꯟꯗꯣꯛꯂꯝꯂꯒ ꯅꯌꯨꯝ ꯄꯥꯜꯂꯤꯅꯣ ꯅꯪꯗꯤ ꯅꯌꯨꯝ ꯄꯥꯟꯈꯤꯅꯤ ꯅꯨꯄꯥꯁꯨ ꯅꯨꯄꯤ ꯊꯤꯈꯤꯅꯤ ꯏꯆꯥꯁꯤꯡꯒꯤ ꯄꯨꯟꯁꯤꯗꯤ ꯃꯩꯁꯥ ꯃꯔꯛꯇ ꯍꯤꯡꯍꯧꯅꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡ ꯏꯆꯥꯒꯤꯗꯃꯛ
ꯍꯤꯡꯈꯤꯁꯤ ꯏꯆꯥꯒꯤꯗꯃꯛ ꯉꯝꯂꯣꯏꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯌꯥꯝ ꯆꯨꯝꯃꯤ ꯏꯅꯥꯎꯒꯤ ꯁꯨꯝ ꯋꯥꯈꯜꯁꯦ ꯂꯣꯏ ꯈꯟꯃꯤꯟꯅꯔꯁꯤꯀꯣ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯌꯥꯝꯅ ꯑꯗꯨꯒ ꯃꯊꯪꯗꯅ ꯅꯦꯅꯦ ꯑꯔꯥꯝꯕꯥꯏ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯌꯨꯅꯤꯠꯀꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯏꯒꯤ ꯄꯜ ꯉꯥꯛꯄꯒꯤ ꯋꯥꯁꯛ ꯂꯧꯍꯟꯈꯤꯕ ꯑꯗꯨꯃꯥꯏꯅ ꯃꯧ ꯃꯌꯥꯝꯁꯨ ꯌꯨꯝ ꯑꯅꯤꯔꯛ ꯄꯥꯟꯗꯕ ꯍꯥꯏꯅ ꯋꯥꯁꯛ ꯂꯧꯕꯅ ꯐꯔꯅꯤ ꯌꯥꯝ ꯀꯨꯏꯔꯦ ꯏꯅꯥꯎ ꯑꯩꯈꯣꯏꯅꯅꯦ ꯃꯧ ꯃꯌꯥꯝ ꯅꯨꯄꯥ ꯀꯣꯏꯈꯠꯂꯛꯄ ꯌꯨꯝ ꯄꯥꯜꯂꯛꯄꯗꯒꯤ ꯃꯧ ꯑꯝꯇ ꯅꯨꯄा ꯀꯣꯏꯔꯣꯏꯁꯤ ꯌꯨꯝ ꯄꯥꯟꯊꯣꯛꯑꯣꯏꯁꯤꯅꯅꯦ ꯂꯝꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡꯗ ꯁꯤꯟꯅꯔꯒ ꯑꯩꯈꯣꯏꯅ ꯊꯧꯗꯥꯡ ꯂꯧꯔꯛꯈꯤꯕ ꯌꯥꯝ ꯀꯨꯏꯔꯦ ꯑꯗꯨꯒ ꯑꯃꯅ ꯏꯆꯦ ꯃꯆꯥ ꯅꯤꯉꯣꯜ ꯄꯣꯛꯄꯤ ꯃꯃꯥꯅꯗꯤ ꯃꯆꯥꯗꯣ ꯄꯨꯡ ꯀꯛ ꯆꯥꯎꯔꯛꯄꯗꯒꯤ ꯇꯠꯇꯅ ꯍꯥꯏ ꯍꯌꯦꯡꯅ ꯌꯨꯝ ꯄꯥꯜꯂꯒ ꯃꯤꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯒꯅꯨ ꯅꯄꯨꯔꯣꯏꯕꯅ ꯉꯥꯡꯕꯗ ꯈꯨꯝꯒꯅꯨ ꯅꯅꯦꯝ ꯅꯀꯨꯕꯨ ꯍꯦꯛ ꯄꯣꯛꯄ ꯏꯃꯥꯅꯤ ꯏꯄꯥꯅꯤ ꯍꯥꯏꯅ ꯈꯟꯒꯗꯕꯅꯤ ꯍꯥꯏꯅ ꯑꯗꯒꯤ ꯅꯨꯄꯥꯗꯨꯒꯤ ꯂꯩꯔꯝꯂꯤꯕ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯗꯣ ꯄꯣꯛꯃꯤꯟꯅꯕ ꯅꯆꯤꯟ ꯃꯅꯥꯎꯗꯧꯅ ꯈꯜꯂꯒ ꯂꯣꯏꯅꯒꯗꯕꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤ ꯑꯩꯅ ꯈꯪꯍꯟꯅꯤꯡꯕꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯅꯨꯄꯥꯗ ꯅꯨꯄꯤ ꯂꯨꯅ ꯇꯧꯒꯗꯕꯅꯤ ꯅꯨꯄꯤ ꯐꯨꯕ ꯌꯥꯗꯦ ꯅꯨꯄꯤꯒꯤ ꯃꯃꯥ ꯃꯄꯥꯕꯨ ꯅꯃꯥ ꯅꯄꯥꯅꯤ ꯈꯟꯒꯗꯕꯅꯤ ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯅꯆꯤन ꯃꯅꯥꯎꯅꯤ ꯈꯟꯒꯗꯕꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯀꯌꯥ ꯌꯥꯎꯔꯝꯒꯗꯒꯦ ꯊꯥꯖꯗꯦ ꯃꯆꯥ ꯅꯤꯉꯣꯜꯗ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒꯨꯝ ꯃꯆꯥꯅꯨꯄꯥꯁꯤꯡꯗꯁꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯩꯁꯥ ꯂꯥꯡꯅꯔꯤꯕ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯤꯁꯤꯡꯅ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕꯒꯤ ꯆꯥꯡ ꯋꯥꯡꯂꯤꯕꯁꯦ ꯈꯔ ꯍꯟꯊꯔꯛꯀꯅꯤ ꯌꯥꯝ ꯆꯨꯝꯃꯦ ꯀꯃꯦꯟꯁꯦ ꯑꯩꯁꯨ ꯗꯔꯀꯥꯔ ꯂꯩꯕ ꯌꯥꯝ ꯐꯖꯕ ꯑꯣꯏꯕꯒꯤ ꯉꯥꯛꯇꯅꯦꯕ ꯂꯧꯈꯠꯂꯤꯕ ꯁꯤꯡꯁꯦꯀꯣ ꯑꯩ ꯖꯖ ꯑꯗꯨꯝ ꯄꯥꯊꯣꯛꯆꯔꯛꯀꯦ ꯑꯩꯁꯨ ꯈꯨꯠꯀꯁꯦ ꯁꯤꯙꯔꯒꯅꯦ ꯑꯍꯤꯡ ꯇꯨꯝꯗꯒ ꯁꯤꯟꯗꯣꯛꯏꯅꯦ ꯑꯗꯨꯒ ꯁꯤꯟꯗꯣꯛ ꯂꯣꯏꯔꯒ ꯑꯃꯨꯛꯁꯨ ꯄꯥꯔꯤꯅꯤ ꯑꯗꯨ ꯅꯠꯇꯗꯤ ꯂꯥ ꯇꯧꯋꯦꯕ ꯃꯤꯠꯀꯁꯦ ꯁꯣꯛꯆꯔꯁꯅꯣꯅ ꯑꯩ ꯀꯃꯦꯟꯁꯦ ꯁꯨꯛ ꯐꯖꯕꯁꯤꯕꯣꯅ ꯁꯤꯟꯗꯣꯛꯏꯅꯦꯕ ꯑꯗꯩ ꯑꯃꯅ ꯅꯦꯅꯦ ꯑꯩꯒꯤ ꯀꯃꯦꯟꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇꯗꯤ ꯄꯤꯕꯤꯔꯛꯎ ꯃꯃꯥꯡꯗꯁꯨ ꯀꯌꯥꯔꯛ ꯍꯪꯖꯈ꯭ꯔꯦ ꯃꯔꯨ ꯑꯣꯏꯗꯦ ꯈꯟꯕꯒꯤꯔ ꯈꯪꯗꯦ ꯑꯃꯨꯛꯇꯗꯤ ꯂꯧꯈꯠꯄꯤꯔꯛꯎ ꯅꯦꯅꯦꯅ ꯃꯥꯁꯦ ꯕ꯭ꯂꯦꯛ ꯑꯥꯔꯠꯀꯤ ꯋꯥꯔꯤ ꯁꯤꯡꯗꯣ ꯑꯃꯨꯛꯇ ꯂꯤꯕꯤꯌꯨ ꯍꯥꯏꯌꯦ ꯑꯩ ꯂꯤꯅꯤꯡꯉꯦꯕ ꯑꯩ ꯏꯃꯤꯠꯁꯤꯅ ꯎꯔꯕꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯇꯒꯅꯦ ꯂꯥꯏ ꯐꯗꯤꯕꯤ ꯈꯣꯏꯔꯨꯅ ꯃꯤ ꯁꯥꯕꯒ ꯍꯥꯏꯕꯗꯣ ꯑꯗꯨ ꯇꯧꯔꯒ ꯃꯕꯨꯛꯇ ꯌꯦꯇꯨꯝꯅꯒ ꯊꯤꯟꯖꯟꯕꯗꯣ ꯗꯥꯏꯔꯦꯛ ꯄꯨꯈꯠꯅꯔꯛꯑꯦ ꯍꯥꯏꯕ ꯑꯗꯣ ꯑꯩ ꯂꯤꯒꯦꯕ ꯏꯅꯥꯎ ꯁꯣꯏꯗꯅꯀꯣ ꯑꯗꯨꯒ ꯏꯆꯦ ꯏꯄꯥ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯁꯣꯏꯐꯗ꯭ꯔꯕ ꯌꯨꯝꯕꯨꯔꯦꯝꯕ ꯑꯃꯠꯇ ꯐꯥꯎ ꯌꯥꯎꯖꯗꯕ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯖꯕ ꯏꯃꯨꯡꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕꯁꯦ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯗꯩ ꯃꯄꯥ ꯂꯤꯡꯅ ꯂꯩꯕꯁꯤꯡꯅꯗꯤ ꯈꯪꯉꯔꯣꯏ ꯃꯤꯅ ꯍꯦꯟꯖꯤꯜꯂꯛꯇꯅꯕ ꯍꯣꯠꯅꯕꯗ ꯃꯣꯏ ꯏꯃꯨꯡꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯄꯤꯁꯤꯡꯁꯦ ꯀꯥꯔꯟ ꯇꯥꯔꯨꯅꯨ ꯍꯤꯡꯆꯥꯕꯤ ꯉꯥꯛꯇꯅꯤ ꯍꯥꯏꯅꯔꯦ ꯌꯨꯝ ꯄꯥꯟꯕꯒ ꯈꯪꯗꯣꯏ ꯃꯥꯟꯗ꯭ꯔꯦ ꯏꯅꯥꯎ ꯊꯧꯅꯥ ꯂꯩꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯩ ꯑꯃꯅ ꯍꯥꯏꯔꯦ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯍꯥꯟꯅ ꯇꯥꯅꯤꯡꯗꯦ ꯊꯥꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯐꯨꯒꯦꯒ ꯇꯧꯏ ꯑꯩꯉꯣꯟꯗ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯦ ꯍꯦꯛ ꯊꯥꯕꯒ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯃꯦꯟ ꯄꯤꯐꯝ ꯌꯥꯎꯗ꯭ꯔꯥ ꯑꯩꯈꯣꯏ ꯏꯇꯩ ꯏꯅꯥꯎꯁꯨ ꯄꯨꯟꯅ ꯇꯥꯃꯤꯟꯅꯖꯔꯤ ꯑꯝꯇ ꯍꯥꯏꯀꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯁꯨꯃꯥꯏꯅ ꯇꯥꯃꯤꯟꯅꯕꯁꯦ ꯄꯥꯝꯃꯦꯕ ꯇꯥꯔꯀꯥꯟꯗꯗꯤ ꯅꯨꯄꯥꯈꯩꯁꯨ ꯈꯪꯉꯛꯏꯅꯦꯕ ꯑꯣ ꯁꯤꯗꯤ ꯅꯨꯄꯥ ꯍꯨꯟꯕ ꯌꯣꯟꯕ ꯅꯨꯄꯥ ꯐꯠꯇꯕꯒꯤ ꯅꯨꯄꯤ ꯊꯥꯒꯠꯄꯩ ꯋꯥꯔꯤ ꯅꯠꯇꯦꯅꯦ ꯑꯐꯕꯅ ꯑꯐꯕ ꯐꯠꯇꯕꯅ ꯐꯠꯇꯕ ꯒꯤꯅꯤ ꯁꯤꯗꯤꯅꯅꯦ ꯈꯪꯉꯛꯏꯅꯦꯕ ꯑꯗꯣ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯦ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏ ꯏꯇꯩ ꯏꯅꯥꯎꯁꯨ ꯄꯨꯟꯅ ꯇꯥꯃꯤꯟꯅꯖꯔꯤꯅ ꯀꯃꯦꯟ ꯄꯤꯀꯣ ꯍꯥꯏ ꯏꯅꯥꯎ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯦ ꯄꯥꯊꯣꯛꯆꯔꯦꯀꯣ ꯅꯆꯦꯅ ꯑꯗꯩ ꯑꯃꯅ ꯏꯆꯦ ꯅꯨꯄꯤꯒ ꯄꯣꯛꯃꯤꯟꯅꯕ ꯏꯄ꯭ꯋꯥ ꯅꯨꯄꯥꯒ ꯄꯣꯛꯃꯤꯟꯅꯕꯅ ꯏꯅꯥꯎ ꯅꯨꯄꯥ ꯍꯥꯏꯕꯤꯌꯨ ꯏꯆꯦꯗ ꯇꯥꯛꯆꯕ ꯅꯠꯆꯗꯦ ꯍꯣꯏ ꯏꯅꯥꯎꯅꯦ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯁꯤꯁꯦꯀꯣ ꯋꯥꯔꯤ ꯂꯤꯕꯗꯅꯦ ꯏꯄ꯭ꯋꯥ ꯅꯨꯄꯥꯒ ꯍꯥꯏꯕ ꯁꯨꯝ ꯀꯣꯏꯕꯩ ꯁꯠ ꯂꯥꯎꯅ ꯏꯅꯥꯎꯄꯥ ꯃꯅꯥꯎꯄꯥꯒ ꯍꯥꯏꯖꯟꯈꯤꯕꯗꯨꯅꯦꯕꯀꯣ ꯑꯗꯣ ꯏꯅꯥꯎ ꯁꯣꯏꯗꯅꯕ ꯍꯣꯠꯅꯖꯒꯦꯀꯣ ꯑꯗꯨꯒ ꯏꯆꯦꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯏꯅꯥꯛꯇ ꯂꯩꯔꯤꯕ ꯏꯄꯨꯔꯣꯏꯕ ꯏꯅꯦꯝꯕꯣꯛ ꯏꯅꯥꯛꯇ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯏꯆꯦꯅ ꯂꯤꯔꯛꯄ ꯋꯥꯔꯤꯁꯤꯗ ꯏꯁꯥꯗ ꯊꯣꯛꯈꯤꯕ ꯆꯥꯅꯕ ꯃꯌꯥꯝ ꯌꯥꯎꯕꯗꯒꯤ ꯃꯁꯥ ꯃꯁꯥꯒ ꯆꯥꯅꯕꯁꯦ ꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯩ ꯆꯥꯅꯕꯗꯁꯨ ꯁꯦꯝꯗꯣꯛ ꯆꯥꯍꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯐꯪꯖꯗꯣꯏꯅꯤ ꯋꯥꯔꯤꯁꯤꯡꯁꯦ ꯇꯥꯕꯗ ꯌꯥꯝ ꯀꯤꯕ ꯐꯥꯎꯏ ꯑꯁꯦꯡꯕ ꯑꯗꯨꯒ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯂꯥꯏꯅ ꯈꯜꯍꯟꯅꯤꯡꯗꯦ ꯑꯃꯨꯛ ꯍꯟꯅ ꯄꯣꯛꯄ ꯉꯝꯅꯤ ꯉꯝꯃꯣꯏ ꯈꯪꯗꯕ ꯃꯄꯣꯛꯅꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯊꯕꯛ ꯈꯨꯗꯤꯡ ꯄꯥꯡꯊꯣꯛꯄꯤꯌꯨ ꯃꯥꯅꯤ ꯌꯥꯝ ꯆꯨꯝꯃꯤꯀꯣ ꯏꯅꯥꯎꯅ ꯍꯥꯏꯁꯦ ꯑꯗꯩ ꯏꯆꯦ ꯏꯄꯤꯁꯣꯠ ꯍꯧꯕꯗꯒꯤ ꯇꯥꯕꯗ ꯁꯣꯏꯐꯗ꯭ꯔꯕ ꯌꯨꯝꯕꯨꯔꯦꯝꯕ ꯍꯥꯏꯕ ꯉꯁꯤꯒꯤ ꯏꯄꯤꯁꯣꯠꯁꯤꯅ ꯏꯍꯦꯟ ꯍꯦꯟꯅ ꯅꯨꯡꯁꯤ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯃꯄꯣꯛ ꯅꯨꯄꯥꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯤ ꯍꯤꯡꯕ ꯑꯃꯗꯤ ꯏꯆꯥ ꯁꯦꯝꯕꯁꯦ ꯅꯨꯄꯥꯒꯤ ꯆꯥꯎꯔꯕ ꯊꯧꯗꯥꯡꯅꯦ ꯍꯥꯏꯕꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯥꯛꯄꯤꯔꯦ ꯃꯥꯅꯦ ꯏꯅꯥꯎ ꯑꯁꯦꯡꯕꯒꯤꯅꯦꯕ ꯏꯄꯨꯔꯣꯏꯕꯒꯤ ꯃꯔꯨꯝ ꯊꯨꯞꯄꯨꯕ ꯑꯩꯈꯣꯏꯁꯦ ꯑꯁꯦꯡꯕꯒꯤꯅꯤꯀꯣ ꯑꯗꯩ ꯑꯃꯅ ꯍꯥꯏꯔꯦ ꯑꯁ ꯌꯥm ꯐꯖꯩꯌꯦ ꯏꯅꯥꯎꯅ ꯍꯥꯏꯔꯛꯏꯁꯦꯀꯣ as a mom my heart is male 하이도 많이 거 또
listen first story haiba tu chungba khanghaude mama na sirage haiba matamda aisu lake mama haibado hoi ado love from New Zealand haiba New Zealand thank you so much yam lapna tabi bako mani ado inaw gi sigi English ki wahai sentence yam phajai ko mani ado yamana imana phana wana honarabasu ipana ngangon badagi imungda nomata harawna nungaina leiba phanglakhidaba gyan hek tarakpadagi ima ipa khana bada uraga lakpagi awaba babana nupi koibagi imana wakiba maraktuda kayam wana lelakhi haujiksu kawba ngamde yam wana lelakpa punsi amagi wari je sumnagi sentence ahum mari da phongdora ine mani ha adayamana haire ina wafam matang de hangjaningi walgi apauba Napoleon na haibiramba afaba ima matang piyu prithibi joy tauge haina adubu phattaba mama nadi samaj manghalli phattaba mapana su samaj manghalli hainingi ai wakhalon dadi inawi wakhanda kari lege Napoleon gi wafam jida mo thambi wa sigi ne apauba kogi Napoleon gi wahai je ina angang oi ngai de dom nainaraga la eba sigi wahai je ko sije mana moina hinguriba society gi view du da haibane ba akoi gi society gi views da kitang chana ba wat le ba moi gi nong sup long gi di akoi gi nupi jing je khang ba kan da ba sa mayum pan thok pa do adu gi moi masa jing jina thengna hoba sai theng du na aduna mama jing jina phajana lepi raga di prithibi joy taw ngam ne hai ne ba ado hojikti akoi gi lam da ju khagak pudi sana re aduga akoi gi da ju masa hondo mayum pan ba puri bai mayum dai mayum pan ba am yaura bani na aduga akoi gi society simak ta da di sigi kaino je kitang chana ba wat le ba khoi gi nupi jing jina khang kal laga ma puri bina yu tha ju ni sa ju nupi ko ju nupi lo la ju masa hona raga ga leija ba khoi gi di society ama khak oirak aga la am bane ba ko aduna mana hai wa hai yam kuira ba gi wa hai ni dana ima iben me amna admaina yam wana nupa khaina ra ju lukha oi ra ju yum pan dana khoi di admaina masa jing yolak pa society ama khak oi bane ba khoi gi lam ji di ko aduna khoi gi dadi khoi gi afaba ima amatang piyu prithibi joy tauge haibi motane afaba ima ipa amatang piyu walje prithibi joy tauge haibana sana gane ba admai khak aina as akhoi gi lam jiga di ka di sana phate khoi gi lam gi nupi jing di akhang badi kanjabani ko haidana aina sigi wafam jida dum ai sana nainar ga la eba ko adagi amakangna ise ningol na yum pali ba imung do khana saina ba thoklaga na manembok do phatte phattabai ni hai aduga somgi imung da khana saina ba thoklaga na mau phattaba laktana imung mahi lange hai sini tawna ri je phatri je kanano khangdre aseng bagi kanano khangdre ba ko adagi afaba khangi ba kangbu dana afaba dum to hanjaba adumak ni akhoina pamjaba su haibidi afaba isi tongan tahan biba nene ai su angang oiringai dagi saina khwai dagi phangba mioi ba singi manungda mani ipana yungau bagi saina imana koisen selaga migi mayumda lotpa ipana nupi koibagi awaba ibok hoina su yek nupi lawbagi sanghandabagi awaba ipana ga phattabaga yam wana leirei adugi adagi ibung amata yaujabado naraga leikhidre adui matung ibok hoina sanghalle haiduna nungai phom khangde imungdugi mi singna ikoibu phajana loina bide ipado leikhidre hojikti ipa leitraba matungda hena leiba nungai tre imado wakhal leina na adum naraga leire yungau bai pado leiringai matamdadi mina sumna thina haibadi ngamamde ibungdu matang leijaramadi mina asuk usitriba se ngamlam loidaba niko adubu honabadi lepa yade na honari punamak tungoi naram laga aigi isena hai aikoibu hojik nungsidriba mayam se hayeng tungda aikoina matik chaba mi amamam oiraga nungai yai phara abadi aigi mi ngakta oirakani haina mioi baibase asuk phattaba haina khalle yam summi ko koigi wana hinga iba punsi amani lira ije adai masi ajina hairiba koina pharadi hayeng tungda di akoi mi ngakta oirakani haije pharadi aigi mi wate phatradi wara kandadi kana leite habdu leba ado inaw kanna honabi ko ise ga noi gai thongnaw leina nene hare isa haiduiba ko isa be ma kanna honabi dai mathang dana ise yu yon baga yum thangna ba sayam waye yu yon phamdagi thorakpa crime leiradi libiro yamna talle yu haiba yu se yon dadi yam phadawni ngasi akhoi gi society gi nupa singse yu thakpagi sang yamna
ꯍꯦꯟꯒꯠꯂꯦ ꯑꯗꯨꯒ ꯑꯉꯥꯡ ꯄꯣꯛꯄꯒꯤ ꯆꯥꯡꯅ ꯌꯥꯝ ꯍꯟꯊꯔꯦ ꯃꯁꯤ ꯑꯌꯥꯝꯕ ꯅꯨꯄꯥꯅ ꯌꯨ ꯊꯛꯄꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄꯗꯒꯤꯅꯤ ꯑꯩꯈꯣꯏ ꯌꯨꯝꯊꯪꯅꯕꯒꯤ ꯅꯨꯄꯥꯁꯤꯡꯁꯦ ꯌꯨꯗ ꯂꯣꯏ ꯂꯥꯏꯆꯨꯔꯦ ꯊꯕꯛꯁꯨ ꯂꯣꯏ ꯇꯧꯏ ꯑꯩ ꯅꯨꯄꯥꯗꯤ ꯌꯨ ꯊꯛꯇꯦ ꯌꯨ ꯊꯛꯇꯕ ꯅꯨꯄꯥꯗ ꯂꯩꯕ ꯅꯣꯏꯗꯤ ꯅꯔꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯂꯕꯅꯤ ꯍꯥꯏꯌꯦ ꯃꯌꯥꯝꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯟꯅꯗ꯭ꯔꯁꯨ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕ ꯃꯌꯥꯝꯒꯤ ꯌꯨ ꯊꯛꯑꯒ ꯉꯥꯎꯔꯒ ꯑꯍꯤꯡꯗ ꯊꯦꯡꯅ ꯍꯜꯂꯛꯄꯩ ꯈꯟꯅꯕ ꯃꯌꯥꯝꯁꯤꯅ ꯅꯥꯀꯣꯡ ꯁꯤꯡꯖꯥ ꯌꯩꯔꯦ ꯑꯁꯦꯡꯕꯅꯤ ꯏꯅꯥꯎ ꯆꯨꯝꯃꯦ ꯅꯥꯀꯣꯡ ꯁꯤꯡꯖꯥ ꯌꯩꯅꯔꯦ ꯌꯨ ꯊꯛꯄꯩ ꯆꯥꯡꯁꯦ ꯌꯥꯝ ꯋꯥꯡꯈꯠꯂꯛꯑꯦ ꯑꯗꯨꯒ ꯌꯨ ꯊꯛꯇꯕ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯟꯕ ꯅꯣꯏꯗꯤ ꯅꯔꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯂꯕꯅꯤ ꯍꯥꯏꯗꯣ ꯆꯨꯝꯃꯕꯅꯤ ꯁꯥꯠꯂꯕꯅꯤ ꯑꯁꯦꯡꯕ ꯊꯝꯕꯥꯜꯅꯤ ꯁꯥꯠꯂꯤꯗꯣ ꯁꯅꯥꯒꯤ ꯊꯝꯕꯥꯜꯅꯤ ꯆꯨꯝꯅꯩ ꯊꯝꯕꯥꯜꯒ ꯅꯠꯇꯦ ꯏꯅꯥꯎ ꯑꯗꯣ ꯂꯩꯌꯦ ꯌꯨ ꯊꯛꯐꯝꯗꯒꯤ ꯊꯣꯛꯂꯛꯄ ꯀ꯭ꯔꯥꯏꯝꯁꯤꯡ ꯌꯥꯝ ꯂꯩꯈ꯭ꯔꯖꯥꯠꯅꯤꯀꯣ ꯌꯥꯝ ꯂꯩ ꯂꯤꯕ ꯑꯩ ꯁꯣꯛꯆꯟꯕ ꯖꯒꯥ ꯌꯧꯁꯟꯕ ꯉꯝꯗ꯭ꯔꯤ ꯑꯗꯩ ꯑꯃꯅ ꯍꯥꯏ ꯅꯨꯄꯤꯁꯦ ꯄꯥꯞ 8ꯅ ꯁꯦꯝꯕꯅꯤ ꯍꯥꯏꯕꯁꯦ ꯅꯨꯄꯤꯗ ꯊꯣꯛꯄ ꯀ꯭ꯔꯥꯏꯝꯁꯤꯅ ꯑꯣꯏꯕꯖꯥꯠꯅꯤ ꯃꯥꯅꯦ ꯄꯥꯞ 8ꯅ ꯁꯦꯝꯕꯒꯤꯅꯦꯕ ꯀ꯭ꯔꯥꯏꯝ ꯃꯌꯥꯝ ꯊꯣꯛꯑꯝꯃꯤꯁꯦ ꯑꯗꯩ ꯑꯃꯅ ꯍꯥꯏ ꯆꯥꯛꯄꯒꯤ ꯀꯃꯦꯟ ꯃꯌꯥꯝꯁꯤꯡꯁꯦ ꯇꯥꯔꯒ ꯏꯆꯦꯃ ꯑꯩꯁꯨ ꯀꯃꯦꯟ ꯑꯃꯠꯇ ꯄꯤꯖꯒꯦ ꯀꯃꯦꯟ ꯄꯤꯃꯟꯗꯅ ꯄꯥꯊꯣꯛꯄꯤꯔꯛꯀꯗ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯅꯨꯡꯁꯤꯕ ꯀꯤꯖꯗꯨꯅ ꯂꯩꯔꯤꯕ ꯑꯩꯉꯣꯟꯗ ꯑꯅꯝ ꯀꯜꯂꯕ ꯃꯇꯧꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯗꯤ ꯌꯥꯝ ꯃꯥꯜꯍꯜꯂꯝꯂꯒ ꯃꯃꯥꯏ ꯂꯩꯈꯤꯕ ꯃꯗꯨꯒꯤ ꯃꯇꯧꯗꯨꯗ ꯑꯩꯁꯨ ꯃꯥꯒꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯃꯥꯒꯤ ꯀꯩꯅꯣꯗꯒꯤ ꯃꯥꯒꯤꯅꯦ ꯈꯨꯜꯗꯨꯗꯒꯤ ꯅꯨꯄꯥ 4 ꯀꯣꯏꯒꯦ ꯍꯥꯏꯔꯛꯄꯗꯅꯦ ꯒꯤꯔꯤ ꯇꯛꯂꯛꯄꯗ ꯅꯤꯁꯥ ꯆꯥꯗꯕ ꯌꯥꯝ ꯐꯕ ꯌꯨꯝ ꯄꯥꯟꯕꯗ ꯋꯥꯔꯣꯏꯗꯕ ꯑꯩꯕꯨꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕ ꯀꯣꯏꯇꯛ ꯇꯛꯂꯛꯄ ꯑꯃꯈꯛ ꯈꯜꯂꯒ ꯅꯨꯡꯁꯤꯅꯖꯔꯦ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯦ ꯅꯨꯄꯥꯗꯨꯗ ꯑꯗꯣ ꯑꯩꯅ ꯈꯜꯂꯦ ꯃꯥꯏ ꯃꯃꯥꯡꯗ ꯑꯩꯁꯦ ꯌꯨꯝꯁꯤꯒꯤ ꯑꯐꯕ ꯃꯧ ꯑꯃ ꯑꯣꯏꯔꯒ ꯏꯆꯥ ꯐꯖꯅ ꯃꯇꯤꯛ ꯆꯥꯅ ꯁꯦꯝꯃꯒ ꯃꯇꯤꯛ ꯆꯥꯕ ꯃꯆꯥꯒꯤ ꯃꯃꯥ ꯑꯣꯏꯔꯒ मागी मामांगदा अमतंगदी नुंगाइना हिंगेना होइना होनबियु माने नुसीबामना नुसीबामदा मिराइरंबजे सिजु युम पालाकांदसु दुम सिंगनबा म्याम लेनारिनेबको मान अदुगा अमा खक्तना मा हाय थंगजना 2020 माई चाहीजे आई कया हाइदोइनो खंगद्रेबा माना 2025 तगी आइगे नुपा लेखिद्रे इचागी दमक हिंगली इचा अनि युम पान इचा अनिगा लेमिनारी आई युम पान गे खंदे हाबा माई जे हंदक चाही 2025 ती ओइदोइ मानदेबको खरा कुइबा मालेबको अदो चाही इबदा सोय पोइरमबसु याय होय अदुमपु यामदि फै अदुमाइना लेपिबा वखलोनसि दुक्की मति थागनिङाइनि अदै माथंजिना हाय क्राइम डायरीज सिना पुंगाव ngawhale isaसे ओटी तौरुबै एपिसोड खरा ताहौद्रे अदुबो अमुक लोइना फुगलगा ताजै थमोइसे पेनमनबै कमेन्ट पिरोइगे ngamde नुपा पोक्तबै वारी दु तारुबदै इसादसु पाले खोइजु इचिनाउ नुपी मंगा पोई लास्ट नुपा अमा पोए यामना पिकली इक्वादु हाइबा आहा असेंबगिनि नुपा नुपी ngakta पोकपगी लिरकपदना मसादा पानबना थमोइ पुंगमनदबा अदो इनाउना ओटी तौरुबा कुइद्रगा मुलोइ फुगलगा ताबीबदो नाउ याम नुसिए थागचरे खोइनसु हा अदो मन समाय हाये मपागी सोतोदि मसाना फंफम थोक्तब्राना फंफम थोएबको अदुदो याम अंगांग ओइरिङाइदा ने मपा लैगितबसे मोइना ममाइ मपामदं पुरा चखरानिदना कुइना काइनरबनिना ने मखरा मतोन म्याम जे माइ थोक्पा लैसनरमदना ने युमदो सिदो हाइबजु ngamदबा मोइगी लम्पियोन हाइबजु ngamदबा वानाबनिना अदमाइ तरगा याम मांगे सोतो फंगदना ने याम यावेबा माने अदे अमना हाइ वारी से एंगोंदा याम पाले इपा फत्तबदगी युम कई लोइना लोइरे याम फत्ते इपादो माना सिबा नुमिता मसा ओइबा अइना सारेंग थोंबा चानी रियली प्रॉमिस हाइबा सि चाकपद लोइरा चाकमन बगिनि अदुमपु खितंग फाधरगा खितंग थंधरगा को फाजदबा हाइबति तो हंजनिंगदे अदुगा मथंगदना इचादा हु पिथकपदुदि थमोय यामना काय पिकलिबा कायम खंगद्रिबा अंगांगदुना कया वारमगनि असेंबा वारमगनि अदो मियोइबगिने सि इसाना इसागी पुंसिजे हातोक जरगे मांगहन जरगे लोइसन जरगे ना लेपा बाबजे लोइरा अबने खंदबा ngamद्रबने माने kana afaba achumba ran khangakta ngamdrabane ba aduga mi amtana ne ai isaji sirage na pakpak te khanba ngam banate loira aba dak ta ngam ineba adu isaji thamam doi saruk mazu ma thamam magadi ai je siba ngamoyena ne isaji ju puge na khanbadu neba ha adai mathangda yumban bagi lambi da nupa ikoina gyan tadrabadi nupi amadi isa adu kana matana usipiroi makhoi gi punsi su mangani isagi nupi amadi isabu हेनबा लेतेना खनबियु अंगांग अमा फबदा ममा मपा की ममा मपा की थौदांग यामना चंगी हाइबको याम चुम्मी नाउ ना हाइजको
ꯑꯗꯩ ꯑꯃꯅ ꯍꯥꯏꯔꯦ ꯏꯆꯦꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯦ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯑꯩ ꯏꯁꯥꯗ ꯊꯣꯛꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯁꯦ ꯏꯆꯥꯕꯨ ꯍꯦꯟꯕ ꯂꯟ ꯂꯩꯇꯕꯅꯤ ꯏꯆꯥꯒꯤꯃꯛ ꯈꯜꯂꯒ ꯅꯨꯄꯥ ꯑꯃꯗ ꯑꯃꯨꯛ ꯌꯨꯝ ꯄꯥꯟꯕꯩ ꯊꯕꯛꯁꯦ ꯇꯣꯛꯂꯁꯤ ꯑꯩꯁꯨ ꯆꯩꯊꯦꯡ ꯄꯨꯝꯅꯃꯛ ꯐꯪꯂꯕ ꯏꯆꯥꯒꯤꯗꯃꯛ ꯍꯤꯡꯂꯤ ꯑꯋꯥꯕ ꯃꯌꯥꯝ ꯂꯥꯟꯊꯦꯡꯅꯔꯒ ꯏꯅꯥꯎ ꯂꯥꯟꯊꯦꯡꯅꯈꯤꯁꯤꯀꯣ ꯑꯩꯈꯣꯏ ꯏꯆꯥꯒꯤꯗꯃꯛ ꯍꯤꯡꯃꯤꯟꯅꯈꯤꯁꯤ ꯑꯗꯨꯒ ꯃꯊꯪ ꯀꯃꯦꯟꯁꯤꯅ ꯅꯨꯄꯤꯒꯤ ꯃꯄꯣꯛꯁꯦ ꯄꯥꯞ 19 ꯁꯥꯏ ꯍꯥꯏꯕꯗꯣ ꯆꯨꯝꯃꯦ ꯄꯥꯞ 9 ꯑꯣꯏꯔꯝꯗ꯭ꯔꯦꯀꯣ 19 ꯁꯨꯖꯜꯂꯛꯑꯦ 19 ꯁꯨꯖꯜꯂꯦ ꯑꯗꯩ ꯑꯃꯅ ꯍꯥꯏꯔꯦ ꯏꯆꯦ ꯑꯩꯁꯨ ꯊꯃꯣꯏꯁꯤꯗ ꯋꯥꯅ ꯌꯥꯝ ꯂꯨꯝꯅ ꯄꯨꯗꯨꯅ ꯂꯥꯛꯄ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯀꯅꯥꯒꯤ ꯐꯤꯂꯝꯅꯒ ꯂꯩꯍꯧꯔꯅꯤ ꯑꯝꯇ ꯏꯆꯦꯗ ꯂꯩꯊꯣꯛꯆꯒꯦ ꯏꯅꯥꯎ ꯂꯥꯛꯑꯣ ꯑꯝꯇ ꯐꯖꯅ ꯂꯩꯊꯣꯛꯁꯤ ꯂꯥꯛꯑꯣ ꯏꯅꯥꯎ ꯑꯗꯩ ꯅꯦꯅꯦ ꯑꯩꯈꯣꯏꯁꯨ ꯕꯕꯥꯗꯣ ꯅꯨꯄꯤ ꯑꯃ ꯊꯤꯔꯒ ꯏꯆꯤꯟ ꯏꯅꯥꯎ ꯅꯨꯄꯤ ꯊꯤꯔꯒ ꯂꯩꯈ꯭ꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯅꯨꯄꯤ ꯉꯥꯛꯇ 5ꯅꯤ 이마가 아이가나 쌩꼭 수라가 쌀이 바바나 하나 영악들 신이 후지 좀 라이리바니까 마ям제 이제 아이 따보다 양와이 소로 한번 랩게 따오래 이나우 랩키누 미디 마사다 토이니 이나우 아코이 따민나기지 소로 한번 랩키누고 타모이 양 깐바 따무고 아데만 하이 행나바 란fam다 와바 마사생기 행나바 방갈로 오자리바 이세기 와리세 따키바 미 아마따나디 따닝다바 파우라로이 사나레박 마니푸르시다 따루바 미두나네 따닝드레나 하이바도 티부다 카라디 와라니 하이바 이나오 코이 따민나제 와리 오이나 나타바고 코이 kaino oina thauna loksan bo oina tamina ji ko de manai isiena report lobada boida ibado computer type number da hena thui aidi nga i hai hoi na ai je skut ka je nare numi chupa i bai ko adagi di aman hai ai gi mota di thangai sengna masa leitre pok tui hai bado oiradi aduga wa loisinaraga lairabani haiba oiradi phai madu natana masa mawa lai laina mayum pan banu pi singse yaningde irang pambai khatpai mahai ne poloida maisa phanglaga kapli singdo samagi manungda ani hum khakni khaki wani mayum kona palaga kon bai nu pana luna tawbiba hanai masabu masa dongna khanbi bai base atang bani mane yam somme atang bani kaisu moitwaroi da bane bako dai mathang na hai ise posem jadu ga hai base ta sengna leiba jala sinau sije leiba jan leiba jane ba seng bagi adagi amana hai ise imung se nupa khaktana pubagisu libira o nupiduna aidi nangi nupini punamak nupa nangna taw kudawbani haibagisu libira o lupa ama phau putho yadaba mayamsu yauri sisu summe nupa da loi injan basu yam leiba aidi khangde aidi ude aidi chak thonga cha damni kon khara penga leib yam yawe sisu phatte bako aduna ne ba koina nupa da depend tawroi chi koi ju isagi sentok ama leiji na haijari je angam mateng pangsanaraga nungai minaba haibisina khwai yai phoboi doini loi salak tore ko comment se adu mathangna ai nupi se awaba ngakta ado nupana luna tawba nupi amatana kaidong nungda mapam channing loi nong phadok natana aigi di ima ipa su laitre aduna ipam su laitabaga sap manare ningon na ne ma pa laitra kanda smaina loi heta khanai mapam se project ta tanai bako adai mathangdana ise nupi ai khoi su sel thoktaba sung ya ya de aigi awat pa khudingmak puroibana walhandraju isagi kari mata walhandraju ngasi tarpon walhandraju honagadame haba khoju ngasi tarpon mena lakpada lupa amata thoktaba na mitki pi chinatana ima ipagi mafamda kasana ba kari sulaite thamoi se haifam khangdana soi sengbagin tarpon matamna lakpaje yam nusiba loina ima ipa jening jang nei ko sengbai mitki pi na thamoi sengna katlaji ko inaw man hai nupi haiba se yamna lui kol hongla su maisa hongda su maisa makhal ama adaidi loi lai tung koina samina dawba mi khanba se phare khana chalura su ahong ba nai ra i kire sengna laikai sida aigi imung sida uriba ahong ba imung sida uriba awaba khuding ubada sengna nisada ngaurak pasina imung kayagi awaba oirak ibani nisa haibasi da yu sisu amani yu haiba nisa se thingjinba ngamadi kayam nungaini adubu ngamdi la ngamaroi ko yu thengba sengba ngamaro yu na khoi ge ibung ipa iton ma mangan grabani yu na liver cirrhosis ta dana na dana ngaudana
ꯌꯥꯝ ꯃꯥꯡꯍꯟꯈ꯭ꯔꯦꯀꯣ ꯅꯤꯁꯥ ꯍꯥꯏꯁꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤꯕꯅꯤꯅ ꯌꯥꯝ ꯃꯥꯡꯍꯟꯈ꯭ꯔꯦ ꯅꯦꯅꯦ ꯑꯩꯒꯤ ꯏꯆꯥ ꯑꯃ ꯂꯩꯔꯦ ꯑꯩ ꯅꯨꯄꯥꯗꯣ ꯅꯨꯄꯤ ꯀꯣꯏꯔꯒ ꯏꯃꯥ ꯏꯆꯥ ꯍꯟꯅ ꯌꯦꯡꯗ꯭ꯔꯦ ꯌꯨ ꯉꯥꯎꯔꯒ ꯑꯩ ꯍꯥꯠꯀꯦ na thang paira tanai nupi dui maramda hairuba yade phui ai kidana haidre adubu aina kaim haidasu ai chatkinaba mana naire phure khanabada haure thang pairaga ai hatkena na tanaba masing yame khamnaba ngamdre toimanbadagi ai pamda lae court ta che thare kainaba pamde hanjinasi lanjare amuk hanna tawroi haire khangdre aise hanjinna sira khaina sira wakhal khanpham thoktre नेनेगी मोट अमता पिबिरो हाइबा मागे जे थांग तेन हात के तुके तौबो यावबनिना ने सि कई हाइदोइनो हाइबम खंगदे होय अमुक चलो हाइबसु हाइदि लाइफ तो रिस्क ओइदोइनिना ज्ञान दाना वरी सानारगा खैगी थाजनबा मा थमकांद चटपनदि हेना फगद्रा हेना थमजनिंग दै मथंग युम मामागी दायता लौगदबा नुपाना दायता लौरक्तबदा अवाबा कया मायोक नै नुपीदि इमुंगी मकुप मता मयाम होनाबा अंगांग होनाबदा सेल तानबगी मतम यामना फंगदे अदुबु इसे दायता लौगदबा नुपा माना हन्ना यंगक्त्रे हाइदना इसा yok loidaba nate ai isamak disable oijaragasu isa singidadi mahi masing tamandaba yade haiduna ngamnaba honajai nupagi mateng khaktana hingba isa yokpa ngamoidaba nate karigi pukta taba nusiraba isabu hundoktuna yum pangani isagidamak hingli isa sawaga nungaini khallaga hingadaba yam chummi naw ko nupi ma ama smaina masa ja am nungsijaba maram cha sajat yam sengba yam lei ko yam lei sumba nupi jingje akhoi yam thaga chai ko man che thokliba thodok singse akhoi manipur sidani ko khanbada ta sengna yam kijai awaba khudingmak nupi data adum taina ba se kai gino ise thamoi se pok cha e ai nupi gi mapok se pokning de sengbai ni nupi gi mapok se song pok ek pokning de sengba lang thokhiba ya di lakna lang thokhi dau jan adagidi wangang daba miga laiminabagi awaba sidi nungda siklaga ngangba wa adai punsigi oina asumna isagi damak hingba tabani ise thamoi sida sakpagi wari sidi libagi loiba nairoi kanana su koina adai wakhal hek nungai raktraba x ningsinglaga kapami singse marai bak parabani sai trate ta phaslap ta yum pan kharba ikoidi ima ningsinge ima na thabak mam suwalakpado adum ningjange ima ningjangaga oina kappe aina khallise ima khaktani hai chum sinabu pharabani x ningjangdoi sabudi ima ningjanga kappaduna adaidi ise icha kaina bai mai sakse hakchang sina ut ondri phau kawba ngamde ngamdong mande ningsingba haibase yam wai ye punsida kawba ngamdabase papni ko nusi khraba isagi mama haibado ngasi su nakong sida taduna punsigi lairi haukraba thodok singdo ningsing bada tu chungi isa laklaroi khangna kawba ngamdre athengba kano ahing thenglak laga hena awaba se heli masa kaina ba ama mama tana khangani awaba se ise aise kayamuk pap chelabano khangde inaw pap chen bagi nate ko laibakta tamambani sorna ko admaina khangdok minaji ko inaw seng bagi di nganna masa kaina gibaje yam sak pajane mama pa masa jingna nganna mama pa kaina bagi mai chaka samana yeba amana mu hai ko nusiba kaina ba kawde loina hainai nusiba amabu yam wana migi matenga lauraga nusi phongdok luraga yabi raktaba yamna ikai jakhi mak posu punsida kawba ngamdana sum lehore tam nusi asiju ko hai roga yaraktaba ju nusiba kaina bagumbani aina di nusi jari ne ba ko ado phare ngasi gidi comment se paba loisenjare aduga kano aroi bada kamel am khak haijage ba ko kamel am khak taina om khakna hangbire ba ko gi se oida kano lobase mateng lobase khoida laga waka thangatpa crime solve to ba haitare ne sije paisa lobra haiba aduga kano koi Facebook ta ina om khak makubong na yam ole khotle ana hapkala i adai se hoiga ta nau haibada paisa sangam gani paisa leite hairi haiba ko sigi matang da ina hajaningi je sije asuk sangba sahi je khoigi khoina ne che thariba kholiba mayam je lap tharakpani na ne kakching da sunu da moirang da khoina lai mayam je khoi chaka dai mateng ambo phangba na tabani na ne khoina loi puthoga che thaba khotpa je ngamde ba ko adai member mayam je matam ju loi mangna ba adai khoigi imungi chawkha tawrang ju honau da ba
ꯑꯗꯨ ꯁꯤꯒꯤ ꯅꯣꯡꯃꯅ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯍꯥꯠꯂꯝꯃꯦ ꯅꯣꯡꯃꯅ ꯑꯗꯨꯗ ꯔꯦꯞꯀꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯦ ꯑꯁ ꯅꯣꯡꯃꯅ ꯍꯣꯇꯦꯜ ꯗ꯭ꯔꯥꯏꯕ ꯅꯣꯡꯃꯅ ꯔꯦꯁꯇꯨꯔꯦꯟ ꯗ꯭ꯔꯥꯏꯕ ꯅꯣꯡꯃꯅ ꯐꯪꯁꯟ ꯑꯗꯨꯝꯕ ꯃꯌꯥꯝꯁꯦ ꯑꯗꯩ ꯑꯣꯐꯤꯁꯇ ꯋꯥꯌꯦꯜ ꯕꯤꯆꯥꯔꯁꯦ ꯃꯇꯝꯁꯤꯁꯨ ꯂꯣꯏ ꯃꯥꯡꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅꯅꯦ ꯏꯁꯥꯒꯤ ꯌꯥꯝ ꯈꯨꯟꯕ ꯃꯤ ꯑꯣꯏꯔꯗꯤꯀꯣ ꯏꯁꯥꯒꯤ ꯂꯥꯛꯐꯝ ꯂꯝꯕꯤ ꯑꯃ ꯂꯩꯖꯔꯗꯤ ꯁꯤꯗꯩꯒ ꯄꯨꯊꯣꯛꯑꯒꯅꯦ ꯂꯨꯄꯥ ꯑꯃ ꯂꯧꯗꯅ ꯑꯩꯈꯣꯏ ꯇꯧꯅꯤꯡꯉꯦꯕ ꯑꯗꯨ ꯊꯥꯎ ꯇꯦꯟ ꯍꯥꯞꯅꯕ ꯈꯣꯠꯅꯕ ꯆꯦ ꯊꯥ ꯆꯠꯄꯒꯤ ꯑꯗꯨꯝꯕ ꯑꯗꯩ ꯃꯦꯝꯕꯔ ꯃꯌꯥꯝꯁꯦ ꯃꯇꯝꯁꯦ ꯂꯣꯏ ꯃꯥꯡꯅꯔꯛꯄꯅꯤꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯨꯡꯉꯥꯏꯕ ꯃꯤ ꯀꯅꯥꯅꯗꯤ ꯁꯨꯝꯕ ꯊꯕꯛꯁꯦ ꯊꯣꯛꯄꯤꯔꯛꯇꯦꯕ ꯏꯃꯨꯡ ꯂꯣꯏ ꯄꯨꯅꯕꯅꯤꯅ ꯃꯇꯝ ꯃꯥꯡꯅꯅꯦ ꯃꯦꯝꯕꯔ ꯃꯌꯥꯝꯁꯦ ꯍꯌꯦꯡꯗꯤ ꯄꯨꯡ ꯑꯗꯨꯗ ꯆꯠꯁꯦꯅ ꯑꯗꯩ ꯄꯨꯡ 9ꯗ 10ꯗꯒ ꯍꯟꯕꯅꯤꯅꯅꯦ ꯑꯩꯈꯣꯏꯁꯨ ꯏꯀꯥꯏꯁꯜꯂꯛꯑꯦꯕ ꯑꯗꯨꯅ ꯇꯣꯂꯣꯞ ꯃꯆꯥ ꯑꯃꯃꯝꯗꯤ ꯈꯤꯇꯪ ꯃꯥꯒꯤ ꯍꯟꯖꯟꯈꯤꯕꯗ ꯏꯟꯖꯥꯡ ꯅꯥꯄꯤꯗ ꯑꯣꯏꯁꯨ ꯂꯩꯅꯕ ꯑꯗꯩ ꯃꯦꯝꯕꯔ ꯃꯌꯥꯝꯗꯣ ꯃꯌꯨꯝꯗꯩ ꯒꯥꯔꯤ ꯃꯆꯥ ꯊꯣꯛꯂꯛꯄ ꯑꯣꯛꯇꯣ ꯊꯣꯛꯂꯛꯄ ꯌꯥꯎꯔꯤ ꯑꯗꯨꯒꯤ ꯚꯔꯥ ꯑꯣꯏꯅꯕ ꯑꯗꯩ ꯑꯩꯁꯦ ꯃꯌꯥꯝꯒꯤ ꯊꯕꯛꯅꯤ ꯊꯥꯎ ꯄꯦꯇ꯭ꯔꯣꯜ ꯅꯪ ꯐ꯭ꯔꯤꯗ ꯍꯥꯞꯄꯧ ꯑꯩ ꯑꯣꯛꯇꯣ ꯅꯪ ꯇꯣꯡꯉꯤꯁꯦ ꯑꯩ ꯃꯌꯥꯝꯒꯤ ꯊꯕꯛ ꯆꯠꯇꯣꯏꯅꯤ ꯑꯩ ꯚꯔꯥ ꯂꯧꯒꯅꯨ ꯍꯥꯏꯔꯨꯕꯗꯤ ꯌꯥꯄꯣꯟꯇꯦꯕ ꯑꯗꯩ ꯆꯠꯄꯗ ꯐꯤꯔꯣꯜ ꯁꯦꯠꯇ ꯆꯥꯗ ꯌꯥꯗꯦꯀꯣ ꯑꯗꯨꯝꯕ ꯃꯌꯥꯝꯁꯤꯒꯤꯅꯦ ꯑꯩꯈꯣꯏꯅ khitang tolop 사제이바 멤버진들이 꾸이나 타박지 따라와버니나 누나 khitang 모이나 안감버나 피라미 ngamdabana aidi kaim laijade ise bara nganu yolaga phanek yolaga laksabani habjo khoi do mateng pang ngasi chahi 35 bokdane aina ne thabak tawjarapada paisa piba ngamdabadi robitana thabak tawde haiba mi ama khatang puthokpiro piba ngamdabai sum am tawi lupa am lawdaba khoi aina oina ne hangibai bara yawde na ngodi puthok pi gibju ade kana gumba khitang nungai ai phabana ne akoida matung mayamgi mateng pangba ngamnaba onai sanje hingnabana mayam sauna khatpirambasu yawe adagi hanjannagi ba yanaraga aduda nupa mayumna adum angamba kha thada jaramba onai sanje mayamgi tawbirine na adai mu hanjannagi ba khotpa ya sanabana yambani ada yanadadana mai magi maintenance kai piraga adai cien bagi launadaba mai convention ga pira loi sanaba thamda admaina ga su khara yawe ajaga se adum chauna adum pangpirambaga yawe admain tawbai wani edu paisa pi ngamdradi ateng pang de haba leite ang pang ngamdabasu mayam lai adai khara angambasu lai sidi mayam gi thabakni manting naruba adu ada nate adu kana gumbana sidane khoidaga khoigi senda lambi oina ubaga yawe adu aingonda yam thamoi kaibasi yam adune adugane sigi thabakse sentan bagi damak oiramadi ai sung tawra adumaina ne ainaga ne paisa je yam pamba paisa jida kaino tawbo oiramadi ai sukuina sangna thabak tawbo su ngamoi aduga aina se phong ga ithoktana de crime diaries ko sumai phammi se ai ngamoi ba akoina ne khoigi yam seng seng na thabak tawjabaduna sije seng ba je loi ngamine ba aduga loi khangbigi nupi mayum nupa mayum nupa mayum ju yam phare sumaina matam chang dana loi sanbi bana dai nupi mayum ju loina harau rau penaraga ne hanagi pangaktani adum baga je akoina paisa gi oin khalladi amana ai hoi amana ai pichala loksala paisa piro tawbi ga adumai putok toradi kuiju kuiroi ya ju yaroi ko adu yam sengna phajana sidi akoina kaigumba mayamjigi hingbagi pokpagi thabakar tawjaramina sigibada aigi mafam am leja haunabako aina polum ma thangala lakpado thangdare na khanjanabagi tawbagi wanebako aduga matam yam mangra jani sathina matam mangi tanaba laiba mayam adai suggestion lawra iba phone da si paisa lawba nate ko matam mangbane hen gra jani ko yam thina mang hogra jane bako adagi muksune kaino je khoigi kaino mayam je sugumba mayam sida khoida thabak tawbase yamna waibako aduna mayamna adagi kaino je manipur ge ek manungda leiba khoigi ai nupa ga saunara mapam da sai manga tara leiraba macha niung ga yam wana yokpa ga yam yawi ko hak phangdaba adumba mayam do akhoi ne lakpiu nanau ai nanai ai leijari akhoi gi onai sa leijari angamba pangjage paisa leitre di mateng lobam leite na khanbi ganu akhoi angamba dum pangjage ko pi bangam da bagi ni mateng pangde haba leite ko angam ngambani sidi mayam gi ni paisa gi nate ko angamba na khara piram bani thauten hapna ba adu gi wani sikatani aine am thamoi sengna haijaning bo wafam je sikatang ni ko sina matang ji dai ngasi gi dis loi sanjak yam ngai je habadi ozagi akhoi gi achumba wakholun ke amasu thambiri aduga crime diary si kamaina hoina pukhalakhi bano amadi crime diary si dai khoina mayamna khanna bada akhoi gi lana pukhiba adagi khanghodana khangdana hek haigiba ke amasu yawdaba natte adu mayam du segdokmina si mayam si aphaba wakhalonda loimak sagat panina hauje ozana chalaijari ba akhoi gi home amadi ozana pairiba crime sing akhoi gi haibadi negotiate tonariba sisu afaba wakhalonda ngakta tolokpanina mayam afaba miyeng du thaminasi haina thamjage aduga ngasigi
कुंथ्रा सुबा अखोगी एपिसोड येंबिरिबसिंगबुसु अमुक हन्ना थागचरी लोइनना इपो मीडिया सीरीज नाइन पुथोक्चरिबा क्राइम डायरीज हौजिक्ति वेडनेसडे अमदि सैटरडे एवरी वेडनेसडे सैटरडे मयाम गाइबियु मयाम येंबियु अमदि मयामगी खननेनबा वखलोन कयामा फीडबैक सजेशंस मयाम अम थंबिरउ लोइनना सब्सक्राइबर अमदि व्यूअर्स कयामा हेंगतलगा मणिपुर गी नुक एंड कॉर्नर दा अखोगी इपो मीडिया पुथोक्चरिबा क्राइम डायरीज सी मयाम पुलमक पुमनमक खंगमिनसी कानमिनसी अमदि चौखटमिनसी हाइना थमजरगा ngasi go ni 93 suba episode yengbiribasingdagi kainanaba yathang nizari pinabireси